Alpesa number one tale me. Natro Alpes. Tabro Alpes. Tại sao? Okay. Saya Thajagram ne kan wada link share da. Good evening, sir. Nilakanta. Yes sir. Ay call tawag tawag kan wada. I mute thamle me. ꯑꯁ Tay ngang gì đấy. ꯑꯩꯗꯤ ꯇꯥꯗꯦꯗ ꯁꯥꯔ ꯑꯃꯨꯛꯀ ꯆꯪꯉꯛꯏꯅꯦ I mute thamle me. Na leju. ꯐꯖꯔꯤ Fazari ju. Nilakanta nangi dam thado nangi live to nangi dam thado. Ya sir share tawag hꯧji. Tawri Okay. adu loiraga amuk sir bro pari do ma issue laiba male magi amta call off tawag tawri. Pari si leju di. Ang kanano mo akhoi thadarakpa male issue laina. Pari mai tay si leju di. Oh oh Raskanta wera male Raskanta dai call ta tawag. Piba. Rajkanta pari na tro. Ay gyan tadre. Yaman na. Mane pari amana piba haba amna pari haba sir. Bamkin Chandra kaino camera on to ro kaino. Sunil kaino camera on to biro. Alpes kaino camera on to ro kaino. Eh.
ꯑꯩ ꯃꯐꯝ ꯆꯥꯔꯒ ꯇꯧꯔꯛꯑꯒꯦ ꯃꯤꯅꯤꯠ ꯀꯅꯥꯅꯣ ꯃꯉꯥꯃꯨꯛꯇꯪ ꯃꯐꯝ ꯆꯥꯔ ꯉꯥꯏꯕꯤꯌꯨ ꯇꯧꯗꯣꯏꯁꯦ? ꯀꯅꯥꯅꯣ ꯃꯐꯝ ꯆꯥꯔ ꯇꯧꯗꯣꯏꯁꯦ? ꯑꯩ ꯃꯤꯅꯤꯠ ꯑꯣ ꯃꯉꯥꯃꯨꯛꯇꯪ ꯑꯣꯀꯦ ꯀꯩꯝ ꯇꯧꯔꯒꯦ ꯀꯥꯏꯗꯦ. ꯃꯐꯝ ꯂꯣꯏ ꯆꯥꯍꯜꯂꯨ, ꯃꯐꯝ ꯂꯣꯏ ꯆꯥꯍꯜꯂꯨ. ꯉꯁꯥꯏ ꯃꯐꯝ ꯆꯥꯍꯜꯂꯨ ꯌꯥꯗ꯭ꯔꯣ? ꯑꯣꯀꯦ. ꯉꯥꯏꯌꯣꯀꯣ. ꯑꯣꯀꯦ. ꯌꯥꯔꯦ. ꯄꯤꯕꯥ. ꯀꯩꯅꯣ ꯊꯦꯡꯉꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯅꯣꯏ ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯩꯅꯣ ꯀꯩꯝ ꯇꯧꯔꯦ. ꯕꯠ ꯑꯦꯅꯤꯋꯦ, ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ. ꯅꯍꯥꯟꯒꯤ ꯀꯣꯔꯁꯇꯨ ꯇꯥꯛꯁ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯗꯕ ꯃꯤꯁꯨ ꯌꯥꯝ ꯌꯥꯎꯋꯦ. ꯑꯩꯅ ꯍꯧꯖꯤꯛ ꯍꯪꯉꯛꯇꯣꯏꯁꯦ ꯅꯍꯥꯟꯒꯤ ꯀꯣꯔꯁꯇꯨꯗ ꯀꯅꯥ ꯒ꯭ꯌꯥꯟ ꯀꯔꯤ ꯇꯥꯏ, ꯀꯅꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯌꯥꯎꯔꯤ ꯐꯥꯔꯁ ꯁ꯭ꯇꯦꯞꯇ? ꯉꯥꯏꯈꯣ, ꯑꯩ ꯂꯥꯏꯠꯁꯦ ꯉꯥꯏꯈꯣ. ꯑꯣꯀꯦ, ꯖꯁ ꯒꯤቭ ꯃꯤ ꯑ ꯁꯦꯀꯦꯟड. ꯂꯪꯈꯠꯇ꯭ꯔꯕ? ꯑꯣꯀꯦ, ꯌꯥꯔꯦ. ꯅꯍꯥꯟꯒꯤ ꯀꯣꯔꯁꯇ ꯁꯦꯡꯅ ꯍꯥꯏꯔꯨꯔꯒ ꯅꯍꯥꯟꯒꯤ ꯀꯣꯔꯁꯇ ꯑꯩ ꯀꯣꯏꯁꯟ ꯍꯪꯉꯛꯀꯗꯣꯏꯅꯦ ꯉꯁꯤꯒꯤ ꯇꯥꯛꯄ ꯍꯧꯗ꯭ꯔꯤꯀꯥꯟꯗ. ꯅꯍꯥꯟꯒꯤ ꯀꯣꯔꯁꯇ ꯀꯅꯥ ꯀꯔꯤ ꯐꯖꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯍꯧꯔꯦ? ꯍꯣꯏ, ꯅꯣꯏꯒꯤ ꯚꯤꯗꯤꯑꯣꯗꯤ ꯑꯩ ꯌꯦꯡꯉꯦ. ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯍꯧꯖꯤꯛ ꯐꯥꯎꯗ ꯇꯁꯦꯡꯅ ꯀꯅꯥ ꯒ꯭ꯌꯥꯟ ꯇꯥꯔꯦ, ꯀꯅꯥ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯗ꯭ꯔꯤ? ꯅꯈꯨꯠ ꯊꯥꯡꯒꯠꯂꯨ, ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ ꯃꯤꯁꯤꯡ ꯅꯈꯨꯠ ꯊꯥꯡꯒꯠꯂꯨ. ꯂꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ? ꯑꯣꯀꯦ. ꯄꯤꯕꯥ, ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ. ꯅꯪ ꯀꯣꯔꯁ ꯌꯦꯡꯕ꯭ꯔꯥ ꯌꯦꯡꯗꯕ꯭ꯔꯥ? ꯄꯤꯕꯥ, ꯇꯥꯕ꯭ꯔꯣ ꯑꯩ ꯍꯥꯏꯁꯦ? ꯅꯤꯂꯀꯥꯟꯇ, ꯄꯤꯕꯥꯒꯤꯁꯦ ꯑꯝꯇ ꯁꯝꯃꯣ. ꯌꯥꯝ ꯏꯁꯨ ꯂꯩꯁꯤ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯄꯤꯕꯥ, ꯅꯪ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯕ꯭ꯔꯣ ꯇꯥꯗꯕ꯭ꯔꯣ? ꯀꯦꯟ ꯌꯨ ꯍꯤꯌꯔ ꯃꯥꯏ ꯚꯣꯏꯁ? ꯌꯥꯔꯦ. ꯇꯥꯔꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯅꯨꯡꯉꯥꯏ. ꯇꯥꯔꯕꯣ ꯑꯩꯅ ꯍꯥꯏ ꯄꯣꯠꯁꯦ ꯅꯉꯣꯟꯗ? ꯑꯧ, ꯇꯥꯔꯦ. ꯅꯪ ꯀꯣꯔꯁ ꯌꯦꯡꯕ꯭ꯔꯣ ꯌꯦꯡꯗꯕ꯭ꯔꯣ? ꯀꯣꯔꯁꯁꯦ ꯑꯩ ꯕꯤ ꯑꯣꯅꯦꯁ, ꯌꯦꯡꯗꯤ ꯌꯦꯡꯉꯦ ꯁꯥꯔ. ꯕꯤ ꯑꯣꯅꯦꯁ. ꯌꯦꯡꯉꯦ ꯁꯥꯔ, ꯌꯦꯡꯉꯦ. ꯌꯦꯡꯉꯤꯗꯨꯗ ꯀꯩꯅꯣ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯁꯦ ꯍꯥꯏꯔꯛꯑꯣ. ꯌꯦꯡꯕ ꯃꯄꯥ, ꯀꯔꯝꯕ ꯃꯄꯥꯗ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗꯒꯦ? ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ. ꯑꯩꯉꯣꯟꯗ ꯍꯪꯉꯛꯑꯣ ꯑꯗꯨ ꯀꯣꯏꯁꯟꯗꯣ. ꯑꯩ ꯅꯉꯣꯟꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯀꯦ. ꯀꯔꯝꯕ ꯇꯣꯄꯤꯛꯇ ꯌꯦꯡꯕꯁꯦ ꯅꯪ ꯁꯥꯔ ꯒ꯭ꯌꯥꯟ ꯑꯩ ꯇꯥꯒꯦ? ꯇꯣꯄꯤꯛꯇꯣ ꯍꯥꯏꯔꯛꯑꯣ. ꯁꯝꯖꯜꯂ ꯌꯦꯡꯒꯤꯕꯅꯦ ꯁꯥꯔ. ꯀꯩꯒꯤꯅꯣ ꯅꯪ ꯁꯝꯖꯜꯂ ꯌꯦꯡꯉꯤꯁꯦ? ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯖꯗꯦ. ꯀꯩꯒꯤꯅꯣ ꯅꯪ ꯁꯝꯖꯜꯂ ꯌꯦꯡꯉꯤꯁꯦ? ꯑꯝꯇ ꯍꯥꯏꯔꯛꯑꯣ. ꯑꯩ ꯁꯥꯔ ꯀꯩꯅꯣ ꯇꯧꯕ, ꯑꯩꯅ ꯇꯞꯅ ꯌꯦꯡꯉꯒꯦꯅꯀꯣ, ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯁꯝꯖꯜꯂ ꯌꯦꯡꯒꯤꯕꯅꯦ. ꯑꯩ ꯉꯁꯤ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯪꯒꯦ. ꯍꯣꯏ. ꯅꯪ ꯒ꯭ꯔꯣ ꯇꯧꯅꯤꯡꯕ ꯇꯧꯅꯤꯡꯗꯕ꯭ꯔꯥ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ. ꯒ꯭ꯔꯣ ꯇꯧꯅꯤꯡꯕ꯭ꯔꯥ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ. ꯒ꯭ꯔꯣ ꯍꯣꯏ, ꯒ꯭ꯔꯣ ꯇꯧꯅꯤꯡꯕ, ꯏꯚꯣꯜꯞ ꯇꯧꯅꯤꯡꯗꯕ꯭ꯔꯥ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ. ꯇꯧꯅꯤꯡꯉꯦ ꯁꯥꯔ. ꯇꯧꯅꯤꯡ ꯇꯥꯔꯗꯤ ꯀꯩꯒꯤꯅꯣ ꯅꯪ ꯀꯣꯔꯁ ꯄꯤꯔꯤ ꯄꯣꯠꯇꯨ, ꯀꯣꯔꯁꯇꯨ ꯌꯦꯡꯗ꯭ꯔꯤꯗꯨ ꯀꯩꯒꯤꯅꯣ? ꯍꯣꯏ. ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦꯀꯣ. ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯝ ꯆꯠꯄ, ꯐꯤꯖꯤꯛꯁ ꯇꯝ ꯆꯠꯄ, ꯀꯦꯃꯦꯁꯇ꯭ꯔꯤ ꯇꯝ ꯆꯠꯄꯗꯨ ꯅꯠꯇꯦ. ꯁꯤ ꯄ꯭ꯔꯣꯐꯦꯁꯅꯦꯂꯤꯖꯝꯅꯤ. ꯅꯁꯥꯒꯤ ꯅꯪꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯂꯤꯖꯝꯗꯨ ꯅꯁꯥꯅ ꯃꯁꯛ ꯈꯪꯉꯣ. ꯇꯥꯛꯏ ꯄꯣꯠꯇꯨ ꯅꯁꯥꯅ ꯐꯖꯅ ꯀ꯭ꯂꯤꯌꯥꯔ ꯑꯥꯎꯠ ꯑꯣꯏꯅꯕ ꯇꯝꯃꯨ. ꯑꯩꯅ ꯍꯥꯏꯁꯦ ꯁꯤ ꯃꯇꯥꯡꯗ ꯑꯩ ꯍꯟꯖꯤꯟ ꯍꯥꯏꯅ ꯄꯥꯝꯗꯦ. ꯅꯪ ꯅꯁꯥꯅ ꯑꯗꯨ ꯇꯝꯗ꯭ꯔꯒ
ꯍꯌꯦꯡ ꯃꯌꯥꯝꯅ ꯂꯣꯏ ꯒ꯭ꯔꯣ ꯇꯧꯔ ꯅꯪ ꯒ꯭ꯔꯣ ꯇꯧꯍꯧꯗ꯭ꯔꯒ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯅꯪꯉꯣꯟꯗ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯍꯟꯕ ꯑꯗꯒꯤ ꯑꯦꯟꯖꯥꯏꯇꯤ ꯋꯥꯡꯍꯟꯕꯗꯒꯤꯗꯤ ꯅꯪ ꯏꯟꯚꯣꯜꯕ ꯑꯣꯏꯅꯤꯡꯗꯕ ꯄꯣꯠꯇꯣ ꯂꯥꯛꯀꯅꯤ ꯅꯁꯥꯅ ꯈꯪꯖꯔꯣ ꯁꯤ ꯄꯣꯠꯁꯦ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ Oh, sir, tay. ꯑꯦꯛꯇꯤꯚ ꯑꯣꯏꯁꯦ ꯑꯩꯉꯣꯟꯗ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯕ ꯅꯠꯇꯕ ꯑꯦꯛꯇꯤꯚ ꯑꯣꯏꯌꯨ ꯐꯖꯅ ꯑꯦꯛꯇꯤꯚ ꯑꯣꯏꯌꯨ ꯕꯠ Oh, ꯑꯦꯅꯤꯋꯦ ꯅꯨꯡꯁꯤꯕ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯅꯨꯡꯁꯤꯕ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯇꯥꯏ ꯁꯔ ꯀꯩꯀꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯇꯥꯕꯁꯦ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯗ ꯀꯩꯀꯩ ꯌꯥꯎꯏ ꯑꯗꯒꯤ ꯀꯩꯀꯩ ꯂꯝꯕꯤꯗ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯌꯥꯎꯏ ꯑꯗꯒꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯈꯣꯠꯀꯅꯤ ꯁꯥꯔꯅ ꯍꯥꯏꯐꯦꯠ ꯇꯥꯛꯄꯤꯕꯗ ꯑꯗꯨꯝ ꯑꯟꯗꯔꯁꯇꯦꯟ ꯇꯧꯋꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯃꯥꯔꯀꯦꯇꯤꯡꯁꯦ ꯀꯩꯅꯣ ꯍꯥꯏꯔꯣ ꯁꯥꯔ ꯏꯟꯐ꯭ꯂꯨꯌꯦꯟꯁꯤꯡ ꯃꯥꯔꯀꯦꯇꯤꯡ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯑꯩꯅ ꯅꯠꯇꯕ ꯑꯐꯥꯎꯕ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯂꯩꯔꯤ ꯁꯥꯔ ꯁꯤꯁꯦ ꯁꯤꯖꯤꯟꯅꯔꯒ ꯑꯩꯒꯤ ꯄꯣꯠ ꯑꯩꯒꯤ ꯕ꯭ꯔꯥꯟ ꯅꯠꯇ꯭ꯔꯒ ꯁꯣꯔꯤ ꯑꯩꯒꯤ ꯄ꯭ꯔꯗꯛ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯁꯥꯔꯚꯤꯁꯇꯣ ꯄ꯭ꯔꯣꯃꯣꯠ ꯇꯧꯍꯜꯂꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯅꯣꯏꯀꯥꯟꯗ ꯔꯦꯀꯣꯔꯗꯤꯡ ꯇꯧ ꯂꯣꯏꯅꯃꯛ ꯑꯦꯕ ꯁꯥꯔ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯒꯤ ꯌꯥꯔꯦ ꯑꯃꯨꯛ ꯅꯪ ꯌꯦꯡꯕ꯭ꯔꯥ ꯌꯦꯡꯗꯕ꯭ꯔꯥ ꯌꯦꯡꯉꯦ ꯁꯥꯔ ꯑꯩ ꯅꯣꯏ ꯃꯌꯥꯝꯗ ꯉꯥꯏꯈꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯉꯣꯁꯦ ꯀꯅꯥꯅꯣ ꯑꯩ ꯑꯉꯣꯁꯦ ꯀꯅꯥꯅꯣ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯀꯦ ꯑꯉꯣꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤꯅ ꯊꯧꯅꯥ ꯂꯩꯕ ꯅꯨꯄꯥꯅꯦ ꯃꯥꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯋꯥꯈꯜ ꯈꯜꯂ ꯂꯩꯅꯦ ꯑꯉꯣꯗꯤ ꯃꯥꯅ ꯀꯩꯅꯣ ꯇꯧꯕ ꯉꯝꯖꯗ ꯇꯥꯔꯁꯨ ꯃꯥꯅ ꯃꯁꯥꯅ ꯄꯥꯡꯊꯣꯛꯑꯒ ꯃꯁꯥꯅ ꯑꯩꯉꯣꯟꯗ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯊꯥꯔꯛꯏꯅꯦ ꯃꯥꯅ ꯑꯔꯟ ꯇꯧꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯣꯟꯂꯥꯏꯟꯗꯒꯤ ꯃꯁꯥꯅ ꯍꯣꯠꯅꯖꯔꯒ ꯃꯁꯥꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯕꯨ ꯂꯩ ꯃꯁꯥꯅ ꯍꯣꯠꯅꯔꯒ ꯃꯁꯥꯅ ꯁꯤ ꯐꯤꯕꯝꯁꯦ ꯌꯧꯔꯛꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯅꯣꯏ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯉꯣꯗꯒꯤ ꯏꯟꯁꯄꯤꯔꯦꯁꯟꯁꯦ ꯁꯤꯁꯦ ꯅꯣꯏ ꯅꯁꯥꯅ ꯍꯥꯟꯅ ꯇꯝꯖꯧ ꯅꯁꯥꯅ ꯃꯥꯅ ꯇꯧꯕ ꯉꯝ ꯇꯥꯔꯗꯤ ꯅꯣꯏ ꯃꯌꯥꯝꯁꯦ ꯀꯩꯗꯧꯕꯩ ꯇꯧꯕ ꯉꯝꯃꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯩꯅ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯁꯤ ꯍꯥꯟꯅ ꯚꯥꯞ ꯇꯧ ꯑꯉꯣ ꯍꯥꯏꯔꯣ ꯅꯪ ꯌꯦꯡꯕ꯭ꯔꯥ ꯌꯦꯡꯗꯕ ꯀꯣꯔꯁꯇꯣ ꯁꯥꯔ ꯌꯦꯡꯉꯦ ꯁꯥꯔ ꯀꯩꯀꯩ ꯈꯪꯉꯦ ꯀꯣꯔꯁꯇꯨ ꯀꯩꯀꯩ ꯈꯪꯍꯧꯔꯦ ꯁꯥꯔ ꯑꯩꯅ ꯍꯥꯟꯅ ꯈꯪꯉꯝꯗꯕꯀꯣ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯍꯥꯏꯔꯒ ꯑꯗꯨꯝ ꯈꯪꯉꯒꯁꯨ ꯃꯤꯅ ꯐꯦꯛꯅꯤ ꯈꯔ ꯍꯥꯏ ꯏꯁꯀꯦꯝꯅꯦ ꯈꯔ ꯑꯗꯨꯒꯨꯝꯕ ꯈꯔ ꯈꯪꯉꯝꯕꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯪꯉꯝꯗꯕ ꯀꯌꯥꯗꯣ ꯂꯩꯔꯝꯃꯣꯏ ꯈꯟꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯂꯩꯔꯝꯕꯗꯣ ꯑꯗꯨꯝ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯀꯟꯇꯦꯟꯒꯁꯨ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯔꯝꯃꯦꯕ ꯌꯥ ꯑꯗꯨꯝ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯦ ꯑꯃ ꯑꯣꯇꯣꯃꯦꯁꯟꯒꯨꯝꯕ ꯑꯗꯒꯤ ꯌꯥ ꯆꯥꯠ ꯕꯣꯠꯀꯨꯝꯕꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯈꯪꯉꯝꯗꯦꯕ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯥꯔ ꯈꯪꯉꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯃꯊꯪ ꯃꯊꯪ ꯂꯣꯏ ꯈꯪꯒꯅꯤ ꯀꯩꯗꯧꯔꯒꯦ ꯈꯥꯡꯕ ꯀꯜꯂꯨ ꯌꯥꯔꯦ ꯑꯃꯨꯛꯇ ꯂꯣꯏ ꯈꯪꯍꯟꯕꯗꯤ ꯑꯃꯨꯛꯇ ꯂꯣꯏ ꯄꯨꯂꯞ ꯈꯪꯍꯟꯕꯗꯤ ꯌꯥꯄꯣꯠꯇꯦ ꯑꯩꯅ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯁꯨ ꯕꯤꯖꯤꯅꯦꯁ ꯀꯃꯥꯏꯅ ꯑꯗꯒꯤ ꯇꯧꯔꯤꯒꯦ ꯕꯤꯖꯤꯅꯦꯁ ꯑꯃꯨꯛ ꯑꯩ ꯉꯥꯏꯍꯥꯛ ꯍꯪꯒꯦ ꯕꯤꯖꯤꯅꯦꯁ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯥꯔ ꯒ꯭ꯌꯥꯟ ꯇꯥꯔꯤꯕ ꯀꯣꯔꯁꯁꯤꯡꯗꯣ ꯀꯟꯖꯨꯝ ꯇꯧꯕꯁꯤꯡ ꯀꯃꯥꯏꯅ ꯂꯩꯒꯦ ꯌꯥꯝ ꯐꯖꯅ ꯀꯟꯁꯦꯞ ꯀꯩꯗꯣ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯔꯦ ꯑꯩꯅ ꯅꯪꯒꯤ ꯌꯥꯝꯅ ꯑꯍꯥꯟꯕ ꯂꯥꯛꯄꯗ ꯅꯪꯒꯤꯁꯨ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯅꯪꯁꯨ ꯑꯦꯅꯔꯖꯤ ꯋꯥꯡ ꯍꯥꯏ ꯑꯦꯅꯔꯖꯤ ꯄꯔꯁꯟ ꯃꯥꯜꯂꯦ ꯅꯪꯁꯨ ꯑꯩꯅ ꯑꯥꯏ ꯂꯥꯏꯛ ꯏꯠ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯑꯗꯨ ꯀꯩꯅꯣꯒꯨꯝꯕ ꯄꯥꯝꯕ ꯕꯤꯁꯣꯔꯖꯤꯠꯀꯨꯝꯕ ꯔꯤꯁꯤꯔꯥꯖꯀꯨꯝꯕ ꯑꯦꯅꯔꯖꯤ ꯋꯥꯡꯕ ꯀꯥꯡꯕꯨꯅꯦꯕ ꯂꯟꯆꯦꯟꯕꯒꯨꯝꯕ ꯇꯨꯔꯖꯤꯠꯀꯨꯝꯕ ꯇꯨꯔꯖꯤꯠꯁꯨ ꯐꯨꯜ ꯑꯦꯅꯔꯖꯤꯅꯤ ꯀꯩꯅꯣ ꯐꯥꯏꯌꯔꯅꯦ ꯐꯥꯏꯌꯔ ꯂꯣꯏꯅꯃꯛ ꯐꯥꯏꯌꯔꯅꯤꯀꯣ ꯂꯣꯏꯅꯃꯛ ꯐꯥꯏꯌꯔꯅꯤ ꯕꯠ ꯑꯦꯅꯤꯋꯦ ꯉꯁꯤ ꯑꯩꯅ ꯄꯤꯗꯣꯏꯁꯦ ꯉꯁꯤ ꯄꯣꯠꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠꯅꯦ ꯍꯥꯏꯇꯥꯔꯦ ꯄꯤꯕꯥ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯉꯁꯤ ꯌꯥꯝ ꯊꯤꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠꯅꯦ ꯀꯩꯒꯨꯝꯕ ꯄꯩꯁꯥ ꯇꯥꯟꯒꯦ ꯕ꯭ꯔꯣꯛ ꯆꯠꯂꯦ ꯍꯥꯏ ꯇꯥꯔꯗꯤ ꯄꯩꯁꯥ ꯇꯥꯟ ꯉꯝꯗꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯨꯟꯅ ꯇꯥꯔꯣ ꯕ꯭ꯔꯣꯛ ꯆꯠꯇꯅꯕ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯔꯣꯕꯔꯠ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ Tay, sir. ꯁꯣ ꯑꯩ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯀꯣꯏꯁꯟ ꯑꯃ ꯍꯪꯒꯦꯕ ꯅꯣꯏ ꯃꯌꯥꯝꯗ 3 monthsꯇ 1 lakh ꯍꯥꯏꯁꯦ ꯌꯥꯝꯃꯦꯅ ꯈꯟꯕ꯭ꯔꯥ ꯌꯥꯝꯗꯦꯅ ꯈꯟꯕ꯭ꯔꯥ ꯁꯤ ꯌꯥꯝ ꯊꯤ ꯂꯥꯏꯌꯦꯅ ꯈꯟꯕ꯭ꯔꯥ ꯌꯥꯝ ꯂꯨꯏꯅ ꯈꯟꯕ꯭ꯔꯥ ꯀꯩ ꯍꯥꯏꯅ ꯈꯜꯂꯦ ꯁꯥꯔ ꯑꯩ ꯑꯩꯒꯤ ꯕꯣꯔꯤꯁꯇ ꯑꯣꯏꯅꯗꯤ ꯃꯔꯛ ꯊꯟꯅ ꯕꯣꯔꯤꯁꯇ ꯀꯩꯅꯣꯝ ꯍꯥꯏꯍꯧꯒꯦ ꯕꯣꯔꯤꯁ ꯕꯣꯔꯤꯁꯀꯤ ꯕꯤꯖꯤꯅꯦꯁꯇꯨꯒ ꯍꯥꯏꯐꯦꯠ ꯕꯣꯔꯤꯁꯅ ꯄꯥꯝꯃꯤ ꯄꯣꯠꯇꯨꯒ ꯍꯥꯏꯐꯦꯠ ꯉꯁꯤꯁꯦ ꯁ꯭ꯂꯥꯏꯠꯂꯤ ꯈꯤꯇꯪ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯕ ꯀꯩꯝ ꯀꯥꯏꯗꯦꯀꯣ ꯑꯗꯨ ꯅꯣꯂꯦꯖꯁꯤ ꯆꯪꯖꯟꯍꯧꯕꯤꯌꯨꯀꯣ ꯍꯥꯏꯕꯗꯤ ꯑꯣꯜꯔꯦꯗꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯀꯩꯅꯣꯝ ꯁꯦꯌꯔ ꯇꯧꯕꯗ ꯕꯣꯔꯤꯁꯇꯁꯨ ꯑꯅꯧꯕ ꯕꯜꯕ ꯑꯃ ꯊꯣꯛꯂꯛꯀꯅꯤꯕꯀꯣ ꯌꯦꯡꯁꯦꯕ ꯑꯗꯨ ꯄꯣꯠꯇꯣ ꯁꯣ ꯍꯥꯏꯕꯤꯔꯛꯑꯣ ꯀꯩ ꯈꯟꯒꯦꯕ ꯍꯥꯏꯕꯗꯤ ꯃꯌꯥꯝ 1 lakhꯁꯦ ꯂꯥꯏꯌꯦꯅ ꯈꯟꯕ꯭ꯔꯥ ꯂꯨꯏꯅ ꯈꯟꯕ꯭ꯔꯥ ꯊꯥ 3-4ꯗ ꯑꯗꯒꯤ ꯉꯝꯃꯣꯏꯅ ꯈꯟꯕ꯭ꯔꯥ ꯑꯗꯒꯤ ꯌꯥꯝ ꯊꯤ ꯂꯥꯏꯌꯦꯅ ꯈꯟꯕ꯭ꯔꯥ ꯀꯩ ꯈꯟꯒꯦꯕ ꯑꯩꯒꯤ ꯑꯣꯏꯅꯔꯣ
loinamak each and every one of you amam hayo ꯍꯣꯠꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯁꯥꯔ ha ꯍꯣꯠꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦꯕ wanabe makha pole but belief se kai lege noi de belief se kai lege nangi na sala kai lege ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯉꯝꯅꯤ ꯁꯥꯔ nangi ngamne nungsi baro Sir, knowledge, experience like this, the knowledge like that in Amnis. loi ngamadro loi ngamgadro ngamne de yes comment ta Yes, sir. Ngam, sir. ngamni ba ko Sir, ngamal I do ngamni. okay ngamda ngam moi khanba mi de su ngasi pura clear ho helak ke okay nilakanta slide tom share to pari Yes, kamai sir. tawrige Sir, adum lai. I understand taw nang position nilakanta Yeah, sir. I some the sun. okay so quite first I ngasi digital business higher pot sida noida keno khar pi ge mayam na ko ngau ba khar lei ko ngau mayam sida ibe clear ho helake ngasi je si ja fet close to nilakanta noina ngasi quite first noi ge doubt mayam khar pura clear ho helake quite first noina hoji hainei se digital business have the serandro na pu mi yam yawe puri se noina na tip thoiba thoram mayam singjina serandro mina serandro ma thabak torpo mayam singno digital business have ko se tungana aran pot amada pura chatle so aina noi mayam ta digital business have di kai no hang pa matam da khumbang am da ko ga yam yaw ni digital business have di kai no ha kan sine noi gi have di paning dai maming sigi company smain to mane si to mane du ne da ne ha ga lu shin gi bai bai ngasi deep analysis kar pira ke yam sigi pose am simple way pone si khang tar di noi ne pesa ta ningi pose noi do yam na ngasi ulak ka do system mayam sing step mayam sing u matam da si oi re si di sine sin ngasi 14 15 step orang ngani ngasi pi do ji ko I remember oi dre 14 15 steps se noi ne fazana si pose follow to ba si khang ba yara 14 15 steps so 14 15 steps se kai kai no ha quite fast si khang digital business ka digital marketing ka difference ana khang digital business like digital marketing to yati digital business like digital marketing to yati aina hang tuje kamaina ha ko ya kani digitally business like the me do da kamaina my digital marketing to do quite first digital the you laiba product digitally product ko promote to iba me adugi product nang digitally magi digital marketing to video post or nang nasagi digital product to later kan magi adugi digital to video marketing to video so quite first digital business laiba am darka tai mina si ke dong digital business ka digital marketing ka punjan be adiko business ka marketing ka punjan be yada bas maina digital business ka digital marketing ka punjan be adi ko na punjan doine amana business ne amana marketing ne different si segment khang first thing amana business amana marketing so marketing ki analysis na tungale adagi business ki analysis na tungale adu ita de ko ngasi quite first tam duji kai no ham tam da nahan koina digital marketing ki introduction de koi tam now koi usi digital business aina sigi ju course pirakini handa ki hafta da so but digital business ki maram da kitang changjalak she koi ngasi so si khango digital business ka digital marketing se tongan poni but tongan ta so ani je align ho hinda be ani je pull akanda tongan bas kainom thola ka duni ani je pun dikanda digital business se tongali digital marketing se tongali ani maki concept se clear hoibam darka ta clear hoiba si part se okay look at the next slide to okay se la ani na ngai khang de mem sing la ani bo je okay ai ni ngasi wai sa do je quite first ai ha ke ai ngasi pi du ai ngasi hai do mem sing je ai product ki maram da yam ngang oi ko product ki maram da yam ka hen ngang oi di se kai gino ham tam da product da paisa tan ba je kitang slow e ko but product business to mi gi di line du bu kem kai de ko ai ngasi du bu ai ngasi new way da
ꯇꯣꯉꯥꯟꯕ ꯄꯣꯠ ꯑꯃ ꯍꯥꯏꯔꯛꯀꯦꯕꯀꯣ ꯍꯥꯏꯕꯗꯤ ꯁꯔꯚꯤꯁ ꯕꯤꯖꯤꯅꯦꯁꯀꯤ ꯃꯇꯥꯡꯗ ꯑꯇꯣꯞꯄ ꯃꯌꯥꯝꯁꯤꯡꯁꯦ ꯄꯩꯁꯥ ꯆꯥꯎꯅ ꯇꯥꯟꯕ ꯌꯥꯕ ꯃꯐꯝꯁꯤꯡꯁꯦ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯁꯣ ꯃꯥꯁꯇꯔ ꯁ꯭ꯀꯤꯜꯁ ꯀ꯭ꯂꯣꯁ ꯇꯧ ꯃꯥꯁꯇꯔ ꯁ꯭ꯀꯤꯜ ꯁꯤ ꯑꯃꯨꯛ ꯍꯪꯉꯛꯄ ꯌꯥꯏꯕ ꯀꯔꯤ ꯁ꯭ꯀꯤꯜꯅꯣ ꯑꯩꯅ ꯃꯥꯁꯇꯔ ꯇꯧꯗꯣꯏꯁꯦ ꯀꯔꯝꯕ ꯁ꯭ꯀꯤꯜꯅꯣ ꯑꯩꯅ ꯃꯥꯁꯇꯔ ꯇꯧꯗꯣꯏꯁꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯈꯤꯅꯦꯕ ꯁꯣ ꯁꯤꯗꯅꯦꯕ ꯂꯥꯛꯇꯣꯏꯁꯦ ꯑꯩꯅ ꯍꯥꯏꯁꯦ ꯃꯥꯁꯇꯔ ꯑꯩꯅ ꯑꯣꯟꯂꯤ ꯍꯥꯏꯁꯦ ꯃꯥꯁꯇꯔ ꯁ꯭ꯀꯤꯜ ꯍꯥꯏꯕꯅꯤꯀꯣ ꯁ꯭ꯀꯤꯜ ꯑꯃꯗ ꯍꯥꯟꯅ ꯐꯣꯀꯁ ꯇꯧꯁꯦ ꯍꯥꯏꯕꯅꯦ ꯋꯥꯟ ꯁ꯭ꯀꯤꯜꯁꯦ ꯃꯦ ꯕꯤ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯁ꯭ꯀꯤꯜ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯗꯤ ꯑꯩꯅ ꯅꯣꯏꯗ ꯍꯥꯏ ꯄꯦꯌꯤꯡ ꯁ꯭ꯀꯤꯜꯁ ꯃꯌꯥꯝꯁꯤꯡꯗ ꯑꯩꯅ ꯅꯦꯛꯁ ꯀꯣꯔꯁꯇꯨꯗ ꯑꯩꯅ ꯂꯣꯏ ꯍꯥꯞꯄꯛꯑꯅꯤ ꯑꯗꯨꯕꯨ ꯁꯤꯁꯦ ꯑꯦꯛꯖꯥꯝꯄꯜ ꯈꯔ ꯄꯤꯔꯛꯀꯦꯕ ꯑꯦꯅꯤꯊꯤꯡ ꯅꯣꯏꯅ ꯄꯩꯁꯥ ꯇꯥꯟꯕ ꯍꯥꯏꯕ ꯃꯇꯝꯗ ꯅꯣꯏꯗ ꯍꯧꯖꯤꯛ ꯅꯣꯏꯗ ꯈꯟꯅꯕ ꯃꯤ ꯈꯔ ꯂꯩꯖꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯍꯥꯟꯁꯨ ꯑꯃ ꯂꯥꯛꯑꯦ ꯑꯩꯉꯣꯟꯗ ꯑꯦꯚ꯭ꯔꯤꯗꯦ ꯃꯦꯁꯦꯁꯀꯨꯝꯕ ꯂꯥꯛꯑꯦ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ब्रदर ऑनलाइन कमाई पैसा तानगदगे रेफरल की सुमाइना लाए सुमाइन सी पैसा तान याब्रा अदु तौ याब्रा दई सुमाइन सी लाए सो आई गिवनदी मोइना खल्ली वखन सिंग याम चेंज तौनिंगे ब्रदर सिस्टर नंगना खल्ली वखन याम ओनरे हाइबजे हाइनिंगे कइगिनो हाइम तमदा नोइना बिजनेस से तोंगाना खंगदबगी नोइना तोंगान लोम दोइना पुरु चले मी सिंग नोइदा सुमाइन मोइजु स्कैम ने हाइमते मोइजु रेफरल तौरा अदु तो अदुगी पोतो लॉन्ग टर्म दा पैसा तान याबा पोना तेब ngaktangi पैसा तान लुपा मंगा ताला ताला लुपा चाम ताला चनी ताला नंग पुंजी हिंग यारबो लिसिंग अम ताला पुंजी हिंग याम नतेब को ओके लुपा लुपा नंग कनो तौरगा चाम ताला चनी ताला दे चौंगा ताला नंगी नंना सेमनिंगी पोतो नंना सेमनिंगी पोतो हेक्ता कनो तौबदम नतेब अदुना मोइना रियल अंडरस्टैंडिंग लेता पोसे सिजे नोइ मैम दा हाना खंगो बु क्वाइ फर्स्ट दी नंगी स्किल जे कोना प्रोडक्ट जे कइनो स्किल जे लेता तुम स्किल जे कोना सर्विस तो प्रोडक्ट ने सर्विस तो ऑनथोरा का सर्विस तो पैकेज तौरा का आई लाखी अदु मयाम सिंग दा अदुना स्किल जे एग्जांपल दा हाइबी आई सपोज वीडियो एडिटिंग स्किल्स है सिजु स्किल्स मखलम अदगिदी यू नो इन्फ्लुएंसर मार्केटिंग सिजु स्किल मखलम दी अदगिदी यू नो सॉफ्टवेयर डिजाइनर सिजु स्किल अमनी अदगिदी सिगुम याम लेग्रेबो स्किल्स मयाम सिंग याम लेयो सिगुम स्किल्स से खंगा का नंग स्किल्स से मास्टर अम तौरा कांदा अदुगी पोतो कोइना सर्विस तो ओंथोक्तुने सर्विस तो पेक तौर मतुंग अदु सर्विस तो पेक तौर मतुंग अदु सर्विस तो मिंगोन डिलीवर तौक्तुने नोइ मैम तो हाइबे यस अई हाइग्रे को नहान नोइदे इन हाइगी वाम लेग्रे ममांगी क्लास इन हाइगी पर्सनल ब्रांड अदुना नुमितुदा इन तायो न्यू वेज ऑफ मार्केटिंग अदु मैम सिंग लोइमक चलकदोय मनुंग बट पैसा तानब लंबेल दि सेम द बेयादेना मनी मेकिंग लंबेल दि सेम द बेयादे मनी लेतना नंगना बिल तौनी पोतो बिल तौ या पोते सो मनी मेक तौ न पोने ngasi ne pireisina munna taw munna isalu sidaisen nang isan gadaba ya bang loksan ba ya bang ilo loksalu ko nangi skills to service to onthok tu ne ai gi manabam lei hojik ta so ima gu nei ma je kana software developer se ma hojik mi gi makha thabak to we thabak se ma gi salary se around 75000 lai ma gi salary se 75000 lakh se ma nai mon da hai kenu ni ko manipur ma sante हजिक तो उनर लाइन माय उनसिन माना इंगोन के हाइगेम तुमदा आई थबक से तोगे मथा सापने याद सुमाइना मी मखादा लेबजे लेनिंग दे सुमाइना हाय आई हाय नंगुना 75000 लाइ जिदि अदुम तक नंगी एक्स्ट्रा बोनस क्याम लाइ सिने युम द वर्क फ्रॉम होम जो तोइने सिने आई हाय मा वर्क फ्रॉम होम जो तोइने आई मा हाय बेंगोन आई थबक तोनिंग द्रे मी मखादा लेबजे थबक सो तोम द्रे हाय सो मा इंगोन द हंगी क्वेश्चन हम हंगे इफ आई गी हजिक लेरिबो कोडिंग स्किल्स से मई कोडिंग स्किल्स लेवल से आ यौरबने कोडिंग स्किल्स ना आई कमाइना सर्विस कमाइन प्रोवाइड तौरकदगी कमाइन पैसा तानगदगी हाइबो पोसे मोंद हंगे सो इन मोंद हाय हुजि नंग खंगा बाइन मोंद हाय नंग 75000 ताले नंग दैट्स फाइन नंग थबक तौरी स्टेट तम लेरे बट नंग सिगी पोसे थबक नतन नंग मनी मेकिंग दो ओंथोक ngam कईगिनो हाइबसे नंग नसाना खंगो हाइबो पोसे ने हाइस सो मा हाइजे मोंद लंबेल ताकपी हाइने अदुना सिगी मतंग दा इन पुसले कईनो अंदम नोइगी स्किल्स फना लेतारजु सिगी पोसे मनी दे कमाइन ओंथोक मनी कमाइन तानी हाइबसे ओंथोक ngam दा तारदी ने पैसा ताम सोंग ngam नोइ मैम मरक्ता वीडियो एडिटिंग द फायर होइबा मी यावंगनी आई पैसा पन तालन ngam मेम आई कोइ मणिपुर की ना जो हाइगे कोइ मणिपुर की हजिक 500k फॉलोअर लेरिबा 100k फॉलोअर 200k लेरिबा फॉलोअर मैंग जे आई सामक्ता अप्लाई तौदरसु मोइ की ऑलरेडी मोइ अदु यौरी पोतो पैसा ति पाहन ngam मेबी कई नो हाइम तंदा नोइ नु हाइक पे कमाइन हाइम तंदा अदुगी अइंगोंदा लेइबा कोक्सिदा अइंगोंदा लेइबा कोक्से मोइदा लेरम तारदी मोइसु तौरंगनी अदो मोइदा अइना हाइ मतमददी मोइ याम लू मोइना पोचे कइनो मोइना लौ कॉम्प्लेक्स ओइन लौदुने अदो आइदी एवरीडे तौ लेरबनी एवरीडे नोइ मैम दजि अइना जे हाइ मतमदा ऋषिराज मैन्युफैक्चर थिरो हाइ मतमदा ngauni
ꯀꯃꯥꯏꯅ ꯊꯤꯗꯣꯏꯅ ꯇꯧ ꯂꯩꯅꯤ ꯀꯃꯥꯏꯅ ꯊꯤꯗꯣꯏꯅ ꯇꯧ ꯑꯩ ꯅꯣꯏꯗ ꯅꯣꯡꯃ ꯂꯥꯏꯐꯇ ꯑꯩ ꯃꯦꯅꯨꯐꯦꯛꯆꯔ ꯊꯤꯒꯦꯕ ꯌꯥꯝ ꯂꯥꯏꯈ꯭ꯔꯕ ꯄꯣꯠꯅꯦ ꯁꯤ ꯄꯣꯠꯁꯦ ꯁꯣ ꯑꯩꯗꯤ ꯑꯦꯚ꯭ꯔꯤꯗꯦ ꯇꯧꯔꯕ ꯄꯣꯠꯅꯤ ꯁꯤ ꯑꯦꯅꯥꯂꯥꯏꯁ ꯇꯧꯔ ꯂꯩꯔꯕ ꯄꯣꯠꯅꯦ ꯑꯩꯉꯣꯟꯗꯗꯤ ꯑꯀꯤꯕ ꯂꯩꯇꯦꯕ ꯑꯗꯨꯒ ꯀꯃꯥꯏꯅ ꯗꯤꯜ ꯇꯧꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯦꯕꯀꯣ ꯑꯩꯒꯤ ꯗꯤꯜ ꯈꯨꯇꯧ ꯌꯥꯝ ꯇꯣꯡꯉꯥꯜꯂꯦꯕ ꯑꯩꯁꯦ ꯌꯥꯝꯅ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯀꯨꯞꯄꯦꯕ ꯃꯦꯅꯨꯐꯦꯛꯆꯔꯒ ꯗꯤꯜ ꯇꯧꯕꯗ ꯌꯥꯝ ꯀꯨꯞꯄꯦꯕ ꯑꯩꯁꯦ ꯀꯨꯞꯄꯗ ꯅꯣꯏꯅ ꯍꯧꯖꯤꯛ ꯀꯩꯒꯤꯅꯣ ꯁꯤ ꯇꯧꯔꯤꯁꯦ ꯁꯤ ꯊꯣꯛꯈ꯭ꯔꯕꯩ ꯊꯧꯗꯣꯛ ꯃꯌꯥꯝ ꯊꯣꯛꯈꯤꯕꯩꯅꯦꯕ ꯑꯩꯉꯣꯟꯗ ꯊꯣꯛꯏ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯅ ꯃꯦꯅꯨꯐꯦꯛꯆꯔꯗ ꯗꯤꯜ ꯇꯧꯕꯁꯦ ꯀꯃꯥꯏꯅ ꯗꯤꯜ ꯇꯧꯒꯦ ꯍꯥꯏ ꯃꯇꯝꯗ ꯁꯄꯣꯁ ꯑꯩ ꯃꯦꯅꯨꯐꯦꯛꯆꯔ ꯆꯥꯝ ꯗꯤꯜ ꯇꯧꯔꯦ ꯍꯥꯏꯔꯁꯦ ꯆꯥꯝ ꯗꯤꯜ ꯇꯧꯕꯁꯦ ꯑꯃꯈꯛꯇꯅꯦ ꯑꯩꯅ ꯈꯟꯗꯣꯏꯁꯦ ꯑꯃ ꯈꯟꯕꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯄꯦꯟ ꯂꯣꯖꯤꯛꯇ ꯍꯪꯉꯦꯕ ꯑꯣꯄꯦꯟ ꯂꯣꯖꯤꯛ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯅꯪꯅ ꯃꯦꯅꯨꯐꯦꯛꯆꯔ ꯑꯃ ꯗꯤꯜ ꯇꯧꯔꯗꯤ ꯍꯥꯏꯌꯦꯕ ꯃꯦꯅꯨꯐꯦꯛꯆꯔꯁꯦ ꯗꯤꯜ ꯇꯧꯕ ꯃꯇꯝꯗ ꯅꯪ ꯍꯥꯏꯔꯛꯑꯣꯕ ꯑꯩꯉꯣꯟꯗ ꯅꯪꯅ ꯇꯧꯗꯣꯏ ꯁ꯭ꯇꯦꯞꯁꯦ ꯀꯩꯅꯣ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯔꯦꯕ ꯅꯪ ꯇꯧꯗꯣꯏ ꯁ꯭ꯇꯦꯞꯁꯦ ꯀꯩꯅꯣ ꯄꯛꯎ ꯂꯩꯗꯨꯕꯨ ꯈꯪꯗꯦ ꯁꯥꯔ ꯍꯧꯖꯤꯛꯀꯤ ꯀꯅꯥ ꯈꯪꯕ ꯌꯥꯎꯏ ꯕꯣꯔꯤꯁ ꯈꯪꯕꯤꯕ꯭ꯔꯥ ꯈꯪꯗꯦ ꯁꯥꯔ ꯑꯩꯒꯤ ꯂꯥꯏꯠ ꯈꯤꯇꯪꯗꯤ ꯇꯣꯉꯥꯜꯂꯝꯃꯤꯅ ꯈꯪꯖꯤꯟꯕ ꯗꯔꯀꯥꯔ ꯑꯣꯏ ꯇꯨꯔꯖꯤꯠ ꯈꯪꯕ꯭ꯔꯥ ꯍꯣꯏ ꯁꯥꯔ ꯈꯪꯗꯦ ꯗꯤꯜ ꯇꯧꯕꯁꯦ ꯀꯃꯥꯏꯅ ꯗꯤꯜ ꯇꯧꯒꯅꯤ ꯍꯥꯏ ꯃꯇꯝꯗ ꯁꯄꯣꯁ ꯑꯩꯅ ꯃꯣꯏ ꯐꯣꯟ ꯇꯧꯔꯦꯕ ꯐꯣꯟ ꯇꯧꯔꯀꯥꯟꯗ ꯃꯣꯏꯗꯤ ꯌꯣꯟꯖꯅꯤꯡꯕ ꯃꯤ ꯂꯥꯛꯑꯅꯤ ꯃꯣꯏ ꯌꯣꯟꯖꯅꯤꯡꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯗꯤ ꯃꯣꯏꯒꯤ ꯁꯤ ꯂꯩ ꯍꯥꯏꯕꯗꯣ ꯂꯣꯏ ꯍꯥꯏꯔꯛꯑꯅꯤ ꯍꯥꯏꯔꯛꯄꯗ ꯑꯩꯉꯣꯟꯗ ꯍꯧꯖꯤक ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯑꯩꯉꯣꯟꯗ ꯇ꯭ꯔꯁ ꯗꯔꯀꯥꯔ ꯂꯩ ꯑꯩꯗꯤ ꯗꯥꯏꯔꯦꯛ ꯍꯥꯏꯌꯦꯕ ꯅꯪꯁꯦ ꯑꯩꯅ ꯇ꯭ꯔꯁ ꯇꯧꯕ ꯌꯥꯕ ꯃꯦꯅꯨꯐꯦꯛꯆꯔꯔ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯗꯥꯏꯔꯦꯛ ꯍꯥꯏꯌꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯑꯩ ꯂꯨꯄꯥ 5,000 ꯇꯔꯥꯒꯤ ꯊꯕꯛ ꯇꯧꯒꯗꯕ ꯃꯤ ꯅꯠꯇꯦ ꯑꯩꯅ ꯇꯧꯔꯛꯄꯁꯦ ꯂꯥꯛꯇ ꯊꯕꯛ ꯇꯧꯔꯛꯀꯗꯣꯏꯅꯤ ꯅꯪ ꯅꯅꯥꯛꯇ ꯑꯗꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯇ꯭ꯔꯁꯁꯦ ꯄꯤ ꯇꯥꯔꯗꯤ ꯑꯩ ꯅꯪꯒ ꯂꯣꯡ ꯇꯔꯝꯗ ꯊꯕꯛꯁꯦ ꯇꯧꯒꯦ ꯅꯪ ꯄꯤ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯇ꯭ꯔꯁ ꯌꯥꯝ ꯍꯪꯉꯦ ꯃꯉꯣꯟꯗ ꯍꯪꯀꯥꯟꯗ ꯑꯃꯨꯛ ꯇꯧꯗꯣꯏꯅꯦꯕ ꯑꯩꯅ ꯅꯣꯏꯗꯤ ꯑꯃꯨꯛ ꯅꯣꯏꯅ ꯃꯦꯅꯨꯐꯦꯛꯆꯔ ꯗꯤꯜ ꯇꯧꯕꯗ ꯃꯣꯏꯅ 10,000 दे दो भाई 10,000 दे दो ꯍꯥꯏ ꯃꯇꯝꯗ ꯅꯣꯏ 10,000 ꯄꯤꯁꯟꯈꯤꯗꯣꯏꯅꯦꯕ ꯑꯩ ꯁꯨꯡꯄꯤ ꯄꯤꯔꯣꯏꯕ ꯑꯩꯗꯤ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯐꯔꯦ ꯑꯩ ꯅꯪꯉꯣꯟꯗ 5,000 ꯍꯥꯟꯅ ꯄꯤꯔꯒꯦ ꯁꯤ ꯈꯪꯖꯜꯂꯣ ꯅꯣꯏ ꯍꯌꯦꯡ ꯇꯧꯕꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯀꯣ ꯑꯩꯁꯨ ꯂꯥꯏꯐꯇ ꯁꯣꯏꯅ ꯇꯥꯛꯀꯅꯤ 5,000 ꯄꯤꯔꯒꯦ 5,000ꯒꯤ ꯃꯇꯨꯡꯗ ꯅꯪ ꯁꯤꯒꯤ ꯄꯣꯠꯁꯦ shippingꯒꯤꯗꯃꯛꯇ ꯂꯣꯏ ꯔꯦꯗꯤ ꯂꯩꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯐꯣꯇꯣꯗꯩ ꯀꯩꯗꯩ ꯊꯥꯔꯛꯑꯣ एवरीथिंग फोटो शिपिंग एड्रेसꯗꯩ ꯀꯩꯗꯒꯤ ꯃꯅꯨꯡꯗ ꯄꯦकिꯡ ꯇꯧꯔꯤꯕ ꯄ꯭ꯔꯗꯛ ꯃꯌꯥꯝꯁꯦ ꯂꯣꯏ ꯎꯠꯂꯛꯑꯣ ꯍꯥꯏꯔ ꯀꯥꯟꯗ ꯑꯗꯨ ꯎꯠꯂꯦ ꯍꯥꯏꯔ ꯀꯥꯟꯗ ꯌꯦꯁ ꯑꯩ ꯃꯈꯥ ꯇꯥ ꯄꯤꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯦꯅꯨꯐꯦꯛꯆꯔ ꯗꯤꯜ ꯇꯧꯕ ꯃꯇꯝꯗ ꯑꯣꯜꯋꯦꯁ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧ ꯑꯣꯜꯋꯦꯁ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯁꯤ ꯌꯥꯗꯕ ꯃꯤꯗꯣ ꯀꯛꯊꯠꯈ꯭ꯔꯣ ꯌꯥꯔꯦ ꯇꯧꯔꯅꯨ ꯃꯉꯣꯟꯗ ꯃꯥꯅ ꯍꯥꯏꯔꯛꯀꯅꯤ I'm not ready for video call right now ꯍꯥꯏꯀꯟ ꯀꯥꯏꯕ ꯂꯩꯇꯦ but ꯃꯥꯅ ꯃꯥꯏ ꯐꯦꯛꯇꯔꯤꯗ ꯌꯧꯔꯀꯥꯟꯗ ꯑꯗꯨ ꯃꯇꯝꯗ ꯇꯧꯔꯛꯇ꯭ꯔꯕ ꯑꯗꯨꯗꯁꯨ ꯇꯧꯔꯅꯨ ꯌꯥꯔꯦ ꯊꯥꯖꯕ ꯂꯩꯔꯨꯅꯨ ꯇꯧꯔꯝꯕ ꯌꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯀꯩꯗꯧꯕꯩ ꯃꯥ ꯎꯠꯄꯗ ꯀꯩꯗꯧꯕꯩ ꯀꯤꯗꯣꯏꯅꯣ ꯁꯣ ꯑꯩꯅ ꯄꯥꯀꯤꯁꯇꯥꯟꯗꯒ ꯇꯧꯕꯁꯦ ꯄꯥꯀꯤꯁꯇꯥꯟꯗꯒ ꯀ꯭ꯂꯣꯊꯤꯡ ꯕ꯭ꯔꯦꯟꯒꯤ ꯇꯧꯕꯁꯦ ꯗꯥꯏꯔꯦꯛ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯩꯅ ꯇꯧꯔꯤꯁꯦ ꯋꯥꯠꯁꯑꯦꯞꯇꯒꯤ ꯗꯥꯏꯔꯦꯛ ꯇꯧꯒꯗꯕ ꯁꯣ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯈꯪꯖꯜꯂꯨꯀꯣ ꯁꯣ ꯇꯣꯉꯥꯟꯕ ꯑꯃ ꯆꯠꯀꯅꯤ ꯄꯣꯠꯁꯦ ꯑꯩ ꯉꯁꯤ ꯍꯥꯏꯒꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯈꯪꯉꯣ ꯅꯣꯏꯒꯤ ꯁ꯭ꯀꯤꯜꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯄꯦꯛ ꯇꯧꯔꯒ ꯁꯔꯚꯤꯁꯇ ꯑꯣꯟꯊꯣꯛꯑꯀꯥꯟꯗ ꯁꯤꯒꯤ ꯄꯣꯠꯁꯤꯗꯩ ꯄꯩꯁꯥꯔꯣꯝꯗ ꯄꯨꯁꯜꯂꯛꯑꯀꯥꯟꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯄꯩꯁꯥꯗ ꯀꯟꯚꯔꯠ ꯇꯧꯔꯀꯥꯟꯗ ꯋꯥꯟꯁ ꯀꯟꯚꯔꯠ ꯇꯧꯈꯤꯕ ꯃꯤꯀꯨꯞꯇꯣ ꯑꯗꯨ ꯃꯤꯀꯨꯞꯇꯨꯗ ꯅꯣꯏꯗ ꯀꯣꯟꯐꯤꯗꯦꯟꯁ ꯂꯥꯛꯀꯅꯤ ꯀꯟꯚꯔꯠ ꯇꯧꯗ꯭ꯔꯤꯉꯩꯗ ꯅꯣꯏ ꯑꯗꯨꯝ ꯆꯔꯥꯡꯅꯅꯤꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯀꯃꯥꯏꯅ ꯀꯟꯚꯔꯠ ꯇꯧꯗꯣꯏꯅꯣ ꯀꯃꯥꯏꯅ ꯀꯟꯚꯔꯠ ꯇꯧꯗꯣꯏꯅꯣ ꯍꯥꯏ ꯁꯤ ꯄꯣꯠꯁꯦ ꯂꯩꯗꯣꯏꯅꯦꯕ ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯈꯜꯂꯝꯃꯦꯕ ꯀꯩꯅꯣ ꯑꯩꯁꯤꯕꯨ ꯐꯪꯒꯗ꯭ꯔꯥ ꯐꯪꯉꯣꯏꯗ꯭ꯔꯥꯅꯦ ꯀ꯭ꯂꯥꯏꯟꯁꯤꯕꯨ ꯐꯪꯒꯗ꯭ꯔꯥ ꯕꯠ ꯑꯒꯦꯟ ꯁꯨꯝ ꯂꯥꯛꯑꯀꯥꯟꯗꯗꯤ ꯀꯩꯅꯣ ꯇꯧꯔꯛꯑꯅꯤꯕ ꯅꯪꯉꯣꯟꯗ ꯀꯣꯟꯐꯤꯗꯦꯟꯁ ꯂꯦꯚꯦꯜꯁꯦ ꯂꯥꯛꯀꯅꯤꯕ ꯂꯥꯛꯇ꯭ꯔꯤꯉꯩꯗꯤ ꯑꯍꯥꯟꯕꯗ ꯅꯪꯉꯣꯟꯗ ꯆꯔꯥꯡꯅꯕ ꯑꯃ ꯂꯩꯅꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤꯕ ꯑꯩꯅ ꯈꯪꯅꯤꯡꯉꯤꯁꯦ ꯀ꯭ꯂꯥꯏꯟꯇꯣ ꯀꯃꯥꯏꯅ ꯐꯪꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯔꯁ ꯇꯧꯅꯤꯡꯕ ꯃꯤꯁꯨ ꯌꯥꯎꯔꯝꯒꯅꯤꯕ ꯕꯠ ꯁꯤꯒꯤ ꯁ꯭ꯇꯦꯞꯁꯤꯡꯁꯦ ꯌꯥꯎꯗꯅ ꯔꯁ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯈꯪꯉꯨꯕ ꯁ꯭ꯇꯦꯞꯁ ꯑꯩꯅ ꯍꯥꯏꯔꯛꯇꯣꯏ ꯃꯌꯥꯝꯁꯤꯡꯒꯦꯀꯣ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯅꯪꯒꯤ ꯁꯔꯚꯤꯁ ꯑꯩ ꯅꯍꯥꯟ ꯅꯣꯏꯗ ꯍꯥꯏꯈ꯭ꯔꯦ ꯅꯤꯁ ꯏꯟꯗꯁꯇ꯭ꯔꯤ ꯍꯥꯏꯈ꯭ꯔꯦ ꯑꯩ ꯅꯣꯏꯗ ꯂꯣꯏ ꯌꯦꯡꯉꯦꯀꯣ ꯅꯤꯁ ꯏꯟꯗꯁꯇ꯭ꯔꯤ ꯂꯣꯏ ꯌꯦꯡꯉꯦ ꯁꯣ ꯅꯤꯁ ꯏꯟꯗꯁꯇ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯑꯩꯅ ꯍꯥꯏ ꯄꯣꯠꯇꯣ ꯍꯥꯏꯕ ꯍꯧꯖꯤꯛ ꯊꯕꯛꯇ ꯂꯥꯛꯑꯅꯤꯕ ꯅꯪꯒꯤ ꯅꯤꯁ ꯈꯪꯉꯣ ꯁꯄꯣꯁ ꯅꯪꯒꯤ ꯅꯤꯁꯁꯦ ꯑꯦꯛꯖꯥꯝꯄꯜꯗ ꯑꯦꯅꯤꯊꯤꯡ ꯑꯣꯏꯔꯁꯅꯨ ꯉꯥꯛꯇꯪꯒꯤ ꯀꯩꯅꯣꯃ ꯅꯣꯏꯗ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯛꯀꯦꯕ ꯅꯤꯁꯁꯦ ꯁꯄꯣꯁ ꯅꯪꯅ ꯍꯥꯏ ꯑꯩ ꯋꯥꯠꯆ ꯔꯤꯁꯦꯂꯤꯡ ꯇꯧꯅꯤꯡꯉꯦ ꯍꯥꯏꯔꯦ ꯂꯛꯖꯔꯤ ꯋꯥꯠꯆꯁꯤꯡꯁꯦ ꯑꯇꯥꯡꯕ ꯋꯥꯠꯆ ꯔꯣꯂꯦꯛꯁꯀꯨꯝꯕꯁꯦ ꯔꯤꯁꯦꯂꯤꯡ ꯇꯧꯅꯤꯡꯉꯦ ꯍꯥꯏꯔꯁꯦ ꯃꯤ ꯌꯥꯝ ꯂꯩꯌꯦꯕ ꯃꯤ ꯌꯥꯝ ꯊꯤꯅ ꯂꯩꯕ ꯑꯩꯗꯤ ꯃꯥꯔꯀꯦꯠꯁꯦ ꯃꯣꯏꯗꯒꯤ ꯍꯦꯟꯅ ꯁ꯭ꯇꯗꯤ ꯇꯧꯋꯦꯕ ꯑꯇꯥꯡꯕ ꯀꯩꯅꯣꯒ ꯀꯟꯇꯦꯛ ꯇꯧꯔ ꯂꯩꯕ ꯏꯚꯟ ꯂꯧꯁꯟꯕꯕꯨ ꯃꯤ ꯂꯩꯌꯦꯕ ꯕꯠ ꯁꯦꯜ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯗꯕ ꯃꯤ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯝ ꯈꯔ ꯂꯩꯒ ꯑꯗꯨꯝ ꯕꯤꯖꯤꯅꯦꯁ ꯑꯗꯨꯝ ꯕ꯭ꯔꯣꯛ ꯆꯠꯈꯤꯕ ꯃꯤ ꯌꯥꯝ ꯊꯤ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩꯒꯤꯅꯣ ꯕ꯭ꯔꯣꯛ ꯆꯠꯂꯤꯁꯦ ꯍꯥꯏ ꯃꯇꯝꯗ ꯃꯥꯔꯀꯦꯇꯤꯡ ꯍꯩꯇꯕꯒꯤ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯍꯥꯏꯕ ꯄꯣꯠꯁꯦ ꯍꯩꯇꯕꯩꯗꯃꯛꯇ ꯕ꯭ꯔꯣꯛ ꯆꯠꯂꯤꯅꯦꯕ ꯁꯣ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯑꯩꯅ ꯍꯥꯏꯒꯦ ꯅꯣꯏꯗ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯅ ꯂꯧꯒꯅꯨꯅ ꯗꯤꯖꯤꯇꯦꯜꯂꯤ ꯅꯪꯒꯤ ꯄ꯭ꯔꯗꯛꯇꯣ ꯄ꯭ꯔꯣꯃꯣꯠ ꯇꯧꯔꯛꯄ ꯄꯣꯠꯇꯨ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯀꯧꯋꯦꯕ ꯁꯣ ꯑꯦꯅꯤꯊꯤꯡ ꯅꯪꯒꯤ ꯋꯥꯠꯆ ꯑꯣꯏꯁꯅꯨ ꯑꯗꯒꯤꯗꯤ ꯅꯪꯒꯤ ꯁꯟꯒ꯭ꯂꯥꯁ ꯑꯣꯏꯁꯅꯨ ꯑꯗꯒꯤ ꯅꯪꯒꯤ ꯀꯩꯅꯣ ꯑꯣꯏꯁꯅꯨ ꯍꯦꯌꯔ ꯀ꯭ꯂꯦ ꯑꯣꯏꯁꯅꯨ ꯑꯦꯅꯤꯊꯤꯡ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯏꯚꯟ ꯐꯣꯟ ꯀꯦꯁꯕꯨ ꯑꯣꯏꯁꯅꯨ
digitally marketing tꯧba hiraktardi loimo sell tawte chap mane nangi service tagi everything si myam sinju digitally nang represent tawba ngama kana you can make money haidune me haitu that's it simple ne steps yam simple ne aduna noina nahangi noigi niche fazana khang nan ai yam ure fazana yam faza yam yawi ko niche nana khandok yam yawe ko adu niche do khangba industry khangba khanga kanjida adugi potu da koina stick tawraga adugi potu da koina personal brand ha potu sema kadune adu personal brand do sema kanda nangna meanwhile aside nangna nangi kenu do nangi service to nangi podcast build tawri ngai do oitarsu meanwhile nang paisa tan da yadamina paisa gi service am di yum da fam na nangna kenu service to nangi service am on thoga adu service to yum da famaga India ki client oisunu Mapan ki client oisunu Manipur ki client oisunu adagi Assam ki client oisunu any client amaga nang work toro kanda at least nang unda 20 to 30k 40k buki lakta di nang kyam kumakani habre khangu gyan tai ta de komning da Komning sir. Kumning sir. Yes, sir. okay kom na po dune ko kom se ko kom na bo to tau se so duna nangi niche industry masak mun na khango nana I have the niche da mo hambe ai din han podcast khan gre du khan gre but it's okay it's fine adu nangi niche ne but again nangi industry da lakma matam da heng aina digital business ki me am pirak matam da du da yuzu nang khan be si po chai pa me si pa me si pa me sumai to da ingam ni si po chai ingam ni si po chai single ngam ni ai ngon si skills se fa na I excited oi si po chai develop to wi da mukta hai tar adu po to fa na go through to ga du ki po to develop fan to ta di da du skills on to ko ngam master skill fa na han yam ka na hita tar su nahan Rishirasna nang taido arezu fazava kenu obne kya tare marketing amne du bot nang nang thadala ko ai gi video edit toro nang sir video am edit toro thadala ido that's also a marketing kai no amda adu bot to ai no haido matham thadaro on matham thadaro bot to aina pamba yaw tar di Rishirasna lawo si da ai gi video edit toro ai gi video edit toro hai bot hai ka du ne so same thing atopa client ju nang thal matam da ma adwaina value bi matam ai ngona adwaina reach out tore amada same strategy di apply to ya di amada work to way to the be but strategy do amada su kamaina work to hone nang kitang thido go work to hola kanda mongon marketing to sun kanda ai value do fam tari ma ju nang service to kani bas dai ye changjan gi roi gi rest of gi roi gi ko so du khango nang industry niche se khanga kanda koini kai no khado bise koina skill develop to mo tum de kai no next thing da service ma nil kana share to slides kia ba yaw yam thingi ko service or coaching da lake be ngasi am tina valuable oibo you can make lakhs of money I guarantee big sigi videos in a proof ne ai noi da haige go lakhs of money you can make tiba paisa ta ning de khadang me lisa ha piba ta ning de bro Sir, tandoine. service or coaching sigi industry se fire industry ne fire money making industry noi khangjalo ngasi na kana site close to service provide to ngumina service provide to ye nang sai skills am develop to give se suppose nang na skills se any skills has funnel development gi nang na skills am develop to gre now nang na hire ai service provider winning kai no to ise service provider winning ai ta di kai nam nang thi je nang deal to se b2b ne business to business ne nang deal to ise kanano service nangi service pu thiri ba mi se hadi association ama organization ama nangi service pu thiri ba mi ai gi funnel pa me hire mi ne nangi clients that's the first thing coaching na kai no ya hakel hojikan di mi se noi to ham te ko service provider ng mini service provider ko stick to da hojikan di service provider de mi puna mak se ke do ge ham tam da kana hen yama ke service provider thi baga skill learn to ning mi ge se skill learn to mi ni hele
service provider thiba miga skill learn to ma miga se ani se karam ne hen demand like grow se karam ne wa kya na skill learn to ma mini hele each and every one of the service provider winning a skill develop to ninge masagi business setup to ninge masagi grow product ninge but adu high adna service provider gi keno je requirements e han thare ha na tip mo gi high demand dum lay ko sunan na khang du se tai jen na khang du se I service when provide toge I tam go do skills ida maybe video editing maybe funnel designer maybe website designing maybe graphic designing jo bhi ho maybe adagi keno hire se high ticket selling adagi di keno hire se paid advertisement adagi di influencer marketing mayam sing je I service when provide tong that's fine kana service pa mi kana coaching pa yes no makata comment okay 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 majority service ne that's fine capability adugi afabasu hairage je service type et kum dar ke am step by step talak so forever no skills imagine to sing aktangi skills develop to duni ko skills develop am loi to holakini imagine to se aktangi each and every one of noising na noina san sagi skills among develop to may any kind of skills develop to have the demand lady online da equina service provide to mutam demand lady online gi ore iba port have the anything content marketing oishnu adagi di content editing oishnu adagi di again oishnu paid advertisement oishnu high ticket selling oishnu anything na kari skills am develop to re go je example ne skills develop to re adagi di na music na skills develop to matung da service to on thore em na service provide to do re yan tai go arjun service provide to do nangi target is 1 lakh ne no hit to ningi 3 months to 1 lakh hit to ningi ne so six steps ne hit to ji ko ya ke adu tardi service da next step kai darka lege and service coaching de kon lake ko service ta ndar ke mele kana side po slide next yeah service or coaching package kathalo ya quite first up ai hai tu je paisa tan ge ai tardi nufa thok ta quite first up mi wai sanangam draba me client ga deal to ngam draba zoom call the wai sanangam draba appointment deal close to ngam draba you're not going to make money adu sunoi na hai paisa je client amam no yam draba pa lising kuntra thi han duine lising kuntra thi han dui oi tadi lising kuntra je kai no darka le trust yam darka le trust to no one the blindly na sab udar trust to piru relationship build to duine adu potu no fa thok ngam tadi wai ai di wai sanangam de ai tal le camera mang mi wai sanam tal you're not going to make money guarantee piraga ino Ethiopia ke paisa tan sungong sidi nangi service ne you have to talk to your clients nangi client nang wari sana tam ne nangi client do mai pen da magi kai satisfaction lei leite mana pami se kai nangun de kai requirement no mana pami se adagi mai budget se kya no kamai ne EMI system da ma thi bangami adagi di mana hojik pami se in future 6 months ki target se kai no de mana quite struggle to se kai 5 pot se si myam sin de kai discuss to nangi client du ka zoom call da adu nangi client no express to bungam da tardi wari sa ta kichi kirum to raga dai hangni question hangning da gum to le tardi even if nangi client nang pam tar su nang express to bungam da client um chat kitam ne that means you're not going to make money broke adum wer lai tam ne dum broke adum wer lai tam ne adun wari sa nangam da tardi broke wer lai ta aduna nina sana khango ba paisa je macha paisa na tip lising taragi mathak le ko paisa macha na laktra bane 30K thirak pai se 20K 50K 1 lakh thirak tu ni so inu dang ji hang du question je client amano ni the 1 lakh thirak bagi client je sigi dam tu noi na sa je kai fau ge ka mai na si je noi na sa de kai hadi feel je
ꯅꯣꯏꯗ ꯅꯁꯥꯗ ꯀꯣꯟꯐꯤꯗꯦꯟꯁ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯀ꯭ꯂꯥꯏꯟ ꯑꯃꯅ 1 lakh ꯍꯟꯅꯤꯀꯣ 1 lakh ꯍꯤꯠ ꯇꯧꯕ ꯅꯠꯇꯦ ꯃꯟꯊꯂꯤꯗ ꯋꯥꯟ ꯀ꯭ꯂꯥꯏꯟ ꯅꯣꯏꯗ 1 lakh ꯊꯤꯍꯜꯂꯛ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯅꯣꯏ ꯀꯩ ꯐꯥꯎꯒꯦ ꯅꯁꯥꯗ ꯂꯨꯅꯤ ꯈꯟꯕ꯭ꯔꯥ ꯀꯩ ꯐꯥꯎꯒꯦ easy or hard ꯂꯨꯅꯤꯅ ꯈꯜꯂꯦ ꯑꯗꯣ ꯑꯗꯨꯝ ꯇꯧꯔꯛꯑꯒꯕꯨꯗꯤ ꯑꯗꯨꯝ ꯂꯥꯏꯔꯛꯀꯗꯕ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯍꯧꯗꯣꯛꯄꯗꯤ ꯂꯨꯅꯤ ꯑꯗꯩꯗꯤ ꯈꯔ ꯀꯩꯅꯣ ꯇꯧ ꯀꯣꯝꯄ꯭ꯂꯦꯛꯁ ꯑꯣꯏꯅꯤ ꯈꯜꯂꯦ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯑꯩ ओके बिजान दो तौर लायरकनी तौर लायरकनी कोशिदी एक्सपीरियंस की मखा याम पोले अमुक्ता शेट ngam nate but again aina haidu jinu मैम दा it's possible more than possible 1 lakh से के नते 2.5 3 lakhs थिगा का दुनी क्लाइंट अदु थिगा को मतलब नोइना साजदा हाइस सी कई नुइ सिदी कई नु हाय पोजे फाउदुइस कई नु हाय नंदा नुइने ngasi share toise कई नंदा आई सामक्सु अदुमाइन खलमे मीनगा कमाइन मोइना लाख अनि दे कमाइन सर्विस से कमाइन योरिनो काय खन दो डाउट लेरमे but सिदी नंगी एक्सपीरियंस नंगी वैल्यू दु मतु नंगा वैल्यू जे हिंगला कान मीना थिरक के हाय पोतो ला कान दे ए सुमाइ तो वी आई नि सिदी हाय पोतो ला का दुने so सिदी नंगी एक्सपीरियंस की मतु इन हजिक मक लाओ हाय हजिक मक लाओ को दुबु नन होनर कदी क्लाइंट अमना नंगोंदा 20 to 30 के दियाम 9 थिरक 20 to 30 के दि कंपलसरी थिरक so kamai to si ye have do alu third share so service package sam darka lai service package ma service package se brochure da khak ib nte brochure da ib nte brochure da ib diam lai panga hapsal lo sine lo hap lo it doesn't even matter but let's say that sajit chai gi client ne sajit kai gi wai sanare sajit kai gi appointment da zoom call to matam jida sajit ki requirement se aina ib mak tu mak oida ta so my requirement to ngan mo en be अदुम लाइक पर्सनल रिलेशनशिप हम लाइक अदुम कना विन वर्कनी क्वेश्चन हंग नुफा से विन वर्कनी क्वेश्चन हंग नुफा गुड मार्केटर से कनानो गुड सेल्समैन से कनानो क्वेश्चन हम नाना हंग मी वैल्यूएबल ओइबो क्वेश्चन हंग मी जे गुड सेल्समैन हायगा सेल्समैन की केनो से करीबा स्टेटस से अखोई लमदमदि यामना लो ओइना लोने बै ngasi हाइगेबो सेल्समैन जे सेल्स हाइबा फील्ड जे क्वाइदगी चौब फील्ड ने क्वाइदगी पैसा लेबा फील्ड ने क्वाइदगी रिच क्रिएट तौरिबा वेल्दी क्रिएट तौइसे सेल्स ने फम दे क्रिएट तौइने सी पोचे इंजीनियर ना नते डॉक्टर ना नते सेल्स ने क्रिएट तौइ मैम जिंग सो अदुना सेल्स हाइबा पोचे नोइना साना खंगदम ने को सेल्स इज द बिगेस्ट स्किल सेल्स है ताटी यार बंकिम चंद्र सेल्स से कमाई तौगे नंग लेबा फील्ड नंग सेल्स कमाई तौगे सेल्स से नुंगाई सर हाइदे एक्सपीरियंस तो याम फंगे हाइगे हाइरोगे ओके मी वाइस ना रो ओके सो हाके सेल्स ने कोई पैसा पाइजे को सेल्स ने देन लोग ना मिलियनेयर होइजे कइनो सेल्स ग्रैंड कार्डोना मिलियनेयर होइजे कइनो बिलियनेयर होइजे कइनो सेल्स ऐना जो हाई करे गेरीबीना मिलियनेयर होइजे कइनो सेल्स डिफरेंट टाइप ऑफ सेल्स ने तौरी मैम सिंग तो सेल्स हाइबा ताबने अदुना पैकेज से ला कांदा हें पैकेज टू द डिपेंड तौले यादे तमंगम मरते पैकेज टू उल्लासु उतरसु केम दरका तादे पैकेज को आईगी वेंदी अहाम दैजु खलमे कंपलसरी आईगी केनो द चोंथोन द बेदे पैसा चोंथोन द बेसमाइन सी उत बेद मैम सी उत बेद हेजु खलमे प्रॉपर हम लेते बेदे खलमे बट अगेन मिंगोन दु इंटरेस्टेड ओइदे बिजनेस ओनर दु गुंबसे पानिंग दे मोइदा खर मतम द पाबोने याम काहना मोइदे इंटरेस्टेड ओइदे मोइना पामिसे कइनो रिजल्ट बिजनेसमैन अमदा नंगी सर्विस में आथिंग पाबे मतम सुने लेतिबो आई सुमा पादे मरमत येंगे आइने येंगे से क्वाइ फर्स्ट माय प्रोडक्ट से येंगे माय प्रोडक्ट से कहीं अदुना आई आंसर फंगल माय प्रोडक्ट आई आंसर फंगल माय प्रोडक्ट से येंग मतम दा ओके माय से नालिने सी तो याय अदुम दुंगा आइने पामे से कहीं आई माय सर्विस येंगे प्राइस मुन केम येंगे आई तो दुसे कहीं मंगोन आइना कंसल्टेशन दे बानी वारी सना जे हारनी वारी सना रकांदा आई मा से येंगनी मा से क्वाइ फर्स्ट आई मोन आई एक्सपीरियंस निको मी मन को तुम्हारा खलम बे आई एक्सपीरियंस है
ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯃꯉꯣꯟꯗ ꯇꯧꯗꯣꯏꯁꯦ ꯃꯥꯁꯦ ꯊꯥꯖꯕ ꯌꯥꯕ ꯃꯤꯔ ꯊꯥꯖꯕ ꯌꯥꯗꯕ ꯃꯤꯔ that's the first thing 마제 하행 타박 동미나라 깐다 세란 트란 타박 도구다 미라 리절트 피빙 ngomgoda 미라 리절트 피빙 ngommoida 미라 이 파이 퍼스트 마 yengani adu poto ai khatan de mi ju yeng tu ni mi ne noide yeng pa matam da adu service tu yeng pa matam da noina sana khangadam ne okay akhoi ju shi gi trust se moida shi gi surety ji moida pi de ba de ha se shi khangadab khoi first any client oi junu mapan client oi junu india client oi junu abroad ki client oi junu oning ba client oi junu adumaina wari sara kan moina yeng tu ji kainom da moina pam je moina chum yeng o ko akhoi india gi di india su tawre hujik Manipur की बिजनेस में क्या तौक देव सी पोचे क्या तौक देव को मपान की सुम येंगो समना ने अखोई नि लगान दा जो हंगो मपान की टाइम लेक्टिव मपान की मेसेज डायरेक्ट लाकनी नंग अपॉइंटमेंट सेट तौक जे बानी वरी छना से हैब्स डायरेक्ट हायर कनी चुमला लान लगान दा चुम्मे सर आई डीएम दा दम लाए सी कई गिनो हम दा मोइदा अदु क्या मतम लेक्टिव को हाइदी नंग ये अदुदा गो थ्रू तो नंग जे कनानो जे मोइ मसा खंगनिंगिने अदु मतम नंग जे खंग कानदी मोइ डॉलर्स नो डॉलर्स होइगेरा रुपीस होइगे थिदरा ने सिने अखोइ मणिपुर की सिजे क्या तौदे अखोइ मणिपुर दे तौइसिदी कइनो नंदम दा माय सर्विसेस सी लेरे सी ले बोरिस ने हाइदे बोरिस बीइंग अ बिजनेसमैन हाइदे जे बोरिस ने तौ मतम दा एनीवन साना मतम दा बिजनेसमैन की ट्रीट तौबियो माना कनागुमना सर्विस हम लाक मतम दा हायो for ai nanga sumaina evening time da nanga appointment am set up tok wai sana je haibiu wai sana kan mi je kyamu gyam na ma se boris ta pi ke da boris ki business result pi ngam gada mi ngam moi da mi yam line khangani dum tum adum da boris su confident la ani o shin pa thaja bi ai ma engona growth pirakani have je khang tar di damn sure adum da growth lakani adu ne pa mi je mi ne pa mi yam simple shortcut ne si po che zoom call da connect tok gim na lu re adu mi khara leiba khoi notice su business owner खर ले हाइतारे Zoom call दा business की service provider हमना Zoom call दा वाई सांजे लाओ की ले बा कांबू खर ले so सी शोएरा बने सी businessman जे शोएरा बने को कहीं नंदा value people लाई ने मजे value people लाई ने ते समना ना जे अल्पेस ना जे माय जे एजेंसी हांग दे जे मागी e-commerce agency ने e-commerce store agency e-commerce system agency को सी system agency जे कहीं नो हाय मतलब चौरापम हायर के भाई सिस्टम से ज्ञान तो मार्केट की सिस्टम से ज्ञान तो हौजिक नॉर्थ ईस्ट दा मणिपुर दा इंडिया दा या आई अदु हायर के फजा वाइने निलकांता की वाइस आई के हायर के हौजिक सपोज मणिपुर दा हौजिक मणिपुर दा खनदे नॉर्थ ईस्ट दा इंडिया दा डिजिटल की ग्रोथ दुकी मति वांखले वांखला abni na hojik samna da boris businessman amni ma hojik online da lakning ne so online da lakning ma poch da online da lakpai da mokta proper system dar ka le lakning ne da lakwa di suppose ai mintra gi tap tai chalai gi ama ai sa gi store ma thamge ai sa gi product se online da yo lakke hai se si ji gi proper system am dar ka tai ko si ji gi proper system dar ka ta da na hojik kana ma pani mi connect to matam da minimum the 5 to 10 lakhs harani 5 to 10 lakhs harani 5 to 10 lakhs hakpa matam sida again annual subscription plan amu harani paisa am chawno ro ka doi ne ko kana de amte kana ko adu bu no logic afford to ngum da pot adu hajik alpesna to tuje kai no ham da sugumba afford to ngum da mayam sing se hojik north east hire se north east magi e-com store suppose samna ha matam da hojik se कोई मणिपुर से ले कोई मणिपुर मसागी प्रोडक्ट पुथोक मी याम ले आई गोल सुदुनी को मोय मैम जो फोकस तोइने अइना अल्पेस्टा सिगुम नॉलेज मैम पिथोइ जु कई नम दा अल्पेस्टा दु तोरग अइना मतेंग पांगम दा पोतो अल्पेस्ना मतेंग पांगिना बने को हाइदि अखोय मणिपुर की नॉर्थ ईस्ट की प्रॉब्लम क्या जो सॉल्व तोरक ना बने अइना पिदे केनो आई तो आई गोन स्किल्स ले हाइदा जो आई थन तो ngam बना ते सो नोय मैम जो अइना स्किल्स एम ले पिथोरक तुने अदुमाय तोर तो मिनर का नखोय प्रॉब्लम मैम जो सॉल्व तो मिना दुने सेम थिंग अइना अल्पेस्टा पी जे दुने अल्पेस्ना तो जो केनो दा लुपा लिसिंग कुंथ्रा दगी हेना स्टोर सादा फोटो ngam jada mi do yankhai dagi na फोटो ngam jada mi do kamai ma lak manga thi dinu first thing ma lak manga do thi ngam ta di my business potential ai business mang ta ale horani ma grow to ngam maroi chumi ko hai je adu ita di adugi pot adugi field alpesna kumdaraga not only manipur north east india da अदुगुम मैम सिंग दुगी प्रॉब्लम सॉल्व तो लोई तो बीतारदी नंग अइना खंजब वाने नंग अइना खंजब वाने हबदी अखोइदि याम लाइन उब अखोइदि एवरीडे तो अखोइदि याम लाइन उब वाने वेबसाइट डिजाइनिंग अदगिदि ई-कॉमर्स स्टोर साबा का अखोइदि याम लाइन सीने सी एना खंदोक वाने
ꯈꯪꯗꯕ ꯃꯤꯗ ꯁꯨꯛꯈꯪ ꯈꯪꯗꯦꯕ ꯈꯪꯗꯕ ꯃꯤꯗꯗꯤ ꯌꯥꯝ ꯂꯨꯕ ꯄꯣꯠꯅꯤ ꯁꯤ ꯄꯥꯔꯠꯁꯦ ꯁꯤ ꯄꯣꯠꯁꯦ ꯑꯩ ꯀꯃꯥꯏꯅ ꯉꯝꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯁꯤꯗꯅꯦꯕ ꯇꯥꯎꯔ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯃꯇꯝ ꯃꯥꯡꯍꯜ ꯂꯩꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯈꯪꯗꯕ ꯃꯤꯗꯤ ꯁꯨꯛꯈꯪ ꯈꯪꯗꯦꯕ ꯑꯈꯪꯕ ꯃꯤꯅꯗꯤ ꯑꯩꯅ ꯈꯪꯉꯤꯁꯤꯕꯨ ꯏꯅꯐ ꯑꯣꯏꯔꯕꯅꯦ ꯍꯥꯏꯕ ꯄꯣꯠꯁꯨ ꯑꯗꯨꯝ ꯈꯜꯂꯛꯀꯅꯤꯕ ꯌꯥꯝ ꯋꯥꯠꯂꯤꯗ ꯁꯤꯗꯤ ꯌꯥꯝ ꯋꯥꯠꯂꯤꯗ ꯍꯥꯏꯕ ꯄꯣꯠꯁꯨ ꯑꯗꯨꯝ ꯂꯩꯅꯤꯕ ꯈꯪꯗꯕ ꯃꯤꯗꯗꯤ ꯁꯨꯛꯈꯪ ꯈꯪꯉꯣꯏ ꯃꯣꯏꯗꯗꯤ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯃꯣꯏꯗ ꯌꯥꯝ ꯂꯨꯅ ꯂꯧꯖꯩꯅꯦ ꯃꯣꯏꯗꯗꯤ ꯃꯣꯏꯒꯤ ꯚꯦꯂꯨꯁꯦ ꯌꯥꯝ ꯆꯥꯎꯋꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯃꯥꯅ ꯁꯣꯜꯕ ꯇꯧꯗꯣꯏꯅꯦ ꯃꯥꯅ ꯑꯗꯨꯒꯤ ꯁꯔꯚꯤꯁꯇꯣ ꯄꯤꯗꯣꯏꯅꯦꯕ ꯅꯪꯒꯤ ꯁꯤꯁꯇꯦꯝ एवरीथिंग नंगी साब खोटपसे नंग बजेट नंगी बजेट होटलगे एवरीथिंग नंग ऑनलाइन दमा लॉन्च तौजरो अदुगी इवन अदुगी सपोर्ट फाव अइना पीनी है पोसे लाकदुने सुमाई तौदना नोइगी स्किल से नोइगी स्किल सिगी नोइ स्किल सिगी मतुंग नोइना सर्विस से पैक तौरा कांदा सर्विस से पैक तौर माई वैल्यू द प्रॉब्लम सॉल्व तो तौर तारदी रिक्वायरमेंट दो मसक खंग तारदी अदुई मतुंग इन लाक्तुने सो नीलकांत हजिक तौइसे कइनो सर्विस से ज्ञान तहानगेबा नीलकांत की हजिक सर्विस अपग्रेड तौरे ना हान माई क्लास अइना लोइ अपग्रेड तौग्रबने सर्विस कई सर्विस नो मान तौइजे हाकेबा ख्वाई फर्स्ट दी माना अहाम तौरमिसे मा अपॉइंटमेंट सेटिंग द लेरकांदा अखोइगी एविएशन मैम सिंगी लीड जनरेट तौबिरंबा लाइक अतोप कैनो सिंग इंडस्ट्री की माना लीड जनरेट तौबिरंबा अदुगा अपॉइंटमेंट सेट तौ मीम ओरमे नाउ मागी हजिक क्लियर ओइरे मागी लंबेल क्लियर ओइ कइनो माई लंबेल जे नंदा माजे पूरा स्पेसिफिक लाए स्पेसिफिक लाइ जे फाइने स्पेसिफिक लाने कइनो मान तौबिजु याम लाइरे माई बिजनेस हजिक आइगी ओनदि माई बिजनेस याम लाइरे अइना खनबदा मानासु लाइन उरमनी ने खल्लिको कइनो आइगी कोकतो होतख्रबने माने होंदा हायबा आइगी हजिक सि लइबा सर्विस दे आइगी अनौबो चेंजेस से कमाई प्रोक्टिनो सिने सो इन हजिक हाई पोच सिने नंदी ऑलरेडी रिजल्ट डिलीवर तौरबा मिनी इवन नंगनसु एंगोंद फाउ रिजल्ट डिलीवर तौरे मैम दरोइ रिजल्ट डिलीवर तौरे अदु ताडी नंग खंगो नंगी इंडस्ट्री से नंगी निश से कनानो नंगी निश से ऑनलाइन एजुकेटर मैम सिंग अदगिदी ऑनलाइन की कोच मैम सिंग जे नंगी निश ने अदु ताडी इंडिया दा ऑनलाइन कोच क्याम लई ऑनलाइन एजुकेटर क्याम लई थाउजेंड्स 10,000s लइग्रे सो सी मैम सिंग नंग कनेक्शन सेमगा ओनली मोय कनेक्शन बिल्ड तौगी मतमदा four clients lakpa matamda that's enough for you you're going to get paid for like 2 lakhs 3 lakhs minimum 1 lakh 1.5 2 lakhs yam line aram da si posi kanata gyan ta de se mani si posi kanata gyan ta de karbar to wahai matamda tongwana pot am lae basi khangjalo si jam darka tai aina jo hai gib do ko amuko ju remind toro ke look belmar na have the making money is a skill life that's very important skills like the पैसा तान बंगम द्रिजे को skills ने मेन मिंगुन द फतवा तो बनते नंगी सर्विस तो प्रोवाइड तो इन पैकेज पिरे ने अदुई पोतु ने लकांदा नोजि माई सर्विस मागी आइडिया मा हजिक सेल्स याम हैरे सेल्स क्लोज तो मैम सिंग दे पैसा याम निलकांदा निसिदि को पैसा जे मनम नंबर मफम ने पैसा जे फदन लई मफम ने कई गिनो हाय के खरा एक्सप्लेन तरो के बुको सेल्स पाम द मी केना लइगे बोरी सेल्स पाम दब्रने बिजनेस दा सर सेल्स ती यामारो नि दा बिजनेस की सेल्स राव दी कई तोरनी exactly adu poto yo my system je gyan taw no service se gyan taw bugo man taw ri pose taw han te yam lairi already established hoiba mi already mi ne masa khangnar mi khara mi ne masa khara khangnar mi do magi lead se everyday yam the 40 50 20 30 lead generate toine lead generate toy pot da mana lead generate toy pot magi every 50 lead se mana loi close to bungam ni have like kaino my content the focus on my business the focus on me and the focus on me bisor je gyan tai ko hai je loi focus to ni nila kan thabak se kaino changani every lead se mana make sure to man deal close to duine every noi ma'am the hang business hor kan noi lead close to bungam je nila kan ta nak sat ya kaino man to je 50 lakh pot se mana pidu je kaino 80 to 90% ay nangi deal se close to bige nang mahan gi da poto lit to close to bige you give me 10% that's it 10% je kana no 10% je high ticket product ne hire je product amom se 1.5 lakhs ki product amom ne hire je nang na sana calculate to 1.5 lakhs ki product to holo paisa ni ko nu lei je paisa ni mun na gyan taw ko मुन्ना लो चलो 1.5 lakhs तो माना 10 client 15 lakhs 15 lakhs की 10% क्या नो 1,50,000 नट्रो 1,50,000 से 1 month ताली ने तान्या दुनी ने यहाँ पे कमाई तान दुनो कमाई ना मी कमाई ना सी 10 कमाई
ꯃꯤꯒꯤ ꯃꯁꯥꯒꯤ already 100 lead generate ꯇꯧꯔꯤꯕ ꯃꯐꯝꯗꯨ ꯅꯪ 10 close ꯇꯧꯕ ꯉꯝꯃꯣꯏꯗ꯭ꯔꯣ? That's a skill. That's a skill. ꯅꯪꯉꯣꯟꯗ ꯀꯩ hard work ꯆꯪꯉꯤ? ꯀꯩꯝ ꯆꯪꯗꯦ. ꯅꯪ ꯇꯧꯗꯣꯏꯁꯦ follow up, call up. ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯪ service charge ꯅꯤ ꯂꯩꯀꯥꯟꯗ ꯍꯧꯖꯤꯛ ꯂꯧꯗꯣꯏ service charge ꯁꯦ ꯀꯌꯥꯅꯣ? 50K ꯗꯒꯤ 1 lakh ꯐꯥꯎ ꯂꯧꯗꯣꯏꯅꯦ service charge. ꯀꯩꯒꯤꯅꯣ service charge ꯂꯧꯗꯣꯏꯁꯦ? backend ꯗ ꯃꯥ call up ꯇꯧꯈꯠꯄ ꯃꯌꯥꯝꯁꯤꯡꯒꯤ backend ꯗ follow up ꯇꯧꯕꯩ ꯃꯥꯏ ꯇꯤꯝꯗ salary ꯄꯤꯅꯕ ꯃꯌꯥꯝꯁꯤꯡ ꯂꯩꯇ ꯌꯥꯄꯣꯠꯇꯦ. So same thing. Service ꯍꯥꯏꯁꯦ ꯁꯤꯅꯦꯕ. ꯍꯌꯦꯡ ꯑꯜꯄꯦꯁꯅ ꯃꯥꯏ ꯁꯔꯚꯤꯁꯁꯦ ꯄꯤꯔꯀꯥꯟꯗ ꯃꯥꯏꯁꯨ ꯁꯦꯝ ꯊꯤꯡ ꯂꯥꯛꯇꯣꯏꯅꯦꯕ. ꯁꯔꯚꯤꯁ ꯒꯦꯝꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧ. ꯀꯩꯅꯣ ꯄꯩꯁꯥ ꯇꯥꯜꯂꯤꯁꯤ ꯀꯃꯥꯏꯅꯣ? ꯍꯥꯎ ꯍꯥꯏ ꯄꯣꯠꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯎ. ꯀꯩꯅꯣ ꯁꯔꯚꯤꯁꯁꯦ ꯄꯩꯁꯥ ꯌꯥꯝ ꯂꯩꯌꯦ. But again, headache ꯁꯨ ꯌꯥꯝ ꯆꯥꯎꯋꯦ. ꯑꯩꯅ ꯍꯥꯏꯒꯦ headache ꯁꯨ ꯌꯥꯝ ꯆꯥꯎꯋꯤ. But ꯀꯩꯝ ꯀꯥꯏꯗꯦ headache ꯁꯦ ꯅꯣꯏꯒꯤ ꯇꯥꯔꯒꯦꯠꯁꯦ ꯍꯧꯖꯤꯛ ꯅꯪ client 50ꯒ work ꯇꯧꯕ ꯍꯥꯏ ꯅꯠꯇꯦ. 2-3 clients is enough. ꯏꯃꯨꯡꯗ ꯐꯝꯅ ꯅꯪꯒꯤ personal brand ꯁꯦꯝꯅ 2-3 clients ꯀ work ꯇꯧ ꯍꯥꯏꯕꯅꯤ. ꯑꯗꯨꯒ ꯅꯪꯒꯤ ꯌꯥꯝꯗ꯭ꯔꯕꯗ 60ꯗꯒꯤꯅ 1 lakh ꯐꯥꯎꯁꯦ generate ꯇꯧꯅꯕ ꯍꯣꯠꯅꯖꯧ ꯍꯥꯏꯕꯅꯦꯕ. ꯑꯩ ꯇꯧꯍꯟꯒꯦꯕ. 1 lakh ꯇꯣ 3 months ꯇ generate ꯇꯧꯍꯟꯒꯦꯕ. Follow ꯇꯧꯔꯣ. Every step ꯁꯦ ꯅꯣꯏ apply ꯇꯧ. 1 lakh generate ꯇꯧꯗ꯭ꯔ ꯐꯥꯎꯗ ꯅꯣꯏ 50K ꯗꯤ generate ꯇꯧ ꯉꯝꯅꯦꯕ. ꯑꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯪꯗꯣꯏꯁꯦ ꯅꯤꯂꯀꯥꯟꯇꯅ generate ꯇꯧꯔꯒ ꯅꯣꯏꯅ ꯀꯃꯥꯏꯅ generate ꯇꯧꯔꯣꯏꯗꯣꯏꯅꯣ? 6 months ꯇ ꯅꯤꯂꯀꯥꯟꯇꯅ 2 lakh generate ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛ. ꯅꯣꯏ ꯉꯝꯃꯣꯏꯗ꯭ꯔꯣ ꯑꯗꯨ ꯄꯣꯠꯇꯣ? ꯉꯝꯃꯣꯏꯗ꯭ꯔꯣ? ꯀꯩꯗꯧꯕꯩ ꯉꯝꯃꯣꯏ ꯁꯥꯔ ꯇꯥꯔꯦꯗꯣ ꯉꯝꯗ꯭ꯔꯕꯅꯤ. Exactly. ꯁꯤ ꯄꯣꯠꯁꯦ ꯑꯩꯅ ꯇꯥꯛꯏꯅꯦ ꯑꯗꯨꯕꯨ ꯅꯤꯂꯀꯥꯟꯇꯗ ꯃꯁꯥꯒꯤꯁꯨ ꯑꯃ ꯌꯥꯎꯔꯤꯕꯀꯣ. ꯃꯁꯥꯒꯤ ꯐ꯭ꯂꯥꯏ ꯑꯣꯏꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯃꯁꯥꯗ. ꯑꯩ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠꯁꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯆꯪꯁꯤꯟꯕ ꯄꯣꯠ ꯑꯃ ꯂꯩꯔꯤꯕꯀꯣ. ꯅꯤꯂꯀꯥꯟꯇ ꯇꯥꯛꯄꯗꯤ ꯌꯥꯝ ꯂꯥꯏꯌꯦꯕ ꯑꯩꯉꯣꯟꯗ. ꯅꯤꯂꯀꯥꯟꯇ ꯇꯥꯛꯄꯗꯤ 30 minutes ꯈꯛ ꯆꯪꯉꯦꯕ ꯑꯩꯉꯣꯟꯗ. ꯃꯥꯏ ꯀ꯭ꯂꯥꯁ ꯑꯩ ꯌꯥꯝ ꯇꯧꯗꯦꯕ. 30 minutes ꯈꯛꯇꯅꯦꯕ ꯃꯉꯣꯟꯗ ꯑꯩꯅ ꯇꯧꯔꯤꯁꯦ. 30 minutesꯗ ꯀꯩꯅꯣꯅ ꯃꯥ already ꯃꯀꯣꯛꯁꯦ ꯍꯥꯞꯄ ꯂꯥꯛꯄ ꯄꯣꯠꯅꯤꯅ ꯂꯥꯏꯅ ꯄꯣꯠꯁꯦ ꯊꯣꯛꯑꯦꯕ. Again, ꯅꯣꯏ ꯃꯌꯥꯝꯗ ꯁꯨꯃꯥꯏꯅ ꯇꯧ ꯍꯥꯏ ꯅꯠꯇꯦꯕ. But ꯅꯣꯏ ꯃꯌꯥꯝꯁꯨ ꯌꯦꯡꯉꯨ. ꯅꯣꯏ ꯃꯌꯥꯝꯁꯨ ꯑꯗꯨꯒꯤ ꯏꯗꯨ ꯆꯦꯜꯂꯣ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯁꯦ. ꯐ꯭ꯂꯥꯏ ꯑꯣꯏꯌꯣ ꯍꯥꯏꯅ ꯅꯁꯥ ꯃꯅꯨꯡꯁꯤꯗ ꯀꯩꯅꯣ ꯇꯧꯔꯤ ꯄꯣꯠ ꯃꯌꯥꯝꯁꯦ. ꯀꯩꯅꯣ ꯑꯩ ꯁꯔꯚꯤꯁꯁꯦ ꯀꯩꯅꯣ? ꯑꯩꯅ ꯄꯤꯅꯤꯡꯉꯤ ꯁꯔꯚꯤꯁꯁꯦ ꯀꯩꯅꯣ? ꯃꯦꯕꯤ ꯑꯩ ꯁꯨꯃꯥꯏꯅ ꯄꯤꯅꯤꯡꯉꯤ, ꯑꯩ ꯁꯨꯃꯥꯏꯅ ꯕꯤꯜ ꯇꯧꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯅꯁꯥꯅ ꯐꯤꯒꯔ ꯑꯥꯎꯠ ꯇꯧꯔꯣ. ꯑꯩꯅ ꯍꯩꯕꯁꯦ ꯀꯩ ꯂꯩ ꯀꯩ ꯇꯝꯃꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯣꯏꯅ ꯚꯥꯞ ꯇꯥꯔꯒ ꯅꯣꯏ ꯍꯧꯖꯤꯛ ꯀꯩꯝ ꯚꯥꯞ ꯇꯥꯔꯝꯈꯤꯔꯣꯏꯕ. ꯑꯣꯀꯦ ꯍꯥꯏꯕꯗꯤ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯑꯩ ꯀꯃꯥꯏꯅ ꯁꯤ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯁꯦꯝꯗꯣꯏꯅꯣ ꯁꯤꯗ ꯄꯜ ꯂꯩꯔꯝꯒꯅꯤ. ꯑꯗꯨ ꯀꯩꯝ ꯈꯜꯂꯨꯅꯨ. ꯂꯣꯏꯅꯃꯛ ꯀ꯭ꯂꯦꯔꯤꯇꯤ ꯑꯃ ꯂꯣꯏ ꯂꯥꯛꯀꯅꯤꯕ. ꯀ꯭ꯂꯦꯔꯤꯇꯤ ꯂꯥꯛꯇ꯭ꯔꯤꯉꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ. ꯅꯤꯂꯀꯥꯟꯇꯁꯨ ꯑꯍꯥꯟꯕꯗ ꯃꯥ ꯂꯣꯏ ꯀ꯭ꯂꯦꯔꯤꯇꯤ ꯂꯩꯕ ꯅꯠꯇꯦꯕ. ꯃꯥ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯍꯪꯉꯛꯏꯁꯦ ꯃꯥ ꯄꯨꯔꯥ ꯐ꯭ꯂꯥꯏ ꯑꯣꯏꯅ ꯆꯠꯂꯨꯔꯅꯤ. ꯃꯥꯅ ꯍꯧꯖꯤꯛ ꯋꯥꯡꯈꯠꯂꯀꯥꯟꯗ ꯄꯨꯔꯥ ꯃꯩ ꯍꯧꯔꯨꯀꯥꯟ ꯃꯇꯝꯗꯗꯤ ꯃꯥ ꯆꯠꯈ꯭ꯔꯅꯤꯕ. ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯅꯤ ꯃꯥ ꯃꯩ ꯍꯧꯕ ꯃꯇꯝꯗꯗꯤ. ꯃꯩ ꯍꯧꯗ꯭ꯔꯀꯥꯟꯗ ꯍꯌꯦꯡ ꯃꯥꯏ ꯔꯤꯖꯦꯛꯁꯟ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯅꯤꯕ. ꯁꯥꯔ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯤ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤ ꯄꯣꯠꯁꯦ. ꯗꯦꯟ ꯑꯗꯨ ꯃꯇꯝꯗ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯀꯥꯟꯗ ꯑꯩꯅ ꯍꯥꯏꯔꯅꯦꯕ. ꯅꯤꯂꯀꯥꯟꯇ ꯑꯦꯅꯔꯖꯤ ꯈꯔ ꯍꯟꯊꯧ. ꯌꯥꯝ ꯍꯦꯟꯃꯜꯂꯦ ꯑꯦꯅꯔꯖꯤꯁꯦ ꯍꯥꯏꯔꯒ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯅꯤꯕ. ꯁꯦꯝ ꯊꯤꯡ ꯅꯣꯏ ꯃꯌꯥꯝꯗꯣ ꯀꯦꯕꯁꯨ ꯑꯜꯄꯦꯁꯁꯨ ꯇꯧꯗꯣꯏꯅꯦꯕ. ꯁꯦꯝ ꯊꯤꯡ ꯂꯣꯏꯅꯃꯛ ꯇꯧꯗꯣꯏꯅꯦꯕ. ꯑꯦꯅꯔꯖꯤ ꯃꯤ ꯑꯃꯒꯤ ꯑꯦꯅꯔꯖꯤ ꯍꯥꯏ ꯑꯣꯏꯕ ꯃꯇꯥꯡ ꯑꯃ ꯌꯥꯝ ꯂꯩꯌꯦꯕ. ꯃꯁꯥꯅ ꯆꯠꯂꯒ ꯑꯦꯅꯔꯖꯤ ꯍꯥꯏ ꯑꯣꯏꯈꯠꯂꯛꯄ ꯃꯇꯥꯡ ꯑꯃ. ꯑꯩ ꯂꯣꯏ ꯀꯥꯎꯊꯣꯛꯈꯤꯕ ꯃꯇꯥꯡ ꯑꯃ ꯂꯩꯌꯦꯕ. ꯑꯩ ꯁꯨꯝ ꯅꯤꯡꯁꯤꯡꯕ ꯍꯥꯏ ꯅꯠꯇꯦꯕꯀꯣ. ꯑꯩ ꯀꯥꯎꯊꯣꯛꯈꯤꯕ ꯃꯇꯥꯡ ꯑꯃ ꯂꯩꯌꯦꯕ. ꯁꯣ ꯑꯩ ꯈꯪꯉꯦꯕ ꯇꯧꯔꯅꯤꯁꯦ ꯈꯪꯉꯦꯕ. ꯑꯩ ꯀꯩꯝ ꯍꯥꯏꯔꯣꯏꯕ ꯑꯗꯨ ꯄꯣꯠꯁꯨ ꯑꯩ ꯃꯥ ꯃꯁꯥꯅ ꯈꯪꯅ ꯍꯥꯏꯔꯛꯑꯅꯤꯕ. ꯑꯗꯨꯅ ꯅꯣꯏ ꯅꯁꯥꯗꯨꯁꯨ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯐꯩ. ꯀꯩꯒꯤꯅꯣ ꯅꯣꯏ ꯅꯁꯥꯁꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯥꯜꯂꯅꯤ. ꯑꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯕ ꯃꯇꯝꯗ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤ ꯅꯪꯒꯤ ꯑꯦꯅꯤ ꯐꯦꯂꯤꯌꯔ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯁꯤ ꯅꯪꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯦ ꯈꯟꯗꯣꯛꯑꯣ ꯁꯤꯅꯦ ꯑꯩ ꯍꯥꯏꯁꯦ. ꯅꯪꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯂꯦꯁꯟ ꯑꯃ ꯇꯝꯕꯤꯔꯔꯤꯅꯦ ꯁꯤ ꯄꯣꯠꯁꯦ. ꯑꯗꯨ ꯈꯟꯕ ꯉꯝꯃꯀꯥꯟꯗ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯉꯝꯗꯣꯏꯁꯦ. ꯑꯦꯅꯤꯊꯤꯡ ꯅꯪ ꯅꯥꯛꯇ ꯂꯥꯛꯏꯕ ꯐꯦꯂꯤꯌꯔ ꯑꯣꯏꯒꯦꯔꯥ ꯔꯤꯖꯦꯛꯁꯟ ꯑꯣꯏꯒꯦꯔꯥ ꯁꯤ ꯃꯌꯥꯝꯁꯦ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯛꯄꯤꯕ ꯂꯥꯛꯏꯅꯦ. ꯌꯨ ꯍꯦꯞ ꯇꯨ ꯑꯟꯗꯔꯁꯇꯦꯟ ꯗꯤꯁ. ꯒ꯭ꯌꯥꯟ ꯇꯥꯏꯀꯣ? ꯔꯤꯖꯦꯛꯁꯟꯗꯤ ꯅꯣꯏ ꯉꯁꯤꯗ ꯆꯥꯎꯊꯣꯛꯅ ꯍꯥꯏꯒꯦ. ꯔꯤꯖꯦꯛꯁꯟꯗꯤ ꯄꯩꯒꯩ ꯂꯥꯛꯀꯅꯤ ꯅꯣꯏꯗ. ꯔꯤꯖꯦꯛꯁꯟꯗꯤ ꯅꯣꯏꯅ ꯃꯦꯁꯦꯖ 100 ꯊꯥꯕꯗꯀꯣ ꯔꯤꯖꯦꯛꯁꯟ ꯁꯨꯡꯍꯟ ꯍꯜꯂꯛꯇꯕ ꯃꯦꯁꯦꯖꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯅꯤ. ꯑꯗꯣ ꯑꯩꯅ ꯍꯪꯅꯤꯡꯉꯤ ꯀꯣꯏꯁꯟꯁꯦ ꯃꯦꯁꯦꯖ 100 ꯊꯥꯗꯔꯦꯕ ꯍꯜꯂꯛꯇ꯭ꯔꯦꯕ. ꯅꯪ ꯒꯤꯞ ꯑꯞ ꯇꯧꯒꯗ꯭ꯔꯕ? ꯗꯤꯅꯦꯁ ꯒꯤꯞ ꯑꯞ ꯇꯧꯒꯗ꯭ꯔꯕ? ꯈꯪꯗꯦ ꯁꯥꯔ ꯀꯩꯅꯣ ꯇꯧꯔꯣꯏ ꯈꯪꯗꯦꯕꯨ? ꯈꯔ ꯀꯩꯅꯣꯗꯤ ꯍꯟꯒꯅꯤ. ꯃꯦꯁꯦꯖ 100 ꯊꯥꯕꯗ ꯑꯝꯇ ꯍꯜꯂꯛꯇ꯭ꯔꯒꯗꯤ ꯀꯩꯅꯣꯗꯤ ꯑꯗꯨꯝ ꯍꯜꯂꯛꯀꯗꯣꯏꯅꯤ. ꯍꯟꯁꯨ ꯍꯜꯂꯛꯀꯗꯣꯏꯅꯤ. ꯈꯪꯅꯤꯗ. ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ. ꯉꯁꯤ ꯅꯣꯏꯗ ꯃꯦꯁꯦꯖ ꯐꯠꯇꯕ ꯑꯃ ꯄꯤꯒꯦ. ꯅꯣꯏ ꯅꯁꯥꯅ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯈꯟꯕ ꯉꯝꯃ ꯁꯨꯃꯥꯏꯅ ꯂꯥꯛꯏꯕ ꯃꯤ ꯍꯥꯏꯕꯁꯦ ꯅꯣꯏꯁꯦ ꯃꯌꯥꯝꯗꯩ ꯇꯣꯡꯉꯥꯜꯂꯦ ꯍꯥꯏꯕꯁꯦ ꯋꯥꯈꯜ ꯑꯃ ꯈꯜꯂꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ. ꯏꯆ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯒꯤ ꯁ꯭ꯀꯤꯜꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯈꯪꯉꯝ ꯇꯥꯔꯗꯤ ꯃꯤ ꯂꯣꯏꯅꯃꯛ ꯄꯩꯁꯥ ꯄꯥꯏꯔ ꯃꯤ ꯂꯣꯏꯅꯃꯛ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯅꯤ.
khara khatana tawba ngami je kaino khara khataga nanga khena je kaino aina tawba ngami je kaino nilakan tawba ngami je kaino alpesna tawba ngamaktu je kaino ade atopa mina tawba ngami je kaino nuni ngamoi je kaino si question je ina hangningai kaino difference kaino business di business ne nang dukan am hang do je boris na je my business ho do je my business thammi poche my business ida sales lakta ba kyam ji oram duni mikub ma chamane si ju si poche ma ju customer thi ni ma ju my business ki adu poto nangi customer lakte nang dukan thong jala chatori ba ban chatori ba dukan do customer lakte thong jala chatori ba chakado dine sakadro चलो सर दू comfort zone dai thok tan aki bele adi saji chat kadro give up to thong jala chakidro no ala tala lon jala magar ai to gin to kidro rồi ai wa mai gere siras nang ya pam jari imam gaji je nang imam gaji khangi jinga singa rang do rangani ai imam gaji khangi je 2015 dai khangam ne 2015 dane uringe thung hawji nang video uri uringa thungaga yo chana bas talaga wangang ba hebo hei to torang ngam mi ne ko hawjik ti handsome moi dana de makoi khakta dana de gi hero on gre hawjik ko si pot se kya no mana grind to ije 2015 da gi hawjik fawda 9 years 9 years ki grind man to ije 9 years ki grind dum nang khallo man ha le mi po je mai video ha ne video di yung kamai lai no ha adu tari ken te easy oi binate man 9 years grind to ra kan adu mafam do ngasi si yo imam gaji we so no mada imam gaji ki tap to ge ha adu impossible ne impossible nahi ngasi guarantee pi 100% adu impossible adu loser am gi wakhan ne nang hawji lai ba position de 7 years matung nang kamai lai ni ha this is the first thing you should know adu poto an khanga do nang na business build to je kamai na build to tu na ha position is name important way adu nang ngasi build sung to da bi da dum lai raga phamaga sum lai raga masana khangna client laksajani masana khangna customer laksajani ha du di chap kai ga mane kham rai simple example am bige nangi product se puthoy adu nui mung da dum kang kha tham dalaga ai customer soidan lakani moina ai product khangni hai poto adu ga wakan chap mane do kang kha thamba mi ngon uthok taba mi lakani na khala dum lai do sunlak lak tab do dum chap mane do poto di mi ngon yon ga ta di ken expose to tam nangi dukan ma hang do nangi dukan na product ko thamak tam same thing online jo du nangi skills to mi ngon do utuni nangi service business je kaino nangi skills to utuni same thing ne ina ngasi ju ai di ma da ina pyramid advice se one thing ne mo na pyramid ina nangi business se nang yam talent lai hai bai khange nang coding ni nam khange hai bai khange nangi plan jang on da hai bo ham ma hai ngam de dai hai nang lead lai tan business to sunga ro kai da nang lead generate to referral depend to re kamai nang business hing do no sine me hai je mo so same thing simyam sing de khanga dam ne simyam sing je hairake ko na hairake ko service package simyam sing service package hema kanda kamai na mingun da reach out to kani kamai na client phang kani hai pa client ama khak phangraba ama khak ka wari sunawraba confidence ayo grani one client sana ding enu confidence la usula la waiba amuktang bo sana gita di confidence la kani confidence paisala kani phone da suppose me na phone to re namun inquire to re nang service se ko brother nang se what's the price aha na clock nik tu ni kari no price se kya hai du no kari hai du no kai do no si dum pal lai du ne mong to lai du ne si thok to ro bane si pot nam jing ngasi aina hai man lo salo thok to ro bane pricing ga je lu go dan pricing ga je panga hap ya dan te pricing ga je na ai gi je mayam gi faina 1.5 tham ai sumaina 60000 thamage pricing ju nang gyan tabam darka tai service pi du pricing ju nang gyan tabam darka tai understand to bom darka tai nang gi value je kai no aina pi du work effort se kyam chang du no kai no in to du je balance se kai to ya ge hai po jana sana mun na bhap tabam darka tai so aduna idea music ai mun akiba like in the sense city university ne ai sing adum hai do ke ai gi mentorship program ga dei 1.5 ne ben lo 1.5 lo bum tam da mi ne ngonda 1.5 se yamal le ham da ken darka ta de darka ta de in the sense ai shi pun shi product se mi lo ni makina te not for everyone actually kai gi no ham tam da ai gi time du gi value do ai shana khangjei ai na piri value je nang compulsory result phang wai ne piak tu ni so ai gi service ai masak mun na khange bai
So aduna noi gi service teng na pidu report tu gi value du na sana pot kadam ne value khang kadam ne kai kai noi effort changi se kai tawi kai tawu da kai kamai kamai tawu da hai pot effort chen masak mun na khangmam darga tai adu ka ne package sem nga mak tu ne hoji loi khang ganu haira ke tam loi ha ke adu gi su class per ke course per ke service package kamai to ni kamai sem ni kai kai happy ai sunil gyan tari bo अरे सर kok ta sang bro सही सर kitang kitang change to de koi ju hai di koi gi hana gi thinking ma'am jing je koi gi hai di pesa tan bai maram da koi khang dri ma'am jing koi na only koi machine dang yo la ga to lei be thabok si to se koi no ji to du se koi thabok to ji hai je sunil ju bamkin ju loi ma grow to na si grow to ra ga kamai to guni ham tam da in fact mapan da gi koi service provider mapan da gi pesa kya am ta la koi ram da pesa pusal ge gen afaba way da good way da mi ngon service pi daga mi gi value problem solve toroga adu kan da koi gi paisa wat li ju hen da pusalak ta di manung da circle to ju hela ni paisa ju so sigi post ne bai no jik pa mai je ko ai sigi post ne hadi noi da bhab to ai je kai no da money making is a shine nangi skills to mi ngon da pirak ka du ni adai hen nang kai do adai hen nang kai do nangi service to nang yolak ka du nangi product to mi ngon yolak ka du ni atoba kai nang to du so nangi service to masa khang tam ne ko si khang da na business to sungya no no ji business to ning ai je product mai ta be product is service or be product or be any kind of product am di yun da sungya de mi gi problem solve to da di sungya ya de mi gi problem solve to da kamai product to kamai lai dun mi ni kamai lai dun product adu hana ba plan ta service package to wai adu da lak adu ne so duna khoi steps a service why first kai no ai gi niche ai gi industry masa khang pa then adu mitun da kai no ham tam da skill ma ina fazana develop to skills develop to matung da adu gi service pi sira adagi training lom chatha jira ke do shike hai pose lakpa kai gino service ke training ga lai ja ham da hojik ti ina have do training si ju mi se service provide to service provider thi dagi skills tam ning mi ni hele have se kem kai lai te mi on the skills tak pi gi bai je punchi chu pagi magi call right da punchi chu pai develop to lai gi to po ne so ani jana nang define to matung da next ke do guni hai matung da nang service package ta lai ai ngasi product ki namna de pallo ko product ki namna de pallo have di ke no da service ke product ke khenai ko service ke high ticket ne paisa cho wo pot thamba ya product di high price am thamba ya de product di matung ile until unless nang na kai gumba Gucci gumba Louis Vuitton gumba oi tar de du na makal mo ya du Louis Vuitton no Gucci gumba build to kai je sahi am changi du ne but that's a different thing but du paisa chaw na tan ge high tar di service ta lao coaching ta lao sigi industry that you can make a lot of money guarantee pi 100% guarantee pi you can make a lot of money so service package la nilagan slide control I high content marketing in the high grade but again I see madana I'm going to explain to content marketing is damn important we pone hamde nang ka minus howji ki service se package to lo matung da nang ki client je kamai fanga da ge have ne client je kai de no product to je client ki inquiry se kai de product to no have je content marketing is the first thing in this generation sigi internet era se content marketing is the first thing content marketing sina content marketing da ki koi ki client ne inquiry to ko ne client ne koi changa ka ne client ne koi question hangni ma pola ka na pi ri service tu matung ina client na ngon inquiry to ko ne duna content marketing in hanjo explain to gre sim da na yam high roge next to building connection close to where that's the first thing ngasi pi dur ba secret se fadan lok sa where building connections is quite important we pone khangda minadi ego rom da puthwe arrogant oi ba suya de ko arrogant oi tanang business to suya ad sima khang so suppose lunch in baje my services kenu ne hire je funnel developer ne hire je mas client kamai phang ni hire ge matam chang ni ko heng da phangoi ko heng phang di mo ha heng da phang di mo ha ka ni matam chang ni sina row ne ko row da mai to gani ha tan da suppose nang na funnels da Instagram da ore or even nangi surrounding da nang khangna jaba businessman online gi business to mi myam sing online gi coach online educator
ꯑꯗꯩ ꯁꯔꯚꯤꯁ ꯂꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯒ ꯊꯤꯔꯛꯄ ꯃꯇꯝꯗ ꯑꯣꯔ ꯕꯤꯖꯤꯅꯦꯁ ꯒ꯭ꯔꯣ ꯇꯧꯅꯤꯡꯉꯩ ꯃꯤꯁꯤꯡ ꯊꯤꯔꯛꯄ ꯃꯇꯝꯗ ꯀꯅꯦꯛꯁꯟꯁꯦ ꯌꯥꯔꯤꯉꯩ ꯁꯦꯝꯃꯨ ꯇꯆꯇ ꯂꯩꯌꯣꯕ ꯃꯣꯏꯒ ꯇꯆꯇ ꯂꯩꯌꯨ ꯑꯗꯒꯤꯗꯤ ꯈꯪꯅꯧ ꯍꯥꯏꯕꯗꯤ ꯈꯪꯅꯔꯀꯥꯟꯗ ꯅꯪꯅ ꯈꯪꯖꯕꯗꯣꯀꯣ ꯐꯅꯦꯜ ꯗꯔꯀꯥꯔ ꯂꯩꯕ ꯃꯤꯁꯤꯡ ꯈꯪꯖꯕ ꯃꯤꯁꯦ ꯈꯪꯅꯁꯜꯂꯨ ꯈꯪꯅꯔꯀꯥꯟꯗ ꯁꯤꯁꯤꯅꯦꯕ ꯔꯤꯌꯦꯜꯁꯦꯀꯣ ꯅꯣꯏ ꯑꯃꯨꯛ ꯈꯜꯂꯒ ꯀ꯭ꯂꯥꯏꯟ ꯐꯪꯕꯁꯦ ꯅꯣꯏꯅ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯃꯥꯔꯀꯦꯇꯤꯡ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯁꯤ ꯈꯛꯇꯪꯗ ꯎꯔꯝꯒꯅꯤꯕ ꯅꯣ ꯑꯗꯨꯗꯩ ꯀꯨꯝꯊꯔꯛꯑꯣꯕꯀꯣ ꯁꯤ ꯔꯤꯌꯦꯜ ꯋꯦꯅꯦꯕ ꯑꯩꯅ ꯂꯥꯛꯏꯁꯦ ꯔꯤꯌꯦꯜ ꯋꯦꯗ ꯀꯃꯥꯏꯅ ꯀ꯭ꯂꯥꯏꯟ ꯐꯪꯒꯅꯤ ꯍꯥꯏꯕ ꯄꯣꯠꯇꯨꯅꯦ ꯇꯥꯛꯂꯛꯏꯁꯦꯀꯣ ꯅꯪꯒꯤ ꯁꯔꯥꯎꯟꯗꯤꯡꯗ ꯑꯣꯏꯇꯥꯔꯁꯨ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯑꯅꯛꯄꯗ ꯍꯥꯟꯅ ꯀꯃꯥꯏꯅ ꯐꯪꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯍꯥꯟꯅ ꯁꯤꯗ ꯍꯥꯟꯅ ꯀꯣꯛꯁꯦ ꯂꯥꯛꯑꯣ ꯑꯅꯛꯄꯗ ꯏꯐ ꯏꯟ ꯀꯦꯁ ꯑꯩꯈꯣꯏꯅ ꯑꯅꯛꯄꯗ ꯂꯧꯁꯦ ꯍꯥꯏ ꯇꯥꯔꯗꯤ ꯅꯪꯒꯤ ꯔꯦꯐꯔꯦꯜꯒ ꯍꯥꯏꯗꯣ ꯅꯪꯒꯤ ꯔꯦꯐꯔꯦꯜꯒꯤ ꯊ꯭ꯔꯨꯗ ꯅꯃꯥꯟꯅꯕꯗ ꯑꯣꯏꯇꯥꯔꯁꯨ ꯅꯪꯒꯤ ꯁꯔꯚꯤꯁꯁꯦ ꯄꯨꯊꯣꯛꯑꯒ ꯑꯩ ꯁꯔꯚꯤꯁ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯌꯥꯔꯤꯉꯩ ꯃꯤ ꯈꯨꯗꯤꯡꯒꯤ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯛꯑꯣ ꯅꯪꯒꯤ ꯁꯔꯚꯤꯁꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯔꯤ ꯁꯔꯚꯤꯁꯁꯦ ꯁꯤꯅꯤ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔ ꯃꯤꯅ ꯑꯍꯥꯟꯕꯗ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯈꯔꯗꯤ ꯍꯥꯏꯐꯦꯠ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯅꯨꯗ ꯀꯥꯟꯗꯕꯗ ꯀꯥꯏ ꯍꯥꯏꯔꯒꯅ ꯃꯣꯏ ꯈꯪꯗꯕꯅꯤꯅꯀꯣ ꯃꯣꯏꯗꯨꯗꯤ ꯎꯠꯂꯨꯔꯅꯨ ꯃꯣꯏꯒꯤ ꯊꯤꯡꯀꯤꯡꯅꯦ ꯑꯗꯨꯗꯤ ꯕꯠ ꯁ꯭ꯇ꯭ꯔꯦꯟꯖꯔꯅꯗꯤ ꯅꯪꯅ ꯄꯤꯔꯛꯏ ꯄꯣꯠꯁꯦ ꯁꯔꯚꯤꯁꯁꯦ ꯃꯥꯏꯁꯦ ꯀꯩ ꯁꯔꯚꯤꯁꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯍꯥꯏꯐꯦꯠꯇꯪ ꯑꯣꯏꯁꯨ ꯌꯦꯡꯕꯒꯤ ꯍꯥꯏꯐꯦꯠꯇꯪ ꯑꯣꯏꯁꯨ ꯈꯪꯕꯒꯤ ꯀꯩꯅꯣꯁꯦ ꯑꯃꯨꯛ ꯍꯥꯏꯕꯗꯤ ꯃꯉꯣꯟꯗ ꯆꯥꯟꯁꯇꯣ ꯄꯤꯔꯛꯏꯅꯦ ꯅꯪꯅꯀꯣ ꯁꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯪ ꯀꯩꯗꯧꯕꯅꯤ ꯀꯅꯦꯛꯁꯟ ꯁꯦꯝꯃꯛꯑꯣ ꯀꯅꯦꯛꯁꯟꯁꯦ ꯁꯦꯝꯕ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏ ꯀꯅꯦꯛꯁꯟꯁꯦ ꯁꯦꯝꯃꯛ ꯇꯥꯔꯗꯤ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯍꯌꯦꯡ ꯇ꯭ꯔꯁꯁꯦ ꯂꯩꯅ ꯇꯥꯔꯗꯤ ꯃꯔꯛ ꯃꯔꯛꯇ ꯇ꯭ꯔꯁ ꯂꯩꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯅꯪꯅ ꯄꯨꯊꯣꯛꯄ ꯌꯥꯔꯦ ꯌꯥꯝ ꯂꯥꯏꯅ ꯃꯥꯏ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯗꯣ ꯈꯪ ꯇꯥꯔꯗꯤ ꯕ꯭ꯔꯗꯔ ꯅꯪꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯁꯤ ꯄꯣꯠꯁꯦ ꯑꯩ ꯐꯅꯦꯜꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯦ ꯅꯪꯒꯤ ꯐꯅꯦꯜꯒꯤ ꯁꯤ ꯕꯥꯔꯁꯦ ꯂꯥꯛꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯁꯦꯜꯁꯤꯁꯨ ꯀ꯭ꯔꯦꯛ ꯇꯧꯕꯒꯤ ꯆꯥꯟꯁꯦꯁ ꯌꯥꯝ ꯋꯥꯡꯉꯦ ꯀ꯭ꯔꯦꯛ ꯇꯧꯕꯒꯤ ꯆꯥꯟꯁꯦꯁ ꯌꯥꯝ ꯐꯥꯔꯁט ꯀ꯭ꯂꯥꯏꯟꯠ ꯑꯗꯨꯗꯩ ꯀ꯭ꯔꯦꯛ ꯇꯧꯕꯒꯤ ꯆꯥꯟꯁꯦꯁ ꯌꯥꯝ ꯋꯥꯡꯉꯦ ꯕꯠ ꯀꯅꯦꯛꯁꯟ ꯁꯦꯝꯃꯣ ꯍꯥꯏꯁꯦ ꯅꯪꯒꯤ ꯐꯅꯦꯜ ꯆꯥꯅꯔꯤꯕ ꯃꯤꯗꯨꯅꯤꯀꯣ ꯐꯅꯦꯜ ꯆꯥꯅꯗꯕ ꯃꯤ ꯅꯪꯅ ꯃꯤꯒꯤ ꯔꯦꯁꯇꯨꯔꯦꯟ ꯇꯧꯔꯤꯕ ꯃꯤꯗꯨꯗ ꯑꯗꯨꯗ ꯅꯪꯅ ꯑꯗꯨꯁꯨ ꯀꯅꯦꯛꯁꯟ ꯁꯦꯝꯕ ꯃꯤ ꯐꯠꯇꯕꯗꯤ ꯁꯦꯜꯐꯤꯁ ꯑꯣꯏꯌꯣ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯇꯤꯟꯅꯧ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯍꯧꯖꯤꯛꯀꯤ ꯅꯪꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯕꯤꯖꯤꯅꯦꯁꯀꯤ ꯗꯔꯀꯥꯔ ꯂꯩꯕ ꯃꯤꯁꯤꯡꯗꯨꯕꯨ ꯇꯤꯟꯅ ꯇꯥꯔꯗꯤ ꯇꯤꯟꯅꯕ ꯃꯇꯝꯗ ꯃꯥ ꯅꯪꯅ ꯈꯪꯉꯛꯄ ꯃꯇꯝꯗ ꯃꯥꯏ ꯃꯔꯝꯗ ꯁ꯭ꯇꯗꯤ ꯇꯧ ꯇꯥꯔꯗꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯅꯦꯛꯁꯟ ꯁꯦꯝ ꯇꯥꯔꯗꯤ ꯊꯥꯖꯕ ꯍꯥꯏꯁꯦ ꯂꯩꯈꯤ ꯇꯥꯔꯗꯤ ꯃꯤꯁꯦ ꯀꯩꯅꯣꯅꯦ ꯕ꯭ꯔꯗꯔ ꯅꯪꯒꯤ ꯁꯨꯃꯥꯏꯅ ꯐꯅꯦꯜꯗ ꯏꯁꯨ ꯂꯩꯁꯦ ꯑꯩ ꯁꯣꯜꯕ ꯇꯧꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯗꯅ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯁꯣ ꯁꯤꯗꯒꯤꯅꯦ ꯃꯅꯤ ꯃꯦकिꯡ ꯂꯥꯛꯀꯗꯣꯏ ꯁꯤꯗꯒꯤ ꯂꯥꯛꯀꯗꯣꯏꯅꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯗꯤ ꯁꯨꯃꯥꯏꯅ ꯀꯅꯦꯛꯁꯟꯁꯦ ꯍꯥꯟꯅ ꯕꯤꯜ ꯇꯧꯔꯛꯄ ꯀꯅꯦꯛꯁꯟꯁꯦ ꯀꯃꯥꯏꯅ ꯁꯦꯝꯃꯛꯀꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤ ꯍꯥꯟꯅ ꯋꯥꯈꯜ ꯈꯟꯊꯔꯛꯄ ꯃꯤꯒ ꯌꯥꯔꯤꯉꯩ ꯃꯤꯁꯤꯡꯁꯦ ꯃꯤ ꯂꯣꯏꯅꯕ ꯍꯥꯏꯁꯦ ꯀꯅꯦꯛꯁꯟ ꯍꯥꯏꯁꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯤ ꯄꯨꯝꯅꯃꯛ ꯈꯪꯅꯕ ꯅꯠꯇꯦꯀꯣ ꯅꯪꯒꯤ ꯏꯟꯗꯁꯇ꯭ꯔꯤꯗ ꯅꯪꯒꯤ ꯅꯤꯁꯇ ꯂꯩꯕ ꯅꯪꯒꯤ ꯁꯔꯚꯤꯁꯀ ꯔꯤꯂꯦꯇꯦꯗ ꯑꯣꯏꯕ ꯃꯤꯁꯤꯡꯁꯤꯒ ꯈꯪꯅꯁꯟꯕ ꯍꯧꯔꯣ ꯀꯩ ꯂꯩꯒꯦ ꯀꯃꯥꯏꯅ ꯇꯧꯏ ꯇꯤꯟꯅꯁꯟꯕ ꯃꯣꯏꯒ ꯃꯦꯁꯦꯁ ꯊꯥꯗꯅ ꯑꯗꯒꯤꯗꯤ ꯃꯣꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯆꯦꯠ ꯇꯧꯕ ꯐꯣꯂꯣ ꯇꯧꯅꯗꯅ ꯑꯗꯒꯤꯗꯤ ꯁꯨꯃꯥꯏꯅ ꯊꯝꯃꯣ ꯇꯆꯇ ꯂꯩꯔꯣ ꯅꯣꯡꯃꯗ ꯔꯁ ꯇꯧꯒꯅꯨ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯨꯝ ꯂꯥꯛꯑꯣ ꯑꯗꯒꯤ ꯃꯥꯏ ꯁ꯭ꯇꯣꯔꯤꯗ ꯀꯣꯃꯦꯟ ꯄꯤꯔꯛꯇꯅ ꯑꯗꯩ ꯔꯤꯂꯦꯁꯟꯁꯤꯞ ꯁꯦꯝꯃꯛꯑꯀꯥꯟꯗ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯅꯪ ꯇꯧꯗꯣꯏꯁꯦ ꯍꯥꯏ ꯇꯤꯀꯦꯠꯅꯦꯕ ꯅꯪ ꯇꯧꯏ ꯂꯨꯄꯥ ꯆꯥꯝꯃꯔꯤꯒꯤ ꯄ꯭ꯔꯗꯛ ꯅꯠꯇꯦꯕ ꯅꯪ ꯌꯣꯟꯗꯣꯏꯁꯦ ꯂꯨꯄꯥ ꯆꯥꯝꯃꯔꯤꯒꯤ ꯄ꯭ꯔꯗꯛꯁꯤꯗꯤ ꯌꯥꯝ ꯂꯥꯏꯌꯦꯕꯀꯣ ꯂꯨꯄꯥ ꯆꯥꯝꯃꯔꯤ ꯄ꯭ꯔꯗꯛꯁꯤꯗꯤ ꯋꯥꯟ ꯇꯥꯏꯝꯅꯦꯕ ꯅꯪꯅ ꯌꯣꯜꯂꯛꯇꯣꯏꯁꯦ 50K 60K 1 lakh ꯄ꯭ꯔꯗꯛꯅꯦꯕ ꯑꯗꯨ ꯄꯣꯠꯇꯣ ꯅꯪꯅ ꯊꯥꯗ ꯊꯤꯔꯛꯑꯣ ꯆꯍꯤꯗ ꯊꯤꯔꯛꯑꯣ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯒ ꯃꯥꯒ ꯔꯤꯂꯦꯁꯟshipꯁꯦ ꯈꯔ ꯁꯦꯝꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕꯀꯣ ꯔꯤꯂꯦꯁꯟshipꯁꯦ ꯁꯦꯝꯃꯛꯑꯀꯥꯟꯗ ꯅꯪꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯦꯛꯖꯤꯁ ꯇꯧꯔꯛꯑꯀꯥꯟꯗꯗꯤ ꯃꯥꯅ ꯁꯤ ꯅꯨꯄꯥ ꯊꯥꯖꯕ ꯌꯥꯃꯤꯅꯦ ꯃꯥꯒ ꯑꯩꯒ ꯐ꯭ꯔꯦꯟ ꯑꯣꯏꯔꯦ ꯌꯥꯏ ꯄꯤꯒꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯀꯣꯏꯅꯗꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯑꯅꯤ ꯑꯗꯨꯗꯩꯗꯤ ꯈꯔ ꯍꯣꯡꯗꯕꯤꯌꯨ ꯈꯔ ꯇꯥꯕꯤꯌꯨ ꯍꯥꯏꯕ ꯄꯣꯠꯇꯣ ꯂꯥꯛꯑꯅꯤ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯊꯣꯛꯄꯩꯅꯦꯕꯀꯣ ꯁꯤ ꯄꯣꯠꯁꯦ ꯑꯩꯅ ꯍꯥꯏꯔꯛꯏꯁꯦ ꯑꯗꯨ ꯄꯣꯠꯇꯣ ꯂꯩꯔꯛ ꯇꯥꯔꯗꯤ ꯁꯔꯚꯤꯁ ꯑꯗꯨꯝ ꯂꯧꯈꯤ ꯇꯥꯕꯅꯦ ꯅꯣꯏꯅ ꯄꯩꯁꯥ ꯇꯥꯟꯕ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯅꯣꯏꯅ ꯀꯩꯗ ꯂꯥꯛꯀꯦ ꯍꯥꯏꯕꯅ ꯁꯔꯚꯤꯁꯀꯤ ꯋꯥꯈꯜ ꯂꯥꯛꯄ ꯃꯇꯝꯗ ꯃꯤ ꯈꯔꯗꯤ USA ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁ ꯁꯤꯗ ꯍꯥꯟꯅ ꯂꯥꯛꯑꯦꯕ ꯑꯗꯨ ꯂꯥꯜꯂꯦ ꯍꯥꯏꯕꯅꯦꯕ ꯑꯅꯛꯄꯗ ꯂꯩꯔꯤ ꯃꯌꯥꯝꯁꯤꯡꯁꯤ ꯀꯅꯥꯅ ꯑꯅꯛꯄꯗ ꯂꯩꯔꯤ ꯑꯁꯤꯡꯕ ꯃꯤꯅ ꯂꯣꯏ ꯁꯔꯚꯤꯁ ꯂꯣꯏ ꯂꯧꯈꯤ ꯇꯥꯕ ꯑꯅꯛꯄꯗ ꯄꯩꯁꯥ ꯄꯥꯏꯈꯤ ꯇꯥꯕ ꯃꯤꯅ ꯑꯗꯨꯝ ꯁꯦꯠꯈꯤ ꯇꯥꯕ ꯖꯔ ꯂꯥꯎ ꯁꯦꯠꯈꯤ ꯇꯥꯕ ꯑꯅꯛꯄꯗꯒꯤ ꯑꯗꯨꯝ ꯅꯪꯅ UK ꯑꯦꯝ ꯇꯧꯔꯤꯀꯥꯟꯗ ꯅꯪꯅ USA ꯑꯦꯝ ꯇꯧꯔꯤꯀꯥꯟꯗ ꯁꯣꯝꯗꯗꯤ ꯑꯁꯤꯡꯕ ꯃꯤꯅꯗꯤ ꯁꯣꯝꯗꯒꯤ ꯂꯣꯏꯅꯃꯛ ꯁꯣꯝꯗꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯗꯣ ꯁꯣꯜꯕ ꯇꯧꯔ ꯄꯩꯁꯥ ꯄꯥꯏꯔ ꯃꯥ ꯃꯤꯂꯤꯅꯤꯌꯔ ꯑꯣꯏꯈ꯭ꯔꯅꯤ ꯁꯣ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦꯀꯣ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯕꯤꯖꯤꯅꯦꯁꯀꯤ ꯒ꯭ꯔꯣꯁꯦ ꯍꯦꯟꯒꯠꯂꯛꯏꯅꯦ ꯕꯤꯖꯤꯅꯦꯁꯀꯤ ꯗꯤꯃꯥꯟ ꯍꯦꯟꯒꯠꯂꯛꯏꯅꯦ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯌꯦꯁ ꯏꯔꯥꯡ ꯊꯣꯛꯑꯦ ꯀꯣ ꯏꯔꯥꯡ ꯊꯣꯛꯄ ꯍꯥꯏꯁꯦ ꯏꯔꯥꯡꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄꯒꯗꯤ ꯂꯩꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯣꯏ ꯋꯥꯔꯤꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯁꯤꯒꯤ ꯏꯔꯥꯡꯁꯤꯅ ꯍꯌꯦꯡ ꯁꯣꯜꯕ ꯇꯧꯈꯤꯕ ꯃꯇꯝꯗ ꯑꯃꯨꯛ ꯀꯩꯅꯣꯃꯨꯛ ꯂꯥꯛꯈꯤꯅꯤ ꯑꯃꯨꯛ ꯅꯦꯛꯁ ꯐꯦꯖ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯒ꯭ꯔꯣꯠꯀꯤ ꯀꯝꯄꯤꯇꯤꯁꯟꯁꯦ ꯑꯃꯨꯛ ꯋꯥꯡꯈꯠꯂꯛꯀꯅꯤ ꯑꯃꯨꯛ ꯕꯤꯖꯤꯅꯦꯁꯁꯤ ꯒ꯭ꯔꯣ ꯁꯨꯝ ꯍꯦꯟꯒꯠꯂꯛꯀꯅꯤ ꯕꯤꯖꯤꯅꯦꯁꯀꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟ ꯁꯨꯝ ꯍꯦꯟꯒꯠꯂꯛꯀꯅꯤ ꯁꯨꯝ ꯂꯥꯛꯀꯅꯤ ꯅꯣꯔꯠ ꯏꯁꯇ ꯑꯁꯥꯝꯗ ꯒꯨꯍꯥꯇꯤꯗ ꯍꯧꯖꯤꯛ ꯁꯦꯝꯒꯠꯂꯛꯏꯕ ꯑꯗꯒꯤ ꯗꯦꯜꯂꯤꯗ ꯁꯦꯝꯒꯠꯂꯛꯏꯕ ꯂꯣꯏ ꯑꯦꯚ꯭ꯔꯤꯗे ꯒ꯭ꯔꯣ ꯇꯧꯔꯛꯏꯅꯦꯕ ꯁꯨꯝ ꯒ꯭ꯔꯣ ꯇꯧꯔꯛꯏꯅꯦꯕ ꯁꯣ ꯗꯤꯃꯥꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯈꯠꯂꯛꯏꯅꯦꯕ ꯑꯗꯨꯏ ꯃꯔꯛꯁꯤꯗ ꯅꯪꯅ ꯀꯅꯦꯛꯁꯟ ꯁꯦꯝꯍꯧꯕ ꯀꯅꯦꯛꯁꯟ ꯁꯦꯝꯃꯒ ꯂꯩꯈꯤꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯑꯗꯨ ꯃꯔꯛꯇꯨꯗ ꯅꯪꯅ ꯑꯗꯨꯗ ꯃꯄꯥꯟꯗ ꯀꯥꯟꯊꯣꯛꯀꯗꯕ ꯌꯦꯡꯉꯨꯗꯣꯏꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯒ꯭ꯔꯣ ꯇꯧꯔꯛꯏꯕ ꯃꯐꯝꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯍꯥꯟꯅ ꯁꯣꯜꯕ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯈꯜꯂꯛꯑꯣ ꯃꯤꯅ ꯗꯣꯂꯔꯗ ꯇꯥꯜꯂꯦ ꯍꯥꯏꯕꯗ ꯗꯣꯂꯔꯗ ꯍꯦꯛꯇ ꯀꯂꯛ ꯃꯤꯍꯧꯗꯅ ꯗꯣꯂꯔꯗ ꯇꯥꯟꯒꯦ ꯍꯥꯏꯕ ꯄꯣꯠꯁꯤ ꯁꯤꯗ ꯍꯦꯟꯅ ꯆꯣꯡꯁꯤꯟꯈꯤꯅꯣ $10 ꯈꯛ ꯇꯥꯜꯂꯗꯤ ꯀꯩꯗꯧꯕ ꯗꯣꯂꯔ ꯑꯗꯨ ꯌꯥꯔꯕ $10ꯅ ꯌꯥꯔꯕꯣ ꯗꯣꯂꯔꯗ $10 ꯇꯥꯜꯂꯦ ꯌꯥꯔꯕꯕ ꯈꯤꯇꯪ ꯈꯜꯂꯣꯕꯀꯣ ꯔꯤꯌꯦꯂꯤꯇꯤꯗ ꯂꯥꯛꯑꯣꯕ ꯔꯤꯌꯦꯂꯤꯇꯤꯗꯀꯣ ꯑꯩꯗꯤ ꯑꯗꯨꯅꯦꯕ ꯑꯩꯒꯤ ꯋꯥꯈꯟꯗꯤ ꯑꯩ ꯃꯤꯅ US ꯇꯧꯈ꯭ꯔꯦ UK ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯗ ꯑꯩꯉꯣꯟꯗ ꯑꯩ ꯇꯧ ꯍꯥꯏꯅꯦꯕ ꯒꯣ
ꯇꯧꯔꯣ ꯁꯣꯝꯗ ꯍꯥꯡꯍꯜꯂꯝꯃꯣ ꯁꯣꯝꯁꯤꯅ ꯑꯩ ꯇꯣꯛꯄ ꯇꯧꯔꯒꯦ ꯑꯁꯦꯡꯕꯅꯦ ꯁꯤ ꯄꯣꯠꯁꯦꯀꯣ ꯇꯧꯔꯣ ꯂꯣꯏ ꯊꯣꯛꯈ꯭ꯔꯣ ꯌꯥꯏ ꯑꯩ ꯁꯣꯝꯗ ꯊꯣꯛꯄ ꯑꯩ ꯇꯧꯍꯧꯔꯒꯦ ꯀꯩꯅꯣ ꯁꯤ ꯄꯣꯠꯁꯤꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯌꯦꯡꯉꯨꯕ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯀꯌꯥꯝ ꯂꯩ ꯅꯣꯔꯠ ꯏꯁꯇ ꯀꯅꯥꯝꯇꯅ ꯌꯦꯡꯕꯤꯗꯦꯕ ꯅꯣꯔꯠ ꯏꯁꯇ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯁꯦ ꯀꯌꯥꯝ ꯂꯩ ꯈꯪꯕ꯭ꯔꯥ ꯀꯅꯥꯝ ꯈꯪꯗꯦꯕ ꯀꯅꯥꯝ ꯆꯪꯉꯨꯗꯦꯕ ꯑꯗꯨꯝ ꯃꯐꯝꯗꯨꯗ ꯌꯨ ꯑꯦꯁ ꯑꯦ ꯌꯨ ꯀꯦ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁ ꯇꯧꯕ ꯂꯩ ꯀꯥꯟꯗ ꯑꯗꯨꯝ ꯅꯠꯇ꯭ꯔꯣ ꯑꯩ ꯍꯥꯏꯖꯦ ꯔꯤꯁꯤꯔꯥꯖ ꯏꯃꯥꯝ ꯒꯥꯖꯤ ꯑꯦꯟꯗ꯭ꯔꯨꯇꯦꯠ ꯇꯧꯔꯤꯀꯥꯟꯗ ꯃꯌꯥꯝꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯀꯦꯜꯗ ꯀꯃꯥꯏꯅ ꯌꯧꯅꯤ ꯂꯣꯀꯦꯜꯒꯤ ꯑꯪꯀꯨꯔ ꯋꯥꯔꯤꯀꯣꯔꯅ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯒꯤꯗꯤ ꯀꯩꯅꯣꯅ ꯀꯩꯅꯣꯅ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯔꯤ ꯗꯦꯞ ꯒꯠꯕꯤꯅ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯅꯥꯝ ꯈꯪꯄꯣꯠꯇꯦ ꯀꯅꯥꯝ ꯈꯪꯄꯣꯠꯇꯦ ꯀꯩꯅꯣ ꯑꯩ ꯏꯟꯗꯤꯌꯥ ꯌꯦꯡꯗꯦ ꯑꯩ ꯗꯥꯏꯔꯦꯛ ꯏꯃꯥꯝ ꯒꯥꯖꯤꯅꯦ ꯑꯩ ꯗꯥꯏꯔꯦꯛ ꯑꯦꯟꯗ꯭ꯔꯨ ꯇꯦꯠꯅꯦ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯌꯦꯡꯗꯦ ꯀꯩꯕꯨ ꯌꯦꯡꯗꯣꯏꯅꯣ ꯁꯤꯅꯦꯕ ꯂꯩꯁꯦ ꯁꯣ ꯑꯩꯅ ꯍꯥꯏꯁꯦ ꯀꯩꯅꯣ ꯃꯥꯏꯟꯗꯣ ꯕꯤꯖꯤꯅꯦꯁꯇ ꯂꯥꯛꯑꯣ ꯍꯥꯏꯅꯦꯕ ꯌꯦꯡꯉꯣ ꯏꯃꯥꯝ ꯒꯥꯖꯤ ꯌꯦꯡꯉꯣ ꯂꯔꯟ ꯇꯧꯔꯣ ꯑꯩ ꯅꯍꯥꯟꯁꯨ ꯍꯥꯏꯒꯦ ꯂꯔꯟ ꯇꯧꯔꯣ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯀꯃꯥꯏꯅ ꯃꯥꯅ ꯇꯧꯔꯤ ꯄꯣꯠꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯀꯃꯥꯏꯅ ꯕꯦꯅꯤꯐꯤஷꯤꯌꯦꯜ ꯄꯤꯕ ꯌꯥꯕ ꯂꯧꯕ ꯌꯥꯕꯒꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯃꯥꯒꯤ ꯁꯣꯁꯥꯏꯇꯤꯗ ꯕꯦꯅꯤꯐꯤꯠ ꯄꯤꯔꯤꯅꯦꯕ ꯏꯃꯥꯝ ꯒꯥꯖꯤꯒꯤ ꯅꯪꯅ ꯍꯥꯏꯖꯕ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯀꯣꯟꯇꯦꯟ ꯌꯦꯡꯕ ꯋꯥꯅꯤ ꯃꯥꯒꯤ ꯁ꯭ꯇꯨꯗꯦꯟꯗ ꯌꯦꯡ ꯇꯥꯔꯗꯤ ꯃꯥꯒꯤ ꯁ꯭ꯇꯨꯗꯦꯟꯁꯦ ꯃꯦꯛꯁꯤꯃꯝ ꯌꯦꯡꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥ ꯃꯆꯥ ꯀꯩꯁꯨ ꯌꯥꯝ ꯌꯥꯎꯔꯝꯃꯣꯏꯕ ꯈꯔ ꯌꯥꯎꯔꯝꯒꯅꯤ ꯀꯩꯁꯨ ꯌꯥꯝ ꯌꯥꯎꯔꯝꯃꯣꯏꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯉꯣꯟꯗꯒꯤ ꯏꯟꯗꯤꯌꯥ ꯃꯆꯥ ꯑꯪꯀꯨꯔ ꯋꯥꯔꯤꯀꯣꯅ ꯍꯦꯜꯂꯝꯒꯅꯤ ꯗꯦꯞ ꯒꯠꯕꯤꯅ ꯍꯦꯜꯂꯝꯒꯅꯤ ꯃꯉꯣꯟꯗꯒꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯏ ꯊꯥꯖꯖꯕ ꯃꯤꯗꯨꯅꯤ ꯃꯥꯏ ꯊꯥꯖꯖꯕ ꯃꯤ ꯃꯥꯒꯤ ꯆꯥꯅꯖꯕ ꯃꯥꯏ ꯃꯔꯝꯗꯝꯒꯤ ꯃꯥꯏ ꯁꯣꯁꯥꯏꯇꯤꯒꯤ ꯃꯥꯏ ꯄꯣꯠꯇꯣ ꯂꯥꯛꯏꯅꯦꯕ ꯁꯣ ꯁꯦꯝ ꯊꯤꯡ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯠꯁꯦ ꯅꯣꯏꯁꯨ ꯅꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯇꯧꯕ ꯄꯣꯠꯁꯦ ꯁꯤꯁꯤꯅ ꯇꯧ ꯍꯥꯏꯁꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯁꯤꯅꯦꯕ ꯁꯔꯚꯤꯁ ꯄꯤꯔꯦꯅ ꯍꯦꯛꯇ ꯁꯔꯚꯤꯁꯇꯣ ꯀꯥꯟꯊꯣꯛꯑ ꯆꯠꯀꯅꯣꯕꯀꯣ ꯍꯥꯏꯕꯗꯤ ꯀꯥꯏꯗ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯕ ꯌꯥꯕꯒꯦ ꯀꯥꯏꯗ ꯀꯩ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤ ꯈꯪꯉꯛꯑꯣꯕ ꯁꯤ ꯄꯣꯠꯁꯤꯡꯁꯦ ꯅꯪ ꯍꯧꯖꯤꯛ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯍꯥꯏꯔꯦ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯏ ꯀꯣꯃꯔꯁꯀꯤ ꯑꯩꯅ ꯍꯧꯖꯤꯛ ꯑꯜꯄꯦꯁ ꯍꯧꯖꯤꯛ ꯍꯥꯏꯁꯦ ꯁꯤꯅꯦꯕ ꯏ ꯀꯣꯃꯔꯁꯀꯤ ꯗꯤꯃꯥꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈꯠꯂꯦꯕ ꯄꯩꯒꯦꯅꯁꯨ ꯋꯥꯡꯈꯠꯂꯛꯏꯁꯦ ꯁꯣ ꯑꯩꯅ ꯍꯥꯏꯌꯦ ꯃꯉꯣꯟꯗ ꯗꯤꯜ ꯑꯃꯅꯤ ꯀ꯭ꯂꯣꯖ ꯇꯧꯔꯣ ꯀ꯭ꯂꯣꯖ ꯇꯧꯔ ꯃꯇꯨꯡꯗ ꯃꯄꯥꯟꯒꯤ ꯄꯥꯔꯠꯁꯦ ꯄꯥꯏꯕ ꯃꯇꯝꯗ ꯃꯄꯥꯟꯒꯤ ꯄꯥꯔꯠꯇꯒꯤ ꯅꯪꯉꯣꯟꯗ ꯗꯤꯜ ꯀꯌꯥ ꯑꯃ ꯂꯥꯛꯈꯤꯅꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔ ꯇꯥꯟꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯕ ꯑꯗꯨꯅ ꯇꯨꯝꯅꯤꯡꯉꯕ꯭ꯔꯥ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔ ꯇꯥꯟꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯇꯥꯟꯈꯤ ꯇꯥꯔꯗꯤ ꯑꯩ ꯆꯥꯎꯊꯣꯛꯅ ꯍꯥꯏꯒꯦꯕ ꯅꯣꯏꯗ ꯅꯣꯏꯒꯤ ꯃꯪꯂꯥꯟꯁꯦ ꯄꯨꯔꯥ ꯎꯍꯟꯒꯦꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔ ꯍꯦꯛ ꯂꯩꯈ꯭ꯔꯕ ꯄꯩꯁꯥ ꯈꯔ ꯍꯦꯛ ꯂꯥꯛꯈ꯭ꯔꯕ ꯍꯥꯒꯠꯆꯕꯁꯦ ꯍꯦꯜꯂꯛꯀꯅꯤꯕ ꯍꯥꯒꯠꯆꯕꯁꯦ ꯈꯪꯕ꯭ꯔꯥ ꯍꯦꯜꯂꯛꯄ ꯃꯇꯝꯗ ꯑꯗꯨ ꯃꯇꯝꯗꯗꯤ ꯅꯪ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕꯗ 30Kꯒꯁꯦ ꯅꯉꯣꯟꯗ ꯀꯩꯁꯨ ꯂꯩꯇꯅ ꯎꯔꯛꯀꯅꯤꯕ ꯁꯤꯗꯤ ꯒꯦꯝꯅꯦ ꯁꯤ ꯑꯟꯗꯔꯁꯇꯦꯟ ꯇꯧ ꯁꯤ ꯒꯦꯝꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧ ꯑꯍꯥꯟꯕꯗ ꯑꯩꯉꯣꯟꯗ ꯑꯁ 10K ꯆꯪꯉꯦꯍꯦ ꯀꯥꯏ ꯍꯥꯏꯕꯁꯦ ꯐꯥꯔꯁ ꯇꯥꯏꯝ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯇꯝꯗ ꯑꯦꯛꯁꯥꯏꯠꯃꯦꯟ ꯂꯥꯛꯈꯤ ꯕꯠ ꯅꯨꯡꯇꯤꯖꯥꯏꯒ ꯁꯨꯝ ꯆꯪꯁꯤꯜꯂꯛꯑꯀꯥꯟꯗꯒ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤꯗꯒ ꯅꯪ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯒ ꯀꯩꯅꯣꯒ 50Kꯒ ꯌꯧꯁꯟꯈꯤ ꯇꯥꯔꯗꯤ ꯀꯩꯅꯣꯍꯦ ꯁꯤꯒꯤ ꯐꯤꯜꯁꯦ ꯂꯥꯛꯈꯤꯅꯤ ꯁꯣ ꯁꯤꯗꯤ ꯅꯪꯒꯤ ꯑꯦꯛꯁꯥꯏꯠꯃꯦꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝ ꯑꯣꯏꯅ ꯂꯥꯛꯈꯤꯅꯤꯕ ꯅꯣꯡꯃꯗ ꯂꯣꯏ ꯂꯥꯛꯑꯣꯏꯕ ꯒꯦꯝꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯒꯦꯝꯁꯦ ꯐꯖꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯒꯦꯝꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯕ ꯂꯣꯏꯔꯦ ꯒꯦꯝꯁꯦ ꯀꯩꯅꯣ ꯁꯤꯝꯄꯜ ꯒꯦꯝꯁꯦ ꯀꯩꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯕ ꯀ꯭ꯂꯥꯏꯟꯒ ꯀꯅꯦꯛ ꯇꯧꯕ ꯔꯤꯌꯦꯜꯗꯅꯤꯀꯣ ꯑꯣꯟꯊꯣꯔꯛꯏꯁꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯝꯇ ꯅꯠꯇꯦ ꯗꯥꯏꯔꯦꯛ ꯀ꯭ꯂꯤꯌꯔ ꯀꯠꯅꯦ ꯂꯥꯛꯏꯁꯦ ꯍꯧꯖꯤꯛ ꯁ꯭ꯀꯤꯜ ꯗꯦꯕꯂꯞ ꯇꯧꯕ ꯃꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯕ ꯅꯪꯒꯤ ꯀ꯭ꯂꯥꯏꯟ ꯃꯁꯛ ꯈꯪꯕ ꯔꯤꯆ ꯑꯥꯎꯠ ꯇꯧꯕ ꯀꯅꯦꯛ ꯇꯧꯕ ꯁꯔꯚꯤꯁ ꯄꯤꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯍꯥꯏꯔꯛꯑꯅꯤꯕ ꯐꯖꯕ ꯄꯥꯔꯠ ꯑꯃ ꯄꯨꯔꯛꯑꯒꯦꯕ ꯍꯧꯖꯤꯛ ꯐꯔꯦ ꯑꯩꯅ ꯀꯩꯅꯣꯗꯤ ꯇ꯭ꯔꯁꯇꯤ ꯁꯦꯝꯃꯦ ꯇ꯭ꯔꯁꯁꯦ ꯀꯃꯥꯏꯅ ꯁꯦꯝꯗꯣꯏꯅꯣ ꯍꯥꯏꯔꯦ ꯀꯅꯦꯛꯁꯟ ꯈꯛꯇꯪ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯈꯛꯇꯪꯗꯤ ꯀꯅꯦꯛꯁꯟ ꯁꯦꯝꯗꯦ ꯌꯦꯁ ꯗꯦꯠꯁ ꯐꯥꯏꯟ ꯑꯗꯨꯗꯤ ꯑꯣꯟꯂꯤ ꯐ꯭ꯔꯦꯟꯁꯤꯞꯀꯤ ꯔꯤꯂꯦꯁꯟꯁꯤꯞꯅꯦꯕ ꯀꯥꯟꯗ ꯁ꯭ꯂꯥꯏꯠ ꯎꯠꯂꯣ ꯁꯤ ꯁꯤꯀ꯭ꯔꯦꯠꯅꯦ ꯌꯥꯝ ꯊꯤ ꯂꯥꯏꯕ ꯁꯤꯀ꯭ꯔꯦꯠꯅꯦ ꯁꯤ ꯅꯦꯛꯁ ꯁꯤ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯌꯥ free service close to where this is the secret this is the secret to get high paying clients Ruzan gyan tabra Ruzan gyan tabro ꯇꯥꯏ ꯁꯥꯔ si secret ne no kamain free service pire kamai pisa tandeno haye open digit kai gi thingnare open digit ai hai ai wa amtang haige open digit nongon
Upendojit, nangi business se ai ure. Na ingunda 1 month or 10 days aingunda piu. Ai nongone sikim charge tawre. Ai nangi business development kar changes kar purake ai nangi business. Or nangi system gi automation is ikar changes kar purake. Upendojit na dula ingunda no haigadro. Hai rồi. Yes, I know. Si kaino si free service ne nangi kaino si pide nangi trust ne pide trust exchange soine trust exchange kaina hai ai kem pam de nangondagi genuinely I want to help you help tawra matunga nangi value du masa khangi tardi asimi je fire ne my products nang se mai ki company da need oi khang tardi kai tawi mana pay kai tawi to oi dun nangi need se phone bam dar ka tai nangi need se have the ai siga thabak to mina matam da nangi kana ba si phangani ha si ut ka da ne sine real business to is businessman na business to business ta mi mem dil to isi kaino sumingo businessman sing de kan do mi ge dil to dom ne am businessman na dil to buse businessman ani dil to mutam da ma gi su kana phangna ba ama gi su kana phangna ba ani ma kana ba phangna ba ngata ne to nei mem sing koi grow to mina je hai ne free the cam service like free the cam like tip grow to mina matam ne trust to pinna se trust to pinner matung da ivani grow to mina je hai ne so same thing hojik nang Borista businessman ni jika ngomna Borista suppose Borista example ne ko Borista ni haide Borista ki client oi ge haide mi na client oi ge na Borista chalaga Borista wathi warem to matam da mongona matam lai roi kai gino na mai masa gi business alive da masa gi tamjana masa gi grow to no hona da mongona matam lai te chumi ko haide so same thing si posida nana changaga wathi warem to utardi clear cut to mi una solution pi da tardi mi jodum ai pam den thoki thamne so clear cut ne business is a clear cut ne student si boy value pi ge no student si boy value pi ge si to ge si nang dam si solve to ya bra ai ya de to bi so bi no ha ka dro du loin ma ha ka ni nang na value du pi ge ha ta di let's see yenga se nang ai ngona phajana nang service fan provide to bi ro ya re du yenga nang na hai bi ya re fare ai nong da 10 days or 1 month ai nong pura free to thoge if kariguma change sama laba kariguma result am phang batarba ibani thabak to minus that's like a businessman free nga opposite fatte ba ko free nga opposite ya de free nga opposite ba ji chunga ya de karigino am da free gi value je name so nang na hai je kaino ai nang da 1 month ki nang da free to thopi ge hai ne 1 month of 5 days 10 days 15 days if you satisfied let's work sidai hen ba kai kamai sidai hen ba fazaba dil to ningai lai bom ta haro Dinesh like right bro ꯂꯩꯇꯦ ꯍꯣꯏ ꯑꯩꯗꯨ ꯑꯗꯨꯃꯥꯏꯅꯕꯨꯗꯤ ꯈꯜꯂꯝꯃꯦ ꯍꯥꯟꯅ ꯁ꯭ꯀꯤꯜ ꯂꯩ ꯇꯥꯔꯒꯗꯤ ꯄ꯭ꯂꯥꯟ skill zo le hen duini so sizu skills ne dil to bo mi gi ai experience ne in the way je ai experience to ai pithar ne ko hadi kaino rahul nai je kaino Sir, power of free heaven. oh okay so gyan taw bai hai po je ko si yam live bo nuina yam lu na complex hoina lowe ba business hai ma na complex hoina ai gi pot ne me hai je ai no wai sa ma tam da ai ni hai je client yam pam de 3-4 clients are enough ne 3-4 clients client yam ma kai do du nu lupa lising tara pi ba client tara le ga kun le lak ani ta la ga du ne ba tha su ta sa ra ga adagi di kaya to udara kamai ke do nang client service pira ko service ni ko hai je service matam nang kamai to headache to su to wa na thanda kamai to ngam du nu alu chorpudi special oiba high class oiba client matam sangazu crack to thak client ani ga work to minaraga tha gi lupa lising yang khai thirak ta di yadro du ne that's a adugi game je sigi technique se sina ga da ne mi di client yama to le ei pam de smart khoi smart work se darka ta ba deal to matam da si mi je thabak to mina ya de nang khang kan pay to ngam ni ngam aduna ne mi ngon da always hang form se matam nang gi service se inquiry la kan da nang hanga da service inquiry la matam da
what's your budget? First thing you need to ask, what is your budget? Okay. Next thing, what is your income? How much are you making in a month, in a year? Kaino si to ise. Nangonda shit to lo yor, nangonda lo yor ani magi ID, magi keno ma'am sing to address ma'am sing lo yor mana high gi ma mention to my quality ma'am ding to. Yor kan ga dong filter to thoni na Excel sheet or nangi Google sheet text filter to tho. Yengo, who is making 10 lakhs a year? Kana final to tho. Who is making 1 lakhs a year? Final to tho. Who is making 5,000 rupees a month? Lo yeng tho. Lo categorize to matung da. Then kedo guni ham tamda. Adu tan nang khange. Ai service price kyan? 50,000 per month. Okay. Games again taro 50,000 per month. How much is he making? 5,000 rupees a month. Don't waste your energy. Don't waste your energy. Sangurano. Kay gino ngam da. Tirek pang ngamarweb. See example ne clear karne koi na hai je. 2 lakhs a year. 13 lakhs a month. Okay. Nang khange du tardi. Reach out toro. Connection ka mai share ni ha nang khangani. Mind hot lab nang magi details so khangani de magi. What do you want? Hai pose nang hanga da service ta. What do you want? Adu hanga ka adu tardi na chawra pong khange. Wai sanare deal close to we chance pong ani. So sikum jam darka le bu kanam khangam mo sikum pot me am sing je. Kai gin hoina form low is ka have je. Sukang khang dom yam le rom kani. Nung siba gen taro ta da bra. Form low is a form the pang low na te loaning yen low na te. There is a meaning behind it. Form low is a pang low na te pang low the low ya deba. Haying Boris na magi website hang dura kana Boris nangi website ta inquiries ki option tham ga dabne anything nangi product gi maramda or product offer lak pagi subscription ama email list low ga dabne adagi di WhatsApp contact low ga dabne kigino marketing dem na work to yamna tarka ta si por mem jing si por mem jing nang object jik bumpkin na hojik jewelry ta la leri po to da jewelry nangi customer mem sing dugi nang na nang kamai sheme nang customer mem sing kamai sheme ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯍꯦꯟꯕꯗꯤ ꯇꯧꯗꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯗꯛꯇꯣ ꯑꯗꯨꯝ ꯃꯤꯅ ꯄꯥꯝꯕ ꯑꯣꯏꯕꯀꯣ ꯑꯗꯨꯅ ꯁꯦꯜꯁꯇꯗꯤ ꯌꯥꯝ ꯋꯥꯗꯕ ꯍꯥꯏꯇꯥꯔꯦ. Okay. So si khang di bai ne ko. So great salesman di ke do gani ham the great salesman di mana la iba customer ma'am sing je community ki da tham bu yai. WhatsApp community in tham bu yai. Kai no yam like ni. Nang hang client nang ngon de hek lai gi ba yon be nang hire. Okay brother ai gi smile ai gi WhatsApp community am lai stage ai na jewelry new jewelry ma'am sing update tore discount la ko sing ma'am update tore. Sei sa join to bu da kem kai ber kai da bra. Kai di hai ta phone number share to bi ra mai WhatsApp te to jar kem. Lore ken. Add to give se kai no ham tam da adu ita di si customer ngasi lai gi ba customer je mo hang haloi have lai. So that means nang na promote to report nang na thamba boto anything nang la ka jewelry nang na hang chang ko mo tam so mi jam lai khat pa ki chances to wang ani. So chi ju marketing chi digital marketing ni manung da WhatsApp te community se man thang ri nga ta ni. Game je bab to sajit kai no tum ning abo. What's a game je bab to understand the game. Game je fa understand to ta di. Turjit gyan ta da bra. Sir gyan tai. Ngamodro ngamodro. Ngamni sir. To understand to game je ko. Sini hai po understand to ta di. Yam line na paisa tan bang makani. So duna ai no community se mo hai du kai gino adagi mi on the form local ai kai gino hayeng loi khang kani matang matang to wa khang kani hoji dinu kem khang dem dinu just starting point the line phase am the line no pal laga line just hogala kanda business pankal akanda gyan ta da ma'am gyan ta da ma'am loi tholak kani adu gyan ta da ma'am sing do kok na bane ko hai di thengna da na ne ai ngasi hai ai ngon thengna ko potu noi thengna da na ai di ai yamna isana yenga to khibne ai ngon dem matam yam chang gi ko but again adu ma'am sing noi thok ta na bane form palak iba form je kai gino adagi di email la ko to je kai gino adai sung macha ma'am chang khango ba akoi de ke do akoi achobo sing da na yam focus to ka macha je kau thu but macha je ni ma'am important way macha je hana focus to gom dar ka thai piso je gyan ta bra so duna ai no je hai do free service suppose kana no sai coaching da learning ba hai coaching da learning ba hai example pirak ke coaching gi ni se
coaching in is taken hack. Lots of money. Lots of money. Lots of money is lower coaching in is in high. Kaigino Hampton the coaching to give demand like. Ma'am, the oh, I'm growth only, ma'am. The oh, I'm skills. US the year, no tea, but the US the can only can say, we porn yang behind the number quotes for lay. Same money. Porn struggle to you, ma'am, think the problem solved on me for lay. And people are paying to join this course, to join this community. So, which the Diamna. I'm taboo with Makalam, which the Deposition port ma'am things. But me, I'll do Dukimatic me, I'll do Dukimatic demands, Dukimatic lay name. Hangover industry, anything yang mo tamna ngasi dagi no US ki content consume tawgera mapani content consume tawgera kaino tawri poche kaino haba game je hana munna bhap taw maning da lei poche kaino ha je bhap taw bap sunga ta da di mina paisa ta li poche kamai ta li na su khang no excitement entertainment lom no chat lai ta di entertainment lom chakhini but being a businessman nang focus to gudab je magi behind the scene je kaino adu bhap ta bam darka tai okay aduna no free coaching the lack of meeting is in high suppose the coaching hold do nang coaching hold do post da suppose has nang coaching je example the keno has nang je yamna common report me yamna keno to le report ko have the example name piece personality development has okay personality development is suppose na high personality development the ai kamai client thong do no high it's too easy bro it's too easy hey my client pick it's too easy kay no ganda sidi noigi skills to lay no na kamai na sigi pose kamai circulate to ge ha pose ko habi mim lak matam da mi na no da he inquiry su lakani personality development je mi pam da kam lay lak matam je no da hai ba sumaina ai sumain kerum to ge ko paisa hairu be adi ko paisa ba sunga adi ha ma da na hai ju je okay fine even zoom call the way shots 45 minutes, 50 minutes, 60 minutes, जो भी हो वही हो values है नंग पिथों को द values है ngasi na ige aroi binum ina be jata value pitho kro ya whether or not they return nana p se kai no am nangi value di pitho kro haido kro nangi value haido ki vibe je ma la ke la it doesn't matter but lakadaba mi di that's it lak tor bane dum lak tor bane dum uttor bane lak tor chang tor bane so si kai no free p je kai no hanan da free is a free na table free is money. Free is money is free. Free है बमी जने money है तान भाई जुजे कहीं नंदा high ticket product है बस दी quite first terming on the value होने नंग जे कनानो who are you है बस हम ताकम दरकार ताई whether service हो जुनु whether coaching हो जुनु नंगी value जे मसक मुना खंगल लो so सिदी मणिपुर ने नंग है इंडिया की मनुंग द नॉर्थ ईस्ट की मनुंग द लाख मतम ददी कमाई तो दोनो मैम से कमाई चिंग थोकनी हम दम अदुने exist तो दुजे सीदने secret plate तो सीदने बको free दाना पिथो free दाना nana kem oidri matang free da na pitho free da toko freedom pio freedom value pio tawra kan khale kan di nangi thaja ba so create tawra kan mi na ngonda page tam pay to kani free jan to da free da hauji noi myam se de coach have the coaching line chang ning myam sing je ai noi da hauji hai ju je am live if noi da hauji existing oiba mi ani do ita so hum do ita su noi gi surrounding da lai tar di nangi content je pama mi lai content thada mi yau tar di nungsi ba content thada do na surrounding lai tar di ke do mi am da zoom call da connect to moi adum ko nang learn to ni kai nang learn to je nang wangang learn to ni mi on tak pa se learn to ni han pakat pa men je lau thui ni nang to ji kai no nam da ko ro mai sumai to zoom call da ai noi da kind of free kai no je free meet up to je noi jam interesting wa free class to je just call them up first step ne se nangi hangnaro kamai ta nang na kai moi dri nang sai gi hi hello kamai to ge kai no kai no khangna ba ho manipuri ge hindi we ge ra da gi
Mapan mi oigera de foreigner oigera anyone nangi surrounding lay mi sing khangno wari express to wo honaro dagi nang tam tam la nangi value pisha location hanga kanda sumai to dang tam tam na hanjan sum repeat to gudam ne repeat to kana aham da paisa khan ba sungya de 1 lakh tan duise paisa gi hana khan ba sungya de money je ngak sai ta thamo money je khalak pa mi sing na paisa tan ba sungam dri je money je khalak pa money gi khan ba mi je paisa tan ba sungam moya value da hana khallo value da hana value pibang ngam tari paisa tan mangam ni ba value pide bida ai paisa han tan ge ba khon da paisa gi loi tau ge ha ta sung ya roi ba kai gi noi ma tam da each and every day aina to report men jai ha ke ba each and every day aina piri ba value ji ko aina ai gi satra myam sing noi myam da ko piri ba to pa myam piri myam sing de value je aina ai sa da kai khan ge ham da noi de gi loi ba noi na ai ngon da thi ba charge se se gi 100 times ai pi ge ha ba khan lai ba same thing noi gi mind si si chen ge dam ne kai no value do hana piyo service hoijunu coaching hoijunu value haidaro yare value na haidaro yare haijallo value na pura haidar gitardi ma masadu da pain tardi satisfaction do fang tardi ke do weda mangta ai no na pasa thi hoijunu that's it ai thamo jene jaje ai satisfaction fang tardi nang gi service tu na ai ngonda to kim tikana han tardi why would I don't know why I would not pay you hypothetical la ka du ne so siuma game je understand to ro ko haibadi money je kai money da khal lai ta di I have to make this much amount of money asum to lai ta di sunga aro first focus on giving them the results to ji result ping am godro ngasi di khar serious hoiba class ti ko ina hari je result ping am godro haro sir ngamni result se main result pi bangam draba no one is going to stick with you for a longer period of time. You know, at the end of the day, luncheon manang service and provide to luncheon manang the hen thola kini. But again, season nang won't the whole back to them table. You have to rise up. Rise up to rokan na you say, okay, fine. Let him do it, let her do it. Let me do in this way. So I hiding is no. If you want to make high ticket sales, first, you should not focus on money, focus on delivering the value. That's it. No haying connection same as able. Connection same as able. What is an able? Example MP touch touch the labor hose message Hana Bahorable. Mrs. Hana Bahor can the way I am them. So take you practice the way I have never go. Practice the way I have people in skills in Masakanda. Can the winning ham the Nogi niche the meeting level. Posnila Kanda to Kaiju in Lakanda to the New Lakanta video and Gani. Andhra Pradesh Kimiga, Maga, Mana, English Fana Hitarzu, Mana Waishagaga, to Haido. Courage name, she puts a courage like the name she puts a coin. You want to have them, even if they pay you or not. Kayo nangi confidence nang sa taste to ini. Experience la halin yung nung kida aroy ba do itadi. Music halang ngani ba. I mapan yimi ngo wari subject. Ki nasada ki ba madum yorong ngani yung ay ko taw mapan yimi mo je phone call sales ki matanda wari sa matanda ki ba madum yorong yaw din ko tangalo. Bam kin yaw da bra. Ika iman danda. She fears it. She fears in a dangerous. She fears in a to hold back the reason. So she's a kid when she's to guide on the cat comfort on the to guide them and inclined to palm. I take the winning on the Mrs. Satalagon. Hi, bro. Hi, bro. I can help you with this. However, I like Trefarican. I like to the Marmas a Kangrang ego the guy by her to do. Haro, I'm good. Haro, hey, bro, this is Tadal. I'm at the hand. Yes, bro, Hirani. Hi, Matam to the air. Can we do a Zoom meetup? If yes, that's fine. If not, it's okay. I'm cool with it. Lower it. Okay. Let's have a meeting tomorrow. What time? 9 p.m. Okay. I'll see you tomorrow. 9 p.m. Then show up the Maling Tazalo. Malak Sarjani. Then start talking. Start talking. What is hardware? Hey, bro, how is everything going? How is your business going? This. I didn't explain to I'm from this Kangna Salongak, no winner than high. My service is this. I want to help you with these things.
Okay, mahani. Okay, professional media hangane. Okay, so what's the price? What's the charge? Okay, let me show you structure. She's name ulaka doji ko noi that wari sabda ka she's sales ta kan ko ina she's mi on the utpe ade bu she's noi hang wani hang ko tanda what's the structure, what's the price? Oh bro, I charge this much. No. Stay right there. You don't have to tell them the price. No, moi the price hai ba sunga. Just wait. Just wait. Okay, bro. Before I mention the price, let me show you the structure. Is it okay with you? Everything sales. Is it okay with you? Is it all right with you? What are you doing? Kay doing namin tanda. Ay hack. Talaga kang doon sa ay hack. Pari wait ay hack. Kay nyo sila hangi po every sales ta wari sama tanda high ticket ti kay nyo. Okay, bro, is it okay with you? Oh yeah. I'm with you. That means nang attention, my attention sa nang lay ni bos. My attention mangan bete one-sided conversation sungaya ti. One-sided conversation di kayo ma boring chura ma thok ni nga ni. So nang to kayo wa ma kan. Okay, bro. You want the price, right? Okay, let me show you the structure first. Is it okay with you? Oh yeah, fine, I'm cool with it. Then show them the structure. Nang na structure do salani. Oh, this is what I do. This is what I do. And I have understand your business and I can help you in this way. This. Ade mana okay. Magi pinpoint to ne means my pinpoint to. Mana struggle to is kai no. Adu potu ta hagaza man from the molom tai ne. Simple ne adu potu dang ne changu matam da okay. This. I think bro you are struggling with your sales. Why? I have seen if I'm not wrong. Yeah. I had. Okay. What if I show you a structure, proper structure that you can increase your sales in this way? I can do it for you. Even if you don't trust me, that's fine. I can do it for free for 7 days. Is it all right with you? Yeah, of course, man. Of course, I'm with you. I'm with you. I'm ready to do the deal. Okay, but you have to promise me something. What's that? If I give you the results, if I give you results in 7 days, you have to make sure that you are ready to work with me for at least for 6 months, at least for a year. Is it okay with you? Yes, of course. If you give me results, I am ready. Yam ti simple way po them. See, understand the way ko. Aduna everything you hang deal close to him. Is it okay with you? Nani sa hang na episode ita hang game. Episode sumay tau se, sumay nangi business sumay set up tau se nangi abra. Yes, sir. Thanks, Vishwajit. But sumay fine tau se nangi husik problem ang sumay lay. Adudong sa thazi nang kay khan ge dum tang. Yeah, tau se problem solve tau na di okay. Question hangai ni hangai. Husik kyang clear work, husik kyang clear work te. Yes, sir. Kay ure ngasi ai si hai kay ure lanjen ma kay fau hero. Ai tỏ rồi. Ha. Ai tỏ rồi đi khali. Tau ngam duini ngam nam ne hai ulai je kay noi ulai je blueprint ne pirei je blueprint kamai wai sa duna kay duna hai potu ko. Aduna noi hujik no wari sa ba ho wi anyone wari sa ba ho wi ko noina adum changaga hi bro Zoom meeting tau se rồi Zoom meeting tau se kay nang value pi thar rồi nang explain tau thar rồi sini tau thar rồi bro I don't want. Okay bro, thank you for showing up loi kay no gratitude ula thadok ro yar saw wai mathok ta di force tau wi apote nang mi ngon yawning da mi du da but tau da bu ngasai pari na hangib do kamaina akoi na mai maram da study tau da ge have ne businessman amagi maram da study tau da ge have ne so adu gi part ila ke ba magi Instagram hojik online da nang lak digital lak tu ni adu tari magi Instagram nang thi ba client to nang gi dream customer do one who are they
ꯃꯥꯒꯤ ꯀꯩꯅꯣ ꯆꯠꯂ ꯃꯇꯨꯡꯗ ꯃꯥꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯔꯤꯜꯁ ꯅꯨꯡ ꯌꯦꯡꯉ ꯃꯇꯨꯡꯗ ꯃꯥꯒꯤ ꯋꯦꯕꯁꯥꯏꯠꯇ ꯚꯤꯖꯤꯠ ꯇꯧꯔꯣ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯀꯩ ꯍꯥꯏꯅꯔꯤ ꯀꯩ ꯇꯧꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯌꯦꯡꯉꯣ ꯁ꯭ꯇꯗꯤ ꯇꯧꯔꯣ ꯁꯨꯝ ꯌꯥꯔꯤꯉꯩ ꯆꯥꯎꯔꯥꯛꯄꯉꯩ ꯐꯪꯕꯉꯩ ꯅꯪꯅ ꯁ꯭ꯇꯗꯤ ꯇꯧ ꯗꯥꯏꯔꯤꯗ ꯏꯊꯣꯛꯑ ꯃꯇꯨꯡꯗ ꯅꯪꯅ ꯃꯥꯒꯤ ꯄꯤꯟ ꯄꯣꯏꯟ ꯑꯃ ꯍꯣꯠꯇꯣꯛꯑꯣ ꯀꯥꯏꯗꯅꯣ ꯃꯥꯅ ꯂꯦꯛ ꯑꯣꯏꯁꯦ ꯀꯥꯏꯗꯅꯣ ꯑꯩꯅ ꯃꯥꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯕ ꯌꯥꯏꯁꯦ ꯃꯥꯏ ꯃꯐꯝꯁꯦ ꯀꯥꯏꯗꯅꯣ ꯊꯤꯗꯣꯛꯑ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯃꯦꯁꯦꯁ ꯊꯥꯔꯣ ꯃꯦꯁꯦꯁ ꯊꯥꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯟꯅ ꯊꯥꯒꯅꯨ ꯍꯥꯏꯕ꯭ꯔꯣ ꯃꯦꯁꯦꯁꯇ ꯑꯃꯨꯛ ꯍꯥꯏꯕ ꯌꯥꯏꯕ ꯃꯥꯒꯤꯗꯤ 150K ꯐꯣꯂꯣꯋꯔ ꯂꯩꯇꯥꯔꯦ ꯑꯩ ꯃꯦꯁꯦꯁ ꯍꯜꯂꯛꯄ ꯌꯥꯏ ꯍꯜꯂꯛꯇꯕ ꯌꯥꯏ ꯍꯟꯁꯨ ꯍꯜꯂꯛꯑꯣꯏꯕ ꯀꯩꯅꯣ ꯃꯉꯣꯟꯗ ꯃꯦꯁꯦꯁ ꯄꯩꯒꯩ ꯂꯥꯛꯏꯅꯦꯕ ꯑꯗꯨꯗ ꯅꯪꯅ ꯊꯤꯗꯣꯏꯁꯦ ꯃꯥꯒꯤ ꯇꯁꯦꯡꯅ ꯀꯟꯇꯦꯛ ꯇꯧꯕ ꯌꯥꯕ ꯃꯐꯝꯁꯦ ꯀꯥꯏꯗꯅꯣ maybe WhatsApp maybe Facebook maybe X maybe LinkedIn if not Instagram ꯑꯃ ꯊꯤ ꯇꯥꯕꯅꯦꯕ ꯑꯃꯗꯤ ꯅꯪꯅ ꯊꯤꯗꯣꯛ ꯇꯥꯕꯅꯦ ꯈꯔ ꯋꯔꯛ ꯍꯥꯔꯠ ꯇꯧ ꯇꯥꯕꯅꯦꯕ ꯊꯤꯔꯀꯥꯟꯗ ꯅꯪꯅ ꯈꯪ ꯇꯥꯔꯗꯤ ꯁꯤꯒꯤ ꯃꯤꯁꯦ ꯑꯗꯒꯤꯗꯤ ꯑꯃꯁꯨ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ freelancer.comꯁꯦ freelancer.comꯁꯤꯗ freelancerꯒꯤ ꯂꯩꯕ ꯃꯐꯝꯁꯦ ꯁꯤꯗꯩꯁꯤꯁꯨ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯟꯠ ꯀ꯭ꯔꯤꯌꯦꯇꯔ ꯄꯥꯝꯕ ꯚꯤꯗꯤꯑꯣ ꯏꯗꯤꯇꯔ ꯁꯣꯔꯠ ꯐꯣꯔꯝ ꯄꯥꯝꯕ ꯃꯤꯁꯤꯡꯒꯁꯦ ꯌꯥꯝꯅ ꯂꯣꯏ ꯃꯣꯏꯒꯤ ꯑꯄꯥꯝꯕꯁꯦ ꯃꯣꯏꯒꯤ ꯊꯥꯗꯣꯛꯑꯦꯕ ꯁꯤ freelancer.comꯁꯦ ꯆꯪꯉꯒ ꯃꯥꯁꯦ ꯀꯅꯥꯅꯣ ꯃꯥꯒꯤ ꯏꯃꯦꯜ ꯅꯨꯡꯃꯦꯜ ꯄꯤꯔꯝꯒꯅꯤꯕ ꯏꯃꯦꯜꯁꯦ ꯄꯤꯀꯥꯟꯗ ꯏꯃꯦꯜꯗ ꯅꯪꯅ ꯃꯉꯣꯟꯗ ꯅꯪꯒꯤ ꯋꯔꯛꯁꯦ ꯂꯩꯕ ꯃꯣꯏꯗ ꯋꯔꯛꯁꯦ ꯊꯥꯕꯤꯈꯤꯕꯗ ꯅꯪꯅ ꯂꯛꯀꯤ ꯑꯣꯏꯇꯥꯔꯗꯤ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯏꯃꯦꯜꯁꯦ ꯃꯣꯏꯅ ꯍꯥꯡ ꯇꯥꯔꯗꯤ ꯏꯃꯦꯜꯁꯤꯅꯤꯀꯣ ꯃꯦꯟꯁꯦ ꯃꯄꯥꯟ ꯂꯝꯒꯤ ꯃꯤ ꯗꯤꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯣꯐꯦꯁꯅꯦलिꯖꯝꯗ ꯂꯥꯛꯄꯗ ꯏꯃꯦꯜ 이즈 ꯃꯦꯟ ꯊꯤꯡ ꯑꯗꯨꯅ ꯏꯃꯦꯜꯗ ꯂꯥꯛꯄ ꯃꯇꯝꯗ ꯏꯃꯦꯜꯗ ꯅꯪꯒꯤ ꯃꯦꯁꯦꯖꯇꯣ ꯍꯥꯡꯕꯤꯒꯦ ꯅꯪꯉꯣꯟꯗ ꯔꯤꯇꯔꯟ ꯂꯥꯛꯄꯒꯤ ꯆꯥꯟꯁꯦꯁ ꯋꯥꯡꯉꯦꯕ ꯕꯠ ꯑꯒꯦꯟ ꯑꯗꯨꯗ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯇꯦꯅ ꯑꯗꯨꯝ ꯅꯤꯡꯍꯟꯅꯒꯗꯕ ꯅꯠꯇꯦꯕ keep trying thousandsꯇ ꯅꯪꯅ ꯑꯦꯇꯦꯛ ꯇꯧ ꯇꯥꯔꯗꯤ ꯑꯃꯗꯤ ꯑꯗꯨꯝ ꯍꯜꯂꯛꯀꯅꯤ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ ꯁꯣ 100ꯇ ꯑꯃ ꯍꯜꯂꯛꯄ ꯍꯥꯏꯕꯁꯦ ꯅꯪ ꯈꯟꯕ ꯑꯁ 100ꯇꯗꯤ ꯌꯥꯝꯃꯦ 100ꯁꯤꯗ ꯑꯃꯈꯛ ꯍꯜꯂꯛꯑꯒ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯅꯦꯕ ꯑꯩ ꯉꯁꯥꯏ ꯍꯥꯏꯒꯦ ꯅꯪꯅ ꯌꯣꯟꯗꯣꯏ ꯂꯨꯄꯥ 100ꯒꯤ ꯄ꯭ꯔꯗꯛ ꯅꯠꯇꯦꯕ ꯂꯨꯄꯥ 100ꯒꯤ ꯄ꯭ꯔꯗꯛꯇꯨꯗꯤ ꯌꯥꯝ ꯊꯤ ꯂꯥꯛꯑꯦ ꯐꯣꯟ ꯀꯣꯜ ꯑꯃꯗ ꯌꯣꯟ ꯌꯥꯏ ꯐꯣꯟ ꯀꯣꯜ ꯇꯧꯕꯁꯨ ꯌꯥꯏ ꯂꯨꯄꯥ 100ꯗꯨꯗꯤ ꯇꯥꯛꯀꯦ ꯂꯨꯄꯥ 100ꯗꯨ ꯌꯣꯟꯕ ꯌꯥꯝ ꯂꯥꯛꯑꯦ ꯂꯨꯄꯥ 100ꯅ ꯀꯩꯗꯧꯗꯣꯏꯅꯣ ꯂꯨꯄꯥ 100ꯅ ꯀꯩꯗꯧꯗꯣꯏꯅꯣ ꯉꯁꯥꯏ ꯐꯝꯃꯨ ꯉꯁꯥꯏꯗ ꯀꯩꯅꯣꯝꯃ ꯂꯩꯔ ꯆꯥꯔꯨꯕꯗ ꯂꯣꯏꯈ꯭ꯔꯅꯤ ꯑꯗꯨꯝ ꯅꯪꯅ ꯌꯣꯟꯅꯤꯡꯉꯤꯁꯦ ꯅꯪ ꯍꯤꯡꯕ ꯉꯝꯅꯕ ꯁꯔꯚꯥꯏꯚ ꯇꯧꯕ ꯉꯝꯅꯕ ꯑꯗꯒꯤꯗꯤ ꯅꯪꯒꯤ ꯑꯇꯣꯞꯄ ꯂꯝꯕꯦꯜ ꯁꯦꯝꯕ ꯉꯝꯅꯕꯒꯤꯗꯃꯛꯇꯅꯦ ꯅꯪ 50K ꯃꯤꯅꯤꯃꯝꯗ 50Kꯗꯤ 30Kꯗꯤ ꯄꯥꯝꯃꯛꯏꯅꯦꯕ ꯅꯪ 50K 30K ꯍꯥꯏꯕꯁꯤ ꯀꯩꯅꯣ 50K 30Kꯗꯨ ꯀꯃꯥꯏꯅ ꯇꯥꯟꯗꯣꯏꯅೋ ꯍꯥꯏ ꯇꯥꯔꯗꯤ ꯑꯗꯨꯒꯤ ꯄꯤꯗꯣꯔꯤꯕ ꯁꯔꯚꯤꯁꯇꯨꯒꯤ ꯀꯩꯅꯣꯗꯣ ꯃꯁꯛ ꯃꯨꯟꯅ ꯈꯪ ꯇꯥꯕꯅꯦ ꯅꯪꯅ ꯍꯧꯖꯤꯛ ꯄꯤꯗꯣꯔꯤꯕ ꯄꯣꯠꯇꯣ ꯄ꯭ꯔꯥꯏꯁ ꯄꯦꯛꯇꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯅꯦꯛꯁꯟ ꯁꯦꯝꯕ ꯗꯔꯀꯥꯔ ꯇꯥꯔꯦ ꯋꯥꯉꯥꯡ ꯍꯩꯕ ꯗꯔꯀꯥꯔ ꯇꯥꯔꯦ ꯕꯤꯜ ꯇꯧꯔꯛꯄ ꯗꯔꯀꯥꯔ ꯇꯥꯔꯦ ꯁꯔꯚꯤꯁ ꯇꯧꯕꯗ ꯁꯔꯚꯤꯁ ꯕꯤꯖꯤꯅꯦꯁ ꯄꯤꯕꯗ ꯁꯨꯝ ꯌꯦꯡꯉꯣ ꯑꯩ ꯌꯦꯡꯉꯕꯅꯦ ꯑꯩ ꯁꯔꯚꯤꯁ ꯕꯤꯖꯤꯅꯦꯁ ꯃꯌꯥꯝ ꯗꯤꯜ ꯇꯧꯔ ꯂꯥꯛꯑꯕ ꯅꯨꯄꯥꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯃꯨꯟꯅ ꯂꯧꯁꯜꯂꯣ ꯁꯔꯚꯤꯁ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯤꯗ ꯁꯦꯜꯁ ꯍꯩꯕ ꯃꯤ ꯌꯥꯎꯗ꯭ꯔꯕ ꯑꯗꯨ ꯁꯔꯚꯤꯁ ꯕꯤꯖꯤꯅꯦꯁꯇꯨ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯔꯔꯣꯏꯗꯕꯅꯤ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯔꯔꯣꯏꯗꯕ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏꯗꯕꯅꯤ ꯁꯣ ꯗꯦꯠ ꯃꯤꯟꯁ ꯅꯪꯅ ꯂꯤꯗꯔ ꯑꯣꯏꯕꯅꯤꯅ since you are a leader you have to understand this sales game ꯅꯪ understand ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯅꯪ ꯐꯅ high skills person ꯑꯣꯏꯁꯅꯨ if you don't have these skills you will not be able to survive 100% sales ꯀꯩꯒꯤꯅꯣ ꯑꯩ ꯊꯦꯡꯅꯔꯦꯕ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯗ ꯕꯤꯖꯤꯅꯦꯁ ꯄꯥꯝꯕ ꯃꯤ ꯌꯥꯝ ꯌꯥꯎꯏ but they don't understand the sales game ꯃꯣꯏ ꯍꯤꯡꯕ ꯉꯝꯗꯦ ꯑꯗꯨꯅ ꯃꯣꯏ ꯌꯥꯝ ꯀꯨꯏꯅ ꯁꯔꯚꯥꯏꯚ ꯇꯧꯕ ꯉꯝꯗꯦꯕ ꯒ꯭ꯌꯥꯟ ꯇꯧꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯈꯪꯉꯣ ꯅꯪꯀꯥꯟꯗ ꯁ꯭ꯂꯥꯏด์ꯎꯠꯂꯣ next trust building ꯑꯩ ꯍꯥꯏꯈ꯭ꯔꯦ next okay know your competitors okay ꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯀ꯭ꯂꯣꯖ ꯇꯧꯔꯣ know your competitor ꯍꯥꯏꯕꯁꯦ ꯅꯪ ꯀꯝꯄꯤꯠ ꯇꯧ ꯍꯥꯏꯕ ꯅꯠꯇꯦ ꯃꯣꯏꯒꯀꯣ ꯍꯥꯏꯗꯤ ꯃꯣꯏꯒ ꯀꯝꯄꯤꯇꯤꯁꯟ ꯇꯧꯅꯧ ꯍꯥꯏꯕ ꯅꯠꯇꯦ ꯀꯩꯅꯣ ꯀꯝꯄꯤꯇꯤꯇꯔꯗꯩ ꯈꯪꯕ ꯌꯥꯝ ꯀꯥꯟꯅꯕ ꯑꯃ ꯂꯩꯌꯦꯕ ꯅꯪꯅ ꯇꯧꯗꯣꯔꯤꯕ ꯕꯤꯖꯤꯅꯦꯁꯁꯦ ꯅꯪꯅ ꯄꯤꯗꯣꯔꯤꯕ ꯁꯔꯚꯤꯁꯁꯦ ꯅꯪꯉꯣꯟꯗ ꯄꯦꯀꯦꯖ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯕ ꯄ꯭ꯔꯥꯏꯁ कमाई सेटअप तौदोइनो खंगदबा अदगिदी कमाई कदौदोइनो करी वीडियो हापतुनो करी डिजाइन तौदोइनो खंगदबा यावरखिनि मतंग क्या यावरप मतम नंगी सर्विस नंगी कंपटीटर नंगी निश लेइबा मीजी मसक खंग तारदी मागी वेबसाइट चंगो मागी वेबसाइट चंगा मागी सिस्टम से कमाई तौदगी जी येंगथो अहानबदि येंगान मंगोंदे अंडरस्टैंड तौरो कॉपी तौबा केम काइदे आई कॉपी तौनिंगदे मो हागनी कॉपी तो खितंग तौरकांदा मी लोइमा कॉपी तौर मासु गानदे कॉपी तौरइने कॉपी है फतब नते इंस्पिरेशन ने डायरेक्ट मान तौरी पोत तौ है नते मंगोंदे करीगुम पोत नंग लौरा नंग न्यू वे क्रिएट तौरक्तोने
ꯅꯪꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗ꯭ꯔꯤ ꯄꯣꯠꯇꯣ ꯅꯪꯅ ꯉꯁꯥꯏꯒꯤ ꯅꯪꯅ ꯁꯄꯣꯁ ꯅꯪꯅ ꯅꯪꯒꯤ ꯂꯦꯟꯗꯤꯡ ꯄꯦꯖ ꯑꯃ ꯁꯦꯝꯗꯣꯔꯦꯕ ꯂꯦꯟꯗꯤꯡ ꯄꯦꯖ ꯀꯅꯥ ꯀꯅꯥ ꯈꯪꯉꯤ ꯂꯦꯟꯗꯤꯡ ꯄꯦꯖꯁꯦ ꯈꯨꯠ ꯊꯥꯡꯒꯠꯂꯣ ꯂꯣꯏ ꯈꯪꯍꯜꯂꯛꯀꯦ ꯈꯪꯗꯕ ꯃꯌꯥꯝꯁꯤꯡ ꯂꯣꯏ ꯈꯪꯍꯜꯂꯛꯀꯦ ꯍꯧꯖꯤꯛ ꯉꯁꯤ ꯅꯠꯇꯦꯀꯣ ꯈꯪꯍꯜꯂꯛꯀꯦ ꯀꯣꯟꯅ ꯂꯦꯟꯗꯤꯡ ꯄꯦꯖꯇꯣ ꯂꯦꯟꯗꯤꯡ ꯄꯦꯖ ꯑꯃ ꯁꯦꯝꯗꯣꯔꯦ ꯍꯥꯏꯔꯁꯦꯕ ꯂꯦꯟꯗꯤꯡ ꯄꯦꯖ ꯁꯦꯝꯗꯣꯏꯁꯤꯗ ꯉꯥꯎꯔꯦꯕ ꯅꯪꯁꯦ ꯂꯦꯟꯗꯤꯡ ꯄꯦꯖꯁꯦ ꯑꯩ ꯂꯦꯟꯗꯤꯡ ꯄꯦꯖꯁꯦ ꯀꯃꯥꯏ ꯁꯤꯅ ꯐꯖꯒꯗ꯭ꯔꯥ ꯁꯤꯅ ꯐꯖꯒꯗ꯭ꯔꯥ ꯁꯤꯝꯄꯜꯅꯦ ꯀꯩꯝ ꯇꯧꯔꯨꯅꯨ ꯅꯪꯒꯤ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯃꯥꯏ ꯂꯦꯟꯗꯤꯡ ꯄꯦꯖ ꯆꯪꯉꯨ ꯃꯥꯏ ꯂꯦꯟꯗꯤꯡ ꯄꯦꯖ ꯆꯪꯉꯀꯥꯟꯗ ꯃꯥꯅ ꯇꯧꯔꯤ ꯃꯑꯣꯡꯁꯦ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯗꯤ ꯃꯥꯏ ꯇꯥꯏꯞꯇ ꯑꯗꯨꯝ ꯁꯥꯒꯠꯂꯛꯑꯣ ꯌꯥꯔꯦ ꯃꯥꯏ ꯇꯥꯏꯞꯇ ꯑꯗꯨꯝ ꯁꯥꯒꯠꯂꯛꯑꯣ ꯑꯗꯨꯒ ꯃꯥꯒꯤ ꯇꯥꯏꯞꯇ ꯁꯥꯔꯛꯑꯀꯥꯟꯗ ꯃꯥꯏ ꯇꯥꯏꯞꯇ ꯑꯗꯨꯗꯤ ꯊꯣꯛꯂꯛꯑꯅꯤ ꯃꯊꯪ ꯃꯊꯪ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯈꯪꯉꯣ ꯍꯥꯏꯁꯦ ꯀꯩꯅꯣ ꯃꯥꯒ ꯀꯝꯄꯤꯇꯤꯁꯟ ꯇꯧ ꯍꯥꯏꯕ ꯅꯠꯇꯦꯕ ꯃꯁꯛ ꯈꯪꯉꯣ ꯃꯉꯣꯟꯗꯒꯤ ꯑꯥꯏꯗꯤꯌꯥ ꯂꯧꯔꯣ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯥꯅ ꯋꯔꯛ ꯇꯧꯍꯜꯂꯤꯁꯦ ꯀꯃꯥꯏ ꯑꯩꯅ ꯋꯔꯛ ꯇꯧꯍꯟꯗꯣꯏꯁꯦ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕ ꯄꯣꯠ ꯁꯤ ꯄꯣꯠꯁꯦ ꯈꯪꯉꯀꯥꯟꯗ ꯑꯗꯨꯒꯤꯁꯤꯡꯗꯣ ꯁ꯭ꯇꯗꯤ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯁꯣ ꯅꯣ ꯌꯣꯔ ꯀꯝꯄꯤꯇꯔꯁ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯅꯣꯏꯀꯥꯟꯗ ꯁ꯭ꯂꯥꯏꯠ ꯆꯦꯟꯖ ꯇꯧꯔꯣ ꯅꯦꯛꯁ ꯋꯥꯔꯕ first target 3 to 4 clients to hit 1 lakh in 3 months 3 or 4 months you need 3 to 4 clients that's it close door 3 to 4 client ꯅꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯖꯤꯁꯟꯁꯦ 3 clients ꯅ ꯅꯣꯏꯒꯤ ꯂꯥꯏꯐꯁꯦ ꯆꯦꯟꯖ ꯇꯧꯕ ꯌꯥꯕ ꯄꯣꯖꯤꯁꯟ 3 clients only 3 clients can change your life out of 8 billion people nang 3 clients ꯐꯪꯕꯁꯦ ꯅꯪ ꯋꯥꯒꯗ꯭ꯔꯣ ꯉꯝꯃꯣꯏꯗ꯭ꯔꯣ ꯁꯖꯤꯠ ꯉꯝꯒꯗ꯭ꯔꯣ ꯉꯝꯃꯣꯏꯗ꯭ꯔꯣ ꯉꯝꯅꯤ ꯁꯥꯔ ꯑꯗꯨꯗꯤ ꯁ꯭ꯇꯦꯞꯁꯦ ꯑꯃꯨꯛ ꯔꯤꯄꯤꯠ ꯇꯧꯔꯛꯀꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯀꯩꯅꯣ ꯁ꯭ꯀꯤꯜ ꯑꯃ ꯃꯥꯁꯇꯔ ꯇꯧꯕ ꯑꯩꯈꯣꯏꯅ ꯁ꯭ꯀꯤꯜꯁꯦ ꯈꯪꯉꯛꯄ ꯑꯗꯨꯒ ꯀꯃꯥꯏꯅ ꯚꯦꯂ꯭ꯌꯨ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯅꯤ ꯈꯪꯉꯛꯄ ꯅꯦꯛꯁ ꯃꯥꯒꯤ ꯁꯔꯚꯤꯁ ꯁꯦꯝꯒꯠꯂꯛꯄ ꯁꯔꯚꯤꯁ ꯁꯦꯝꯒꯠꯂꯛꯑ ꯃꯇꯨꯡꯗ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯅꯪꯅ ꯁꯔꯚꯤꯁ ꯑꯣꯏꯒꯦꯔꯥ ꯀꯣꯆꯤꯡ ꯑꯣꯏꯒꯦꯔꯥ ꯑꯗꯨ ꯂꯥꯛꯑꯕ ꯁꯔꯚꯤꯁꯁꯦ ꯁꯦꯝꯒꯠꯂꯛꯑ ꯃꯇꯨꯡꯗ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯅꯪꯒꯤ ꯀ꯭ꯂꯥꯏꯟꯗ ꯔꯤꯆ ꯑꯥꯎꯠ ꯇꯧꯔꯛꯄ ꯑꯗꯩ ꯀ꯭ꯂꯥꯏꯟꯒ ꯀꯅꯦꯛ ꯇꯧꯔꯛꯄ ꯔꯤꯂꯦꯁꯟꯁꯤꯞ ꯁꯦꯝꯃꯛꯄ ꯑꯗꯨꯒ ꯀ꯭ꯂꯥꯏꯟ ꯑꯃ ꯍꯦꯛ ꯐꯪꯕ ꯀ꯭ꯂꯥꯏꯟ ꯑꯃ ꯍꯦꯛ ꯐꯪꯕꯗꯩꯗꯤ ꯀꯩꯅೋ ꯅꯪꯒꯤ ꯖꯔꯅꯤ ꯍꯧꯔꯛꯑꯕꯅꯤ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯖꯔꯅꯤ ꯍꯧꯈ꯭ꯔꯕ one client one client 30,000 rupees ꯐꯥꯠ ꯂꯥꯎ ꯀꯥꯞꯁꯜꯂꯛꯑꯦ one client ꯍꯥꯏꯁ ꯃꯥꯏꯟꯁꯦ ꯀꯩꯅꯣꯝ ꯄꯥꯛ ꯇꯧꯔꯅꯤ ꯉꯥꯛꯇꯪꯗꯤ ꯑꯗꯨ ꯇꯧꯔꯛꯄ ꯃꯇꯨꯡꯗꯒꯤꯗꯤ ꯅꯪꯉꯣꯟꯗ ꯀꯣꯟꯐꯤꯗꯦꯟꯁꯁꯦ ꯂꯥꯛꯑꯅꯤ one client ꯅꯣꯏ one client ꯐꯪꯕ ꯉꯝꯃꯣꯏꯗ꯭ꯔꯣ one client one skill one client ꯁꯥꯔ ꯉꯝꯅꯤ ꯁꯥꯔ ꯁꯤꯗꯤ one clientꯗꯣ ꯑꯗꯨꯗꯨꯅꯦꯕ ꯃꯤꯅ ꯇꯥꯛꯄ ꯃꯇꯝꯗ ꯌꯥꯝ ꯂꯨꯍꯜꯂꯦꯕ ꯑꯩꯗꯤ ꯁꯨꯡꯂꯨ ꯂꯨꯅ ꯇꯥꯛꯑꯣꯏꯕ ꯑꯩꯗꯤ ꯑꯩꯅ ꯇꯧꯕ ꯄꯣꯠꯁꯤꯡꯗꯨꯅꯦ ꯑꯩ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯌꯥꯝꯅ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯕ ꯄꯣꯠꯁꯨ ꯇꯧꯋꯦꯕ ꯑꯩꯗꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯔꯣꯗ ꯃꯦꯞ ꯄꯤꯗꯣꯏꯅꯦ ꯔꯣꯗ ꯃꯦꯞꯇꯨꯒꯤ ꯃꯊꯪ ꯑꯣꯏꯅ ꯆꯠꯂꯛꯏꯅꯦꯕ one client ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯗꯤ one clientꯁꯦ somehow one client hit ꯇꯧꯒꯗꯕꯅꯦꯕ ꯑꯦꯅꯤ ꯍꯥꯎ one client ꯈꯪꯅꯕ ꯃꯤ ꯑꯣꯏꯒꯦꯔꯥ ꯈꯪꯅꯗꯕ ꯃꯤ ꯑꯣꯏꯒꯦꯔꯥ ꯁꯔꯥꯎꯟꯗꯤꯡꯗ ꯂꯩꯕ ꯃꯤ ꯑꯣꯏꯒꯦꯔꯥ ꯃꯄꯥꯟꯒꯤ ꯃꯤ ꯑꯣꯏꯒꯦꯔꯥ one clientꯁꯦ ꯐ꯭ꯔꯤ ꯑꯣꯏꯔꯁꯨ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯗꯤ let me work for free ꯐ꯭ꯔꯤꯗ ꯇꯧꯈꯥꯏꯔꯣ ꯌꯥꯔꯦ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯂꯔꯟ ꯇꯧꯔꯤꯅꯦꯕ ꯂꯔꯟ ꯇꯧꯔ ꯃꯇꯨꯡꯗ ꯚꯦꯂꯨꯗꯣ ꯑꯩ ꯉꯁꯥꯏ ꯍꯥꯏꯗꯣ ꯚꯦꯂꯨ ꯁꯨꯝ ꯇꯧꯁꯜꯂꯛ ꯇꯥꯔꯗꯤ ꯀꯩꯅꯣ ꯂꯥꯛꯑꯣ ꯑꯩꯒꯤꯗꯃꯛꯇ ꯋꯔꯛ ꯇꯧ ꯂꯥꯛꯑꯣ ꯍꯥꯏꯔꯛꯇꯥꯕ ꯃꯁꯥꯅ ꯑꯗꯨꯝ ꯑꯦꯛꯁꯆꯦꯟꯖꯅꯦꯕ ꯅꯪꯅ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯨꯝ ꯁꯣꯜꯕ ꯇꯧꯕ ꯂꯩꯕꯤ ꯇꯥꯔꯗꯤ ꯅꯣꯏꯅ ꯀꯅꯥꯒꯨꯝꯕꯒꯤ ꯃꯈꯥ ꯊꯕꯛ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯋꯥꯏ ꯁ꯭ꯀꯤꯜꯁꯇꯨ ꯅꯪꯅ ꯍꯩꯖꯕ ꯄꯣꯠꯇꯨ ꯃꯣꯏꯅ ꯅꯪꯅ ꯗꯤꯒ꯭ꯔꯤ ꯄꯥꯏꯔ ꯆꯠꯂꯒ ꯅꯪꯁꯦ ꯑꯩ ꯏꯟꯖꯤꯅꯤꯌꯔꯅꯤ ꯑꯗꯒꯤꯗꯤ ꯑꯩ ꯀꯩꯅꯣꯅꯤ ꯕꯤ ꯁꯤ ꯑꯦ ꯂꯣꯏꯔꯦ ꯑꯗꯨ ꯇꯧꯔ ꯆꯪꯉꯤꯁꯦ ꯀꯩꯅꯣ ꯃꯣꯏꯅ ꯗꯤꯒ꯭ꯔꯤꯗ ꯌꯦꯡꯉ ꯆꯪꯉꯤꯗꯣ ꯅꯪ ꯁ꯭ꯀꯤꯜꯁ ꯌꯦꯡꯕ ꯁꯤꯒꯨꯝꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯑꯃ ꯂꯩꯕꯅꯤ ꯑꯣ ꯃꯥꯁꯦ ꯕꯤ ꯁꯤ ꯑꯦ ꯂꯣꯏꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯃꯥꯡ ꯐꯝꯍꯜꯂꯣ ꯑꯗꯨꯒ ꯃꯥꯁꯦ ꯑꯦꯛꯁꯦꯜ ꯁꯤꯠ ꯋꯔꯛ ꯇꯧꯍꯜꯂꯣꯅ ꯊꯥꯖꯟꯈ꯭ꯔꯦꯅꯦ ꯁꯦꯝ ꯊꯤꯡ ꯕꯤꯖꯤꯅꯦꯁꯇ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯗꯣ ꯁꯔꯚꯤꯁ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯕꯩꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯁꯔꯚꯤꯁꯇꯁꯨ ꯐ꯭ꯔꯤꯂꯦꯟꯁ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯁꯔꯚꯤꯁ ꯍꯥꯏꯕ ꯑꯃ ꯇꯣꯉꯥꯟꯕ ꯑꯅꯤꯁꯦ ꯁꯤꯃꯤꯂꯔ ꯑꯗꯨꯝ ꯑꯣꯏꯔꯤꯀꯣ ꯑꯗꯨꯕꯨ ꯁꯔꯚꯤꯁꯁꯦ ꯅꯪꯅ ꯇꯧꯔꯛꯏꯁꯦ ꯀꯩꯅꯣ ꯃꯇꯝꯗ ꯃꯉꯣꯟꯗ ꯅꯪꯅ ꯚꯦꯂꯨꯁꯦ ꯄꯤꯊꯣꯛꯑ ꯃꯇꯨꯡꯗ ꯅꯪꯒꯤ ꯁ꯭ꯀꯤꯜꯁꯦ ꯎꯠꯊꯣꯛꯑ ꯃꯇꯨꯡꯗ ꯗꯦꯟ ꯑꯗꯨꯒꯤ ꯁ꯭ꯀꯤꯜꯁꯇꯣ ꯄꯥꯝꯃ ꯃꯇꯨꯡꯗ ꯅꯪꯁꯦ ꯃꯉꯣꯟꯗ ꯄꯩꯁꯥ ꯄꯤꯔ ꯊꯝꯃꯛꯀꯗꯣꯏꯅꯦꯕ ꯃꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯅꯥꯜꯂꯦ ꯀꯅꯥꯅꯣ ꯍꯥꯏ ꯑꯩꯅ
sometimes video editing ꯑꯩꯅ ꯑꯌꯥꯝꯕ ꯇꯧꯔꯤꯁꯦ ꯑꯩ ꯃꯤꯉꯣꯟꯗ ꯀꯌꯥ ꯊꯥꯖꯕ ꯊꯝꯗꯦ video editing ꯃꯇꯥꯡꯗꯗꯤ ꯑꯩꯅ ꯇꯧꯖꯩ ꯍꯥꯏ ꯃꯥ ꯍꯥꯏ ꯑꯩ ꯅꯉꯣꯟꯗ 50K ꯄꯤꯒꯦ ꯊꯥ ꯑꯃꯒꯤ 1 to video edit ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯅꯪ ꯊꯥꯖꯔꯣꯏꯕ ꯑꯩ ꯂꯧꯗꯦꯕ ꯑꯗꯨ ꯄꯣꯠꯇꯣ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯋꯔꯛ ꯔꯤꯂꯦꯇꯦഡ് ꯑꯣꯏꯕ ꯄꯣꯠ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯅꯪꯒꯤ ꯚꯦꯂꯨꯗꯣ ꯃꯁꯛ ꯈꯪ ꯇꯥꯔꯗꯤ ꯌꯦꯡꯉꯣ ꯃꯤꯅ ꯁꯨꯝ ꯎꯁꯜꯂꯛ ꯇꯥꯔ ꯅꯪꯒꯤ ꯚꯦꯂꯨ ꯁꯤ ꯃꯤꯁꯤ ꯋꯔꯛ ꯁ꯭ꯇꯥꯏꯜ ꯌꯥꯝ ꯐꯖꯩ ꯃꯥꯏ ꯋꯔꯛꯁꯦ ꯍꯥꯏ ꯀ꯭ꯋꯥꯂꯤꯇꯤ ꯅꯣꯏꯁꯨ ꯑꯗꯨꯝ ꯌꯦꯡꯉꯣ ꯀꯩꯅꯣꯝ ꯊꯤꯅ ꯍꯥꯏ ꯀ꯭ꯋꯥꯂꯤꯇꯤ ꯄ꯭ꯔꯗꯛꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯅꯤꯡꯉ ꯐꯥꯎꯕꯅꯦꯕ ꯁꯦꯝ ꯊꯤꯡ ꯁꯤꯅꯦ ꯕꯤꯖꯤꯅꯦꯁ ꯍꯥꯏꯁꯦ ꯁꯤꯅꯦꯕ ꯅꯪꯒꯤ ꯁꯔꯚꯤꯁꯇꯣ ꯑꯗꯨꯒꯤ ꯚꯦꯂꯨꯗꯣ ꯃꯌꯥꯝꯗ ꯁꯨꯝ ꯐꯖꯅ ꯍꯥꯏ ꯄ꯭ꯔꯥꯏꯁꯇꯣ ꯍꯥꯏ ꯚꯦꯂꯨꯗꯣ ꯎꯠ ꯇꯥꯔꯗꯤ ꯀꯩꯗꯧꯕꯩ ꯂꯥꯛꯑꯣꯏꯗꯣꯏꯅꯣꯀꯩꯗꯧꯕꯩ ꯂꯥꯛꯑꯣꯏꯗꯣꯏꯅꯣ one client can change your life forever ꯐꯖꯅ ꯋꯔꯛ ꯇꯧꯃꯤꯟꯅꯈ꯭ꯔꯣ ꯑꯇꯣꯞꯄ ꯑꯩ ꯀꯩꯝ ꯄꯥꯝꯗꯦ ꯅꯪꯒꯤꯗꯃꯛꯇ ꯐꯖꯅ ꯋꯔꯛ ꯇꯧꯒꯦ give me 1 lakh rupees a month ꯅꯪꯒꯤ ꯑꯔꯣꯏꯕꯤ ꯗꯦꯗꯤꯀꯦꯁꯟ ꯂꯣꯏ ꯊꯥꯗꯔꯨ ꯌꯥꯔꯦ ꯖꯞ ꯌꯥꯜꯂꯣ ꯑꯗꯨ ꯅꯪꯒꯤ ꯑꯍꯩꯖꯕꯤ ꯃꯌꯥꯝ ꯂꯣꯏ ꯊꯥꯗꯔꯨ ꯌꯥꯔꯦ ꯀꯩꯗꯧꯕꯩ ꯃꯥ ꯆꯦꯟꯗꯣꯏꯅꯣ ꯑꯗꯣ ꯃꯥꯏ ꯕꯤꯖꯤꯅꯦꯁ ꯁꯠ ꯗꯥꯎꯟ ꯇꯧꯔꯒꯗꯤ ꯈꯪꯗ꯭ꯔꯦ ꯃꯥꯏ ꯕꯤꯖꯤꯅꯦꯁꯁꯨ ꯁꯔꯚꯥꯏꯚ ꯇꯧ ꯄꯩꯁꯥ ꯄꯥꯏꯕ ꯕꯤꯖꯤꯅꯦꯁ ꯑꯣꯏꯇꯥꯔꯗꯤ ꯍꯥꯏ ꯄ꯭ꯔꯥꯏꯁꯀꯤ ꯕꯤꯖꯤꯅꯦꯁ ꯑꯣꯏꯇꯥꯔꯗꯤ ꯅꯪꯅ ꯃꯥꯒ ꯁꯨꯝ ꯂꯣꯏꯅꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ 1 lakh ꯄꯤꯊꯣꯛꯄꯗ ꯀꯩꯗꯧꯕꯩ ꯅꯪ ꯔꯤꯖꯜꯇꯣ ꯅꯪꯅ 15 lakhsꯀꯤ ꯔꯤꯖꯜ 20 lakhsꯀꯤ 30 lakhsꯀꯤ ꯔꯤꯖꯜ ꯖꯦꯅꯦꯔꯦꯠ ꯇꯧ ꯇꯥꯔꯗꯤ ꯅꯪꯉꯣꯟꯗ 1 lakh ꯄꯤꯗ ꯃꯉꯣꯟꯗ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ ꯁꯤꯈꯤ ꯑꯅꯥꯅꯦ ꯃꯉꯣꯟꯗꯗꯤ but people don't understand this kind of things clear ꯑꯣꯏꯔꯕꯣ ꯑꯩꯕꯨꯛꯇ ꯑꯦꯛꯁꯥꯏꯇꯦड ꯑꯣꯏ ꯁꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯑꯩꯕꯨꯛꯇ ꯀꯩꯅꯣꯗ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯑꯩꯉꯣꯟꯗ ꯔꯤꯖꯜ ꯐꯪꯕꯅꯦ ꯅꯣꯏꯗ ꯄꯤꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗꯕꯨꯛꯇ ꯄꯨꯁ ꯍꯥꯏꯕ ꯑꯩꯉꯣꯟꯗꯕꯨꯛꯇꯀꯣ ꯁꯤ ꯄꯣꯠꯁꯤꯅꯦ ꯑꯩꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯛꯏꯕ ꯃꯌꯥꯝ ꯁꯤ ꯄꯣꯠꯁꯤꯅꯦ one client ꯑꯗꯣ ꯑꯩꯒꯤ ꯗꯤꯜ ꯇꯧꯕ ꯇꯣꯉꯥꯜꯂꯦ ꯑꯩꯅ ꯑꯩ ꯗꯤꯜ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯇꯣꯉꯥꯟꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯃꯇꯝꯗ ꯑꯩ ꯃꯤꯉꯣꯟꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯦꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯁꯤ ꯇꯧꯕꯤꯒꯦ ꯅꯪꯒꯤꯗꯃꯛꯇ ꯁꯤ ꯇꯧꯕꯤꯒꯦ ꯍꯥꯏꯕꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦꯕ ꯑꯩꯒꯤ ꯁ꯭ꯀꯤꯜꯁꯅꯤꯀꯣ ꯅꯣꯏ ꯃꯌꯥꯝꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯤꯡꯕ ꯃꯤꯅ ꯇꯧꯕ ꯌꯥꯏꯀꯣ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯁꯤ ꯇꯧꯕꯤꯒꯦ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦꯕ ꯕꯠ ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯦꯅꯤꯊꯤꯡ ꯃꯣꯏꯒ ꯔꯤꯂꯦꯁꯟꯁꯤꯞ ꯕꯤꯜ ꯇꯧꯕ ꯃꯇꯝꯗ ꯑꯗꯒꯤꯗꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯀꯅꯦꯛ ꯇꯧꯕ ꯃꯤ ꯑꯣꯏꯇꯥꯔꯁꯨ ꯑꯗꯩ ꯄꯔꯁꯅꯦꯜꯂꯤ ꯀꯅꯦꯛ ꯇꯧꯕ ꯃꯤ ꯑꯣꯏꯇꯥꯔꯁꯨ ꯑꯩꯅ ꯄꯤꯔꯤꯁꯦ ꯑꯣꯟꯂꯤ ꯃꯣꯏꯗ ꯄꯤꯔꯤꯁꯦ ꯚꯦꯂ꯭ꯌꯨ ꯑꯗꯩ ꯃꯣꯏꯒꯤ ꯁꯦꯇꯤꯁꯐꯦꯛꯁꯟꯁꯦ ꯁꯨꯝ ꯄꯤꯕ ꯁꯦꯇꯤꯁꯐꯦꯛꯁꯟ ꯑꯗꯩ ꯑꯩ ꯀ꯭ꯋꯥꯂꯤꯇꯤ ꯑꯣꯏꯕ ꯊꯕꯛꯀꯤ ꯁꯨꯝ ꯎꯠꯄ ꯑꯗ ꯊꯥꯖꯔꯛꯑꯀꯥꯟꯗꯗꯤ ꯃꯣꯏꯅ ꯃꯁꯥꯅ ꯃꯣꯏꯅ ꯍꯪꯖꯔꯛꯀꯅꯤꯕ ꯅꯉꯣꯟꯗ ꯕꯠ ꯁꯤꯒꯤꯁꯨ ꯌꯥꯝ ꯁ꯭ꯀꯤꯜꯁ ꯑꯋꯥꯡꯕ ꯁ꯭ꯀꯤꯜꯁ ꯑꯃ ꯗꯔꯀꯥꯔ ꯂꯩꯀꯣ ꯁꯤꯗꯤ ꯃꯤ ꯄꯨꯝꯅꯃꯛ ꯍꯦꯛꯇ ꯇꯧꯕꯗ ꯍꯦꯛꯇ ꯐꯪꯉꯣꯏꯕꯀꯣ ꯁꯤꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯦꯖꯦꯟꯁ ꯑꯣꯐ ꯀꯩꯅꯣꯁꯦ ꯄ꯭ꯔꯦꯖꯦꯟꯁ ꯑꯣꯐ ꯃꯥꯏꯟꯁꯦ ꯌꯥꯝ ꯂꯩꯒꯗꯕ ꯃꯣꯃꯦꯟꯇ ꯒꯦꯝꯁꯦ ꯁꯥꯟꯅꯕ ꯍꯩꯒꯗꯕꯀꯣ ꯑꯗꯨ ꯄꯣꯠꯇꯣ ꯈꯪ ꯇꯥꯔꯗꯤ ꯂꯥꯏꯌꯦꯕ ꯁꯤꯗꯤ ꯅꯪꯅ ꯃꯤ ꯄꯨꯝꯅꯃꯛꯅ ꯍꯦꯛꯇ ꯑꯩꯅ ꯄꯥꯜꯂꯤ ꯐꯣꯔꯃꯨꯂꯥꯁꯦ ꯄꯥꯜꯂꯣ ꯍꯥꯏꯅ ꯄꯥꯟꯕ ꯃꯇꯝꯗ ꯔꯤꯖꯜ ꯐꯪꯕ ꯌꯥꯏ ꯐꯪꯗꯕ ꯌꯥꯏ ꯑꯩꯉꯣꯟꯗ ꯔꯤꯖꯜ ꯐꯪꯉꯦꯕ ꯀꯣ ꯍꯥꯏꯗꯤ ꯁꯤꯅ ꯍꯦꯟꯅ ꯔꯤꯖꯜ ꯐꯪꯉꯦꯕ ꯑꯩꯉꯣꯟꯗꯗꯤꯀꯣ ꯍꯥꯏꯗꯤ ꯑꯩ ꯃꯤꯉꯣꯟꯗ ꯌꯥꯝꯅ ꯅꯪꯒꯤꯗꯃꯛꯇ ꯁꯤ ꯇꯧꯕꯤꯒꯦ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ ꯃꯣꯏ ꯃꯁꯥꯅ ꯍꯥꯏꯖꯔꯤ ꯁꯤ ꯇꯧꯕꯤꯌꯨ ꯁꯤ ꯈꯪꯉꯣ ꯌꯥꯝ ꯂꯩ ꯁꯦꯜꯁ ꯇꯦꯛꯅꯤꯛ ꯌꯥꯝ ꯂꯩ ꯑꯗꯣ ꯉꯁꯤ ꯑꯩ ꯅꯍꯥꯟ ꯑꯩꯅ ꯁꯦꯜꯁꯀꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠ ꯅꯣꯏꯗ ꯁꯦꯌꯔ ꯇꯧꯈꯤꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯑꯩ ꯔꯤꯃꯥꯏꯟ ꯇꯧꯔꯛꯀꯦ ꯁꯤ ꯃꯇꯥꯡꯗ ꯁꯦꯜꯁꯇ ꯈ꯭ꯋꯥꯏ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠꯁꯦ ꯀꯩꯅꯣ ꯑꯩ ꯁꯦꯌꯔ ꯇꯧꯈꯤꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯇꯧꯈꯤꯕ꯭ꯔꯥ ꯔꯤꯁꯔꯥꯖ ꯇꯧꯈꯤꯕ꯭ꯔꯥ ꯀꯩꯅꯣ ꯑꯣꯄꯦꯟꯗ꯭ꯔꯖꯤꯠ ꯉꯁꯥꯏ ꯇꯧꯈꯤꯕꯅꯤ ꯇꯧꯗ꯭ꯔꯤꯀꯣ ꯁꯦꯜꯁ ꯌꯥꯝ ꯉꯁꯥꯏ ꯏꯝꯄꯣꯔꯇꯦꯟ ꯇꯧꯈ꯭ꯔꯦ ꯇꯧꯈ꯭ꯔꯦ ꯈꯔ ꯇꯧꯈ꯭ꯔꯕꯅ ꯑꯣꯀꯦ ꯁꯦꯜꯁꯀꯤ ꯃꯇꯥꯡꯗ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯔꯛꯀꯦꯕ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯀꯦꯕ ꯇꯥꯗ꯭ꯔꯤ ꯃꯌꯥꯝꯁꯤꯡ ꯁꯦꯜꯁꯇ ꯈ꯭ꯋꯥꯏ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯥꯔꯠꯁꯦ ꯀꯩ ꯃꯥꯜꯂꯦ ꯂꯟꯆꯦꯟꯕ ꯀꯩ ꯃꯥꯜꯂꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯅꯨꯄꯥ ꯊꯣꯛꯄ ꯅꯨꯄꯥ ꯊꯣꯛꯇꯣꯏꯅꯤ ꯅꯨꯄꯥ ꯊꯣꯛꯄ ꯈꯛꯇ ꯅꯠꯇꯦ ꯁꯦꯜꯁꯁꯨ ꯅꯨꯄꯥ ꯊꯣꯛꯄ ꯌꯥꯄꯣꯠꯇꯦ ꯅꯨꯄꯥ ꯊꯣꯛꯄꯅ ꯒꯦꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ ꯑꯩ ꯍꯥꯏꯔꯛꯀꯦꯕ Sir, close taba. ꯍꯥ Close taba. ꯀ꯭ꯂꯣꯁꯇꯨ ꯇꯥꯅꯕꯅꯦ ꯁꯦꯜꯁꯤꯗꯤ ꯀ꯭ꯂꯣꯁꯇꯨ ꯇꯥꯅꯕ ꯄꯣꯠꯅꯦ ꯇꯧꯔꯛꯇꯣꯏꯁꯦ ꯀ꯭ꯂꯣꯁꯇꯨ ꯇꯥꯅꯕ ꯀ꯭ꯂꯣꯁꯇꯨ ꯇꯥꯗ꯭ꯔꯤꯀꯥꯟꯗ ꯀꯃꯥꯏꯅ ꯀ꯭ꯂꯣꯁ ꯇꯥꯍꯟꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯇꯨꯅ ꯒꯦꯝꯗꯨꯗ ꯂꯥꯛꯏꯁꯦ ꯑꯣꯀꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯁꯣꯜꯞ ꯇꯧꯗꯣꯏꯅꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯁꯣꯜꯞ ꯇꯧꯕ ꯃꯤꯅꯦ ꯑꯩꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯞ ꯇꯧꯕ ꯂꯥꯛꯏꯅꯦ ꯕꯠ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯒꯤ ꯁꯔꯚꯤꯁꯁꯦ ꯀꯩ ꯂꯧꯍꯟꯗꯣꯏꯅꯣ ꯍꯥꯏꯗꯣꯏꯅꯤ ꯇ꯭ꯔꯁꯅꯦꯅ ꯈꯜꯂꯦ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕꯁꯦ ꯁꯦꯜꯁ ꯇ꯭ꯔꯁꯁꯨ ꯏꯝꯄꯣꯔꯇꯦꯟ ꯇ꯭ꯔꯁꯇꯨꯅꯦ ꯕꯤꯜ ꯇꯧꯔꯛꯇꯣꯏꯁꯦ Question ꯑꯩꯅ number. ꯍꯥꯏꯁꯤꯗꯤ ꯀꯟꯐꯤꯗꯦꯟꯁ ꯋꯥꯡꯉꯒ ꯀꯤꯗꯕ ꯃꯊꯧ ꯇꯥꯏ ꯀꯤꯗꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯍꯥꯏꯗꯣ ꯀꯅꯥꯅꯣ ꯑꯩꯕꯨ ꯁꯖꯤꯠꯂꯣ ꯁꯖꯤꯠ ꯂꯣꯏ ꯆꯨꯝꯃꯦ ꯍꯥꯏꯕ ꯑꯃ ꯍꯥꯏꯒꯦ ꯍꯥꯏ ꯇꯤꯀꯦꯠꯇ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯉꯁꯤ ꯈꯪꯉꯣꯕ ꯑꯩꯒꯤ ꯑꯣꯏꯅꯅꯤꯀꯣ ꯅꯣꯏꯒꯤ ꯑꯣꯄꯤꯅꯤꯌꯟ ꯂꯩꯔꯝꯕ ꯌꯥꯏ ꯑꯩꯒꯤ ꯑꯣꯏꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯦꯜꯁꯇ ꯀꯔꯝ ꯀꯥꯟꯗ ꯄꯨꯜ ꯑꯋꯦ ꯇꯧꯒꯅꯤ
ꯀꯔꯝ ꯀꯥꯟꯗ ꯔꯁ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯁꯤ ꯌꯥꯝ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯕ ꯀꯔꯝ ꯀꯥꯟꯗ ꯑꯩ ꯁꯤ ꯃꯇꯥꯡꯗ ꯂꯦꯞꯀꯅꯤ ꯁꯤꯗꯩ ꯍꯦꯟꯅ ꯋꯥ ꯍꯥꯏꯕ ꯌꯥꯗꯦ ꯁꯤꯗꯩ ꯍꯦꯟꯅ ꯆꯪꯁꯤꯟꯕ ꯌꯥꯗꯦ ꯍꯥꯏꯁꯦ ꯅꯪꯅ ꯇꯥꯡꯀꯛꯇꯣ ꯈꯪꯒꯗꯕ ꯅꯦꯛꯁꯇ ꯀꯔꯝ ꯀꯥꯟꯗ ꯑꯩ ꯔꯁ ꯇꯧꯕ ꯁꯤ ꯃꯤꯁꯦ ꯁꯤꯒꯤ ꯄꯣꯖꯤꯁꯟꯁꯤꯗ ꯑꯩ ꯔꯁ ꯇꯧꯕ ꯌꯥꯔꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯖꯤꯁꯟꯁꯦ ꯅꯪ ꯃꯁꯛ ꯃꯨꯟꯅ ꯈꯪꯒꯗꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯄ꯭ꯔꯗꯛꯇꯨꯗ ꯏꯟꯇꯔꯦꯁ ꯑꯣꯏꯗ꯭ꯔꯤꯕ ꯃꯤꯗꯨꯅ ꯅꯪ ꯒꯗ ꯊꯛꯆꯜꯂꯒ ꯔꯁ ꯇꯧꯁꯜꯂꯒ ꯁꯤꯗꯩ ꯁꯤꯕꯨ ꯊꯤꯔꯣ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨꯗꯤ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨ ꯄꯣꯠꯇꯨꯗ ꯅꯪ ꯄꯨꯔꯥ ꯖꯕꯔꯗꯁꯇꯤ ꯇꯧꯕ ꯇꯥꯗꯣꯏꯅꯤ ꯁꯦꯜꯁꯇ ꯖꯕꯔꯗꯁꯇꯤ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯐꯣꯔꯁꯐꯨꯜꯂꯤ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯁꯦꯜꯁꯁꯦ ꯅꯪꯅ ꯈꯪꯒꯗꯕꯁꯦ ꯅꯪꯅ ꯋꯥꯔꯤ ꯇꯧꯔꯀꯥꯟꯗ ꯅꯪ ꯍꯌꯦꯡ ꯚꯦꯂꯨꯁꯦ ꯄꯤꯕ ꯂꯥꯛꯑ ꯀꯥꯟꯗꯁꯨ ꯀꯣ ꯋꯥꯔꯤ ꯂꯥꯛꯈꯤꯅꯤ ꯇꯥꯡꯀꯛ ꯑꯃ ꯂꯥꯛꯀꯅꯤꯕ ꯅꯪ ꯈꯪꯉꯛꯀꯅꯤꯕ ꯇꯥꯡꯀꯛ ꯑꯃ ꯂꯥꯛꯀꯅꯤꯕ ꯃꯇꯝꯗꯨꯗ ꯅꯁꯥꯅ ꯈꯪꯖꯔꯣ let me pull myself back खितंग हंदो खोंकाप से खितंग मनिंग हंदो रस तौगुन अरु कदौनी क्वेश्चन जे मु हंगो वारी जे मु तोंगान मरम खितंग स्लाइटली खितंग पुरो अदे मु खंकनीबा आई जे खितंग संगन बेयारबा याबा यादबरा जे am achang sengjal loina pull up with sitor pham leiwa amte ko sales da swai tor pham leiwa amte ai ngatang pull back tawgen pham leiwa amte matam dugi matung ina wari sa matam da nang na wari swai sa matam da o dudi swai tawrasi haidre matam da swai tawdi kai kai ge nang kai khange nangi wari sa matam da pull back kamai tawni adagi chang kamai changjan ni yam bo kai gi no si pot se ai ge experience dai ne so achouba sales to mo tamda di nang ai nya hajin 2.5 3 lakhs ki sales to mo tamda di you cannot rush to sung ya ya de wait calm down mina hack pe be no da ai service se pam di pam me do ai be khan gi ge adu mo tamji nang na to bu se kai nang to du se khan gi ha nang kai nang to du mi ani lay there are two types of people hujigi moment sida oh khalo fire haibiro sunga haro ko sola aro maybe 100 ama 100 ahum adagidi amana adu nang khani yaje sida si to hodragadi nang hangarwa he nang si to hodragadi nang kaino upa laite brush option na pressure pisan bam lai ani mi ni ani mak sam to work to work ama to work to work siguma potse khangadabane siguma potse siguma moment lak matamda ai si matang jai kitang step back toge kaino nang di make sure nang deal close to de deal je high ticket clients di nga si mak deal close to de ya de hai balai te mathang tha da close to su kisu kai balai te nuin mangani mutung da close to su kisu kai mi gi paisa gi issue je lai ba la ama kai la hum mai je phagi na te ngatang da puna mak thira kadam na te so you have to calm yourself down calm kitang wai lak tam ne adu calm wai ga matang jana set ka da po to matang jana set tar di deal close to wi chance am wang I know my sales ki class man pige let's not talk about sales today but yam important web je kai no karam kana pull back tong ni karam kana rush tong ni am rush to guda matan da pull back to guda di soire pull back to guda matan rush to san ta di soire ani je ai gi yam important oi ko mina di aina khan matan youtube ta nang yengo kanam ta na sing mo maram je sunga haram moi have pull back to rush to sales ki matan da yengo yaw moi bo kai no si dai gi experience dai ne ai ni yeng to pa matan da sales close to hold ba kyam dai khudau so pa matan da ai sana hang jai ba kai no sales close to du je am da aina question problem thigala kan I am rush to we man grem no mi tu da fine khal or aina am slow chat kre hai po che dum thigale sales adam yaw kan close to the moment ka yaw kan bu ko zero sales ka yaw yaw zero sales so si matam jida lesson learn to complex wen gano ko sidi tamakini sales yam nuai ba game am tamakini ko hango sales di pull back ngasi je aina pi ba secret che loksal lo yare mi wari sa mi ngon su yengo no sales de kai mi wari sa du mi yengo mi wari sa na matam da hai ro de wa do matang sa da hai jalu ta di mi dum khanna ba de nungsina da dum thoi du ne chap mane sales su hai karam kan da karam wa hai du no karam kan da karam wa hai ro na sana nang control to den karam kan na sana pull back to gudam ne rest to salu raga hai ro de wa da hai pura amuk to pull up hai gen to salu ta de du gi nang gi value do mung chai chai gi ju ai but anyway then I got the slide 3-4 clients okay first make sure you get one client okay
ꯀ꯭ꯂꯣꯁ ꯇꯧꯔꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀ꯭ꯂꯥꯏꯟ ꯐꯪꯉꯦ ꯍꯥꯏꯁꯦ ꯔꯤꯁꯤꯔꯥꯖ ꯍꯧꯖꯤꯛ ꯀ꯭ꯂꯥꯏꯟ ꯐꯪꯉꯦ ꯑꯩ ꯍꯧꯖꯤꯛ ꯀ꯭ꯂꯥꯏꯟ ꯐꯪꯉꯦ ꯑꯩ ꯍꯧꯖꯤꯛ ꯋꯔꯛ ꯇꯧꯔꯦ ꯑꯩ ꯑꯃꯒ ꯋꯔꯛ ꯇꯧꯃꯤꯟꯅꯔꯤ ꯅꯨꯡꯁꯤꯕ ꯍꯧꯖꯤꯛ ꯀ꯭ꯂꯥꯏꯟ ꯐꯪꯉꯦ ꯂꯦꯠꯁ ꯑꯩ ꯍꯧꯖꯤꯛ ꯋꯔꯛ ꯇꯧꯈꯥꯏ ꯍꯧꯖꯤꯛ ꯁꯤ ꯇꯧꯕ ꯍꯧꯔꯦ ꯍꯥꯏꯔꯁꯦ ꯅꯥꯎ ꯋꯥꯠ ꯀ꯭ꯂꯥꯏꯟ ꯑꯃꯅ ꯏꯅꯐ ꯑꯣꯏꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯄꯩꯁꯥ ꯖꯦꯅꯦꯔꯦꯠ ꯇꯧꯗꯕ ꯌꯥꯗꯦ ꯄꯩꯁꯥ ꯍꯦꯜꯂꯛꯇꯕ ꯌꯥꯗꯦ ꯀꯦꯕꯅ ꯃꯥꯏ ꯀ꯭ꯂꯥꯏꯟ ꯍꯧꯖꯤꯛ ꯐꯪꯉꯦ ꯑꯗꯩꯗꯤ ꯃꯥꯏ ꯁꯔꯚꯤꯁ ꯄꯤꯊꯕ ꯍꯧꯔꯦ ꯑꯜꯄꯦꯁꯅ ꯃꯥꯏ ꯁꯔꯚꯤꯁ ꯄꯤꯊꯕ ꯍꯧꯔꯦ ꯍꯥꯏꯔꯁꯦ ꯕꯤꯗ꯭ꯌꯥꯅꯟꯗꯅ ꯐꯪꯉꯦ ꯍꯥꯏꯔꯁꯦ ꯗꯤꯅꯦꯁꯅ ꯐꯪꯉꯦ ꯍꯥꯏꯔꯁꯦ ꯇꯨꯔꯖꯤꯠꯅ ꯐꯪꯉꯦ ꯍꯥꯏꯔꯁꯦ ꯐꯪꯕ ꯄꯣꯠꯇꯣ ꯀ꯭ꯂꯥꯏꯟ ꯑꯩꯅ ꯍꯥꯏꯉꯁꯦ ꯍꯥꯏꯁꯦ ꯀ꯭ꯂꯥꯏꯟ ꯑꯃ ꯍꯥꯟꯅ ꯐꯪꯉꯨ ꯍꯥꯏꯕꯅꯦꯕ ꯕꯠ ꯀ꯭ꯂꯥꯏꯟ ꯑꯃꯅ ꯏꯅꯐꯇꯤ ꯑꯣꯏꯗꯦꯕ ꯇꯧꯗꯣꯏ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯕꯤꯖनेस ग्रो तौगे हाई तारदी सर्विस बिजनेस नंगी एनीथिंग नंगी ग्रो तौगे हाई तारदी कइनो रॉबर्ट उइरबा उइदे सर क्लाइंट की रिजल्ट्स एनीथिंग नंग तौदोरी पोसे मोय सैटिस्फैक्शन होइनबम दरकार ताइ रिजल्ट हाई प्रायोरिटी रिजल्ट पीरगदी रिटर्न लागाय एनी बिजनेस तेंगो रिजल्ट सुंगी पीद्रबा माना पामी पोतो सैटिस्फाई ओइद्रबा टेस्टिमोनियल लेत्रबा अदुम हंधरकनी सो रिजल्ट एनीथिंग नो इन पीदोर सर्विस सिदा कइनो क्वाइ इंपोर्टेंट ओइसे क्लाइंट फंगे हाय मतुंगदा रिजल्ट फंगदा नंग हाइना दतार जुमाना मी दुम हाइगन अस ऋषिराज की सर्विस यो बजुदी माय सर्विस सिदी बेराने माय सर्विस आई की बिजनेस स्वाइन चेंजेस लाई हाइतारदी ऋषिराज दिनेश ना अल्पेश हाइगनी अल्पेश नो हायने ब्रो नंगी सर्विस तो लौगी हायने सो सी रेफरल सी पावर लाकना रिजल्ट ने कहीं नो हाइम दमदा रिजल्ट फंगी तारदी नंग हें फ्यूचर द ग्रोथ लाकनी सु मतंग मुता सो नेल का स्लाइड तो नेक्स्ट तो केस स्टडीज या क्लोज तो रहा केस स्टडीज क्वाइट इंपोर्टेंट है चिनिंग जिंगो को हयेंग नंग बिजनेस बिल्ड तो रहा केस स्टडीज याम इंपोर्टेंट है नंगी हुजिक वर्क तो क्लाइंट से मोइदगी टेस्टिमोनियल लोखत कदब कमाई कमाई तो वेगे वर्क तो कमाई कमाई तो इसी केस स्टडी से लेहोगदब केस स्टडी सिना कइदौनी हाइम दमदा हयेंग नंग मीना हांगप मतमदा सपोज नंग हयेंग दिल्ली दा कइनो सर्विस बिजनेस अमगी नंग हयेंग कौरे मीटिंग तौजेन नंगोंदा हाइरेबा मागी एजेंसी नंग वर्क तौगे हाय वर्क तौगे हाय मतमसिदा नंग डील तौरी मीसिना माय मार्केटिंग की कइनोगा मैनेजर गा डील तौरेबा मार्केटिंग मैनेजर गा डील तौरमदो नंगोंदा हजिक नंगना उन्नदुसिना माय हेड का उन्नदुनेबा मोगी एमडी गा उन्नदुरेबा एमडी गा उन्ना मतमसे एमडी केम खंगपुतेबा मादी मार्केटिंग कइनो केम खंगपुते माना हांगसुइसे नंगना वर्क तौगिबसिंग खरा येंगहनबियु हायबा नंगोंदा हांगप मतम नंगी केस स्टडीज मैम लई तारदी नंगी एवरीथिंग मोंद रिप्रेजेंट तौ तारदी मोंद हराव मोंद थाजब ट्रस्ट तो बिल्ड तौग्रा से रियल फैक्ट ने अइना हाइजे फैक्ट ने कोइना हाइजे बिजनेस ने से हाइजे अदना केस स्टडीज से याम इंपोर्टेंट होय केस स्टडीज ब्रदर केस स्टडीज अइंगोंदा लैंग्वेज दरकार तादेबो सपोज अइंगोंदा हाइरेबो ngasiजे स्पेन दे नुपा अमा लाए अइंगोंदा एग्जांपल नेबो bro teach me digital marketing हाइरेबो teach me more about coaching business हाइरेबो teach me more about influencer marketing हाइरेबो अहाम मा फायर ओइन लाइने but again zoom meetup तो रोकना मा हाइक तुझे bro can I see your case studies now what so see मैम सिंह अइना already train तौरिबा अइना पीरिबा result मैम सिंह जे अइन थारकदुने bro नंग language ता issue लेबिया लेतबा it doesn't matter but these are the results I have given to my people so nangi case study se language doesn't matter ne मैं हाइक तुझे result does matter subtitle pi कर result does matter so duna case studies लेबसे it's very powerful yengo nang den loki noi keno torongiro hojikti yaroi haina den loki aina magi form am fill up tawe form je fill up taw kanda magi khoi first time unda free webinar am yeng halle free webinar je yeng kanda next moment ta ina webinar se luai kanda aigi mail da testimonials ma'am lae okay adu testimonials se luai kanda aigona kai hai kai matamda you want more testimonials hire and yes and click to kanda appointment am set tawe magi kenoga magi staff amaga
appointment set toise keno ai changudre adu numitumde appointment set toise keno appointment sida mana keno utuine testimonial mem utuine kaino taw import mem sing ya yengo steps yung marketing steps yung no de pije marketing jak sum kum dage deeply manung chang hala ine ko kanano ai se kanano nang lo du se kai gino ha pu pusal ine tu si pot mem sing de khangu deeply chang hala ine kaino taw kaino ai ngon de pije se kaino ngon trust se kama mana khali je den lok na khali du ko den lok na thajal du kai gino ad khallo trust build taw ine mai ngon da ai se kanano ab nang mun ne khangu hai ne first ai ngon testimonial meng webinar meng ale free da ko webinar do impress wore like next moment ai ngon da email da magi testimonial mem lai mai client na hai ba mem sing do then adai ai ngon offer on pire ai ga free appointment am pige ai gi staff kaina do testimonial mem ut kena ada mai staff sun taw du se kaino ngon da mai testimonial mem uthara ani ngon da uthara kan da ai se pura kaina taw du ne you know mai mu khutta chan du ne mai mu khutta chan du ne so si game ne si nang complain taw ya pote man ta idi mi mai sini ahi ba mi je skills je sini nang ju hai tam ne hai raga di paisa tan ba hai re hai traga na tokchare hai traga dum le hore atro mi gi skills ton to mi na millionaire oiraga mi na crore ta laga kamaya nang na du da complain taw lai tar di mai di swai da si tong bro you are a loser hai tam ne du tar di ma Bentley ni man thoi do Bentley maning da phama sali ne Bentley da Rolls Royce man tung sali do nang kai hai do no ma ta mi pangdan man chini si hai ya bro na no he knows exactly what he is doing so nang na ju khang da ne ngasi pi ba lesson ji ko fuktora ne gi manung de ina fuktora ni ko si po che bhap to ko ai si ma na khang ni he knows ma na tawi po che ma kai no fa da na khang e ma khang bai ne ma tawi game mem thing so marketing hai po che kai no business e marketing ne jak ya li ma na Bentley tung du kai gi no ma na kai no Lamborghini thawi du kai gi no ma na Lamborghini de to khro ne ma na G wagon ga thawi du kai noi ai na hai mem thing du loi bhap to ko hai di si pot mem thing du loi step by step loi automation system je kai no noi ne na ai automation hai du kai no then log na ai ngona testimonial pire ido mana namma ga tharak pan teba magi staff na namma ga tharak pan teba already same grabane ba system se automation same grabane ba once sigi video je geng loi baga mana sigi button je click to matam da send this testimonial to him or her back on paisal ani this is the game brothers this is the game automation game de sine automation je kai no nang si to nang dum aram dum tung gai lem phang dum mi ndi message like mem nang work dum system dum work to le ni hauji boris ki my product to online da lai ha je mi na product am lai gim da product si da boris na khang ba khang da boris di account da pasa changai ne boris na heng du heng only details ko eng da du kana nang lai ge kana nang shop to only heng delivery ki ka ki be ya re matam but system du mi lak pa ga dum laining matam lai amazon jo du ni jeff bezos di hauji kai ma ji lem du a ma pham da leng ni ma di TV ga yenga lenga ni ma te adai mi ga wari sana meeting am da lenga ni ba mayam na akoi de Amazon da dum yengi ni kai product EMI da kai lau ya kai lai ya kai to ya ha ko nyum yengi ni dum kai je bijo si ma phom da le ma ken khang ko te Amazon da kai do kana product ha ko kem da ka ta de mo da kai no man already control to ni my stop mem jing so si kai no automation nga ta ne automation so nangi service nangi business everything je loi mo automation da loi chala ka du ne hoi automation ju human being chala ju ni go human being na same du ni mi ne AI ga hai do AI ju human being na same ni AI ju human being na kino tawg dan taw ya pote bu ko si khang over ne ga slide to change so okay anh sai hai cái statement thì lỗi repeat to bo amu ka hanjan jana next to sai cái no da cái ba ai statement ha ke ai pura clear ho la ke ko amu ka hobude tasalo no mem sing ya si close to where si step se lo ishalo amu ka repeat to ni ko akoi goal je no 1 lakh 3 months to ko first thing anh sai du kai no nangi niche nangi industry masa khango yare nangi personal brand nung ak site ta thamu ko podcast nung site ta thamu sin tonga no pod amane
ꯊꯝꯃ ꯃꯇꯨꯡꯗ ꯅꯦꯛꯁꯇ ꯀꯩ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯁꯇꯔ ꯁ꯭ꯀꯤꯜ ꯑꯩꯅ ꯄꯤꯔꯛꯑꯅꯤꯀꯣ ꯁ꯭ꯀꯤꯜ ꯃꯊꯪ ꯃꯊꯪ ꯄꯤꯔꯛꯑꯅꯤ ꯁ꯭ꯀꯤꯜ ꯑꯃ ꯐꯖꯅ ꯃꯥꯁꯇꯔ ꯇꯧꯕ ꯁ꯭ꯀꯤꯜꯁꯤꯗ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯈꯪꯗꯉꯩ ꯁ꯭ꯀꯤꯜꯁꯦ ꯐꯖꯅ ꯗꯦꯕꯂꯞ ꯇꯧꯕ ꯑꯗꯒꯤ ꯁꯤꯒꯤ ꯃꯥꯔꯀꯦꯠꯁꯦ ꯃꯨꯟꯅ ꯁ꯭ꯇꯗꯤ ꯇꯧꯕꯀꯣ ꯁꯤꯁꯤꯃ ꯃꯥꯔꯀꯦꯠ ꯃꯥꯁꯇꯔ ꯁ꯭ꯀꯤꯜ ꯁꯤꯁꯤꯃ ꯈꯪꯖꯜꯂꯣ ꯅꯦꯛꯁꯇ ꯁ꯭ꯀꯤꯜꯁꯦ ꯗꯦꯕꯂꯞ ꯇꯧꯔꯛꯑ ꯃꯇꯨꯡꯗ ꯁꯔꯚꯤꯁ ꯑꯣꯔ ꯀꯣꯆꯤꯡ ꯅꯪ ꯅꯁꯥ ꯗꯤꯁꯥꯏꯠ ꯇꯧꯔꯣ ꯗꯤꯁꯥꯏꯠ ꯇꯧꯔꯣ ꯑꯗꯨ ꯃꯔꯝꯗꯨꯗ ꯀꯔꯝꯕ ꯃꯐꯝꯗ ꯑꯩ ꯆꯪꯕ ꯌꯥꯏ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯅꯤ ꯂꯩꯕ ꯃꯐꯝꯗ ꯅꯉꯣꯟꯗ ꯄꯤꯔꯛꯏꯁꯦ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯁꯔꯚꯤꯁ ꯅꯪꯅ ꯈꯟꯗꯣꯛꯑ ꯃꯇꯨꯡꯗ ꯅꯪꯒꯤ ꯄꯦꯀꯦꯖ ꯂꯥꯛꯑꯅꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯄꯦꯀꯦꯖꯁꯦ ꯇꯧꯊꯣꯛꯑꯣ ꯄꯦꯀꯦꯖꯁꯦ ꯅꯥꯟꯅ ꯇꯧꯕ ꯄꯦꯀꯦꯖ ꯂꯣꯏ ꯍꯥꯏꯔꯛꯀꯅꯤ ꯀꯃꯥꯏꯅ ꯄꯦꯀꯦꯖ ꯇꯧꯅꯤ ꯀꯩꯗꯧꯅꯤ ꯂꯣꯏ ꯍꯥꯏꯔꯛꯀꯅꯤꯀꯣ ꯁꯤ ꯁ꯭ꯇꯦꯞꯁꯦ ꯈꯪꯉꯣ ꯄꯦꯀꯦꯖ ꯇꯧꯕ ꯄꯦꯀꯦꯖ ꯇꯧ ꯂꯣꯏꯔ ꯃꯇꯨꯡꯗ ꯅꯪꯅ ꯀꯩꯗꯧꯗꯣꯏꯁꯦ ꯅꯦꯛꯁꯇ ꯉꯁꯥꯏꯒꯤ ꯀꯣꯟꯇꯦꯟꯠ ꯃꯥꯔꯀꯦꯇꯤꯡ ꯅꯪꯒꯤ ꯁꯔꯚꯤꯁꯀꯤ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯀꯣꯟꯇꯦꯟꯠ ꯃꯥꯔꯀꯦꯇꯤꯡ ꯍꯧꯕ ꯌꯥꯔꯦ ꯑꯗꯒꯤꯗꯤ ꯀꯣꯟꯇꯦꯟꯠ ꯃꯥꯔꯀꯦꯇꯤꯡꯁꯦ ꯍꯧꯔꯀꯥꯟꯗ ꯅꯦꯛꯁ ꯁ꯭ꯇꯦꯞꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯦꯛꯁꯁꯤꯁꯨ ꯇꯥꯁꯜꯂꯣ ꯀꯣꯟꯇꯦꯟꯠ ꯃꯥꯔꯀꯦꯇꯤꯡ ꯇꯧꯔꯀꯥꯟꯗ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏ ꯑꯩꯅ ꯀꯥꯟꯕ ꯈꯔ ꯌꯥꯎꯈꯤꯀꯣ ꯑꯗꯨꯗꯨꯅ ꯑꯩꯇꯟꯗ ꯂꯩꯁꯦ ꯅꯪꯅ ꯑꯥꯎꯠꯕꯥꯎꯟ ꯇꯧꯔꯅꯤ ꯑꯥꯎꯠꯕꯥꯎꯟ ꯍꯥꯏꯗꯤ ꯅꯪꯅ ꯀ꯭ꯂꯥꯏꯟꯗ ꯔꯤꯆ ꯑꯥꯎꯠ ꯇꯧꯕ ꯑꯗꯒꯤ ꯃꯣꯏꯒ ꯀꯅꯦꯛꯁꯟ ꯁꯦꯝꯕ ꯑꯗꯨ ꯃꯌꯥꯝꯁꯤꯡ ꯂꯣꯏ ꯇꯧꯔꯛꯑꯀꯥꯟꯗ ꯅꯦꯛꯁꯁꯤꯡꯗ ꯅꯪ ꯇꯧꯗꯣꯏꯁꯦ ꯑꯄꯣꯏꯟꯃꯦꯟ ꯐꯤꯛꯁ ꯇꯧꯕ ꯖꯨꯝ ꯀꯣꯜꯗ ꯇꯤꯝꯗ ꯑꯄꯣꯏꯟꯃꯦꯟ ꯐꯤꯛꯁ ꯇꯧꯕ ꯀꯣ ꯑꯄꯣꯏꯟꯃꯦꯟ ꯐꯤꯛꯁ ꯇꯧꯔꯀꯥꯟꯗ ꯑꯄꯣꯏꯟꯃꯦꯟꯁꯤꯗ ꯉꯁꯥꯏꯒꯤ ꯁꯦꯜꯁ ꯅꯪꯒꯤ ꯑꯄꯣꯏꯟꯃꯦꯟꯁꯦ ꯀꯩꯅꯣ ꯁꯦꯜꯁ ꯀꯣꯜꯅꯦ ꯅꯪꯒꯤ ꯁꯤ ꯁꯦꯜꯁ ꯀꯣꯜꯁꯤ ꯅꯪ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯚꯦꯂꯨꯁꯦ ꯃꯉꯣꯟꯗ ꯍꯩꯊꯗꯣꯏꯅꯤ ꯅꯪꯒꯤ ꯚꯦꯂꯨꯁꯦ ꯍꯩꯊꯔ ꯃꯇꯨꯡꯗ ꯃꯥꯅ ꯑꯦꯛꯁꯦꯞ ꯇꯧꯕ ꯌꯥꯏ ꯇꯧꯗꯕ ꯌꯥꯏ ꯕꯠ ꯑꯒꯦꯟ ꯁꯤ ꯃꯇꯥꯡꯁꯤꯗ ꯅꯪꯅ ꯐ꯭ꯔꯤ ꯁꯔꯚꯤꯁ ꯄꯤꯊꯣꯛꯄ ꯌꯥꯏ ꯐ꯭ꯔꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯊꯣꯛꯄ ꯌꯥꯏ ꯃꯉꯣꯟꯗ ꯑꯗꯨ ꯅꯪ ꯅꯁꯥꯅ ꯄ꯭ꯂꯥꯟ ꯇꯧꯒꯗꯕ 10 to 15 ꯅꯪꯒꯤ ꯁꯔꯚꯤꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨ ꯇꯧꯔ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯁꯤꯡ ꯍꯥꯏꯈꯤꯕ ꯗꯤꯜ ꯁ꯭ꯇꯦꯞꯇ ꯇꯧꯔꯛꯄ ꯑꯗꯨ ꯇꯧꯔ ꯃꯇꯨꯡꯗ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒ ꯋꯔꯛ ꯇꯧꯃꯤꯟꯅꯕ ꯃꯉꯣꯟꯗ ꯚꯦꯂꯨ ꯂꯣꯏ ꯄꯤꯊꯣꯛꯄ ꯄꯩꯁꯥ ꯀꯌꯥ ꯈꯟꯒꯤꯅꯣ ꯄꯩꯁꯥ ꯄꯤꯔꯗꯤ ꯐꯔꯦ ꯄꯤꯔꯛꯇ꯭ꯔꯁꯨ ꯍꯥꯟꯅ ꯅꯪ ꯉꯁꯥꯏꯗꯣ ꯑꯩꯅ ꯃꯥꯅ ꯀꯌꯥꯃꯨꯛ ꯌꯥꯝ ꯇꯥꯜꯂꯤ ꯀꯌꯥꯃꯨꯛ ꯌꯥꯝ ꯇꯥꯟꯗꯦ ꯃꯥꯒꯤ ꯁ꯭ꯇꯦꯞꯇꯣ ꯈꯪꯉꯣ ꯑꯗꯨ ꯈꯪꯉ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯁꯔꯚꯤꯁꯁꯦ ꯄꯤꯊꯣꯛꯑꯀꯥꯟꯗ ꯃꯥ ꯁꯣꯏꯗꯅ ꯅꯉꯣꯟꯗ ꯄꯦ ꯇꯧꯔꯛꯑꯅꯤ ꯄꯦ ꯇꯧꯔꯀꯥꯟꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯃꯅ ꯏꯅꯐ ꯑꯣꯏꯕ ꯅꯠꯇꯦ ꯁꯤꯒꯤ ꯔꯤꯄꯤꯠ ꯇꯧꯒꯗꯕ ꯍꯟꯖꯟ ꯍꯟꯖꯟ ꯔꯤꯄꯤꯠ ꯇꯧꯒꯗꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯕꯠ ꯃꯇꯝ ꯑꯃ ꯂꯥꯛꯀꯅꯤ ꯃꯁꯥꯅ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯂꯥꯛꯄ ꯃꯁꯥꯅ ꯁꯔꯚꯤꯁ ꯂꯥꯛꯄ ꯑꯗꯨꯕꯨ ꯅꯪ ꯍꯧꯖꯤꯛ ꯖꯤꯔꯣꯗ ꯂꯩꯁꯦ ꯖꯤꯔꯣꯗ ꯂꯩꯕ ꯄꯣꯠꯇꯣ ꯅꯪꯉꯣꯟꯗ ꯄꯣꯞ ꯄꯣꯞ ꯊꯥꯗꯔꯒ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯅꯪ ꯃꯤꯅ ꯄꯥꯝꯅꯕꯩ ꯇꯥꯏꯞꯇ ꯅꯪ ꯅꯥꯛꯇ ꯂꯥꯛꯑꯒ ꯑꯩꯁꯨ ꯌꯥꯎꯒꯦ ꯍꯥꯏꯕꯗꯨ ꯁꯨꯡꯉꯥꯏ ꯍꯥꯏꯔꯔꯣꯏ ꯒꯦꯔꯦꯟꯇꯤ ꯄꯤꯔꯒꯦ ꯑꯗꯨꯝ ꯀꯅꯥꯝꯇꯅ ꯍꯥꯏꯔꯔꯣꯏ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯁꯔꯚꯤꯁꯇꯨ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏ ꯁꯨꯡꯉꯥꯏ ꯍꯥꯏꯔꯔꯣꯏ ꯅꯪꯅ ꯍꯣꯠꯅꯖꯒꯗꯕ ꯑꯗꯨ ꯄꯣꯠꯇꯨꯗꯤ ꯅꯪꯅ ꯍꯥꯟꯅ ꯑꯗꯨꯅ ꯖꯤꯔꯣꯗ ꯂꯩꯕꯅꯤꯅ ꯍꯧꯖꯤꯛ ꯅꯪꯅ ꯃꯤꯉꯣꯟꯗ ꯍꯥꯟꯅ ꯃꯁꯛ ꯈꯪꯍꯟꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯅꯪꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯁꯔꯚꯤꯁꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯤꯉꯣꯟꯗ ꯍꯥꯟꯅ ꯈꯪꯍꯟꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯃꯤꯅ ꯈꯪꯗꯅ ꯅꯪꯒꯤ ꯁꯔꯚꯤꯁꯇꯨ ꯂꯩ ꯌꯥꯄꯣꯠꯇꯦꯀꯣ ꯑꯗꯨꯅ ꯏꯒꯣ ꯋꯥꯡꯉꯒ ꯑꯗꯒꯤꯗꯤ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯔꯒ ꯑꯦꯔꯣꯒꯦꯟ ꯑꯣꯏꯔ ꯂꯩꯇꯥꯔꯗꯤ ꯅꯪ ꯀ꯭ꯂꯥꯏꯟ ꯁꯨꯡꯐꯪ ꯐꯪꯉꯣꯏ ꯄꯩꯁꯥ ꯇꯥꯟꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯃꯤꯉꯣꯟꯗ ꯍꯥꯟꯅ ꯀꯅꯦꯛꯁꯟ ꯁꯦꯝꯒꯗꯕ ꯃꯤꯒ ꯔꯤꯆ ꯑꯥꯎꯠ ꯇꯧꯒꯗꯕ ꯃꯤꯉꯣꯟꯗ ꯚꯦꯂꯨ ꯄꯤꯕ ꯃꯤ ꯑꯣꯏꯒꯗꯕ ꯑꯗꯩ ꯃꯤꯉꯣꯟꯗ ꯅꯪꯒꯤ ꯁꯔꯚꯤꯁꯇꯨ ꯑꯦꯛꯁꯄꯣꯖ ꯇꯧꯒꯗꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯔꯤꯖꯜꯠ ꯐꯪꯕꯒꯤ ꯆꯥꯟꯁꯦꯁ ꯌꯥꯝ ꯋꯥꯡꯉꯤ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯀꯣꯟꯇꯦꯟꯠ ꯃꯥꯔꯀꯦꯇꯤꯡꯁꯦ ꯀꯩꯅꯣ ꯀꯣꯟꯇꯦꯟꯠ ꯃꯥꯔꯀꯦꯇꯤꯡꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯃꯤ ꯃꯇꯦꯡ ꯄꯥꯡꯉꯤꯅꯤ ꯃꯤꯉꯣꯟꯗ ꯚꯦꯂꯨ ꯄꯤꯔꯤꯅꯤ ꯃꯤꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯦꯛꯖꯤꯁ ꯇꯧꯋꯦ ꯍꯥꯏꯕꯗ ꯇꯥꯛꯏꯅꯤ ꯑꯗꯨ ꯁꯤ ꯈꯪꯉꯣ ꯑꯗꯨꯅ ꯁꯤꯒꯤ ꯁ꯭ꯇꯦꯞꯁꯦ ꯁꯤꯗ ꯑꯩꯒꯤ ꯊꯕꯛ ꯌꯥꯝ ꯌꯥꯎꯔꯤꯀꯣ ꯇꯧꯒꯗꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯑꯩ ꯒꯦꯔꯦꯟꯇꯤ ꯄꯤꯔꯒꯦ ꯁꯤꯒꯤ ꯁ꯭ꯇꯦꯞꯁꯦ ꯅꯣꯏꯅꯅꯦ ꯍꯟꯖꯟ ꯍꯟꯖꯟ ꯔꯤꯄꯤꯠ ꯇꯧꯕ ꯃꯇꯝꯗ ꯅꯣꯏ ꯔꯤꯖꯜꯠ ꯐꯪꯗ꯭ꯔꯕ ꯅꯣꯏ ꯄꯩꯁꯥ ꯇꯥꯟ ꯉꯝꯗ꯭ꯔꯕ ꯌꯥꯔꯦ ꯑꯩ ꯃꯤꯡ ꯍꯣꯡꯗꯣꯛꯑꯒꯦ ꯑꯁꯦꯡꯕꯅꯦ ꯁꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯁꯨ ꯇꯧꯏꯅ ꯑꯩ ꯃꯤꯡ ꯍꯣꯡꯗꯣꯛꯑꯒꯦ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯅꯣꯏꯅ ꯍꯟꯖꯟ ꯍꯟꯖꯟ ꯔꯤꯄꯤꯠ ꯇꯧꯔꯕ ꯑꯦꯠꯂꯤꯁ ꯅꯨꯡꯇꯤꯖꯥꯏꯒꯤ ꯅꯣꯏꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯅꯣꯏꯒꯤ ꯋꯔꯛ ꯀꯩꯅꯣ ꯅꯣꯏꯅ ꯈꯪꯒꯗꯕꯁꯦ ꯁꯤꯗ ꯈꯪꯒꯗꯕ ꯄꯣꯊꯥꯕꯅ ꯑꯣꯏꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯣꯏ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯣꯏꯒꯤ ꯔꯤꯌꯦꯜ ꯕꯤꯖꯤꯅꯦꯁꯀꯤ ꯇꯥꯏꯞꯇ ꯇ꯭ꯔꯤꯠ ꯇꯧꯒꯗꯕ ꯑꯩ ꯅꯪꯅ ꯑꯦꯚ꯭ꯔꯤꯗꯦ ꯅꯪꯅ ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯆꯠꯂꯤꯗꯣ ꯅꯪ ꯆꯞ ꯃꯥꯟꯅꯩ ꯁꯤꯁꯨ ꯅꯪꯒꯤ ꯊꯕꯛꯅꯤ ꯁꯤꯁꯨ ꯃꯤꯒꯤ ꯃꯈꯥ ꯊꯕꯛ ꯇꯧ ꯆꯠꯂꯒ ꯃꯤꯒꯤ ꯃꯈꯥꯒꯤ ꯀꯝꯄ꯭ꯌꯨꯇꯔꯗ ꯅꯪꯅ ꯁꯨꯔꯒ ꯑꯦꯛꯁꯦꯜ ꯁꯤꯠꯇ ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯤꯕ ꯁꯦꯜꯁ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨꯁꯨ ꯃꯤꯒꯤ ꯊꯕꯛꯅꯤ ꯆꯞ ꯃꯥꯟꯅꯩ ꯁꯤ ꯅꯪ ꯅꯁꯥꯒꯤ ꯊꯕꯛꯅꯤ ꯅꯪ ꯅꯁꯥꯒꯤ ꯊꯕꯛꯁꯦ ꯀꯩꯅꯣ ꯅꯪꯒꯤ ꯊꯕꯛꯁꯦ ꯀꯁꯇꯃꯔ ꯅꯁꯥꯅ ꯊꯤꯖꯩꯅꯤ ꯑꯗꯨꯒꯤ ꯋꯔꯛ ꯏꯊꯤꯛꯇꯣ ꯄꯤꯔꯒ ꯅꯪꯅ ꯑꯦꯚ꯭ꯔꯤꯗꯦ ꯍꯟꯖꯟ ꯍꯟꯖꯟꯅ ꯔꯤꯄꯤꯠ ꯇꯧꯕ ꯃꯇꯝꯗ ꯅꯪꯒꯤꯗꯃꯛꯇ ꯀ꯭ꯂꯥꯏꯟ ꯀꯩꯗꯧꯕꯩ ꯐꯪꯉꯣꯏꯗꯣꯏꯅꯣ ꯗꯦꯠꯁ ꯏꯠ ꯑꯗꯨꯗ ꯐꯪꯗ ꯇꯥꯔꯗꯤ ꯑꯗꯨꯗ ꯅꯪꯅ ꯍꯣꯠꯅꯗꯕꯩꯅꯦ ꯅꯪꯅ ꯍꯣꯠꯅꯗꯗꯤ ꯁꯨꯡꯐꯪ ꯐꯪꯉꯣꯏꯕ ꯁꯤ ꯄꯣꯠꯁꯤꯗꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯅꯪꯁꯤꯅ ꯍꯧꯖꯤꯛ ꯑꯩꯅ ꯁ꯭ꯇꯦꯞꯇꯣ ꯌꯦꯡꯉꯣ ꯅꯪꯒꯤ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟꯗꯣ ꯑꯩꯅ ꯅꯣꯏꯅ ꯍꯥꯏꯗꯣ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟꯗꯤ ꯁꯦꯝꯗꯣꯏꯅꯦꯕ ꯄꯔꯁꯣꯅꯦल ꯕ꯭ꯔꯦꯟ ꯁꯦꯝꯗ꯭ꯔꯤꯀꯥꯟꯗ ꯅꯣꯏ ꯍꯧꯖꯤꯛ ꯄꯩꯁꯥ ꯇꯥꯅꯤꯡꯕ ꯃꯤ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨ ꯄꯣꯠꯇꯨꯅꯦꯕ ꯑꯩꯅ ꯄꯤꯔꯤꯁꯦ ꯁꯤꯒꯤ ꯋꯥꯠꯂꯤꯀꯣ ꯑꯩ ꯄꯤꯒꯗꯕ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟꯗꯣ ꯁꯦꯝꯗ꯭ꯔꯤꯀꯥꯟꯗ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟꯗꯣ ꯁꯦꯝꯕ ꯃꯇꯝꯗ ꯆꯍꯤ ꯑꯃ ꯆꯪꯕ ꯌꯥꯏ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯕ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟ ꯑꯃ ꯁꯦꯝꯕ ꯃꯇꯝꯗ ꯆꯍꯤ ꯀꯌꯥ ꯑꯃ ꯆꯪꯕ ꯌꯥꯏ ꯆꯍꯤ ꯑꯃ ꯆꯪꯕ ꯌꯥꯏ ꯆꯍꯤ 2 ꯆꯪꯕ ꯌꯥꯏ ꯊꯥ 3 ꯆꯪꯕ ꯌꯥꯏ ꯊꯥ 9 ꯆꯪꯕ ꯌꯥꯏ ꯕꯠ ꯑꯒꯦꯟ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨ ꯃꯔꯛꯇꯨꯅ ꯄꯩꯁꯥ ꯇꯥꯟꯗꯕꯗꯤ ꯌꯥꯗꯦꯕ ꯄꯩꯁꯥ ꯇꯥꯟꯗꯕꯗꯤ ꯌꯥꯗꯦꯕ ꯑꯦꯠꯂꯤꯁ ꯈꯨꯠꯇ ꯂꯨꯄꯥ 50,000-90,000 ꯑꯣꯏꯁꯨ ꯖꯦꯅꯦꯔꯦꯠ ꯇꯧꯗꯕꯗꯤ ꯌꯥꯗꯦꯕ ꯑꯗꯨ ꯖꯦꯅꯦꯔꯦꯠ ꯇꯧꯅꯕ ꯄꯣꯠꯇꯨꯅꯦꯕ ꯄꯨꯔꯤꯁꯦ ꯀ꯭ꯂꯥꯏꯟ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯗꯦꯕ 1 2 ꯀ꯭ꯂꯥꯏꯟ 3 ꯀ꯭ꯂꯥꯏꯟ 4 ꯀ꯭ꯂꯥꯏꯟ ꯑꯗꯨꯗꯤ ꯅꯪꯒꯤ ꯍꯣꯠꯅꯕꯩ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯂꯥꯛꯑꯀꯥꯟꯗ ꯅꯪꯒꯤ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟꯗꯣ ꯁꯦꯝꯕꯗ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯂꯥꯏꯔꯛꯀꯗꯣꯏꯅꯦꯕ ꯀꯣ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟ ꯑꯃꯅ ꯆꯠꯂꯤꯅꯤꯀꯣ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟꯁꯨ ꯆꯠꯂꯤꯅꯤ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯅꯪ ꯄꯩꯁꯥ ꯇꯥꯜꯂꯤꯅꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯥꯜꯂꯤꯅꯤ ꯁꯤꯗꯒꯤ ꯄꯩꯁꯥ ꯇꯥꯜꯂꯛꯄ ꯄꯣꯠꯇꯣ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟꯗ ꯆꯪꯗꯣꯏꯅꯤ
ꯄꯔꯁꯅꯦꯜ ꯕ꯭ꯔꯦꯟꯁꯦ ꯅꯪꯒꯤ ꯀ꯭ꯂꯥꯏꯟ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯅꯤ ꯂꯥꯛꯏ ꯄꯣꯠꯇꯣ ꯑꯅꯤꯃꯛꯁꯦ ꯀꯅꯦꯛ ꯇꯧꯔꯒ ꯑꯃꯨꯛ ꯄꯤꯗꯣꯏꯅꯤ ꯅꯪꯅ ꯉꯁꯤ ꯄꯤꯔꯤꯕ ꯁꯔꯚꯤꯁꯇꯣ ꯇꯣꯉꯥꯟꯕ ꯁꯔꯚꯤꯁ ꯑꯃ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯑꯃꯨꯛ ꯚꯦꯂꯨꯁꯦ ꯇꯣꯉꯥꯜꯂꯛꯀꯗꯣꯏꯅꯤ ꯑꯃꯨꯛ ꯅꯪꯅ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏ ꯉꯝꯄꯣꯠꯇꯦ ꯍꯌꯦꯡ ꯅꯪꯒꯤ ꯁꯔꯚꯤꯁꯁꯦ ꯁꯤꯅ ꯐꯤꯛꯁ ꯑꯣꯏꯔꯦ ꯍꯥꯏꯕ ꯂꯩꯄꯣꯠꯇꯦꯕ ꯃꯇꯝ ꯑꯃ ꯂꯥꯛꯈꯤꯅꯤꯕ ꯗꯤꯃꯥꯟꯁꯦ ꯍꯦꯟꯖꯜꯂꯛꯄ ꯃꯇꯝꯗ ꯁꯔꯚꯤꯁꯁꯦ ꯁꯤ ꯌꯥꯗꯦ ꯁꯤ ꯌꯥꯗꯦ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯒꯦ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯄꯣꯠ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤꯕ ꯁꯣ ꯒꯦꯝꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯒꯗꯕꯅꯤ ꯑꯦꯚ꯭ꯔꯤꯗꯦ ꯑꯩ ꯃꯤꯒꯤ ꯁꯤꯁꯇꯦꯝ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯃꯤꯒꯤ ꯀꯣꯆꯤꯡ ꯌꯥꯎꯕꯒ ꯅꯣꯏꯅ ꯀꯣꯆꯤꯡ ꯌꯥꯎꯕꯒ ꯇꯣꯉꯥꯜꯂꯦ ꯑꯩꯅ ꯍꯥꯏꯒꯦ ꯅꯉꯣꯟꯗ ꯅꯣꯏ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯒꯦ ꯀꯩꯒꯤꯅꯣꯗ ꯑꯩꯅ ꯃꯤꯒꯤ ꯀꯣꯆꯤꯡꯗ ꯂꯨꯄꯥ 10,000ꯒ ꯄꯤꯊꯣꯛ 30ꯒ ꯄꯤꯊꯣꯛ 40ꯒ ꯄꯤꯔ ꯌꯥꯎꯊꯣꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯁꯤꯁꯇꯦꯝꯁꯦ ꯌꯦꯡꯕꯩꯅꯦꯕ ꯑꯩꯅ ꯌꯥꯎꯔꯤꯁꯦ ꯃꯣꯏꯒꯤ ꯁꯤꯁꯇꯦꯝꯁꯤꯅ ꯑꯩ ꯇꯝꯃꯤꯁꯦ ꯃꯣꯏꯅ ꯃꯅꯨꯡꯗ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯃꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯄꯩꯁꯥ ꯇꯥꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯋꯥꯏ ꯍꯥꯎ I have to learn this ꯑꯗꯨ ꯄꯣꯠꯇꯣ ꯑꯩ ꯌꯦꯡꯉꯤꯅꯦꯕ ꯁꯣ ꯑꯩꯅ ꯅꯣꯏꯒ ꯑꯩꯒ ꯃꯥꯏꯟꯁꯦ ꯑꯩꯁꯨ ꯅꯣꯏ ꯃꯌꯥꯝꯗꯁꯨ ꯑꯩ ꯁꯤꯒꯤ ꯃꯥꯏꯟꯁꯦ ꯆꯜꯍꯟꯅꯤꯡꯉꯦꯕꯀꯣ ꯑꯩꯒꯤ ꯃꯥꯏꯟꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯒꯤ ꯃꯥꯏꯟꯁꯦ ꯃꯤꯅꯗꯤ ꯃꯅꯤꯔꯣꯝꯗ ꯆꯠꯂꯦ ꯍꯥꯏꯕ ꯑꯩꯒꯤ ꯃꯥꯏꯟꯁꯤꯗꯤ ꯀꯩꯅꯣ ꯑꯩꯒꯤ ꯃꯥꯏꯟꯁꯤꯗꯤ ꯀꯩꯅꯣ ꯆꯠꯂꯦꯕ ꯍꯥꯏꯕꯗꯤ ꯃꯅꯤ ꯃꯦꯀꯤꯡꯗ ꯆꯠꯂꯦꯕ ꯑꯩ ꯃꯥꯏꯟꯁꯦ ꯃꯤꯒꯤ ꯚꯦꯂꯨꯗꯤ ꯂꯩ ꯑꯗꯨꯕꯨ ꯑꯩꯅ ꯑꯦꯚ꯭ꯔꯤꯗ ꯂꯔꯟ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯁꯤꯁꯇꯦꯝꯁꯦ ꯀꯃꯥꯏꯅ ꯕꯤꯜ ꯇꯧꯔꯤꯅꯣ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯜꯂꯤꯅꯣ ꯍꯥꯏꯕ ꯄꯣꯠꯁꯤꯗ ꯑꯣꯏꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯋꯦꯕ ꯑꯌꯥꯝꯕꯩ ꯑꯗꯨꯅ ꯑꯩꯅ ꯁ꯭ꯇꯗꯤ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯃꯤ ꯑꯃꯒꯤ ꯃꯥꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯈꯛ ꯌꯦꯡꯗꯦꯕ ꯑꯩ ꯃꯥꯏ ꯋꯦꯕꯁꯥꯏꯠ ꯃꯥꯏ ꯂꯦꯟꯗꯤꯡ ꯄꯦꯖ ꯑꯗꯒꯤ ꯃꯥꯏ ꯀꯩ ꯇꯧꯏ ꯀꯔꯤ ꯇꯧꯏ ꯃꯥꯏ ꯁꯔꯚꯤꯁ ꯀꯩꯅꯣ ꯃꯥꯏ ꯕꯤꯖꯤꯅꯦꯁ ꯀꯩꯅꯣ ꯀꯃꯥꯏꯅ ꯃꯥꯏ ꯏꯟꯀꯝ ꯖꯦꯅꯦꯔꯦꯠ ꯇꯧꯔꯤ ꯀꯩꯗꯧꯔꯤ ꯂꯣꯏ ꯌꯦꯡꯅꯤꯕ ꯑꯩ ꯌꯦꯡꯉꯤꯁꯦ ꯁ꯭ꯇꯗꯤ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯁꯤꯁꯇꯦꯝꯗ ꯑꯩꯅ ꯂꯔꯟ ꯇꯧꯕ ꯌꯥꯕ ꯌꯥꯎꯕ꯭ꯔꯥ ꯁꯤ ꯌꯥꯝ ꯌꯦꯡꯅꯤꯕ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯈꯟꯖꯕ ꯃꯇꯝꯗ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯃꯦ ꯕꯤ ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯁ꯭ꯀꯤꯜꯁ ꯍꯦꯜꯂꯝꯕ ꯌꯥꯏ ꯑꯩꯉꯣꯟꯗ ꯂꯩꯕꯗ ꯕꯠ ꯁꯤꯁꯇꯦꯝꯗꯣ ꯃꯥꯅ ꯍꯦꯟꯅ ꯁꯦꯝꯕ ꯍꯩꯔꯝ ꯇꯥꯔꯗꯤ ꯕꯤꯖꯤꯅꯦꯁꯀꯤ ꯄ꯭ꯔꯣꯄꯔ ꯅꯣꯂꯦꯖꯁꯦ ꯃꯉꯣꯟꯗ ꯍꯦꯟꯅ ꯂꯩꯔꯝ ꯇꯥꯔꯗꯤ ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯁꯔꯨꯛ ꯆꯥꯝꯃ ꯄꯩꯁꯥ ꯇꯥꯟꯅꯤꯕ ꯁꯔꯨꯛ ꯆꯥꯝꯃ ꯃꯥꯅ ꯄꯩꯁꯥ ꯄꯥꯏꯅꯤꯕ ꯁꯣ ꯑꯗꯨꯅ ꯃꯦꯟꯗꯤ ꯁ꯭ꯀꯤꯜꯁꯤꯗꯤ ꯃꯦꯇꯔ ꯑꯣꯏ ꯕꯠ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯃꯦꯇꯔ ꯑꯣꯏꯁꯦ ꯁꯤꯁꯇꯦꯝꯁꯦ ꯀꯅꯥꯅ ꯍꯦꯟꯅ ꯁꯤꯁꯇꯦꯝ ꯕꯤꯜ ꯇꯧꯔꯤꯒꯦ ꯀꯅꯥꯅ ꯍꯦꯟꯅ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤ ꯄꯣꯠꯁꯦ ꯍꯥꯏꯕꯁꯦ ꯁꯤ ꯁ꯭ꯇꯗꯤ ꯇꯧꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯅꯣꯏ ꯁ꯭ꯇꯗꯤ ꯇꯧꯕ ꯌꯥꯎꯕ꯭ꯔꯥ ꯁꯤꯁꯦ ꯁ꯭ꯇꯗꯤ ꯇꯧꯕ ꯃꯤ ꯌꯥꯎꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯅꯦꯕꯔ ꯌꯥꯎꯋꯦ ꯁꯥꯔ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯍꯧꯖꯤꯛꯗꯣ ꯀꯅꯥꯅꯣ ꯌꯥꯎꯔꯤꯗꯣ ꯁꯥꯔ ꯍꯧꯖꯤꯛꯀꯤꯗꯣ ꯁꯤꯁꯇꯦꯝ ꯁꯦꯝꯕꯒꯤ ꯃꯇꯥꯡꯗꯅ ꯀꯦꯕ ꯑꯣꯀꯦ 200 500 ꯇꯥꯟꯕꯒꯤꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯀꯩꯅꯣ ꯄꯥꯔꯤ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯁꯥꯔ ꯑꯩꯁꯤ ꯂꯩ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪ ꯅꯠꯇ꯭ꯔꯣ ꯖꯤꯃꯦꯜꯗ ꯁꯥꯔꯤꯗꯣ ꯃꯥꯅꯦ ꯁꯥꯔ 200 500 ꯑꯩ ꯈꯪꯉꯦ 200 500 200 500 ꯇꯣ 200 500 ꯀꯤꯁꯨ ꯂꯥꯛꯀꯅꯤ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦꯕ ꯄꯥꯔꯤ ꯑꯩ ꯅꯪ ꯍꯪꯉꯤ ꯀꯣꯏꯁꯟꯗꯨ ꯌꯥꯏꯕ ꯑꯗꯨ ꯑꯩ ꯉꯁꯤ ꯅꯉꯣꯟꯗ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃ ꯄꯤꯒꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯄꯤꯔꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯗꯣ ꯃꯨꯟꯅ ꯇꯥꯎ ꯀꯩꯒꯤꯅꯣ ꯅꯪꯅ 200 500 ꯇꯥꯅꯤꯡꯉꯤꯁꯦ ꯑꯝꯇ ꯍꯥꯏꯔꯣ 200 500ꯗ ꯗꯤꯄꯦꯟ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯝꯇ ꯍꯥꯏꯔꯣ ꯁꯥꯔ ꯑꯩ ꯍꯧꯖꯤꯛ ꯈꯔ ꯇꯥꯟꯕ ꯑꯣꯏꯔꯤꯕ ꯁꯥꯔ ꯑꯗꯨꯒꯤ ꯊꯕꯛꯇꯨꯗ ꯀꯩꯗꯅꯣ ꯅꯪ ꯇꯥꯜꯂꯤꯁꯦ ꯑꯝꯇ ꯍꯥꯏꯔꯣ ꯃꯔꯨ ꯑꯣꯏꯅ ꯁꯥꯔ ꯑꯩꯒꯤꯁꯦ ꯀꯃꯟ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔꯒꯨꯝꯕ ꯑꯣꯏꯕꯀꯣ ꯁꯥꯔ ꯑꯗꯣ ꯗꯨꯀꯥꯟ ꯑꯣꯏꯅ ꯍꯥꯡꯕꯗꯤ ꯇꯧꯗꯕ ꯑꯗꯣ ꯌꯨꯝꯗ ꯐꯝꯅ ꯁꯨꯝ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯊꯕꯛꯀꯨꯝꯕ ꯀꯩꯒꯨꯝꯕꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕ ꯈꯣꯠꯄ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯑꯦꯛꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠ ꯇꯥꯟꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯁꯥꯔ ꯑꯗꯨꯗ ꯒ꯭ꯔꯨꯞꯀꯨꯝꯕ ꯁꯦꯝꯃꯒ ꯇꯧꯕꯀꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯦꯝꯃꯒ ꯁꯥꯔ ꯑꯗꯨꯗ ꯀꯩ ꯍꯥꯏꯅꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗ ꯂꯥꯛꯇꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯐꯖꯅ ꯋꯥꯔꯤꯁꯦ ꯁꯥꯗꯣꯛꯄ ꯅꯪ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯤ 200 500ꯁꯦ ꯅꯪ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯦꯝꯕꯗ ꯂꯥꯛꯇꯦꯕ ꯃꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯐꯣꯟ ꯅꯨꯡ ꯀꯣꯜ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯁꯥꯔ ꯀꯃꯥꯏ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯐꯖꯅ ꯍꯪꯉꯦ ꯌꯥꯝ ꯇꯧꯗꯧ ꯃꯥꯜꯂꯦ ꯃꯑꯣꯡꯁꯦ ꯑꯗꯨꯒ ꯔꯦꯁꯄꯣꯟꯁ ꯀꯩꯝ ꯄꯤꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯌꯥꯎꯕ ꯀ꯭ꯂꯥꯏꯟ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯃꯤ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯔꯛꯀꯦ ꯅꯣꯏꯅ ꯒꯦꯝꯁꯦ ꯅꯠꯇꯅ 200 300ꯀꯤ ꯀ꯭ꯂꯥꯏꯟꯒ 50,000ꯒꯤ ꯀ꯭ꯂꯥꯏꯟꯒꯗꯤ ꯃꯁꯥꯅ ꯈꯦꯠꯅ ꯇꯥꯕꯅꯦ ꯀ꯭ꯋꯥꯂꯤꯇꯤ ꯃꯁꯥꯅ ꯈꯦꯠꯅ ꯇꯥꯕꯅꯦ ꯃꯤꯁꯨ ꯁꯤꯗꯤ ꯒꯦꯝꯁꯤ ꯑꯟꯗꯔꯁꯇꯦꯟ ꯇꯧꯀꯣ ꯁꯤ ꯅꯪꯅ ꯍꯪꯉꯛꯄ ꯃꯇꯨꯡ ꯌꯥꯝ ꯐꯖꯕ ꯑꯩ ꯑꯟꯁꯔ ꯄꯤꯔꯛꯀꯦ 200 500 ꯔꯨꯄꯤꯁ ꯊꯤꯒꯦꯅ ꯅꯪꯒꯤ ꯀꯩꯅꯣꯗ ꯚꯦꯂꯨ ꯂꯩꯇꯦ ꯍꯥꯏꯕꯅꯦꯕ 200 300 500 ꯊꯤꯗꯕ ꯀ꯭ꯂꯥꯏꯟ ꯑꯃꯒ 50,000 ꯊꯤꯕ ꯀ꯭ꯂꯥꯏꯟ ꯑꯃꯒꯤ ꯑꯅꯤꯒꯤ ꯋꯥꯈꯜꯗꯨꯗꯤ ꯀꯝꯄꯜꯁꯔꯤ ꯇꯣꯉꯥꯟ ꯇꯥꯕꯅꯦꯕ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯅꯪꯒꯤ 200 300ꯀꯤ ꯋꯥꯔꯤ ꯅꯠꯇꯦꯕ ꯅꯪꯒꯤ 200 300ꯇ ꯅꯪꯅ ꯍꯧꯖꯤꯛꯀꯤ ꯅꯪꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯦꯝꯕ ꯈꯣꯠꯄ ꯅꯪꯒꯤ ꯑꯗꯨ ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯗꯅꯦ ꯑꯩ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯅꯪꯅ ꯄꯤꯔꯤꯕ ꯁꯔꯚꯤꯁꯁꯤꯒꯤ ꯅꯪꯅ ꯄꯤꯔꯤꯕ ꯚꯦꯂꯨꯁꯤꯒꯤ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯃꯣꯏꯅ ꯂꯩꯔꯤꯕ ꯄꯣꯠꯇꯣ ꯃꯣꯏꯅ ꯌꯥꯎꯔꯤꯕ ꯄꯣꯠꯇꯣ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯁꯔꯚꯤꯁꯁꯦ ꯀꯩ ꯁꯔꯚꯤꯁꯅꯣ ꯅꯪꯅ ꯄꯤꯔꯤꯁꯦ ꯖꯦꯔꯣꯛꯁ ꯂꯩꯔꯦ ꯑꯗꯩ ꯀꯩꯀꯩ ꯁꯦꯝꯕ ꯀꯩꯀꯩꯅꯣ ꯄꯤꯔꯤꯁꯦ? ꯑꯗꯨꯝ ꯄꯥꯟ ꯑꯗꯩꯗꯤ ꯀꯩ ꯍꯥꯏꯅꯤ ꯁꯥꯔ
ꯐꯣꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯑꯗꯣ ꯐꯣꯝ ꯑꯦꯄ꯭ꯂꯥꯏ ꯇꯧ ꯇꯥꯔꯒꯗꯤ ꯑꯗꯨꯗ ꯅꯣꯠꯁ ꯈꯔ ꯑꯗꯨꯝ ꯄꯤꯌꯦ ꯁꯥꯔ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯅꯕ ꯁꯥꯔ ꯑꯗꯨꯒꯨꯝꯕ ꯐ꯭ꯔꯤꯗ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯐꯣꯝ ꯐꯤꯜ ꯑꯞ ꯇꯧ ꯇꯥꯔꯒꯗꯤ ꯑꯗꯨꯗ ꯀꯩꯅꯣ ꯃꯣꯏꯅ ꯂꯥꯛꯑꯒ ꯅꯪ ꯅꯅꯥꯛꯇ ꯐꯣꯟꯗꯤ ꯃꯥꯜꯍꯜꯂꯝꯃꯒ ꯆꯠꯈ꯭ꯔꯤꯁꯦ ꯀꯩꯗꯅꯣ ꯀꯃꯥꯏꯅ ꯆꯠꯈ꯭ꯔꯤꯅꯣ ꯁꯥꯔ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯁꯥꯔ ꯑꯩꯅ ꯇꯧꯔꯤꯕ ꯁꯥꯔꯚꯤꯁꯁꯦ ꯁꯤꯒꯤ ꯃꯇꯧ ꯇꯝꯃꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯁꯥꯔ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯒꯤ ꯑꯣꯏꯕ ꯑꯃꯁꯨ ꯑꯗꯨꯝ ꯆꯠꯊꯣꯛꯆꯈꯤꯕ ꯌꯥꯎꯋꯤ ꯁꯥꯔ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯪꯉꯝꯃꯒ ꯑꯗꯣ ꯃꯣꯏꯒꯤꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯩꯅ ꯈꯪꯗꯕ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯋꯦꯕꯁꯥꯏꯠ ꯀꯩꯀꯥ ꯁꯥꯗꯅ ꯈꯣꯠꯇꯅ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯍꯦꯟꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯁꯤꯒꯨꯝꯕ ꯁꯥꯕꯁꯦ ꯋꯦꯕꯁꯥꯏꯠ ꯁꯥꯕꯁꯦ ꯈꯤꯇꯪ ꯍꯩꯔꯒ ꯁꯥꯔ ꯑꯞꯂꯣꯗ ꯇꯧꯕ ꯐꯥꯎ ꯍꯩꯇꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯄꯩꯁా ꯃꯤꯉꯣꯟꯗ ꯐꯤ ꯊꯤꯔꯒ ꯑꯞꯂꯣꯗ ꯇꯧꯕꯗꯨꯗꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯇꯧꯖꯕꯗꯣ ꯍꯩꯇꯕ ꯁꯥꯔ ꯑꯗꯨꯒꯨꯝꯕ ꯈꯔꯗꯒꯤ ꯑꯗꯨꯝ ꯑꯩꯅ ꯈꯔ ꯍꯟꯊꯍꯧꯕ ꯁꯥꯔ ꯐꯖꯅ ꯀꯅꯥ ꯅꯣꯂꯦꯖ ꯍꯟꯊꯩ ꯂꯩꯇꯕ ꯍꯥꯏꯅꯣ ꯀꯅꯥꯅ ꯍꯟꯊꯩ ꯍꯥꯏꯅꯣ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯑꯩ ꯅꯪꯕꯨ ꯑꯟꯗꯔ ꯑꯦꯁꯇꯤꯃꯦꯠ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯕꯠ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁꯁꯦ ꯅꯪ ꯍꯧꯖꯤꯛ 200 300 500 ꯇꯥꯜꯂꯤ ꯄꯣꯠꯁꯦ ꯅꯪ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁ ꯑꯗꯨꯝ ꯇꯧꯅꯤꯡꯕ꯭ꯔꯥ ꯇꯧꯅꯤꯡꯗꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯔꯣ ꯁꯥꯔ ꯁꯤꯗꯤ ꯇꯧꯔꯣ ꯑꯩ ꯀꯣꯂꯦꯖ ꯇꯝꯃꯤꯀꯥꯟꯒꯤ ꯃꯇꯝ ꯑꯍꯥꯡꯕꯗ ꯇꯧꯕꯅꯤꯗ ꯁꯥꯔ ꯑꯗꯨꯅ ꯑꯩ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯍꯥꯏꯁꯦ ꯐꯔꯦ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯉꯣꯟꯗ ꯑꯩ ꯁꯣꯂꯨꯁꯟ ꯄꯤꯒꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯁꯤꯗ ꯂꯥꯛꯏꯕ 200 300 500 ꯄꯩꯁꯥꯒꯤ ꯋꯥꯟꯇꯦ ꯄꯩꯁꯥꯗꯤ ꯄꯩꯁꯥꯅꯦ ꯂꯥꯛꯄ ꯄꯣꯠꯇꯣ ꯐꯔꯦ ꯃꯣꯏ ꯂꯥꯛꯑꯦ ꯃꯣꯏ ꯂꯧꯊꯣꯛꯈꯤꯕ ꯅꯉꯣꯟꯗ ꯑꯥꯏꯗꯤꯌꯥ ꯂꯧꯊꯣꯛꯑ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕ ꯃꯣꯏꯅ ꯋꯦꯕꯁꯥꯏꯠꯇ ꯑꯗꯨ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕ ꯍꯥꯏꯔꯦ ꯋꯦꯕꯁꯥꯏꯠꯁꯨ ꯗꯖꯟ ꯃꯦꯇꯔ ꯃꯣꯏꯅ ꯑꯞꯂꯣꯗ ꯇꯧꯕ ꯄꯣꯠꯇꯣ ꯑꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯁꯦꯝꯃ ꯂꯣꯏꯔꯦ ꯁꯥꯔ ꯂꯣꯏꯔꯦꯕ ꯕꯠ ꯑꯒꯦꯟ ꯑꯩꯅ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯍꯥꯏꯗꯣꯏꯁꯦ ꯁꯤꯅꯦꯕ ꯐꯔꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯑꯗꯨꯃꯥꯏꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯀꯩ ꯀꯥꯏꯒꯦꯕ ꯅꯉꯣꯟꯗ ꯃꯤꯟꯋꯥꯏꯜ ꯅꯪꯅ ꯍꯧꯖꯤꯛ 200 300ꯁꯦ ꯇꯧꯕ ꯃꯇꯝꯁꯤꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯏꯕꯥꯅꯤ ꯍꯌꯦꯡ ꯐꯣꯟ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯅꯪꯒ ꯑꯩꯒ ꯀꯣ ꯁꯤ ꯃꯇꯥꯡꯗ ꯑꯩ ꯅꯉꯣꯟꯗ ꯐꯣꯟꯗ ꯐꯖꯅ ꯍꯥꯏꯔꯒꯦ ꯍꯥꯏꯔ ꯃꯇꯨꯡꯗ ꯑꯩꯅ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯁꯤꯅꯦꯕ ꯅꯪ ꯑꯩꯉꯣꯟꯗ ꯍꯌꯦꯡ ꯐꯣꯟ ꯇꯧꯔꯛꯑꯣ ꯑꯩ ꯐꯣꯟ ꯅꯝꯕꯔ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯂꯩꯇꯦ ꯁꯥꯔ ꯂꯩꯀꯥꯟꯗꯗꯤ ꯂꯧꯔꯣ ꯌꯥꯔꯦ ꯇꯧꯔꯛꯑꯣ ꯍꯌꯦꯡ ꯐꯣꯟ ꯇꯧꯔꯛꯑꯣ ꯑꯩꯉꯣꯟꯗ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯁꯤ ꯑꯩ ꯅꯉꯣꯟꯗ ꯁꯥꯔ ꯑꯦꯛꯁꯄ꯭ꯂꯦꯟ ꯄꯨꯡ ꯀꯌꯥ ꯇꯧꯔꯒꯦ ꯇꯧꯔꯛ ꯍꯥ ꯄꯨꯡ ꯁꯥꯔ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯇꯧꯔꯛꯑꯣ ꯌꯥꯔꯦ 5:30 ꯃꯇꯨꯡ ꯇꯧꯔꯛꯑꯣ ꯌꯥꯔꯦ ꯍꯣꯏ ꯁꯥꯔ ꯑꯗꯨꯗ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯔꯒꯦ ꯑꯗꯨꯕꯨ ꯑꯩ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯍꯥꯏꯗꯣꯏꯁꯦ ꯆꯦꯂꯦꯟꯖꯇꯣ ꯀ꯭ꯔꯣꯁ ꯇꯧ ꯇꯥꯕꯅꯤꯀꯣ ꯆꯦꯂꯦꯟꯖꯇꯣ ꯀ꯭ꯔꯣꯁ ꯇꯧꯕꯒꯤꯗꯃꯛꯇ ꯑꯩ ꯉꯁꯤ ꯍꯥꯏꯁꯦ ꯑꯩꯅ ꯄꯤꯔꯤꯕ ꯁ꯭ꯀꯤꯜꯁꯤꯗ ꯁꯤꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯍꯟꯅꯤꯡꯉꯦ ꯑꯩ ꯅꯉꯣꯟꯗ ꯁꯣ ꯁꯤꯗꯩꯁꯤꯗ ꯆꯪ ꯇꯥꯔꯗꯤ ꯅꯪ ꯊꯥ ꯑꯃꯗꯤ ꯅꯪ ꯋꯥꯕ ꯌꯥꯏ ꯊꯥ ꯑꯅꯤ ꯋꯥꯕ ꯌꯥꯏ ꯏꯠꯁ ꯑꯣꯀꯦ ꯏꯠꯁ ꯐꯥꯏꯟ ꯕꯠ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯗꯤ ꯍꯩꯊꯔꯛꯀꯅꯤ ꯅꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯅꯪ ꯍꯧꯖꯤꯛ ꯍꯥꯏ ꯅꯪ ꯋꯦꯕꯁꯥꯏꯠ ꯁꯥꯕ ꯍꯩꯇꯦ ꯅꯪꯉꯣꯟꯗ ꯋꯦꯕꯁꯥꯏꯠ ꯁꯥꯕ ꯐꯨꯜ ꯇꯥꯛꯑꯒꯦ ꯋꯦꯕꯁꯥꯏꯠꯁꯦ ꯄꯨꯔꯥ ꯐꯨꯜ ꯇꯥꯛꯑꯒꯦ ꯅꯉꯣꯟꯗ ꯃꯤꯅ ꯅꯉꯣꯟꯗ ꯍꯦꯜꯂꯔꯣꯏꯗꯕ ꯃꯑꯣꯡꯗ ꯑꯩ ꯇꯥꯛꯑꯒꯦ ꯋꯦꯕꯁꯥꯏꯠ ꯁꯥꯕꯁꯦ ꯅꯉꯣꯟꯗ ꯑꯗꯨ ꯅꯪ ꯋꯦꯕꯁꯥꯏꯠ ꯁꯔꯚꯤꯁꯇꯣ ꯅꯪ ꯋꯦꯕꯁꯥꯏꯠ ꯁꯔꯚꯤꯁꯇꯣ ꯑꯃꯨꯛ ꯄꯤꯊꯔꯣ ꯅꯪ ꯌꯥꯔꯕꯣ ꯑꯗꯣ ꯁꯥꯔ ꯍꯧꯖꯤꯛꯀꯤ ꯈꯤꯇꯪ ꯑꯔꯣꯏꯕꯒꯤꯗꯣ ꯁꯥꯔ ꯇꯥꯍꯧꯗ ꯅꯦꯠ ꯆꯞꯈ꯭ꯔꯦ ꯋꯦꯕꯁꯥꯏꯠ ꯅꯪꯒꯤ ꯋꯦꯕꯁꯥꯏꯠ ꯁꯥꯕꯁꯦ ꯅꯪꯅ ꯍꯧꯖꯤꯛ ꯋꯦꯕꯁꯥꯏꯠ ꯃꯤꯅ ꯋꯦꯕꯁꯥꯏꯠ ꯁꯥꯏ ꯈꯣꯠꯂꯦꯅ ꯇꯧꯔꯤꯗꯣ ꯅꯪ ꯍꯩꯇꯦ ꯈꯣꯠꯇꯦ ꯍꯥꯏꯗꯣ ꯋꯦꯕꯁꯥꯏꯠꯇꯣ ꯐꯖꯅ ꯇꯥꯛꯑꯒꯦꯕ ꯑꯩ ꯕꯦꯁ ꯂꯦꯚꯦꯜꯗ ꯇꯥꯛꯑꯒꯦꯕ ꯅꯪ ꯋꯦꯕꯁꯥꯏꯠ ꯁꯥꯕꯁꯦ ꯑꯦꯚ꯭ꯔꯤ ꯀꯩꯅꯣꯒꯤ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯋꯦꯕꯁꯥꯏꯠ ꯅꯪꯉꯣꯟꯗ ꯁꯥꯕ ꯑꯩ ꯇꯥꯛꯑꯒꯦꯕ ꯑꯗꯨꯗꯒꯤꯅ ꯑꯩꯅ ꯅꯉꯣꯟꯗ ꯑꯗꯨ ꯁꯥꯕ ꯇꯥꯛꯑꯀꯥꯟꯗ ꯑꯗꯨ ꯅꯪ ꯄꯩꯁꯥ ꯇꯥꯟꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯣ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯁ꯭ꯀꯤꯜꯁꯤꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯆꯥꯎꯔꯛꯇꯣꯏꯅꯦ ꯁꯤꯅ ꯑꯃꯨꯛ ꯕꯤꯖꯤꯅꯦꯁ ꯇꯨ ꯕꯤꯖꯤꯅꯦꯁ ꯉꯝꯅꯤ ꯁꯥꯔ ꯂꯥꯛꯇꯣꯏꯅꯦꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯣ ꯉꯝꯅꯤ ꯁꯥꯔ ꯌꯥꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯪ ꯁꯤ ꯂꯥꯛꯄꯅꯤꯅ ꯂꯨꯄꯥ 200-500ꯒꯤ ꯋꯥꯔꯤ ꯇꯧꯔꯣꯏꯁꯤ ꯑꯦꯠꯂꯤꯁ 20 to 50Kꯒꯤ ꯋꯥꯔꯤ ꯇꯧꯁꯤ ꯑꯁꯦꯡꯕꯅꯦ ꯑꯩ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯦ 200-500ꯒꯤ ꯋꯥꯔꯤ ꯇꯧꯔꯣꯏꯁꯦ ꯅꯉꯣꯟꯗ ꯑꯟꯗꯔꯁꯇꯤꯃꯦꯠ ꯇꯧꯕ ꯅꯠꯇꯦ ꯂꯦꯠꯁ ꯋꯦꯠ ꯐꯣꯔ ꯁꯝ ꯇꯥꯏꯝ ꯅꯣꯏ ꯃꯌꯥꯝ ꯃꯔꯛꯇ ꯑꯃ ꯅꯠꯇ꯭ꯔ ꯑꯃꯗꯤ ꯍꯥꯟꯅ ꯔꯤꯖꯜ ꯑꯃ ꯑꯗꯨꯝ ꯁꯦꯠꯈꯤꯅꯤ ꯑꯃ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯗꯨꯗꯤ ꯀꯅꯥꯅ ꯁꯦꯠꯇꯣꯏꯅꯣ ꯍꯥꯏꯕꯗꯨꯗꯤꯀꯣ ꯑꯃ ꯅꯠꯇ꯭ꯔ ꯑꯃꯗꯤ ꯑꯗꯨꯝ ꯔꯤꯖꯜ ꯁꯦꯠꯈꯤꯅꯤ ꯑꯗꯨ ꯁꯦꯠꯄ ꯃꯇꯝꯗ ꯅꯣꯏ ꯏꯟꯁꯄꯤꯔꯦꯁꯟ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯃꯥꯅ ꯁꯦꯠꯂ ꯑꯩ ꯀꯩꯗꯧꯕꯩ ꯁꯦꯠꯂꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯈꯤꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯅꯣꯏ ꯑꯗꯨꯝ ꯈꯪꯖꯔꯛꯀꯅꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯣ ꯁꯤꯅꯤ ꯅꯣꯏꯒꯤ ꯕ꯭ꯔꯗꯔ ꯅꯤꯂꯀꯥꯟꯇꯗ ꯑꯗꯨꯝ ꯋꯤꯠꯅꯦꯁ ꯂꯩꯔꯕ ꯉꯥꯛꯇꯅꯦ ꯂꯥꯛ 2 ꯁꯦꯠꯀꯥꯏꯈ꯭ꯔꯦ ꯃꯤ 6 monthsꯇ ꯁꯣ ꯀꯩꯁꯨ ꯅꯠꯇꯦ ꯅꯣꯏꯁꯨ ꯂꯣꯏ ꯉꯝꯒꯗꯕ ꯉꯥꯛꯇꯅꯦ ꯑꯗꯨꯗꯤ ꯅꯣꯏ ꯈꯪꯉꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯁꯦ ꯕꯥꯔꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯈꯟꯖꯟꯒꯅꯨ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯁꯔꯚꯤꯁꯇꯨ ꯑꯗꯨ ꯇꯧꯕ ꯅꯪꯒꯤ ꯀꯣꯂꯦꯖ ꯆꯠꯂꯤꯕꯗꯣ ꯅꯪꯒꯤ 200-500 ꯑꯗꯨꯝ ꯇꯥꯜꯂꯨ ꯒꯤꯞ ꯃꯤ 3 months ꯒꯤꯞ ꯃꯤ 3 months 3 monthsꯁꯤꯗ ꯅꯪꯅ ꯑꯉꯝꯕꯤ ꯍꯣꯠꯅꯖꯔꯣ ꯑꯉꯝꯕꯤ ꯍꯣꯠꯅꯖꯔꯣ ꯑꯗꯨ ꯑꯦꯅꯤ ꯇꯥꯏꯝ ꯅꯣꯏ ꯃꯌꯥꯝ ꯃꯔꯛꯇ ꯅꯨꯡꯇꯤꯖꯥꯏꯒꯤꯗꯤ ꯅꯠꯇꯦꯀꯣ ꯅꯣꯏ ꯃꯌꯥꯝ ꯃꯔꯛꯇ ꯁꯝꯇꯥꯏꯝꯁ ꯅꯣꯏꯅ ꯗꯥꯎꯠ ꯂꯩꯕ ꯃꯇꯝꯗ ꯍꯌꯦꯡ ꯑꯩꯅ ꯄꯤꯔ ꯀꯣꯔꯁ ꯂꯩꯔꯀꯥꯟꯗ ꯑꯦꯅꯤꯊꯤꯡ ꯗꯥꯎꯠ ꯂꯩꯇꯥꯔꯁꯨ ꯌꯨ ꯀꯦꯟ ꯀꯣꯜ ꯃꯤ ꯑꯞ ꯌꯨ ꯀꯦꯟ ꯇꯦꯛꯁ ꯃꯤ
ꯀꯩꯅꯣ ꯂꯩꯕ ꯃꯇꯝꯗ ꯀ꯭ꯂꯤꯌꯔ ꯑꯣꯏꯗꯕ ꯃꯇꯝꯗ ꯑꯗꯨꯝ ꯍꯦꯜꯞ ꯇꯧꯔꯛꯀꯦꯕ ꯁꯣ ꯑꯗꯨꯅ ꯂꯨꯄꯥ 2,000ꯒꯤ 500ꯒꯤ ꯋꯥꯔꯤꯁꯦ ꯉꯥꯏꯍꯥꯛ ꯁꯥꯏꯠ ꯊꯝꯁꯤ ꯂꯦꯠꯁ ꯇꯣꯛ ꯑꯕꯥꯎꯠ 20K 30K ꯑꯣꯀꯦ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯕꯗꯣ ꯑꯩ ꯀꯥꯏꯗꯅꯣ ꯑꯩ ꯉꯁꯥꯏ ꯂꯩꯔꯝꯕꯗꯣ ꯑꯣꯀꯦ ꯑꯗꯨꯒꯤ ꯁ꯭ꯀꯤꯜꯁ ꯃꯌꯥꯝꯁꯤꯡꯗꯣ ꯁꯨꯃꯥꯏꯅ ꯁ꯭ꯇꯦꯞ ꯆꯠꯂꯣ ꯁ꯭ꯇꯦꯞ ꯆꯠꯄ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛ ꯁꯤꯗꯩꯁꯤ ꯌꯥꯎꯔꯝꯃꯅꯤꯀꯣ ꯑꯗꯨꯝ ꯂꯣꯏ ꯍꯧꯖꯤꯛ ꯍꯦꯛꯇ ꯂꯣꯏ ꯈꯪꯅꯤꯡꯕ ꯍꯧꯖꯤꯛ ꯍꯦꯛꯇ ꯇꯥꯅꯤꯡꯕ ꯃꯤ ꯁꯨꯝ ꯌꯥꯎꯔꯝꯃꯅꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯂꯣꯏꯅꯃꯛ ꯅꯣꯡꯃꯗ ꯂꯣꯏ ꯈꯪꯅꯤꯡꯕ ꯃꯤ ꯁꯨꯝ ꯌꯥꯎꯔꯝꯒꯅꯤ ꯈꯪꯉꯤꯀꯣ ꯍꯥꯏꯕꯗꯤ ꯊꯥꯒꯠꯖꯕꯣꯏ ꯀꯩꯕꯣꯏ ꯂꯩꯕꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯔꯁ ꯇꯧꯕ ꯌꯥꯗꯦꯕꯀꯣ ꯍꯥꯏꯕꯗꯤ ꯁ꯭ꯀꯤꯜꯁ ꯑꯃ ꯗꯦꯕꯂꯞ ꯇꯧꯕ ꯃꯇꯝꯗ ꯃꯇꯝ ꯆꯪꯒꯅꯤ ꯑꯗꯨ ꯅꯣꯏꯅ ꯑꯩ ꯍꯌꯦꯡꯒꯤ ꯅꯨꯡꯗꯥꯡꯂ ꯍꯪꯆꯤꯠꯀꯤ ꯑꯌꯨꯛꯂ ꯀꯣꯔꯁ ꯑꯃ ꯂꯥꯛꯀꯅꯤ ꯁꯤ ꯀꯣꯔꯁꯁꯤꯗ ꯍꯥꯏ ꯄꯦꯌꯤꯡ ꯁ꯭ꯀꯤꯜꯁꯦ ꯀꯩ ꯇꯧꯕ ꯌꯥꯏ ꯀꯃꯥꯏ ꯀꯩ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏ ꯍꯥꯏꯕ ꯍꯥꯏ ꯄꯦꯌꯤꯡ ꯁ꯭ꯀꯤꯜꯁ ꯃꯌꯥꯝ ꯑꯩ ꯂꯣꯏ ꯄꯤꯊꯔꯛꯑꯅꯤ ꯍꯥꯟꯅ ꯂꯣꯏ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯛꯑꯅꯤ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔ ꯃꯇꯨꯡꯗ ꯅꯦꯛꯁ ꯋꯤꯛꯇꯒꯤꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯋꯔꯛ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯋꯔꯛꯁꯤꯗ ꯐꯨꯜ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯀꯣꯔꯁ ꯋꯦꯕꯁꯥꯏꯠ ꯗꯤꯖꯥꯏꯅꯤꯡ ꯐꯅꯦꯜ ꯗꯤꯖꯥꯏꯅꯤꯡ ꯑꯗꯒꯤꯗꯤ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯕ ꯃꯤꯀꯨꯞꯇꯅ ꯑꯃꯨꯛ ꯃꯥꯏꯟ ꯁꯦꯠꯀꯤ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯑꯅꯤ ꯑꯃꯨꯛ ꯀꯩꯅꯣꯗ ꯑꯃꯨꯛ ꯁꯣꯟꯊꯔꯛꯄ ꯃꯇꯝꯗꯅ ꯑꯃꯨꯛꯀꯣ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯨ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯌꯦꯡꯉꯁꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯋꯔꯛ ꯇꯧꯕ ꯂꯥꯛꯑꯅꯤ ꯀꯣꯟꯁꯦꯞꯇꯤ ꯀ꯭ꯂꯤꯌꯔ ꯑꯣꯏꯗꯅ ꯍꯦꯛꯇ ꯑꯩꯈꯣꯏ ꯀꯩꯅꯣꯗꯣ ꯃꯦꯠꯁꯇꯣ ꯍꯦꯛꯇ ꯀꯣꯟꯁꯦꯞ ꯀ꯭ꯂꯤꯌꯔ ꯑꯣꯏꯗꯅ ꯍꯦꯛꯇ ꯁꯣꯜꯞ ꯇꯧ ꯆꯠꯂꯨ ꯌꯥꯄꯣꯠꯇꯦ ꯍꯩꯌꯦꯅ ꯍꯦꯛꯇ ꯆꯪꯉꯨ ꯌꯥꯄꯣꯠꯇꯦ ꯅꯠꯇ꯭ꯔꯥ ꯇ꯭ꯔꯥꯏꯡꯒꯜꯒꯤ ꯃꯤꯒꯤ ꯀꯩꯅꯣꯗꯣ ꯐꯣꯔꯃꯨꯂꯥꯗꯣ ꯄꯥꯟꯗꯅ ꯍꯦꯛꯇ ꯅꯪꯅ ꯍꯦꯛꯇ ꯁꯣꯜꯞ ꯇꯧꯕ ꯌꯥꯄꯣꯠꯇꯦꯕ ꯁꯣ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯆꯠꯁꯤ ꯔꯤꯁꯤꯌꯥꯁꯀꯗꯨꯁꯨ ꯍꯥꯒꯠꯆꯕ ꯂꯣꯏꯔꯝꯃꯅꯤ ꯍꯧꯖꯤꯛ ꯅꯍꯥꯟꯒꯤ ꯀꯩꯕ ꯀꯃꯥꯏꯅ ꯇꯧꯔ ꯇꯥꯟꯗꯣꯏꯅꯣ ꯑꯩ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯈꯪꯉꯦ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯁꯤ ꯁꯤꯅꯤ ꯍꯥꯏꯁꯤꯅꯦꯕ ꯄꯣꯏꯟꯁꯦ ꯍꯪꯉꯤꯁꯦ ꯀꯅꯥ ꯌꯥꯎꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯍꯪꯉꯤꯕ ꯄꯣꯠꯁꯦ ꯀꯅꯥ ꯌꯥꯎꯏ ꯑꯩ ꯕꯣꯔꯤꯁꯇ ꯋꯥ ꯑꯃ ꯍꯪꯖꯒꯦ ꯕꯣꯔꯤꯁꯅ ꯍꯧꯖꯤꯛ ꯅꯍꯥꯟꯒꯤ ꯀꯣꯔꯁꯇꯨꯗꯒꯤ ꯍꯧꯖꯤꯛ ꯕꯣꯔꯤꯁꯀꯤ ꯕꯤꯖꯤꯅꯦꯁꯇꯣ ꯍꯧꯖꯤꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯕꯁꯦ ꯀꯔꯝꯕ ꯃꯑꯣꯡ ꯀꯔꯝꯕ ꯃꯥꯔꯀꯦꯇꯤꯡ ꯀꯔꯝꯕ ꯌꯥꯎꯈ꯭ꯔꯒꯦ ꯁꯥꯔ ꯑꯩꯒꯤꯁꯦ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯦꯅ ꯈꯜꯂꯤꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯠꯁꯑꯦꯞ ꯃꯥꯔꯀꯦꯇꯤꯡꯁꯤꯃ ꯇꯧꯒꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯗꯨꯝ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯃꯥꯔꯀꯦꯇꯤꯡ ꯁꯨꯝꯕꯁꯤꯗ ꯈꯔ ꯇꯧꯒꯦꯅ ꯈꯜꯂꯤ ꯁꯥꯔ ꯑꯗꯣ ꯕꯣꯔꯤꯁꯀꯤ ꯕꯤꯖꯤꯅꯦꯁꯇꯣ ꯃꯌꯥꯝ ꯑꯃꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯤꯔꯣꯅꯦ ꯀꯩ ꯕꯤꯖꯤꯅꯦꯁꯅꯣ ꯑꯩꯒꯤꯁꯦ ꯁꯥꯔ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯕꯣꯔꯤꯁ ꯑꯩ ꯈꯣꯡꯕꯗꯒꯤꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯅ ꯑꯩꯒꯤ ꯀꯩꯅꯣꯅ ꯕꯤꯖꯤꯅꯦꯁꯀꯤ ꯃꯃꯤꯡꯅ ꯏꯃꯣꯅꯣ ꯑꯦꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯍꯥꯏꯕꯀꯣ ꯑꯩꯒꯤ ꯅꯦꯆꯔꯦꯜ ꯕꯤꯖꯤꯅꯦꯁꯁꯤꯅ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯄ꯭ꯔꯗꯛ ꯂꯣꯟ ꯍꯥꯏꯕꯗꯤ ꯇꯤꯚꯤ ꯐ꯭ꯔꯤꯖ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯐꯣꯟ CCTV ꯂꯦꯞꯇꯣꯞ ꯀꯝꯄ꯭ꯌꯨꯇꯔ ꯄ꯭ꯔꯤꯟꯇꯔ ꯍꯥꯏꯗꯤ ꯄ꯭ꯔꯗꯛ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯗꯛꯀꯤ ꯑꯣꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ EMI ꯂꯧꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯋꯤꯗꯥꯎꯠ ꯕꯦꯡ ꯁ꯭ꯇꯦꯠꯃꯦꯟ ꯑꯗꯨꯒ ꯁꯤꯗ ꯁꯤꯚꯤꯜ ꯆꯪꯉꯔꯣꯏꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯂꯣꯟꯁꯤꯅ ꯀꯩꯗ ꯕꯦꯁ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯣꯝ ꯚꯦꯔꯤꯐꯤꯀꯦꯁꯟꯗ ꯕꯦꯁ ꯇꯧꯋꯦ ꯑꯙꯥꯔ ꯑꯃꯗꯤ ꯄꯥꯟ ꯃꯥꯒꯤ ꯑꯗꯨꯒꯤ ꯑꯦꯗ꯭ꯔꯦꯁꯇ ꯆꯥꯟꯅꯕ ꯈꯣꯠꯄ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯂꯣꯏ ꯆꯦꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯤ ꯕꯔꯥꯗ ꯂꯩꯕ ꯃꯤꯗꯤ ꯁꯤꯗ ꯂꯧꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯂꯣꯟꯁꯦ ꯑꯃꯨꯛ ꯂꯧꯕꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯈꯪꯗꯕꯗꯤ ꯌꯥꯔꯔꯣꯏ ꯂꯣꯟꯕꯨꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯂꯣꯟꯅꯤ ꯍꯥꯏꯕ ꯑꯃ ꯒꯦꯔꯦꯟꯇꯔ ꯍꯥꯏꯕ ꯑꯃ ꯆꯪꯒꯅꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯦꯔꯦꯟꯇꯔꯁꯦ ꯃꯥꯒꯤ ꯀꯩꯅꯣ ꯗꯥꯏꯇ ꯂꯧꯕ ꯉꯝꯕ ꯃꯤꯅ ꯑꯣꯏꯒꯗꯕꯅꯦꯕ ꯍꯥꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯇꯧꯗꯕ ꯁꯤꯗꯩꯁꯤ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯂꯩꯇꯦ ꯑꯗꯨꯗ ꯃꯥꯒꯤ ꯒꯦꯔꯦꯟꯇꯔꯁꯦ ꯗꯥꯏꯇ ꯂꯧꯕ ꯉꯝꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯏꯊꯛ ꯊꯣꯡꯕ ꯑꯃꯅ ꯑꯗꯨꯝ ꯑꯣꯏꯒꯗꯕꯅꯦꯕ ꯐꯦꯃꯤꯂꯤꯒꯤ ꯍꯥꯏꯇꯥꯔꯦ ꯏꯈꯥ ꯊꯥꯕꯅꯗꯤ ꯒꯦꯔꯦꯟꯇꯔ ꯑꯣꯏꯕꯗꯤ ꯌꯥꯔꯔꯣꯏ ꯁꯤꯅꯤ ꯁꯥꯔ ꯑꯩꯒꯤ ꯁꯥꯔꯚꯤꯁꯁꯦ ꯁꯤꯒ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯃꯣꯅꯣ ꯗꯦꯀꯣꯔ ꯁꯤꯁꯤꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯚꯦꯟꯠ ꯄ꯭ꯂꯥꯅꯔ ꯑꯣꯏꯅ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕꯩ ꯐꯤꯖꯪ ꯑꯗꯨꯒ ꯍꯥꯏꯗꯤ ꯕꯥꯔꯗꯦꯒꯤ ꯕꯦꯛꯗ꯭ꯔꯣꯞ ꯁꯥꯕ ꯈꯣꯠꯄ ꯗꯦꯀꯣꯔꯦꯁꯟ ꯑꯥꯏꯇꯦꯝꯁꯤꯅ ꯑꯃꯨꯛ ꯑꯣꯏꯕ ꯁꯔꯚꯤꯁ ꯁꯥꯔꯚꯤꯁ ꯉꯥꯛꯇ ꯑꯣꯏꯔꯤ ꯁꯥꯔ ꯍꯧꯖꯤꯛꯁꯦ ꯑꯃꯅ ꯁꯥꯔꯚꯤꯁꯁꯦ ꯈꯤꯇꯪꯗꯤ ꯕꯦꯁꯤꯀꯂꯤ ꯄꯥꯏ ꯕꯦꯁꯤꯀꯂꯤ ꯑꯃꯅ EMI ꯄ꯭ꯔꯣꯚꯥꯏꯗꯔꯅꯦꯕ ꯃꯥꯅꯤ ꯌꯥꯔꯦ ꯀꯩꯅꯣ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯗꯦꯀꯣꯔꯦꯁꯟꯒꯤ ꯑꯣꯏꯕ ꯁꯥꯔꯚꯤꯁ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕ ꯁꯥꯔ ꯅꯥꯏꯁ ꯃꯅꯤ ꯃꯦꯀꯤꯡ ꯉꯥꯛꯇꯅꯤ ꯑꯗꯣ ꯗꯦꯀꯣꯔꯦꯁꯟꯒꯤꯁꯤꯗꯤ ꯁꯥꯔ ꯍꯧꯕꯗ ꯉꯥꯏꯔꯤ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯍꯧꯗꯣꯔꯛꯄꯒꯤ ꯄꯣꯠ ꯆꯩꯁꯦ ꯍꯦꯛ ꯂꯧꯈꯠꯄ ꯂꯣꯏꯕꯒ ꯁꯥꯔ ꯑꯗꯨꯝ ꯏꯔꯥꯡ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯖꯒꯦ ꯍꯟꯗꯛꯀꯤ ꯁꯤꯒꯤ ꯏꯔꯥꯡ ꯍꯣꯏ ꯁꯤꯒꯤ ꯁꯥꯔ ꯗꯦꯀꯣꯔꯦꯁꯟꯁꯦ ꯃꯅꯤꯄꯨꯔꯗ ꯈꯛ ꯇꯧꯕꯤꯒꯦ ꯈꯜꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯄꯥꯟꯗꯁꯨ ꯑꯦꯛꯁꯄꯥꯟ ꯇꯧꯒꯦ ꯈꯜꯂꯤꯔꯕ ꯁꯤꯁꯦ ꯁꯥꯔ ꯑꯩꯁꯦ ꯑꯍꯥꯟꯕ ꯅꯣꯔꯠ ꯏꯁꯁꯤꯗ ꯍꯥꯟꯅ ꯇꯥꯔꯒꯦꯠꯇꯤ ꯇꯧꯒꯦ ꯇꯧꯕꯅꯦ ꯁꯥꯔ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅ ꯃꯥꯔꯀꯦꯠꯁꯦ ꯍꯥꯟꯅ ꯀꯦꯞꯆꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯣꯟꯅ ꯂꯥꯝꯒꯦꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯁꯥꯔ ꯑꯩ ꯍꯪꯖꯩꯅꯦ ꯍꯥꯏꯕꯗꯤ ꯁꯤ ꯍꯣꯏ ꯁꯔꯚꯤꯁꯁꯤꯗꯤ ꯁꯥꯔ ꯌꯥꯝ ꯊꯤꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯄꯣꯠꯅꯦ ꯑꯦꯛꯁꯄꯥꯟꯁꯟ ꯌꯥꯝ ꯆꯥꯎꯋꯦꯕ ꯁꯤ ꯁꯔꯚꯤꯁꯁꯤꯗꯤ ꯍꯥꯏꯗꯤ ꯍꯌꯦꯡ ꯃꯤ ꯊꯝꯃꯒ ꯂꯣꯏ ꯇꯧꯈ꯭ꯔꯀꯥꯟꯗ ꯍꯌꯦꯡ ꯃꯄꯥꯟꯗꯁꯨ ꯅꯣꯔꯠ ꯏꯁꯇꯁꯨ ꯄꯨꯔꯥ ꯇꯧꯕ ꯌꯥꯏ ꯋꯦꯗꯤꯡꯒꯤ ꯀꯩ ꯃꯌꯥꯝꯁꯤꯡꯁꯨꯀꯣ ꯑꯗꯨꯅ ꯍꯣꯏ ꯀꯩ ꯁꯥꯔ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯂꯨꯀ꯭ꯔꯦꯇꯤꯕ ꯑꯣꯏꯕ ꯕꯤꯖꯤꯅꯦꯁꯅꯦ ꯍꯥꯏꯇꯥꯔꯦ ꯎꯝ ꯏꯠꯁ ꯒꯨꯗ ꯑꯗꯣ ꯁꯥꯔ ꯍꯧꯖꯤꯛꯁꯦ ꯕꯤꯖꯤꯅꯦꯁꯁꯤ ꯇꯧꯁꯜꯂꯨꯔꯦ ꯃꯥꯔꯀꯦꯇꯤꯡꯁꯤꯗ ꯑꯃꯨꯛ ꯌꯥꯝ ꯊꯤꯅ ꯂꯨꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯁꯥꯔ ꯕꯤꯖꯤꯅꯦꯁꯁꯤꯗꯕꯨ ꯈꯣꯡꯗꯥꯔꯗꯤ ꯁꯥꯔ ꯑꯩ ꯀꯝꯄꯤꯇꯤꯇꯔ ꯃꯌꯥꯝꯁꯦ ꯃꯥꯅ ꯂꯩꯔꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯑꯩ ꯑꯣꯐꯤꯁꯁꯦ ꯁꯤꯡꯖꯃꯩ ꯀꯩꯅꯣꯗ ꯂꯩꯔꯤꯅꯤ ꯁꯤꯡꯖꯃꯩꯗ ꯂꯩꯔꯤꯅꯤ ꯑꯩꯒꯤ ꯍꯦꯛ ꯃꯅꯥꯛꯇ 0%ꯒꯤ EMI ꯄꯤꯔꯤꯅꯤ
ꯍꯥꯏ 0% ꯂꯣꯟ ꯑꯅ ꯇꯧꯗꯅ ꯍꯦꯛꯇ ꯐ꯭ꯂꯥꯠ ꯇꯧꯗꯅ ꯇꯧꯔꯤꯅꯤ ꯑꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯑꯃꯨꯛ ꯅꯦꯁꯅꯦꯂꯥꯏꯁ ꯕꯦꯡ ꯑꯣꯏꯅ ꯂꯥꯛꯏꯅꯤ HDFC ꯂꯥꯛꯏꯅꯤ ꯑꯗꯨꯒ ꯀꯩꯅꯣꯗ ꯕꯖꯥꯖ ꯀꯩ 0% ꯄꯤꯈꯠꯂꯛꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯑꯃꯨꯛ ꯀꯝꯄꯤꯠ ꯇꯧꯅꯩ ꯑꯗꯨꯅ ꯃꯥꯔꯀꯦꯠꯁꯦ ꯈꯤꯇꯪ ꯇꯞ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯃꯥꯔꯀꯦꯇꯤꯡꯒꯤꯁꯤꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯗꯨꯗ ꯑꯩꯁꯦ ꯍꯥꯟꯅꯁꯨ ꯍꯩꯍꯧꯗꯕꯅꯤꯅ ꯍꯧꯖꯤꯛꯁꯦ ꯈꯤꯇꯪ ꯑꯞꯒ꯭ꯔꯦꯗ ꯇꯥꯛꯀꯦꯅ ꯁꯥꯔ ꯀꯣꯔꯁꯁꯤꯗ ꯌꯥꯎꯔꯛꯏꯅꯤ ꯑꯣꯀꯦ ꯍꯧꯖꯤꯛ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ꯭ꯔꯣ ꯁꯥꯔ ꯍꯧꯖꯤꯛꯇꯤ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯦ ꯁꯥꯔ ꯍꯥꯏꯗꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯥꯔꯀꯦꯇꯤꯡꯁꯦ ꯁꯤꯒꯤ ꯍꯥꯏꯐꯦꯠ ꯆꯦꯟ ꯑꯃ ꯁꯨꯝ ꯑꯩꯅ ꯌꯥꯊꯣꯛꯆꯕꯗꯤ ꯍꯧꯔꯦ ꯁꯥꯔ ꯑꯗꯣ ꯍꯩꯇ꯭ꯔꯤꯕꯅꯤꯅ ꯑꯦꯄ꯭ꯂꯥꯏꯗꯤ ꯇꯧꯗ꯭ꯔꯤ ꯁꯥꯔ ꯁꯨꯝ ꯑꯩ ꯂꯣꯏ ꯒ꯭ꯌꯥꯟ ꯇꯧꯒꯦꯗꯤ ꯈꯜꯂꯦ ꯑꯩ ꯁꯥꯔ ꯒ꯭ꯌꯥꯟ ꯑꯩꯒꯤ ꯇꯥꯔꯛꯀꯦ ꯍꯣꯏ ꯁꯥꯔ ꯃꯇꯝ ꯑꯩꯒꯤ ꯆꯪꯅꯤ ꯍꯧꯖꯤꯛꯀꯤ ꯑꯩ ꯒ꯭ꯌꯥꯟ ꯑꯦꯝ ꯇꯥꯔꯛꯀꯦ ꯗꯦꯀꯣꯔꯒꯤꯁꯦ ꯑꯩ ꯗꯦꯀꯣꯔꯒꯤꯁꯦ ꯍꯟꯗꯛ ꯏꯚꯦꯟ ꯈꯔꯗꯤ ꯆꯠꯂꯨꯔꯦ ꯁꯤꯒꯤ ꯑꯩ ꯀꯩꯅꯣꯁꯤꯁꯨ ꯁꯥꯔꯅ ꯉꯁꯥꯏ ꯍꯥꯏꯖꯕ ꯑꯩꯈꯣꯏꯒꯤ ꯋꯥꯠꯁꯑꯦꯞ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯥꯡꯕ ꯈꯣꯠꯄ ꯍꯥꯏꯗꯤ ꯑꯞꯗꯦꯠ ꯄꯤꯕ ꯑꯗꯨꯗ ꯄꯤꯕ ꯈꯣꯠꯄꯁꯦ ꯑꯩꯁꯨ ꯍꯟꯗꯛ ꯑꯗꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯦꯅꯁꯨ ꯑꯗꯨꯝ ꯈꯟꯖꯔꯤ ꯁꯥꯔ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯩ ꯉꯁꯤꯒꯤ ꯇꯨꯜꯁꯀ ꯄꯤꯔꯛꯀꯦ ꯆꯦꯞꯇꯔꯁꯤꯗ ꯑꯗꯣ ꯍꯣꯏ ꯁꯥꯔ ꯉꯁꯤꯒꯤ ꯇꯥꯏ ꯃꯌꯥꯝ ꯁꯥꯔꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯣꯄꯤꯛ ꯃꯌꯥꯝꯁꯤꯗꯗꯤ ꯑꯩꯒꯗꯤ ꯈꯤꯇꯪ ꯑꯃꯨꯛ ꯅꯥꯊꯩꯅꯔꯦ ꯑꯩꯒꯤ ꯑꯩ ꯕꯤꯖꯤꯅꯦꯁꯁꯤꯒꯗꯤ ꯈꯪꯉꯦ ꯑꯃꯨꯛ ꯈꯪꯉꯦ ꯈꯪꯉꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯍꯣꯏ ꯁꯥꯔ ꯈꯪꯖꯤꯜꯍꯧꯕꯗꯤ ꯐꯩꯗꯅ ꯑꯩ ꯉꯁꯥꯏ ꯍꯣꯏ ꯍꯥꯏꯖꯩ ꯁꯥꯔ ꯍꯧꯕꯗ ꯑꯩ ꯇꯥꯁꯟꯖꯔꯤ ꯁꯥꯔ ꯑꯩꯅ ꯂꯧꯁꯟꯕ ꯌꯥꯕ ꯑꯗꯨꯝ ꯈꯔ ꯂꯧꯁꯟꯖꯔꯤ ꯁꯤꯗ ꯌꯥꯎꯔꯤ ꯃꯌꯥꯝꯁꯤ ꯃꯥꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯇꯣꯉꯥꯟꯅ ꯕꯣꯔꯤꯁꯅ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯇꯣꯞꯄꯁꯤꯅ ꯑꯃꯨꯛ ꯍꯧꯗꯣꯔꯛꯄ ꯃꯌꯥꯝ ꯌꯥꯎꯕꯅꯤꯅ ꯑꯩ ꯃꯌꯥꯝꯒꯤ ꯈꯟꯗꯕꯁꯨ ꯌꯥꯗꯦꯕ ꯂꯣꯏꯅꯃꯛꯀꯤꯀꯣ ꯁꯣ ꯗꯣꯟ ꯋꯥꯔꯤ ꯑꯩ ꯂꯣꯏ ꯆꯥꯟꯅꯕ ꯂꯥꯛꯈꯤꯅꯤ ꯍꯧꯖꯤꯛ ꯅꯦꯁꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡ ꯀꯩꯕ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡꯒꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯍꯥꯏꯗꯣ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡ ꯇꯝꯃꯒ ꯁ꯭ꯀꯤꯜꯁ ꯇꯝꯃꯒ ꯀꯔꯝꯕꯅ ꯐꯅꯤ ꯑꯣꯀꯦ ꯁꯤ ꯀꯣꯏꯁꯟꯁꯦ ꯌꯥꯝ ꯅꯥꯟꯕ ꯀꯣꯏꯁꯟꯅꯤꯀꯣ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡ ꯇꯝꯕꯅ ꯐꯒꯗ꯭ꯔꯥ ꯑꯗꯒꯤꯗꯤ ꯁ꯭ꯀꯤꯜ ꯇꯝꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯅꯦ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯔꯛꯀꯦꯕ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡꯒꯤꯁꯨ ꯁ꯭ꯀꯤꯜ ꯆꯪꯉꯦꯕ ꯑꯩ ꯅꯍꯥꯟ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡꯒꯤ ꯃꯔꯝꯗ ꯅꯪ ꯌꯥꯎꯗꯦꯀꯣ ꯅꯪ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕ꯭ꯔꯥ ꯌꯦꯡꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯅꯍꯥꯟ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡꯒꯤ ꯃꯔꯝꯗ ꯀꯩꯅꯣꯝꯃ ꯁꯦꯌꯔ ꯇꯧꯈꯤꯕꯅꯦꯕꯀꯣ ꯑꯃꯨꯛꯀꯁꯨ ꯑꯩ ꯅꯉꯣꯟꯗ ꯔꯤꯄꯤꯠ ꯇꯧꯔꯛꯀꯦꯕ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯪꯒꯦꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯐꯦꯠ ꯈꯨꯝꯃꯛꯎꯅꯦ ꯅꯪ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡꯒꯤ ꯃꯔꯝꯗ ꯀꯣꯟꯁꯦꯞꯁꯦ ꯀꯌꯥꯝ ꯀ꯭ꯂꯤꯌꯔ ꯑꯣꯏꯒꯦ ꯑꯝꯇ ꯍꯥꯏꯔꯣ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯑꯝꯇ ꯍꯥꯏꯔꯣꯅꯦ ꯍꯣꯏ ꯑꯩꯅ ꯁꯨꯝ ꯇꯥꯖꯕꯗ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡ ꯍꯥꯏꯁꯦ ꯄ꯭ꯔꯗꯛꯁꯦ ꯁꯞꯄ꯭ꯂꯥꯏꯌꯔ ꯑꯃꯗꯒꯤ ꯀꯁꯇꯃꯔꯗ ꯌꯧꯍꯟꯗꯣꯏꯅꯦꯕ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯏꯗꯨꯗ ꯑꯩꯅꯈꯔ ꯀꯃꯤꯁꯟ ꯈꯔ ꯆꯥꯕ ꯍꯥꯏꯗꯤ ꯑꯩꯅ ꯄ꯭ꯔꯗꯛꯇꯣ ꯀꯁꯇꯃꯔꯗ ꯌꯣꯟꯕꯤꯕꯒꯤ ꯃꯔꯛꯇꯨꯗ ꯑꯩꯅ ꯂꯩꯔꯒ ꯀꯃꯤꯁꯟ ꯑꯣꯏꯅꯈꯔ ꯂꯧꯕ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯀꯟꯁꯦꯞꯁꯦ ꯀꯃꯤꯁꯟꯗꯤ ꯀꯃꯤꯁꯟ ꯅꯠꯇꯦ ꯀꯃꯤꯁꯟꯁꯤꯗꯤ ꯌꯦꯁ ꯀꯃꯤꯁꯟꯁꯨ ꯍꯥꯏꯌꯦ ꯑꯗꯨꯕꯨ ꯀꯃꯤꯁꯟ ꯂꯣꯝꯗꯁꯨ ꯆꯤꯡꯕ ꯌꯥꯗꯦꯀꯣ ꯁꯤ ꯄꯣꯠꯁꯤꯗꯤ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯕꯠ ꯅꯪ ꯑꯗꯨ ꯐꯔꯦꯕ ꯇꯧꯔꯦꯕ ꯇꯧꯕ ꯄꯣꯠꯁꯤ ꯅꯪ ꯈꯤꯇꯪꯗꯤ ꯈꯪꯉꯦ ꯅꯪ ꯗ꯭ꯔꯣꯞꯁꯤꯡꯒꯤ ꯃꯔꯝꯗ ꯈꯤꯇꯪꯗꯤ ꯈꯪꯉꯛꯑꯦꯕ ꯅꯪꯉꯣꯟꯗ ꯁꯣ ꯅꯪ ꯇꯧꯕ ꯃꯇꯝꯗ ꯅꯪ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯜꯂꯤꯅꯣ ꯍꯥꯏꯐꯦꯠꯇꯪ ꯅꯪ ꯀꯩꯝ ꯀꯥꯏꯗꯦ ꯁꯣꯏꯔꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯇꯧꯕꯩꯁꯦ ꯁꯨꯝ ꯀꯟꯁꯦꯞ ꯑꯃꯈꯛꯇꯅꯤꯗ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣꯗꯤ ꯃꯨꯟꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯁꯤꯃ ꯈꯤꯇꯪ ꯂꯩꯗꯅ ꯑꯩ ꯁꯨꯃꯥꯏꯅ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯈꯜꯂꯝꯕꯅꯤ ꯁꯤ ꯇꯧꯒꯦ ꯈꯜꯂꯝꯕꯅꯤ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯁꯥꯔ ꯁꯣꯄꯤꯐꯥꯏ ꯏꯁꯇꯣꯔꯒꯨꯝꯕ ꯍꯥꯡꯉꯒ ꯑꯗꯩꯗꯨꯗ ꯄ꯭ꯔꯗꯛꯁꯦ ꯃꯣꯏ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯕꯗ ꯌꯨꯇꯨꯕꯀꯨꯝꯕꯗꯀꯣ ꯇ꯭ꯔꯦꯗꯦꯜ ꯂꯣꯟ ꯑꯦꯞ ꯑꯃ ꯊꯦꯡꯅꯩꯕ ꯁꯥꯔ ꯑꯗꯨꯗꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯁꯣꯄꯤꯐꯥꯏꯒꯤ ꯏꯁꯇꯣꯔꯁꯤꯗ ꯀꯩꯅꯣ ꯇꯧꯁꯜꯂꯒ ꯁꯤꯞ ꯇꯧꯁꯜꯂꯒ ꯌꯣꯟꯕ ꯈꯣꯠꯄ ꯂꯦꯞꯄ ꯌꯥꯔꯦ ꯀꯩꯅꯣ ꯑꯩ ꯍꯥꯏꯔꯛꯑꯒꯦ ꯅꯪꯅ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡ ꯍꯥꯏꯔꯤꯕ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡꯁꯦ ꯌꯥꯝ ꯊꯤꯅ ꯀꯣꯃꯟ ꯑꯣꯏꯕ ꯌꯥꯝ ꯊꯤꯅ ꯑꯦꯚ꯭ꯔꯤ ꯌꯨꯇ꯭ꯌꯨꯕꯔ ꯑꯃꯅ ꯑꯦꯚ꯭ꯔꯤ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡ ꯇꯧꯕ ꯃꯤꯅ ꯁꯤꯌꯔ ꯇꯧꯕ ꯄꯣꯠꯅꯦꯕ ꯅꯪꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯩ ꯔꯤꯌꯦꯜꯗꯤ ꯍꯥꯏꯔꯛꯀꯦꯕ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡꯗꯒꯤ ꯔꯤꯌꯦꯜ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯤ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨ ꯄꯣꯠꯇꯣ ꯑꯦꯅꯥꯂꯥꯏꯁ ꯇꯧꯁꯦꯕ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯞ ꯑꯃ ꯂꯩꯕ ꯍꯥꯏꯞ ꯑꯃ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯦꯞꯇꯒꯤ ꯂꯧꯕ ꯑꯩ ꯍꯧꯖꯤꯛ ꯃꯤ ꯃꯌꯥꯝꯗ ꯍꯪꯒꯦꯕ ꯅꯪ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡ ꯈꯪꯕ꯭ꯔꯥ ꯑꯂꯤ ꯕꯕꯥꯗꯩ ꯂꯧꯕ ꯍꯥꯏꯔꯛꯀꯅꯦꯕ ꯗ꯭ꯔꯣꯞ ꯁꯤꯞꯄꯔꯗꯩ ꯂꯧꯕ ꯍꯥꯏꯔꯛꯀꯅꯦꯕ ꯌꯦꯁ ꯑꯗꯨꯁꯨ ꯄꯥꯔꯠ ꯑꯣꯐ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡꯅꯦꯕ ꯑꯩ ꯉꯁꯤ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯀꯦꯕ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡ ꯀꯦꯟ ꯃꯦꯛ ꯌꯨ ꯁꯣ ꯔꯤꯆ ꯄꯩꯁꯥ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡꯗꯁꯨ ꯁ꯭ꯀꯤꯜꯁ ꯗꯔꯀꯥꯔ ꯂꯩ ꯁꯤ ꯑꯩꯒꯤ ꯁ꯭ꯀꯤꯜꯁꯅꯦꯕ ꯃꯔꯝꯗ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯔꯛꯀꯦꯕ ꯁꯤꯁꯦ ꯑꯩ ꯅꯍꯥꯟ ꯏꯟꯗꯤꯌꯟ ꯅꯨꯄꯤ ꯑꯃꯁꯨ ꯇꯝꯕꯅꯦ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯦ ꯃꯥ ꯃꯁꯥꯅ ꯕꯤꯖꯤꯅꯦꯁ ꯇꯧꯔꯒ ꯁꯤ ꯏꯁ ꯀꯔꯣꯔꯄꯇꯤ ꯃꯥ ꯍꯧꯖꯤꯛ ꯁꯤ ꯏꯁ ꯀꯔꯣꯔꯄꯇꯤꯅꯤ ꯃꯥ ꯍꯧꯖꯤꯛ ꯑꯣꯏꯁꯦꯀꯣ ꯅꯉꯣꯟꯗ ꯍꯥꯏꯔꯛꯀꯦ ꯅꯪꯁꯨ ꯑꯣꯏꯕ ꯌꯥꯏ ꯅꯪꯅ ꯄꯥꯝꯖ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯣ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯃꯄꯥꯟ ꯈꯔ ꯊꯣꯛ ꯇꯥꯕꯅꯤ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡ ꯍꯥꯏꯔꯒ ꯑꯣꯟꯂꯥꯏꯟꯗ ꯁꯨꯝ ꯇꯧꯕ ꯂꯩꯕꯩ ꯊꯕꯛꯁꯦ ꯇꯣꯛꯑꯣꯕꯀꯣ ꯍꯥꯏꯕꯗꯤ ꯗ꯭ꯔꯣꯞ ꯁꯤꯞꯄꯔꯗꯒꯤ ꯑꯗꯒꯤ ꯑꯂꯤ ꯕꯕꯥꯗꯩ ꯑꯣꯔꯗꯔ ꯇꯧꯔ ꯂꯩꯕ ꯄꯣꯠꯁꯦ ꯇꯣꯛꯑꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯅꯪ ꯇꯧꯗꯣꯏꯁꯦ ꯐꯥꯏꯟ ꯑꯥꯎꯠ ꯈ꯭ꯋꯥꯏꯗꯒꯤ ꯗꯤꯃꯥꯟ ꯂꯩꯕ ꯄ꯭ꯔꯗꯛꯁꯦ ꯀꯩꯅꯣ ꯍꯧꯖꯤꯛ ꯅꯣꯏ ꯂꯣꯏꯅꯃꯛ ꯇꯧꯒꯦꯁꯨ ꯌꯥꯏ ꯁꯤꯗꯤ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯇꯧꯕ ꯌꯥꯔꯦ ꯐꯥꯏꯟ ꯑꯥꯎꯠ ꯇꯧꯕ ꯄ꯭ꯔꯗꯛ ꯈ꯭ꯋꯥꯏꯗꯒꯤ ꯗꯤꯃꯥꯟ ꯂꯩꯕ ꯄ꯭ꯔꯗꯛꯁꯦ ꯀꯔꯤꯅꯣ ꯍꯥꯏ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡ ꯍꯥꯏ ꯃꯤꯁꯣꯗ ꯇꯧꯕ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯃꯤꯁꯣ ꯍꯥꯏꯕ ꯅꯣꯏ ꯅꯁꯥꯅ ꯈꯜꯂꯣꯕꯀꯣ ꯀꯩꯅꯣꯝ ꯈꯜꯂꯣꯕ ꯃꯌꯥꯝꯗ ꯌꯨꯅꯤꯛ ꯑꯣꯏꯅ ꯇꯧꯁꯦꯕ ꯑꯩꯗꯤ ꯈꯜꯂꯦꯕ ꯁꯤꯒꯨꯝꯕ ꯋꯥꯈꯜꯁꯦ ꯐꯖꯅ ꯈꯜꯂꯦꯕꯀꯣ ꯅꯣꯏ ꯈꯟꯕ꯭ꯔꯥ ꯈꯟꯗꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯉꯁꯤ ꯑꯦꯅꯥꯂꯥꯏꯁ ꯇꯧꯖꯦ ꯔꯥꯍꯨꯜ ꯒ꯭ꯌꯥꯟ ꯇꯥꯎꯕ ꯑꯩꯅ ꯍꯥꯏꯁꯦꯀꯣ ꯉꯁꯤ ꯐꯖꯅ ꯑꯦꯅꯥꯂꯥꯏꯁ ꯑꯃ ꯇꯧꯁꯦꯕ ꯅꯣꯏꯗ ꯑꯩ ꯉꯁꯤ ꯀꯩꯝ ꯀꯥꯏꯗꯦꯕ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡ ꯍꯥꯏ ꯃꯇꯝꯗ ꯅꯣꯏꯅ
Alibaba ꯂꯩꯔꯦ ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯈꯜꯂꯝꯃꯦ Alibaba Shopify ꯊꯝꯈ꯭ꯔꯣ Shopify ꯀꯩꯅꯣꯅꯤ ꯃꯥꯗꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯗꯩ ꯗ꯭ꯔꯣꯞ ꯁꯤꯞꯄꯔ ꯑꯗꯒꯤꯗꯤ ꯃꯤꯁꯣ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯕ ꯁꯤꯗꯤ ꯆꯪꯉꯝꯗꯣꯏ ꯃꯤꯁꯦ ꯀꯌꯥꯅꯣ 8 ꯕꯤꯂꯤꯌꯟ ꯄꯤꯄꯜꯁꯤꯗ ꯃꯤ ꯀꯌꯥ ꯏꯟꯗꯤꯌꯥꯗ ꯃꯤꯂꯤꯌꯟ ꯀꯌꯥ ꯂꯩ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯃꯤ ꯂꯣꯏ ꯏꯟꯗꯤꯌꯥꯗ ꯕꯤꯂꯤꯌꯟ ꯀꯌꯥ ꯂꯩ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏ ꯆꯪꯉꯤꯅꯦꯕ ꯁꯦꯝ ꯊꯤꯡ ꯁꯦꯝ ꯐꯣꯔꯃꯨꯂꯥꯁꯦ ꯔꯤꯄꯤꯠ ꯇꯧꯅꯕ ꯆꯪꯉꯤꯅꯦꯕ ꯆꯪꯉꯤꯀꯣ ꯗꯦꯠ ꯃꯤꯟꯁ ꯃꯤꯅ ꯐꯪꯉꯤ ꯄ꯭ꯔꯗꯛꯁꯦ ꯁꯦꯝ ꯑꯣꯏꯕ ꯄ꯭ꯔꯗꯛꯁꯦ ꯐꯪꯉꯤ ꯁꯤꯃꯤꯂꯔ ꯑꯣꯏꯕ ꯄ꯭ꯔꯗꯛꯁꯦ ꯁꯨꯝ ꯐꯪꯉꯤꯅꯦꯕ ꯆꯞ ꯃꯥꯟꯅꯕ ꯄ꯭ꯔꯗꯛꯁꯦ ꯁꯤꯗꯤ ꯑꯩꯅ ꯅꯍꯥꯟꯁꯦ ꯃꯥꯅ ꯇꯧꯕ ꯁꯨꯝ ꯐꯪꯉꯤꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯀꯣꯛ ꯈꯛ ꯊꯨꯒꯥꯏꯔꯁꯦ ꯌꯨꯅꯤꯛ ꯋꯦ ꯇꯧꯔꯁꯦ ꯇꯧꯗꯕ ꯌꯥꯗꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯧꯗꯕ ꯌꯥꯗꯦꯕ ꯁꯤꯒꯨꯝꯕꯁꯤ ꯌꯨꯅꯤꯛ ꯋꯦꯁꯦ ꯇꯧꯔꯀꯥꯟꯗ ꯌꯨꯅꯤꯛ ꯋꯦꯗ ꯑꯩꯈꯣꯏ ꯀ꯭रिꯌꯦꯠ ꯇꯧꯗꯕ ꯌꯥꯗꯦꯕ ꯑꯗꯨꯗꯨꯅꯦꯕ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯏꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯥꯗꯤ ꯈꯔ ꯊꯣꯛ ꯇꯥꯕ ꯁꯄꯣꯁ ꯅꯪ ꯍꯥꯏꯔꯦꯕ ꯑꯩ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯁꯦꯕ ꯃꯅꯤꯄꯨꯔꯗ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤꯅ ꯍꯧꯖꯤꯛ ꯗꯦꯂꯤꯚꯔꯤ ꯅꯨꯡꯂꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯩ ꯃꯄꯥꯟ ꯊꯣꯛꯑꯦ ꯑꯩ ꯒꯨꯋꯥꯍꯥꯇꯤ ꯆꯠꯀꯦ ꯑꯩ ꯁꯤꯂꯣꯡ ꯆꯠꯀꯦ ꯑꯩ ꯅꯠꯇ꯭ꯔ ꯑꯩ ꯗꯦꯜꯂꯤ ꯆꯠꯀꯦ ꯆꯠꯂꯣ ꯄꯩꯁꯥ ꯈꯔ ꯇꯤꯡꯊꯣꯛ ꯇꯥꯔꯦꯀꯣ ꯇꯤꯡꯕ ꯍꯥꯏꯁꯦ ꯅꯪꯒꯤ ꯄ꯭ꯔꯗꯛꯇꯨ ꯇꯤꯡꯒꯗꯕ ꯅꯍꯥꯟꯒꯤ ꯅꯨꯄꯤꯗꯨꯅ ꯇꯧꯔꯤꯗꯣ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯑꯍꯥꯟꯕ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯑꯃꯨꯛ ꯑꯩ ꯕꯤꯖꯤꯅꯦꯁ ꯑꯃ ꯀꯩꯅꯣ ꯑꯣꯟꯊꯣꯛꯀꯦ ꯇꯧꯔꯝꯃꯦꯕ ꯑꯩ ꯄꯨꯔꯥ ꯑꯩꯅ ꯁꯤꯁꯦ ꯗ꯭ꯔꯣꯞ shippingꯗ ꯑꯣꯟꯒꯦ ꯇꯧꯋꯦꯕ ꯗ꯭ꯔꯣꯞ shippingꯗ ꯔꯤꯌꯦꯜ ꯕꯤꯖꯤꯅꯦꯁꯇ ꯑꯣꯟꯒꯦ ꯇꯧꯋꯦꯕ ꯌꯥꯝ ꯊꯤꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯕꯤꯖꯤꯅꯦꯁꯅꯦꯕ ꯑꯩꯅ ꯊꯤꯕ ꯃꯇꯝꯁꯤꯗ ꯑꯩ ꯃꯇꯝꯁꯤꯗ ꯕ꯭ꯔꯣꯛ ꯆꯠꯄ ꯃꯇꯝꯅꯦꯕ ꯍꯥꯏꯗꯤ ꯄꯩꯁꯥ ꯊꯣꯛꯇꯕ ꯃꯇꯝꯅꯦꯕꯀꯣ ꯁꯣ ꯁꯤ ꯃꯇꯝꯗ ꯑꯩꯅ ꯈꯜꯂꯦꯕ ꯀꯔꯤꯅꯣ ꯑꯩ ꯍꯧꯖꯤꯛ ꯑꯦꯚ꯭ꯔꯤꯗꯦꯗ ꯖꯦꯅꯔꯦꯠ ꯇꯧꯕ ꯌꯥꯕ ꯏꯟꯀꯝ ꯑꯃꯗꯤ ꯖꯦꯅꯔꯦꯠ ꯇꯧꯕ ꯌꯥꯕ ꯄꯣꯠꯁꯦ ꯀꯩꯅꯣ ꯑꯩꯅ ꯊꯤ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯄꯣꯠꯅꯦ ꯇꯥꯎꯀꯣ ꯑꯩ ꯇꯧꯒꯦ ꯈꯜꯂꯝꯃ ꯇꯧꯈꯤꯗꯕꯩ ꯃꯔꯝꯁꯨ ꯍꯥꯏꯔꯛꯀꯦꯕ ꯍꯧꯖꯤꯛꯁꯨ ꯇꯧꯅꯤꯡꯉꯦꯕ ꯍꯧꯖꯤꯛꯁꯨ ꯇꯧꯅꯤꯡꯉꯦ ꯑꯗꯨꯕꯨ ꯆꯪꯖꯅꯤꯡꯗ꯭ꯔꯦꯕ ꯑꯩ ꯁꯣꯝꯗ ꯑꯩꯅ ꯈꯜꯂꯦ ꯑꯩ ꯗꯤꯖꯥꯏꯟ ꯐꯖꯅ ꯇꯧꯕ ꯍꯩ ꯑꯩ ꯋꯥꯜ ꯄꯦꯄꯔ ꯗꯤꯖꯥꯏꯟ ꯇꯧꯕ ꯍꯩ ꯑꯗꯒꯤꯗꯤ ꯑꯩ ꯐꯣꯇꯣ ꯑꯅꯥꯟꯕ ꯀ꯭ꯂꯥꯁꯤꯛ ꯑꯣꯏꯕ ꯐꯣꯇꯣ ꯑꯗꯒꯤꯗꯤ ꯑꯥꯔꯇꯤꯁꯀꯤ ꯐꯣꯇꯣ ꯑꯩ ꯀꯦꯟꯚꯥꯗ ꯅꯥꯟꯅ ꯐꯣꯇꯣꯁꯣꯞꯇ ꯅꯥꯟꯅ ꯁꯦꯝꯃꯒ ꯍꯦꯚꯤ ꯑꯣꯏꯕ ꯗꯤꯖꯥꯏꯟ ꯃꯌꯥꯝꯁꯦ ꯃꯤꯅ ꯐꯪꯅꯗꯕ ꯑꯦꯃꯥꯖꯣꯟꯗ ꯐꯪꯗꯕ ꯒꯨꯒꯜꯗ ꯐꯪꯗꯕ ꯑꯗꯒꯤꯗꯤ ꯀꯩꯅꯣꯗ ꯐꯪꯗꯕ ꯃꯌꯥꯝꯁꯦ ꯑꯩ ꯗꯤꯖꯥꯏꯟ ꯇꯧꯕ ꯑꯩ ꯈꯪꯉꯦꯕ ꯗꯦꯟ ꯑꯩꯅ ꯀꯩ ꯈꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯂꯩꯁꯦ ꯀꯩꯅꯣ ꯑꯩ ꯑꯄꯥꯕ ꯄꯣꯁꯇꯔꯗꯤ ꯄꯤꯅꯤꯡꯗꯦ ꯄꯤꯕ ꯌꯥꯏ ꯁꯤꯁꯨ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦ ꯑꯩꯅ ꯈꯜꯂꯦ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩ ꯄꯨꯊꯣꯛꯄꯩ ꯀꯩꯝ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯑꯩꯅ ꯐ꯭ꯔꯦꯝꯁꯦ PNG ꯑꯩꯅ ꯀꯩꯅꯣꯁꯦ ꯐ꯭ꯔꯦꯝꯁꯦ ꯑꯩꯈꯣꯏꯒꯤ PhDꯒꯤ ꯐ꯭ꯔꯦꯝꯁꯦ ꯂꯧꯊꯣꯛꯑꯣ PhDꯗ ꯑꯩꯈꯣꯏꯅ ꯗꯤꯖꯥꯏꯟ ꯐꯣꯇꯣꯁꯣꯞꯇ ꯗꯤꯖꯥꯏꯟ ꯇꯧꯕ ꯌꯥꯕ ꯐ꯭ꯔꯦꯝꯁꯦ ꯐ꯭ꯔꯤ ꯐ꯭ꯔꯦꯝꯁꯦ ꯃꯅꯨꯡꯗ ꯑꯩꯒꯤ ꯐꯣꯇꯣ ꯍꯥꯞꯄ ꯌꯥꯕ ꯄꯣꯠꯁꯦ ꯄꯨꯊꯣꯛꯑꯕ ꯗꯤꯖꯥꯏꯟꯁꯦ ꯐꯖꯅ ꯅꯥꯟꯅ ꯁꯦꯝꯃꯕ ꯑꯩ ꯐꯣꯇꯣ ꯅꯝꯕꯩ ꯃꯊꯧꯁꯨ ꯇꯥꯗꯦ ꯁꯤꯁꯦ ꯐꯖꯅ ꯁꯦꯝꯗꯣꯛꯑꯕ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯦꯖ ꯃꯌꯥꯝꯁꯤꯡ ꯂꯣꯏ ꯖꯦꯅꯦꯔꯦꯠ ꯇꯧꯔꯒ ꯑꯩꯒꯤ ꯀꯩꯅꯣꯗ ꯋꯦꯕꯁꯥꯏꯠꯇ ꯂꯣꯏ ꯍꯥꯞꯄꯕ ꯋꯦꯕꯁꯥꯏꯠꯁꯤꯗ ꯑꯣꯟꯂꯤ ꯗꯤꯖꯥꯏꯟ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯒꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤꯁꯀꯤꯅ ꯁꯦꯂꯦꯕ꯭ꯔꯤꯇꯤꯁ ꯑꯗꯒꯤꯗꯤ ꯀꯩꯅꯣꯁꯤꯅ ꯀꯩꯕ ꯑꯩꯈꯣꯏꯒꯤ ꯍꯁꯜꯒꯤꯅ ꯍꯁꯜ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯒꯤꯅ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏ ꯗꯤꯖꯥꯏꯟ ꯇꯧꯔꯕ ꯍꯥꯏ ꯀ꯭ꯋꯥꯂꯤꯇꯤꯗ ꯗꯤꯖꯥꯏꯟ ꯇꯧꯔꯕꯗꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯑꯅꯛꯄ ꯁꯤꯒꯤ ꯐ꯭ꯔꯦꯝꯗꯩ ꯀꯩꯗꯒꯤ ꯋꯨꯗꯟ ꯗꯤꯖꯥꯏꯟ ꯇꯧꯕ ꯑꯗꯨꯒ ꯍꯥꯏ ꯀ꯭ꯋꯥꯂꯤꯇꯤ ꯄꯤꯕ ꯉꯝꯕ ꯁꯣꯞ ꯑꯃꯒ ꯑꯩꯒ ꯗꯤꯜ ꯇꯧꯔꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯩꯅ ꯍꯥꯏ ꯄꯣꯠꯁꯦ ꯗꯤꯜ ꯇꯧꯔ ꯊꯝ ꯇꯥꯔꯗꯤ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯑꯩ ꯄꯩꯁꯥ ꯀꯩꯝ ꯆꯪꯗꯦ ꯄꯩꯁꯥ ꯀꯩꯝ ꯆꯪꯗꯦ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯑꯩ ꯋꯦꯕꯁꯥꯏꯠ ꯁꯥꯕ ꯄꯩꯁꯥ ꯆꯪꯉꯅꯤ ꯑꯣꯀꯦ 3,000 4,000 5,000 6,000 ꯆꯪꯈ꯭ꯔꯅꯤ ꯂꯣꯏꯔꯦ ꯆꯪꯖꯔꯁꯅꯨ ꯗꯣꯃꯦꯟ ꯂꯩꯊꯣꯛꯑꯅꯤ ꯂꯩꯊꯣꯛꯑꯒ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯑꯦꯚ꯭ꯔꯤꯗꯦ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯗꯤꯖꯥꯏꯟ ꯇꯧꯗꯣꯏꯅꯤ ꯗꯤꯖꯥꯏꯟ ꯇꯧꯔ ꯍꯧꯒꯠꯇꯣꯏꯅꯤ ꯗꯤꯖꯥꯏꯟ ꯑꯅꯧꯕ ꯃꯌꯥꯝꯗ ꯍꯧꯒꯠꯇꯣꯏꯅꯦꯕ ꯑꯗꯨꯒ ꯁꯤꯁꯦ ꯄ꯭ꯔꯣꯃꯣꯁꯟ ꯇꯧꯗꯣꯏꯅꯦꯕ ꯃꯌꯥꯝꯗ ꯄ꯭ꯔꯣꯃꯣꯁꯟ ꯄꯤꯗꯣꯏꯅꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯆꯂꯥꯏꯗꯣꯏꯅꯤ ꯇꯧꯔꯀꯥꯟꯗ ꯑꯗꯨꯒ ꯍꯦꯛ ꯑꯣꯔꯗꯔ ꯂꯥꯛꯑꯦ ꯍꯥꯏꯕ ꯄꯣꯠꯇ ꯑꯩ ꯀꯩꯗꯧꯔꯅꯤ ꯃꯥꯅ ꯄꯥꯝꯕ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯍꯧꯖꯤꯛꯀꯤ ꯁꯥꯃꯤꯗꯨꯅ ꯍꯥꯏꯔꯅꯤꯕ ꯑꯣꯔꯗꯔ ꯂꯥꯛꯑꯦ ꯁꯤ ꯂꯥꯛꯑꯦ ꯁꯤ ꯂꯥꯛꯑꯦ ꯍꯥꯏ ꯃꯉꯣꯟꯗ ꯁꯥꯍꯜꯂꯒ ꯑꯩꯅ ꯄꯣꯠꯁꯦ ꯃꯉꯣꯟꯗ ꯗꯦꯂꯤꯚꯔꯤ ꯁꯤꯁꯇꯦꯝꯗ ꯄꯤꯈ꯭ꯔꯅꯤꯕ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯁꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯃꯤꯅ ꯈꯜꯂꯝꯃꯣꯏꯕ ꯁꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯅꯪꯒꯤ ꯇꯦꯂꯦꯟꯇꯣ ꯀꯩꯅꯣꯗꯣ ꯄꯩꯁꯥꯗꯣ ꯑꯣꯟꯊꯣꯔꯛꯇꯣꯏꯅꯦꯕ ꯄꯩꯁꯥꯗꯣ ꯑꯣꯟꯊꯣꯔꯛꯄ ꯄꯣꯠꯁꯦ ꯌꯦꯡꯉꯣꯕ ꯍꯧꯖꯤꯛ ꯏꯃꯦꯖꯀꯤ ꯗꯤꯃꯥꯟ ꯀꯌꯥꯝ ꯂꯩ ꯍꯦꯚꯤ ꯗꯤꯃꯥꯟꯅꯦ ꯃꯌꯨꯝꯗ ꯊꯦꯠꯅꯤꯡꯕ ꯃꯤ ꯑꯩꯅ ꯑꯦꯃꯥꯖꯣꯟꯗ ꯊꯤꯕ ꯃꯇꯝꯗ ꯑꯩꯅ ꯑꯦꯃꯥꯖꯣꯟꯗ ꯑꯩꯒꯤ ꯔꯨꯝꯗ ꯊꯦꯠꯅꯕ ꯐꯖꯕ ꯄꯣꯁꯇꯔ ꯌꯦꯡꯀꯥꯟꯗ ꯒ꯭ꯂꯥꯁ ꯆꯟꯕ ꯄꯣꯠꯁꯦ ꯁꯨꯡꯐꯪ ꯐꯪꯗꯦꯕ ꯏꯗ ꯄꯨꯡꯀꯥꯏ ꯀꯥꯏꯔ ꯄꯤꯔꯛꯄ ꯑꯃ ꯁꯨꯡꯐꯪ ꯐꯪꯗꯕ ꯑꯃ ꯑꯩꯅ ꯗꯤꯖꯥꯏꯟ ꯄꯥꯝꯕ ꯐꯪꯗꯦꯕ ꯑꯗꯣ ꯑꯩꯅ ꯃꯄꯥꯟꯒꯤꯗ ꯍꯥꯏ ꯀ꯭ꯋꯥꯂꯤꯇꯤ ꯐꯪꯉꯦꯕ ꯃꯃꯜ ꯌꯥꯝ ꯇꯥꯡꯉꯦꯕ ꯑꯩ ꯂꯩꯕ ꯉꯝꯃꯣꯏꯕ ꯑꯗꯨꯗꯤ ꯕꯠ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯣ ꯂꯩꯇꯦꯕ ꯁꯤ ꯁꯣꯂꯨꯁꯟꯅꯦꯕ ꯁꯤ ꯄꯣꯠꯁꯦ ꯅꯪ ꯄꯩꯁꯥ ꯄꯨꯊꯣꯛꯄ ꯃꯊꯧ ꯇꯥꯗꯦ ꯁꯤꯒꯨꯝꯕ ꯄꯨꯊꯣꯛꯑꯒ ꯅꯪꯒꯤ ꯇꯦꯂꯦꯟꯁꯦ ꯌꯨꯁ ꯇꯧꯔꯒ ꯑꯅꯥꯟꯕ ꯏꯃꯦꯖ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯀꯩꯗꯧꯕꯩ ꯂꯩꯔꯣꯏꯗꯣꯏꯅꯣ ꯃꯅꯤꯄꯨꯔꯒꯤ ꯏꯃꯦꯖ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯜꯆꯔ ꯅꯨꯄꯤ ꯑꯃꯅ ꯁꯅꯥꯕꯨꯟ ꯄꯨꯕꯒꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯇꯤ ꯅꯥꯟꯅ ꯐ꯭ꯔꯦꯝꯗ ꯗꯥꯏꯒ꯭ꯔꯥꯝ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯂꯥꯛꯑꯀꯥꯟꯗ ꯅꯪ ꯗꯤꯖꯥꯏꯟ ꯇꯧꯊꯣꯔꯒ ꯀ꯭ꯂꯥꯁꯤꯛꯇ ꯊꯝꯃꯛꯄ ꯃꯇꯝꯗ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯕ ꯅꯣꯔꯠ ꯏꯁꯀꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃꯌꯥꯝꯒꯤ ꯐꯣꯇꯣ ꯃꯌꯥꯝꯁꯤꯡ ꯄꯨꯊꯣꯔꯒ ꯅꯤꯁ ꯑꯃ ꯍꯥꯡꯗꯣꯛꯈꯤꯕ ꯃꯇꯝꯗ ꯅꯪ ꯀꯩꯗꯧꯕꯩ ꯄꯩꯁꯥ ꯇꯥꯟ ꯉꯝꯃꯣꯏꯗꯣꯏꯅꯣ ꯀꯩꯗꯧꯕꯩ ꯄꯩꯁꯥ ꯇꯥꯟ ꯉꯝꯃꯣꯏꯗꯣꯏꯅꯣ ꯃꯌꯥꯝꯗ ꯌꯣꯟꯕ ꯃꯇꯝꯗ ꯀꯩꯗꯧꯕꯩ ꯄꯩꯁꯥ ꯇꯥꯟ ꯁꯤꯁꯨ ꯗ꯭ꯔꯣꯞ shippingꯅꯦꯁꯦ ꯅꯪ ꯄꯩꯁꯥ ꯄꯨꯊꯣꯛꯄ ꯃꯊꯧ ꯇꯥꯗꯦ ꯅꯪꯒꯤꯗꯤ ꯑꯣꯟꯂꯤ ꯗꯤꯖꯥꯏꯟ ꯀ꯭रिꯌꯦꯠ ꯇꯧꯔꯛꯄ ꯁꯦꯝꯃꯛꯄ ꯃꯌꯥꯝꯗ ꯌꯧꯍꯟꯕ ꯑꯗꯨꯏ ꯄꯩꯁꯥ ꯇꯥꯜꯂꯛꯀꯗꯣꯏꯅꯤ ꯅꯪꯒꯤ ꯁꯤ ꯅꯣꯏ ꯃꯌꯥꯝ ꯃꯔꯛꯇ ꯑꯃꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯕꯅꯦ ꯁꯤꯗꯤ ꯑꯃꯅ ꯑꯗꯨꯝ ꯀꯦꯟꯚꯥ ꯂꯩꯔꯦ ꯗꯤꯖꯥꯏꯟ ꯇꯧꯔꯣ ꯀ꯭रिꯌꯦꯇꯤꯞ ꯁꯤꯖꯤꯟꯅꯔꯣ ꯐꯣꯇꯣꯁꯣꯞ ꯁꯤꯖꯤꯟꯅꯔꯣ ꯖꯛ ꯌꯥꯜꯂꯣ ꯋꯦꯕꯁꯥꯏꯠ ꯍꯥꯡꯗꯣꯛꯑꯣ ꯋꯦꯕꯁꯥꯏꯠꯇ ꯍꯥꯞꯀꯠꯂꯣ ꯃꯌꯥꯝꯗ ꯌꯧꯍꯜꯂꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖ ꯍꯥꯡꯗꯣꯛꯑꯣ ꯑꯅꯧ ꯑꯅꯧꯕ ꯊꯥꯗꯔꯣ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯅꯪꯒꯤ ꯑꯃꯅꯤ ꯄꯩꯁꯥ ꯉꯝꯖ ꯇꯥꯔꯗꯤ ꯂꯨꯄꯥ 1,000 2,000 ꯇꯤꯡꯊꯣꯛꯑ ꯅꯪꯒꯤ ꯐ꯭ꯔꯦꯝ ꯁꯥꯔꯒ ꯐ꯭ꯔꯦꯝ ꯀꯩꯅꯣ ꯇꯧꯔꯒ ꯀꯩꯅꯣꯗ ꯄꯤꯊꯣꯛꯈ꯭ꯔꯣ ꯀꯔꯤꯕ
ꯅꯪꯒꯤ ꯁꯦꯂꯦꯕ꯭ರಿꯇꯤ ꯑꯣꯏꯒꯦꯔꯥ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣ ꯑꯣꯏꯒꯦꯔꯥ ꯑꯗꯩ ꯅꯣꯔꯠ ꯏꯁꯀꯤ ꯊꯥꯖꯤꯜꯂꯣ ꯃꯣꯏꯗ ꯒꯤꯐꯇꯣ ꯄꯤꯔꯣ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯇꯧꯍꯜꯂꯣ ꯃꯣꯏꯗ ꯌꯦꯡꯍꯜꯂꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯄꯤꯔꯛꯏꯅꯦ ꯊꯥꯔꯛꯏꯅꯦ ꯍꯥꯏꯔꯒ ꯑꯣꯔꯗꯔ ꯂꯥꯛꯑꯅꯤ ꯅꯪꯒꯤ ꯏꯃꯦꯖ ꯃꯌꯥꯝꯁꯤꯡꯗꯣ ꯌꯦꯡꯉ ꯃꯅꯨꯡꯗ ꯌꯦꯡꯕ ꯃꯇꯝꯗ ꯏꯃꯦꯖ ꯃꯌꯥꯝꯁꯤꯡꯗꯣ ꯐꯪꯉꯛꯑꯅꯤ ꯑꯗꯒꯤꯗꯤ ꯀꯁꯇꯝ ꯃꯦꯠꯁꯨ ꯊꯝꯕꯤꯔꯣ ꯀꯁꯇꯝ ꯃꯦꯠꯇ ꯀꯩ ꯇꯧꯕ ꯌꯥꯏ ꯅꯪꯅ ꯀꯩꯝ ꯇꯧꯕꯩ ꯗꯔꯀꯥꯔ ꯇꯥꯗꯦ ꯋꯦꯕꯁꯥꯏꯠꯇ ꯊꯝꯕꯤꯔꯅꯤ ꯅꯪꯒꯤ ꯊꯕꯛꯇꯤ ꯑꯣꯟꯂꯤ ꯅꯪꯅ ꯗꯤꯂꯔ ꯑꯃ ꯀꯅꯦꯛ ꯇꯧꯈꯤꯕ ꯗꯤꯂꯔꯗ ꯃꯉꯣꯟꯗ ꯍꯥꯏꯕ ꯑꯩ ꯅꯪꯒꯤ ꯀꯁꯇꯃꯔ ꯄꯣꯔꯛꯀꯦ ꯂꯣꯏꯔꯦ ꯗꯤꯖꯥꯏꯟꯒ ꯑꯩ ꯂꯣꯏ ꯄꯤꯔꯛꯀꯦ ꯅꯪ ꯀꯩꯝ ꯋꯥꯎꯅꯣ ꯑꯣꯟꯂꯤ ꯅꯪꯅ ꯐ꯭ꯔꯦꯝ ꯆꯠꯂ ꯅꯥꯟꯅ ꯄꯤꯔꯛꯄ ꯗꯦꯂꯤꯚꯔꯤ ꯁꯔꯚꯤꯁ ꯑꯩ ꯄꯤꯊꯣꯛꯑꯒꯦ ꯗꯦꯂꯤꯚꯔꯤ ꯁꯔꯚꯤꯁ ꯑꯣꯏꯅ ꯇꯥꯛꯑꯅꯤ ꯗꯦꯂꯤꯚꯔꯤꯁꯤꯡꯒ ꯀꯃꯥꯏꯅ ꯀꯅꯦꯛ ꯇꯧꯅꯤ ꯗꯦꯂꯤꯚꯔꯤꯗ ꯅꯥꯟꯅ ꯁꯦꯀ꯭ꯌꯨꯔ ꯗꯦꯂꯤꯚꯔ ꯇꯧꯈ꯭ꯔ ꯂꯣꯏꯔꯦ ꯉꯝꯃꯣꯏꯗ꯭ꯔꯣ ꯁꯤꯁꯨ ꯉꯝꯃꯣꯏꯗ꯭ꯔꯣ ꯁꯤ ꯃꯤꯉꯣꯟꯗ ꯍꯥꯏꯕꯗ ꯃꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯁꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯃꯅꯤ ꯇꯥꯟꯕꯁꯤꯅ ꯄꯩꯁꯥ ꯇꯥꯟꯕꯁꯦ ꯌꯥꯝ ꯋꯦꯗ ꯃꯇꯝ ꯆꯪꯉꯦ ꯑꯗꯨ ꯆꯪ ꯇꯥꯔꯁꯨ ꯊꯥ 2-3 ꯑꯗꯨ ꯍꯣꯠꯅꯗꯅ ꯀꯩꯗꯧꯕ ꯄꯩꯁꯥ ꯇꯥꯜꯂꯣꯏꯗꯣꯏꯅꯣ ꯑꯗꯨꯗ ꯃꯤꯅ ꯐꯪꯒꯗꯕ ꯏꯃꯦꯖꯇꯣ ꯐꯪꯕ ꯍꯥꯏꯕꯁꯦ ꯌꯨ ꯀꯦꯟ ꯃꯦꯛ ꯇꯟꯁ ꯑꯣꯐ ꯃꯅꯤ ꯑꯩ ꯍꯧꯖꯤꯛꯁꯨ ꯇꯧꯅꯤꯡꯉꯦꯕ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯃꯇꯝ ꯂꯩꯇꯕꯩ ꯇꯧꯗꯕ ꯋꯥꯅꯦꯕ ꯅꯣꯏ ꯃꯌꯥꯝꯗ ꯑꯩ ꯍꯥꯏꯗꯣꯛꯏꯁꯤꯅꯤ ꯁꯤ ꯀꯅꯥꯒꯨꯝꯕꯅ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯄꯥꯏ ꯃꯇꯝꯗ ꯀꯩꯗꯧꯕꯩ ꯖꯦꯅꯦꯔꯦꯠ ꯑꯩ ꯒꯦꯔꯦꯟꯇꯤ ꯄꯤꯒꯦ ꯖꯦꯅꯦꯔꯦꯠ ꯇꯧꯔꯛꯀꯅꯤꯕ ꯖꯦꯅꯦꯔꯦꯠ ꯁꯨꯡꯁꯣꯏ ꯁꯣꯏꯅ ꯇꯧꯔꯛꯀꯅꯤ ꯀꯩꯅꯣ ꯑꯩ ꯎꯔꯦꯕ ꯁꯤ ꯃꯤ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯃꯄꯥꯟ ꯂꯝꯗ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯖꯦꯅꯦꯔꯦꯠ ꯇꯧꯔꯛꯏ ꯃꯌꯥꯝꯁꯦ ꯍꯦꯚꯤꯅꯦꯕ ꯑꯗꯒꯤꯗꯤ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯑꯗꯒꯤꯗꯤ ꯅꯪꯅ ꯌꯥꯝ ꯇꯧꯕ ꯌꯥꯔꯦ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯩ ꯗꯤꯖꯤꯇꯦꯜ ꯄ꯭ꯔꯗꯛꯇꯒ ꯂꯩꯕ ꯗꯤꯖꯤꯇꯦꯜ ꯄ꯭ꯔꯗꯛꯇꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯃ ꯂꯩ ꯃꯃꯤꯡ ꯑꯩ ꯀꯥꯎꯔꯦ ꯑꯩꯅ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯦꯠ ꯑꯣꯏꯕ ꯅꯨꯄꯥꯅꯤ ꯃꯃꯤꯡ ꯏꯟꯇꯔꯦꯁꯇꯦꯠ ꯑꯣꯏꯕ ꯃꯃꯤꯡ ꯀꯥꯎꯔꯦ ꯃꯥꯏ ꯃꯃꯤꯡ ꯌꯦꯡꯉꯦꯕ ꯃꯥ ꯑꯣꯟꯂꯤ ꯗꯤꯖꯤꯇꯦꯜ ꯄ꯭ꯔꯗꯛ ꯈꯛ ꯀ꯭रिꯌꯦꯠ ꯇꯧꯋꯦꯕ ꯃꯥꯁꯦ ꯁꯥꯊꯤꯕ ꯗꯤꯖꯤꯇꯦꯜ ꯄ꯭ꯔꯗꯛ ꯈꯛ ꯀ꯭रिꯌꯦꯠ ꯇꯧꯋꯦ ꯃꯥꯅ ꯀ꯭रिꯌꯦꯠ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨ ꯃꯥꯒꯤ ꯁꯥꯊꯤꯕ ꯃꯥꯒꯤ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟ ꯂꯩꯀꯣ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟ ꯂꯩꯔꯕꯅꯤꯅ ꯆꯥꯎꯋꯦ ꯀꯩꯅꯣꯅꯣ ꯑꯣꯂꯤꯁ ꯑꯣꯟꯂꯥꯏꯟ ꯍꯥꯏꯕ ꯑꯣꯂꯤꯌꯔ ꯑꯣꯟꯂꯥꯏꯟ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ ꯍꯣꯔꯦꯟ ꯌꯦꯡꯉꯣ ꯑꯣꯂꯤꯌꯔ ꯑꯣꯟꯂꯥꯏꯟ ꯍꯥꯏꯕ ꯀꯩꯅꯣꯝ ꯑꯣꯏꯕꯅꯦꯕꯀꯣ ꯃꯥꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯏ ꯁꯥꯊꯤꯕꯩ ꯆꯥꯡꯁꯦ ꯑꯥꯏꯐꯣꯟꯒꯤ ꯋꯥꯜꯄꯦꯄꯔ ꯑꯗꯒꯤꯗꯤ ꯂꯥꯏꯠꯔꯨꯝꯒꯤ ꯇꯦꯝꯄ꯭ꯂꯦꯠ ꯑꯗꯒꯤꯗꯤ ꯋꯥꯜꯄꯦꯄꯔ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯥ ꯂꯣꯏ ꯀ꯭रिꯌꯦꯠ ꯇꯧꯊꯔꯦꯅ ꯀ꯭रिꯌꯦꯠ ꯇꯧꯔ ꯁꯤ ꯄꯣꯠꯁꯦ ꯃꯥꯏ ꯋꯦꯕꯁꯥꯏꯠꯇ ꯌꯣꯟꯕꯅꯦꯕ ꯄꯩꯁꯥ ꯁꯨꯠꯇꯅꯦ ꯃꯥꯅ ꯇꯥꯜꯂꯤꯁꯤ ꯁꯤ ꯀꯩꯅꯣ ꯁꯤꯗꯤ ꯋꯥꯟ ꯇꯥꯏꯝ ꯀ꯭रिꯌꯦꯠ ꯇꯧꯈ꯭ꯔ ꯂꯣꯏ ꯋꯥꯟ ꯇꯥꯏꯝ ꯀ꯭रिꯌꯦꯠ ꯇꯧꯈ꯭ꯔ ꯌꯣꯟꯈ꯭ꯔ ꯂꯣꯏ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯥꯏꯗꯤꯌꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯩꯒꯩ ꯂꯩꯌꯦꯕ ꯑꯗꯨꯕꯨ ꯅꯣꯏꯗ ꯍꯧꯖꯤꯛ ꯗꯔꯀꯥꯔ ꯂꯩ ꯁꯤꯗꯩ ꯈ꯭ꯋꯥꯏ ꯗꯔꯀꯥꯔ ꯂꯩꯁꯦ ꯀꯩꯅꯣ ꯑꯦꯗꯤꯑꯦꯝ ꯅꯠꯇꯦ ꯑꯣꯗꯤꯌꯦꯟꯁ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯣꯗꯤꯌꯦꯟꯁꯇꯣ ꯄꯣꯔꯛꯄ ꯍꯩꯇꯥꯔꯗꯤ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡꯗꯣ ꯅꯪꯒꯤ ꯑꯣꯗꯤꯌꯦꯟꯁꯇꯣ ꯄꯣꯔꯛꯇꯣꯏꯗꯣ ꯁ꯭ꯀꯤꯜꯁꯅꯅꯦꯕ ꯁ꯭ꯀꯤꯜꯁꯇꯣ ꯄꯨꯔꯛ ꯑꯣꯗꯤꯌꯦꯟꯁꯇꯣ ꯄꯨꯁꯜꯂꯛꯀ ꯅꯪꯒꯤ ꯄ꯭ꯔꯗꯛꯇꯣ ꯁꯣꯏꯗꯅ ꯌꯣꯟꯈꯤꯅꯦꯕ ꯌꯥꯝ ꯂꯩꯕ ꯅꯣꯏ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟ ꯁꯦꯝꯈ꯭ꯔꯀꯥꯟꯗꯗꯤꯀꯣ ꯑꯩ ꯆꯥꯎꯊꯣꯛꯅ ꯑꯩ ꯅꯣꯏꯗ ꯂꯝꯕꯦꯜ ꯂꯣꯏ ꯇꯥꯛꯀꯦ ꯄꯔꯁꯣꯅꯦल ꯕ꯭ꯔꯦꯟ ꯂꯩꯈꯤ ꯇꯥꯔꯗꯤ ꯑꯩꯁꯨ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩ ꯀꯩꯅꯣ ꯊꯣꯛꯂꯛꯑꯅꯤꯕ ꯑꯩꯒꯤꯁꯨ ꯑꯗꯨꯒꯤ ꯃꯔꯁꯦꯟꯗꯥꯏꯁ ꯃꯌꯥꯝꯁꯤꯡꯗ ꯑꯩꯒꯤ ꯖꯔꯅꯦꯜ ꯕꯨꯛ ꯑꯗꯒꯤꯗꯤ ꯗꯥꯏꯔꯤ ꯑꯗꯒꯤꯗꯤ ꯇꯤ ꯁꯔꯠꯁ ꯕꯣꯇꯜ ꯑꯦꯚ꯭ꯔꯤꯊꯤꯡ ꯃꯌꯥꯝꯁꯤꯡ ꯂꯣꯏ ꯊꯣꯛꯂꯛꯀꯅꯤ ꯁꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯗꯤ ꯀꯩꯅꯣ ꯅꯪꯒꯤ ꯁꯤ ꯄꯣꯠꯁꯦ ꯍꯥꯞꯆꯤꯟ ꯌꯥꯏꯑꯕ ꯁꯤ ꯄꯣꯠꯁꯦ ꯅꯪ ꯄꯩꯁꯥ ꯄꯨꯊꯣꯛꯄꯩ ꯃꯊꯧ ꯁꯨꯡꯇꯥ ꯇꯥꯗꯦꯕ ꯄꯩꯁꯥ ꯄꯨꯊꯣꯛꯄꯩ ꯃꯊꯧ ꯁꯨꯡꯇꯥ ꯇꯥꯗꯦꯕ ꯑꯩꯅ ꯍꯥꯏꯈꯤꯁꯦ ꯌꯨ ꯗꯣꯟ ꯅꯤꯠ ꯑꯦꯅꯤ ꯃꯅꯤ ꯅꯪ ꯇꯧꯁꯦ ꯖꯁ ꯁꯦꯝꯃꯣ ꯑꯗꯨꯒ ꯑꯩ ꯇꯥꯛꯀꯦꯕ ꯀꯔꯝꯕ ꯁꯤꯖꯤꯟꯅꯩ ꯃꯦꯅꯨꯐꯦꯛꯆꯔ ꯀꯅꯦꯛ ꯇꯧꯈ꯭ꯔꯣ ꯌꯥꯔꯦ ꯇꯛ ꯁꯦꯝꯃꯣ ꯍꯥꯞꯀꯠꯂꯣ ꯃꯦꯅꯨꯐꯦꯛꯆꯔꯗ ꯂꯣꯏꯔꯦ ꯅꯣꯏꯅ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯋꯥꯈꯜꯁꯦ ꯈꯟꯕ ꯄꯩꯁꯥꯁꯦ ꯌꯥꯝ ꯆꯥꯎꯅ ꯊꯥꯗꯕꯒꯤ ꯋꯥꯈꯜ ꯈꯜꯂꯦꯕ ꯊꯥꯗꯒꯅꯣꯕ ꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯄꯤꯔꯤꯕ ꯀꯩꯅꯣꯗꯣ ꯄꯣꯁꯇꯔꯒꯤ ꯑꯥꯏꯗꯤꯌꯥꯗꯣ ꯀꯃꯥꯏꯅ ꯇꯧꯏ ꯌꯥꯏ ꯁꯥꯔ ꯇꯧꯕ ꯌꯥꯝ ꯊꯤ ꯌꯥꯏ ꯇꯧꯅꯤꯡꯉꯦ ꯇꯧꯕ ꯌꯥꯏ ꯑꯗꯨ ꯇꯧꯅꯤꯡꯉꯦ ꯁꯥꯔ ꯑꯥꯏꯗꯤꯌꯥꯁꯦ ꯃꯈꯜ ꯃꯈꯜ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯥꯏꯗꯤꯌꯥꯗꯅꯦ ꯄꯩꯁꯥ ꯇꯥꯟꯗꯣꯏꯁꯦ ꯑꯥꯏꯗꯤꯌꯥ ꯇꯥꯟꯗꯣꯏꯅꯦꯕ ꯑꯗꯨꯅ ꯅꯣꯏꯅ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡ ꯂꯣꯏꯁꯤꯜꯂꯛꯈꯤꯒꯦꯕ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡ ꯍꯥꯏꯁꯦ ꯀꯩꯅꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯈꯪꯉꯣ ꯑꯂꯤ ꯕꯕꯥꯗ ꯇꯧꯕꯗꯣ ꯑꯗꯨ ꯈꯛꯇꯅ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡ ꯀꯧꯕ ꯅꯠꯇꯦ ꯑꯂꯤ ꯕꯕꯥ ꯇꯧꯕꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯖꯦꯅꯦꯔꯦꯁꯟ ꯂꯣꯏꯈ꯭ꯔꯦ ꯑꯂꯤ ꯕꯕꯥꯁꯦ ꯃꯤ ꯂꯣꯏ ꯈꯪꯅꯔꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯗꯗꯤ ꯊꯤꯡꯉꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗꯗꯤ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯃꯤꯁꯣ ꯀꯥꯏꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯀꯩꯅꯣꯅꯦ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯇꯕ ꯄ꯭ꯔꯗꯛ ꯄꯤꯕ ꯀꯥꯡꯕꯨꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯅ ꯇꯧꯏ ꯊꯕꯛꯁꯦ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯗꯤꯅꯦꯁ ꯉꯥꯛꯇꯪꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯋꯥꯈꯜ ꯈꯟꯒꯅꯣ ꯕ꯭ꯔꯦꯟ ꯕꯤꯜ ꯇꯧꯕ ꯋꯥꯈꯜ ꯈꯟꯖꯦꯕ ꯑꯩꯈꯣꯏꯀꯣ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯁꯤꯗꯒꯤ ꯍꯌꯦꯡ ꯔꯤꯌꯦꯜ ꯕꯤꯖꯤꯅꯦꯁ ꯑꯃ ꯀꯃꯥꯏꯅ ꯑꯣꯟꯈꯤꯗꯒꯦ ꯍꯥꯏꯕꯁꯦ ꯋꯥꯈꯜ ꯈꯟꯖꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯇꯧꯗꯣꯏꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯎꯅꯔ ꯈꯪꯅꯔꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯃꯦꯅꯨꯐꯦꯛꯆꯔ ꯈꯪꯅꯔꯛ ꯍꯌꯦꯡ ꯅꯪꯅ ꯃꯌꯥꯝꯅ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯦ ꯐꯖꯅ ꯗꯤꯃꯥꯟ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯗꯤ ꯅꯪꯒꯤ ꯄ꯭ꯔꯗꯛꯇꯣ ꯅꯪꯅ ꯍꯌꯦꯡ ꯅꯪꯒꯤ ꯅꯁꯥꯒꯤ ꯑꯣꯏꯅ ꯅꯪꯒꯤ ꯃꯦꯅꯨꯐꯦꯛꯆꯔ ꯂꯩꯈ꯭ꯔꯒ ꯅꯪ ꯅꯁꯥꯅ ꯑꯣꯟꯒꯦ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡꯗ ꯔꯤꯌꯦꯜ ꯕꯤꯖꯤꯅꯦꯁ ꯑꯣꯟꯈꯤꯕꯗ ꯀꯩꯁꯨ ꯅꯠꯇꯦꯕ ꯃꯌꯥꯝ ꯂꯩ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡꯗ ꯔꯤꯌꯦꯜ ꯕꯤꯖꯤꯅꯦꯁ ꯑꯣꯟꯈꯤꯕ ꯃꯤ ꯊꯤ ꯂꯩꯌꯦꯕ ꯕꯠ ꯑꯒꯦꯟ ꯁꯤ ꯃꯇꯥꯡꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯑꯗꯨꯝ ꯇꯧꯕ ꯌꯥꯏꯑꯕꯀꯣ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡ ꯍꯥꯏꯁꯦ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯌꯦꯡꯉꯣ ꯑꯩꯅ ꯍꯥꯏ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯅ ꯇꯣꯏꯅ ꯀꯩꯅꯣꯒꯤ ꯐ꯭ꯔꯦꯒ꯭ꯔꯦꯟꯁꯀꯤ ꯑꯦꯛꯖꯥꯝꯄꯜꯁꯦ ꯌꯥꯝ ꯄꯤꯕ ꯀꯩꯅꯣ ꯃꯇꯝꯗ ꯑꯩꯁꯦ ꯐ꯭ꯔꯦꯒ꯭ꯔꯦꯟꯁ ꯌꯥꯝ ꯊꯤꯕ ꯅꯨꯄꯥꯅꯦꯕꯀꯣ ꯑꯩꯗꯤ ꯑꯦꯕ꯭ꯔꯤꯗꯦ ꯐ꯭ꯔꯦꯒ꯭ꯔꯦꯟꯁ ꯌꯦꯡꯉꯦꯕꯀꯣ ꯐ꯭ꯔꯦꯒ꯭ꯔꯦꯟꯁꯇ ꯑꯩ ꯈꯔ ꯇꯧꯋꯦ ꯐ꯭ꯔꯦꯒ꯭ꯔꯦꯟꯁꯇ ꯑꯗꯣ ꯑꯗꯨꯁꯨ ꯑꯩ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤ ꯐ꯭ꯔꯦꯒ꯭ꯔꯦꯟꯁꯇ ꯈꯔꯁꯥ ꯇꯧꯗꯅꯕ ꯏꯚꯟ ꯉꯔꯥꯡꯗꯁꯨ ꯑꯩ ꯐ꯭ꯔꯦꯒ꯭ꯔꯦꯟꯁ ꯑꯃ ꯂꯩꯔ ꯂꯥꯛꯑꯦꯀꯣ ꯗꯨꯀꯥꯟ ꯆꯪꯉꯨꯔꯒ ꯂꯩꯊꯣꯛꯑ ꯂꯥꯛꯑꯦ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯄꯥꯝꯕ ꯍꯦꯟꯃꯟꯗꯅ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯐ꯭ꯔꯦꯒ꯭ꯔꯦꯟꯁꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯑꯄꯥꯝꯕ ꯐ꯭ꯔꯦꯒ꯭ꯔꯦꯟꯁꯇꯣ ꯐꯪꯗꯦꯕ ꯑꯩ ꯉꯔꯥꯡ ꯆꯠꯂꯦ ꯑꯩ ꯆꯠꯄ ꯑꯩꯒꯤ ꯁꯣꯞꯁꯦ ꯆꯠꯀꯥꯟꯁꯤꯗ ꯑꯩꯅ ꯑꯄꯥꯝꯕ ꯐ꯭ꯔꯦꯒ꯭ꯔꯦꯟꯁꯁꯦ ꯊꯤ ꯀꯥꯟꯗ ꯂꯩꯇꯦꯕ ꯂꯩꯇꯕ ꯃꯇꯝꯗ ꯁꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯁꯤꯁꯨ ꯅꯪꯅ ꯀꯩꯗꯧꯒꯅꯤ ꯍꯥꯏ ꯃꯇꯝꯁꯤꯗ ꯁꯤꯁꯨ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡ ꯇꯧꯕ ꯌꯥꯏ ꯁꯤ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡ ꯇꯧꯕꯁꯦ ꯀꯩꯅꯣ ꯁꯤ ꯇꯧꯕꯇꯕꯨ ꯅꯪꯅ ꯁꯣꯔꯁꯁꯦ ꯈꯪꯅꯕ ꯗꯔꯀꯥꯔ ꯇꯥꯏ ꯁꯣꯔꯁꯁꯦ ꯅꯪꯅ ꯈꯪꯅꯕꯁꯦ ꯁꯣꯔꯁꯁꯦ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯁꯄꯣꯁ 7,000ꯒꯤ ꯐ꯭ꯔꯦꯒ꯭ꯔꯦꯟꯁ ꯑꯃ ꯂꯧꯔ ꯂꯥꯛꯑꯦꯕ
7,000ꯒꯤ ꯐ꯭ꯔꯦꯒ꯭ꯔꯦꯟꯁꯁꯦ ꯑꯩ ꯆꯥꯎꯊꯣꯛꯅ ꯍꯥꯏꯒꯦꯕ ꯃꯣꯏꯅ ꯐꯪꯉꯝꯗꯣꯏ ꯐ꯭ꯔꯦꯒ꯭ꯔꯦꯟꯁꯁꯦ ꯃꯤꯅꯤꯃꯝꯗ 5,000 7,000 ꯄꯤꯕ ꯐ꯭ꯔꯦꯒ꯭ꯔꯦꯟꯁꯁꯦ 4,800 5,200ꯗ ꯃꯣꯏꯗ ꯁꯣꯔꯁꯇ ꯂꯩꯔꯝꯒꯅꯤꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ 5,000 ꯄꯤꯕ ꯐ꯭ꯔꯦꯒ꯭ꯔꯦꯟꯁꯁꯦ ꯃꯣꯏꯅ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯁꯣꯔꯁꯇ ꯃꯣꯏ 3,400 ꯐꯥꯎꯗ ꯂꯧꯕ ꯌꯥꯏ ꯍꯥꯏꯕ ꯃꯤꯅꯤꯃꯝꯗ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯦꯡꯉꯣ ꯍꯥꯏ ꯄ꯭ꯔꯥꯏꯁꯇ ꯌꯣꯜꯂꯤꯅꯦꯕ ꯁꯣ ꯀꯝꯄꯤꯇꯤꯇꯔꯁꯤꯡꯒ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ ꯄꯣꯠꯁꯦ ꯌꯦꯡꯉꯣ ꯗꯤꯃꯥꯟ ꯂꯩꯕ ꯐꯪꯗ꯭ꯔꯤ ꯃꯌꯥꯝ ꯅꯤꯁ ꯄꯔꯐ꯭ꯌꯨꯝ ꯃꯌꯥꯝ ꯗꯤꯖꯥꯏꯟ ꯑꯦꯛꯖꯥꯝꯄꯜ ꯅꯦ ꯄꯤ ꯁꯤ ꯇꯧꯕ ꯍꯥꯏꯕꯗꯤ ꯗꯤꯖꯥꯏꯅꯔ ꯄꯔꯐ꯭ꯌꯨꯝ ꯅꯤꯁ ꯄꯔꯐ꯭ꯌꯨꯝ ꯃꯌꯥꯝꯁꯦ ꯅꯪꯅ ꯁꯣꯔꯁꯁꯦ ꯈꯪꯅ ꯇꯥꯔꯗꯤ ꯅꯪꯅ ꯃꯥꯔꯀꯦꯇꯤꯡ ꯍꯩ ꯇꯥꯔꯗꯤ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯄꯣꯔꯛꯄ ꯃꯇꯝꯗ ꯅꯪ ꯄꯩꯁꯥ ꯄꯨꯊꯣꯛꯄꯩ ꯗꯔꯀꯥꯔ ꯇꯥꯗꯦ once they pay you ꯑꯗꯨꯝꯅ ꯅꯪꯅ ꯗꯥꯏꯔꯦꯛ ꯐꯣꯟ ꯇꯧꯔ ꯃꯇꯨꯡꯗ ꯃꯣꯏꯗ ꯁꯣꯔꯁꯇꯒꯤ ꯅꯪꯅ ꯗꯥꯏꯔꯦꯛ ꯀꯧꯈꯠꯈ꯭ꯔꯁꯨ ꯂꯣꯏ ꯌꯥꯕ ꯇ꯭ꯔꯁꯇꯨ ꯂꯣꯏ ꯊꯝꯅꯕ ꯌꯥꯕ ꯉꯥꯛꯇꯅꯦꯕꯀꯣ ꯁꯤꯗꯤ ꯕꯤꯖꯤꯅꯦꯁ ꯍꯩꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯄꯩꯁꯥ ꯄꯥꯏꯒꯦ ꯍꯥꯏꯇꯥꯔꯗꯤ ꯕꯤꯖꯤꯅꯦꯁ ꯍꯩꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯣꯟꯂꯤ ꯑꯩꯈꯣꯏꯒꯤ ꯗꯤꯄꯦꯟ ꯇꯧꯕ ꯃꯇꯝꯗ ꯀꯥꯏ ꯀꯥꯏꯗ ꯋꯔꯛ ꯇꯧꯒꯦ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯅꯪ ꯌꯦꯡꯉꯣ ꯌꯨ ꯑꯦꯁꯀꯤ ꯌꯥꯝ ꯈꯜꯂꯨꯒꯤꯅꯣ ꯍꯧꯖꯤꯛ ꯈꯜꯂꯨꯒꯤꯅꯣ ꯍꯥꯏꯕꯗꯤ ꯄꯨꯝꯅꯃꯛꯁꯦ ꯌꯨ ꯑꯦꯁꯇ ꯋꯔꯛ ꯇꯧꯕꯗ ꯑꯩꯈꯣꯏꯗ ꯂꯣꯏ ꯋꯔꯛ ꯇꯧꯅꯤ ꯍꯥꯏꯕ ꯂꯩꯇꯦꯕ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃ ꯂꯩꯌꯦ ꯃꯃꯤꯡ ꯀꯥꯎꯔꯦ ꯃꯥ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡ ꯇꯧꯕꯅꯦ ꯍꯧꯖꯤꯛꯀꯤ ꯇꯧꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯁꯥꯏ ꯔꯤꯌꯦꯜ ꯕꯤꯖꯤꯅꯦꯁ ꯇꯧꯈ꯭ꯔꯕꯅꯦꯕ ꯃꯥꯅ ꯘꯔꯤ ꯑꯃ ꯃꯥꯅ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡ ꯇꯧꯕ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯂꯩꯕ ꯘꯔꯤꯁꯦ ꯘꯔꯤꯁꯦ ꯇꯧꯕꯗ ꯃꯥꯒꯤ ꯀꯩꯅꯣ ꯀꯔꯣꯔ ꯀꯌꯥꯅꯣ ꯃꯥ ꯖꯦꯅꯦꯔꯦꯠ ꯇꯧꯕꯅꯦ ꯘꯔꯤꯁꯤꯡꯈꯛ ꯃꯥꯅ ꯄꯨꯊꯣꯛꯄꯗꯣ ꯃꯥꯏ ꯄ꯭ꯔꯗꯛꯁꯨ ꯅꯠꯇꯦ ꯃꯥꯅ ꯌꯣꯟꯕꯗ ꯀꯔꯣꯔ ꯀꯌꯥꯅꯣꯝ ꯖꯦꯅꯦꯔꯦꯠ ꯇꯧꯋꯤ ꯃꯥꯒꯤ ꯁꯣꯄꯤꯐꯥꯏꯗꯀꯣ ꯁꯤ ꯇꯧꯔꯤꯅꯦꯕ ꯁꯤ ꯖꯦꯅꯦꯔꯦꯠ ꯇꯧꯔꯤꯁꯦ ꯑꯁꯦꯡꯕꯅꯦꯕ ꯁꯤ ꯖꯦꯅꯦꯔꯦꯠ ꯇꯧꯔꯤꯁꯦꯀꯣ ꯑꯗꯨꯅ ꯄ꯭ꯔꯗꯛꯇꯨ ꯅꯪꯅ ꯍꯩꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕꯀꯣ ꯍꯌꯦꯡ ꯑꯂꯤꯕꯥꯕꯥ ꯍꯥꯏꯁꯦ ꯇꯝ ꯉꯝꯄꯣꯠꯇꯦ ꯄ꯭ꯔꯗꯛꯇꯣ ꯂꯧꯔꯨꯔꯒ ꯍꯌꯦꯡ ꯀꯝꯄ꯭ꯂꯦꯟ ꯃꯌꯥꯝ ꯂꯥꯛꯁꯜꯂꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄ꯭ꯔꯗꯛ ꯄꯤꯁꯜꯂꯣ ꯑꯗꯩ ꯍꯜꯂꯛꯇ꯭ꯔꯣ ꯅꯪ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡꯒꯤ ꯁꯤꯝꯄꯜ ꯁꯣꯂꯨꯁꯟꯁꯦ ꯆꯠꯂꯣ ꯃꯦꯅꯨꯐꯦꯛꯆꯔ ꯑꯃ ꯐꯖꯅ ꯈꯪꯅꯔꯣ ꯅꯪ ꯑꯄꯥꯝꯕ ꯄ꯭ꯔꯗꯛ ꯑꯃ ꯈꯪꯉꯣ ꯗꯤꯃꯥꯟ ꯂꯩꯕ ꯄ꯭ꯔꯗꯛ ꯑꯃ ꯈꯟꯗꯣ ꯍꯣꯝ ꯗꯦꯀꯔ ꯄ꯭ꯔꯗꯛ ꯑꯣꯏꯒꯦꯔꯥ ꯐꯦꯁꯟ ꯄ꯭ꯔꯗꯛ ꯑꯣꯏꯒꯦꯔꯥ ꯑꯗꯩ ꯑꯦꯅꯤꯊꯤꯡ ꯋꯥꯠꯁ ꯑꯣꯏꯒꯦꯔꯥ ꯈꯟꯗꯣꯛꯑꯀꯥꯟꯗ ꯃꯣꯏꯒ ꯀꯟꯇꯦꯛ ꯇꯧꯔꯣ ꯀꯅꯦꯛ ꯇꯧꯔꯣ ꯀꯁꯇꯃꯔ ꯄꯨꯔꯛꯀꯦ ꯅꯪꯅ ꯋꯦꯕꯁꯥꯏꯠ ꯁꯥꯒꯠꯂꯣ ꯋꯦꯕꯁꯥꯏꯠ ꯁꯥꯒꯠꯂ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯕ꯭ꯔꯦꯟꯗꯣ ꯐꯖꯅ ꯕꯤꯜ ꯇꯧꯔꯣ ꯑꯣꯔꯗꯔ ꯐꯖꯅ ꯄꯨꯁꯜꯂꯛꯑꯣ ꯌꯥꯔꯦ ꯑꯗꯨꯝ ꯅꯪ ꯄꯩꯁꯥ ꯍꯧꯔꯅꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯆꯂꯥꯏꯒꯦꯔꯥ ꯇꯧꯔꯣ ꯌꯥꯔꯦ ꯄꯦꯗ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯆꯂꯥꯏꯔꯁꯨ ꯆꯂꯥꯏꯔꯣ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯗꯨ ꯔꯤꯌꯦꯜ ꯕꯤꯖꯤꯅꯦꯁ ꯍꯥꯏꯕꯁꯦ ꯇꯥꯛꯑꯣ ꯅꯪꯒꯤ ꯋꯦꯕꯁꯥꯏꯠꯇ ꯚꯤꯖꯤꯠ ꯇꯧꯕ ꯃꯌꯥꯝꯁꯤꯡꯗꯣ ꯎꯁ ꯌꯨ ꯀꯦꯟ ꯃꯦꯛ ꯑ ꯂꯣꯠ ꯑꯣꯐ ꯃꯅꯤ ꯇꯧꯕꯇꯕꯨ ꯑꯩꯅ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡ ꯄꯥꯝꯗꯕ ꯑꯃ ꯂꯩꯌꯦꯕ ꯑꯩꯅ ꯇꯧꯀꯣ ꯇꯧꯒꯅꯨ ꯍꯥꯏꯕꯗꯤ ꯇꯧ ꯑꯩꯒꯤꯗꯤ ꯒ꯭ꯔꯣꯁ ꯄ꯭ꯔꯣꯐꯤꯠ ꯌꯥꯝ ꯆꯥꯎꯋꯦꯕ ꯒ꯭ꯔꯣꯁ ꯌꯥꯝ ꯆꯥꯎꯋꯦ ꯅꯦꯠ ꯄ꯭ꯔꯣꯐꯤꯠ ꯌꯥꯝ ꯌꯥꯎꯗꯦꯕ ꯅꯦꯠꯅꯦꯕ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯅꯦꯠ ꯒ꯭ꯔꯣꯁ ꯄꯥꯝꯗꯦꯕ ꯑꯩ ꯒ꯭ꯔꯣꯁꯇꯤ ꯀꯩꯅꯣ ꯄ꯭ꯔꯗꯛꯀꯤ ꯆꯥꯔꯖ ꯑꯦꯚ꯭ꯔꯤꯊꯤꯡ ꯂꯣꯏ ꯌꯥꯎꯔꯛꯀꯦ ꯅꯦꯠꯇ ꯂꯨꯄꯥ ꯀꯌꯥ ꯆꯣꯡꯊꯣꯛꯀꯦ ꯍꯥꯏꯗꯤ ꯑꯦꯗꯤ ꯅꯪ ꯅꯦꯠꯁꯤꯅꯦ ꯃꯦꯟꯗꯦ ꯕꯣꯔꯤ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯗꯤ ꯅꯦꯠꯇ ꯀꯌꯥ ꯆꯣꯡꯊꯣꯛꯀꯦ ꯍꯥꯏꯕꯗꯨꯅꯦ ꯃꯦꯟꯗꯦ ꯃꯥꯅꯦ ꯁꯥꯔ ꯅꯦꯠꯁꯦ ꯅꯦꯠꯅꯦꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯅꯦꯠꯅꯦ ꯒ꯭ꯔꯣꯁꯇꯤ ꯒ꯭ꯔꯣꯁ ꯄꯥꯝꯗꯦꯕ ꯀꯅꯥ ꯀꯅꯥ ꯒ꯭ꯔꯣꯁꯀ ꯅꯦꯠꯀ ꯈꯪꯗꯕ ꯌꯥꯎꯏ ꯔꯤꯁꯤꯌꯁ ꯈꯪꯕ꯭ꯔꯥ ꯍꯥꯏꯒꯦ ꯒ꯭ꯔꯣꯁ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯚꯔꯑꯣꯜ ꯁꯥꯔ ꯑꯩ ꯑꯩꯈꯣꯏꯒꯤ ꯈꯪꯗꯦ ꯑꯩ ꯍꯥꯏꯒꯦ ꯒ꯭ꯔꯣꯁ ꯍꯥꯏꯇꯥꯔꯗꯤ ꯑꯣꯚꯔꯑꯣꯜ ꯑꯩꯈꯣꯏꯒꯤ ꯔꯦꯚꯦꯅ꯭ꯌꯨ ꯑꯃ ꯖꯦꯅꯦꯔꯦꯠ ꯇꯧꯕꯗꯣ ꯊꯥ ꯑꯝꯗ ꯑꯩꯈꯣꯏ ꯊꯥ ꯑꯝꯗ ꯑꯩꯈꯣꯏ ꯊꯥ ꯑꯝꯗ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯖꯦꯅꯦꯔꯦꯠ ꯇꯧꯔꯦ ꯑꯩꯈꯣꯏ ꯀꯝꯄꯅꯤꯅ ꯂꯥꯛ 50 ꯖꯦꯅꯦꯔꯦꯠ ꯇꯧꯔꯦ ꯍꯥꯏꯗ꯭ꯔꯣ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯤꯅ ꯅꯪꯒꯤ ꯄꯣꯀꯦꯠꯇ ꯀꯌꯥ ꯆꯪꯒꯦ ꯍꯥꯏꯕꯗꯨꯅꯦꯕ ꯅꯦꯠꯇ ꯅꯪꯒꯤ ꯄꯣꯀꯦꯠꯇ ꯀꯌꯥ ꯆꯪꯒꯦ ꯑꯗꯨꯗꯒꯤ ꯂꯥꯛ 50ꯗꯨꯗꯤ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯂꯥꯛꯄ ꯄꯣꯠꯅꯤ ꯄꯩꯁꯥꯅꯦ ꯑꯗꯨꯅꯦ ꯍꯥꯏꯌꯦꯕ ꯅꯦꯠꯇ ꯅꯪꯒꯤ ꯄꯣꯀꯦꯠꯇ ꯂꯨꯄꯥ ꯀꯌꯥ ꯆꯪꯒꯦ ꯍꯥꯏꯕꯗꯨꯅꯦꯕ ꯁꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪ ꯁꯦꯂꯔꯤ ꯊꯕꯛ ꯇꯧꯔꯦ ꯁꯦꯂꯔꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯏ ꯄꯤ ꯑꯦꯐ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯅꯪꯒꯤ ꯃꯦꯗꯤꯀꯦꯜꯒꯤ ꯐꯟ ꯀꯛꯈꯤꯗ꯭ꯔꯣ ꯀꯛꯈꯤꯕ ꯃꯇꯝꯗ ꯏ ꯑꯦꯁ ꯑꯥꯏ ꯀꯛꯈ꯭ꯔ ꯃꯇꯨꯡꯗ ꯁꯄꯣꯁ ꯅꯪꯒꯤ 20,000 ꯆꯪꯉꯦ ꯍꯥꯏꯔꯁꯦꯕ 20,000ꯁꯦ ꯒ꯭ꯔꯣꯁꯅꯦꯕ ꯒ꯭ꯔꯣꯁꯇ ꯅꯪꯒꯤ ꯀꯛꯈ꯭ꯔ ꯃꯇꯨꯡ ꯅꯪꯒꯤ ꯅꯦꯠꯇ ꯀꯌꯥ ꯂꯥꯛꯑꯦ ꯅꯦꯠꯇ ꯂꯨꯄꯥ 13,000 ꯂꯥꯛꯑꯦ ꯍꯥꯏꯌꯦꯕ ꯅꯈꯨꯠꯇ ꯏꯟ ꯍꯦꯟꯗ ꯀꯌꯥ ꯐꯪꯒꯦ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯅꯦꯠꯅꯦꯕ ꯁꯣ ꯕꯤꯖꯤꯅꯦꯁꯇ ꯅꯪꯒꯤ ꯄ꯭ꯔꯣꯐꯤꯠꯇ ꯀꯌꯥ ꯖꯦꯅꯦꯔꯦꯠ ꯇꯧꯏ ꯅꯦꯠꯀꯤ ꯄ꯭ꯔꯣꯐꯤꯠꯇꯨꯅ 1 ꯂꯥꯛ ꯌꯧ ꯇꯥꯔꯗꯤ 2 ꯂꯥꯛ ꯌꯧ ꯇꯥꯔꯗꯤ ꯅꯪꯒꯤ ꯒ꯭ꯔꯣꯁꯇꯣ ꯀꯝꯄꯜꯁꯔꯤ ꯑꯗꯨꯝ 10 ꯂꯥꯛ 15 ꯂꯥꯛ ꯑꯗꯨꯝ ꯂꯩꯔꯝꯃꯅꯤ ꯑꯗꯨꯝ ꯍꯧꯖꯤꯛ ꯒ꯭ꯔꯣꯁꯀ ꯅꯦꯠꯀ ꯈꯪꯉꯕꯣ ꯕꯤꯁꯣꯖꯤꯠ ꯈꯪꯉꯕꯣ ꯕꯤꯁꯣꯖꯤꯠ ꯀꯩꯀꯩ ꯒ꯭ꯌꯥꯟ ꯇꯥꯍꯧꯔꯒꯦ ꯉꯁꯤꯁꯤꯕꯣ ꯈꯔ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯏꯌꯦ ꯁꯥꯔ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯀꯥꯟꯅꯗꯧꯗꯣ ꯑꯗꯨꯝ ꯍꯦꯟꯅ ꯂꯧꯁꯜꯂꯦ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯗꯨꯅ ꯍꯦꯟꯅ ꯀꯥꯟꯅꯕꯁꯦ ꯌꯥꯝ ꯂꯩꯀꯣ ꯑꯆꯥ ꯑꯩ ꯀꯣꯏꯁꯟ ꯑꯝꯇ ꯍꯪꯍꯧꯒꯦ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯌꯥꯏꯌꯦ ꯍꯪꯗꯦ ꯍꯥꯏꯅꯤ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯄꯥꯝꯃꯦ ꯁꯥꯔ ꯑꯩꯅ ꯃꯃꯥꯡꯁꯨ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯩꯗꯤ ꯀꯝꯄꯅꯤ ꯑꯃꯒꯤ ꯇ꯭ꯔꯥꯐꯤꯛ ꯄꯣꯔꯛꯄ ꯑꯗꯨꯒ ꯑꯃꯨꯛ ꯁꯦꯜ ꯑꯣꯟꯊꯣꯛꯄꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯁꯥꯔ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦꯅꯀꯣ ꯁꯣ ꯑꯩꯅ ꯑꯗꯨꯒꯤ ꯁꯨꯝ ꯊꯤꯕ ꯃꯇꯝꯗ ꯁꯥꯔ ꯀꯣ SEOꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯌꯦꯅ ꯃꯣꯏ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇ ꯊꯤꯌꯦꯕꯀꯣ ꯁꯥꯔ ꯑꯗꯨꯒꯤ ꯃꯇꯦꯛ ꯃꯇꯦꯛ ꯑꯗꯨꯝ ꯇꯥꯏꯌꯦꯕꯀꯣ ꯁꯤꯅ ꯀꯩ ꯀꯥꯟꯅꯕꯅ ꯑꯗꯨꯗ ꯁꯨꯝ ꯑꯩꯅ ꯈꯪꯅꯤꯡꯉꯤꯁꯦ ꯁꯥꯔ ꯀꯝꯄꯅꯤ ꯑꯃꯗꯀꯣ ꯑꯩꯁꯦ ꯑꯄ꯭ꯂꯥꯏ ꯇꯧꯔꯦ ꯈꯜꯂꯁꯦꯕꯀꯣ ꯁꯥꯔ ꯀꯣ ꯁꯣ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯀꯝꯄꯅꯤꯗ ꯑꯩꯅ ꯁꯨꯝ ꯊꯤꯕ ꯃꯇꯝꯗ ꯀꯝꯄꯅꯤꯗꯨꯒꯤ ꯋꯦꯕꯁꯥꯏꯠꯇꯣ ꯑꯩꯅ ꯂꯧꯔꯀꯥꯟꯗ ꯃꯣꯏꯒꯤ ꯋꯦꯕꯁꯥꯏꯠꯇꯣ ꯂꯧꯔꯀꯥꯟꯗ ꯑꯩꯅ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯎꯕꯔ ꯁꯔꯚꯤꯁ ꯀꯥꯏ ꯂꯩ ꯁꯥꯔ ꯀꯣ ꯅꯤꯜ ꯄꯇꯦꯜꯒꯤ ꯍꯥꯏꯐꯦꯠ ꯌꯦꯡꯉꯦ ꯃꯥꯅ ꯇꯥꯛꯄꯗ SEOꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯥꯔ ꯀꯣ ꯑꯗꯨꯗ ꯃꯥꯒꯤ URL ꯁꯕꯃꯤꯠ ꯇꯧꯐꯝ ꯂꯩꯗꯅ ꯁꯥꯔ ꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯝꯄꯅꯤꯗꯨꯒꯤ ꯋꯦꯕꯁꯥꯏꯠꯇꯣ ꯅꯝꯃꯀꯥꯟꯗ ꯑꯗꯨꯗ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯀꯔꯝꯕꯗꯅ ꯀꯔꯤ ꯆꯠꯂꯤ ꯈꯣꯠꯂꯤꯅ ꯌꯦꯡꯗꯣꯏꯔ ꯁꯤꯅꯤ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦ ꯀꯣꯏꯁꯟꯁꯦ ꯅꯪ ꯍꯥꯏꯁꯦ
ꯅꯪ ꯍꯥꯏ ꯀꯣꯏꯁꯟꯁꯦ ꯅꯪꯅ ꯍꯪꯅꯤꯡꯉꯤ ꯀꯣꯏꯁꯟꯁꯦ ꯅꯪꯅ ꯂꯤꯗ ꯖꯦꯅꯦꯔꯦꯁꯟ ꯂꯣꯝꯗ ꯆꯪꯅꯤꯡꯉꯤ ꯍꯥꯏꯔ ꯅꯪ ꯍꯥꯏꯁꯦ ꯁꯥꯔ ꯑꯗꯨꯒ ꯑꯃꯨꯛ ꯃꯣꯏ ꯑꯃꯨꯛ ꯀꯟꯚꯔꯠ ꯇꯧꯕꯗꯣ ꯁꯦꯜ ꯑꯣꯏꯅ ꯑꯃꯨꯛ ꯍꯥꯏꯕꯗꯤ ꯀꯁꯇꯃꯔ ꯅꯠꯇꯕꯗꯣ ꯀꯁꯇꯃꯔ ꯑꯣꯏꯅ ꯀꯟꯚꯔꯠ ꯇꯧꯕꯗꯣ ꯆꯪꯍꯜꯂꯛꯑꯒ ꯅꯪꯅ ꯍꯪꯉꯤ ꯀꯣꯏꯁꯟꯁꯦ ꯌꯥꯝ ꯀꯝꯄ꯭ꯂꯤꯀꯦꯇꯦड ꯑꯣꯏꯔꯦ ꯑꯩ ꯍꯥꯏꯔꯛꯀꯦ ꯅꯪꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯃ ꯂꯩꯔꯦ ꯅꯪꯅ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯃꯣꯏꯒꯤ ꯖꯦꯅꯦꯔꯦꯠ ꯇꯧꯔꯤꯕ ꯂꯤꯗꯇꯣ ꯑꯩꯅ ꯀꯁꯇꯃꯔꯗꯣ ꯀꯃꯥꯏꯅ ꯀꯁꯇꯃꯔꯗꯣ ꯑꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯅ ꯅꯪ ꯍꯥꯏꯁꯦ ꯁꯥꯔ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯑꯗꯨꯕꯨ ꯑꯗꯨꯗ ꯅꯤꯜ ꯄꯇꯦꯜꯒꯤ ꯋꯦꯕꯁꯥꯏꯠ ꯗꯔꯀꯥꯔ ꯇꯥꯗꯦ ꯅꯤꯜ ꯄꯇꯦꯜ ꯃꯐꯝ ꯊꯝꯃꯣ ꯑꯗꯨ ꯃꯇꯝꯗ ꯃꯣꯏ ꯋꯦꯕꯁꯥꯏꯠ ꯂꯤꯡ ꯄꯦꯁ ꯇꯧꯕ ꯀꯩꯝ ꯗꯔꯀꯥꯔ ꯇꯥꯗꯦ ꯁꯤꯗꯤ ꯔꯤꯌꯦꯜ ꯑꯣꯏꯕ ꯐꯦꯛꯇ ꯂꯥꯛꯑꯣ ꯐꯦꯛꯇ ꯑꯩ ꯍꯥꯏꯔꯛꯀꯦ ꯇꯨꯔꯖꯤꯠ ꯃꯨꯟ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯇꯨꯝꯅꯤꯡꯉꯕ ꯁꯥꯔ ꯇꯨꯝꯅꯤꯡꯗ꯭ꯔꯤ ꯁꯤꯒꯤ ꯁ꯭ꯀꯤꯜꯁꯦ ꯅꯪ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯐꯪꯉꯔꯣꯏ ꯃꯨꯟ ꯇꯥꯎ ꯑꯗꯨꯗ ꯀꯩꯝ ꯗꯔꯀꯥꯔ ꯇꯥꯗꯦ ꯅꯪꯒꯤ ꯅꯤꯜ ꯄꯇꯦꯜ ꯑꯗꯒꯤꯗꯤ ꯒꯦꯔꯤ ꯕꯤ ꯑꯗꯨꯗ ꯀꯩꯝ ꯂꯣꯏ ꯇꯣꯛꯈ꯭ꯔꯣ ꯁꯤꯝꯄꯜ ꯑꯣꯏꯕ ꯄꯣꯠꯅꯦ ꯑꯩ ꯉꯁꯥꯏꯁꯨ ꯍꯥꯏꯈ꯭ꯔꯦ ꯀꯩꯅꯣꯒꯤ ꯃꯇꯥꯡꯗ ꯅꯤꯜꯀꯥꯟꯇꯒꯤ ꯃꯇꯥꯡꯗ ꯑꯩ ꯍꯥꯏꯈ꯭ꯔꯦ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯃꯨꯛꯇꯪ ꯑꯩ ꯀ꯭ꯂꯤꯌꯔ ꯑꯣꯏꯅ ꯋꯥꯟ ꯃꯣꯔ ꯇꯥꯏꯝ ꯀ꯭ꯂꯤꯌꯔ ꯑꯣꯏꯅꯕ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯂꯤꯗꯁꯦ ꯃꯤꯒꯤ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯄꯣꯠꯁꯦ ꯑꯩꯅ ꯀꯁꯇꯃꯔꯗ ꯑꯣꯟꯊꯣꯛꯄꯤꯕ ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯗꯒꯤ ꯆꯥꯔꯖ ꯇꯧꯕ ꯄꯣꯠꯅꯦ ꯅꯪꯅ ꯍꯥꯏꯖꯦ ꯅꯠꯇ꯭ꯔꯥ ꯆꯨꯝꯃꯦꯀꯣ ꯁꯤ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯦꯀꯣ ꯌꯥꯝ ꯂꯥꯏꯌꯦꯕ ꯑꯩꯒ ꯅꯪꯒ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝꯄꯜ ꯇꯧꯔꯁꯦ ꯑꯩꯒ ꯅꯪꯒ ꯗꯤꯜ ꯇꯧꯔꯁꯦ ꯍꯧꯖꯤꯛ ꯑꯩꯒ ꯅꯪꯒ ꯗꯤꯜ ꯇꯧꯕ ꯄꯣꯠꯁꯤꯗ ꯑꯩꯅ ꯍꯥꯏꯔꯦꯕ ꯕꯤꯁ꯭ꯋꯖꯤꯠ ꯑꯩꯒꯤ ꯂꯥꯛꯏꯕ ꯂꯤꯗꯁꯦ ꯁꯄꯣꯁ ꯑꯦꯕ꯭ꯔꯤꯗꯦ ꯑꯩꯅ ꯂꯤꯗ ꯖꯦꯅꯦꯔꯦꯠ ꯇꯧꯔꯛꯏ ꯄꯣꯠꯁꯤꯗ ꯅꯪꯅ ꯀꯩꯅꯣ ꯇꯧꯔꯣ ꯅꯪꯅ ꯍꯦꯟꯗꯜ ꯇꯧꯔꯣ ꯁꯤ ꯄꯥꯔꯠꯁꯦ ꯑꯦꯛꯖꯥꯝꯄꯜ ꯑꯩꯅ ꯄꯤꯁꯦꯀꯣ ꯁꯄꯣꯁ ꯃꯦꯘꯥꯂꯌꯥ ꯄꯥꯔꯠ ꯑꯔꯨꯅꯥꯆꯜ ꯄꯥꯔꯠꯁꯦ ꯅꯪꯅ ꯍꯦꯟꯗꯜ ꯇꯧꯔꯣ ꯍꯥꯏ ꯑꯦꯛꯖꯥꯝꯄꯜꯅꯦ ꯅꯪꯅ ꯇꯧꯔꯦ ꯑꯦꯕ꯭ꯔꯤꯗꯦ ꯁꯤ ꯖꯦꯅꯦꯔꯦꯠ ꯇꯧꯔꯛꯏ ꯀꯥꯡꯕꯨꯁꯦ ꯅꯪꯅ ꯀ꯭ꯂꯣꯖ ꯇꯧꯗꯣꯏꯅꯦꯕ ꯁꯤ ꯄꯣꯠꯁꯦ ꯀ꯭ꯂꯣꯖ ꯇꯧꯕꯩꯗꯃꯛꯇ ꯅꯪꯉꯣꯟꯗ ꯅꯤꯜ ꯄꯇꯦꯜꯒꯤ ꯋꯦꯕꯁꯥꯏꯠ ꯆꯪꯕꯩ ꯃꯊꯧ ꯁꯨꯡꯇꯥ ꯇꯥꯗꯦ ꯅꯪꯒꯤ ꯊꯕꯛꯁꯦ ꯀꯩꯅꯣ ꯅꯪꯅ ꯀ꯭ꯂꯣꯖ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯁꯤ ꯌꯥꯝ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ ꯌꯥꯝ ꯊꯤꯅ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ ꯃꯇꯥꯡ ꯑꯣꯏꯗꯕ ꯌꯥꯗꯦꯕ ꯁꯤꯅꯦꯕ ꯑꯩꯅ ꯅꯤꯜꯂꯀꯥꯟꯇꯗ ꯇꯣꯏꯅ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯊꯕꯛꯁꯦ ꯑꯔꯨꯕ ꯊꯕꯛ ꯇꯧꯒꯗꯕꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯔꯥꯏꯕ ꯊꯤꯅ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯖꯕ ꯌꯥꯏ ꯑꯔꯥꯏꯕꯁꯨ ꯊꯤꯒꯗꯕꯅꯦꯕ ꯁꯣ ꯑꯔꯥꯏꯕꯁꯦ ꯀꯃꯥꯏꯅ ꯊꯤꯗꯣꯏꯅꯣ ꯑꯩ ꯍꯥꯏꯒꯦꯕ ꯅꯪꯅ ꯍꯧꯖꯤꯛ ꯔꯤꯁꯤꯔꯥꯖꯇ ꯍꯥꯏꯌꯦꯕ ꯔꯤꯁꯤꯔꯥꯖ ꯕ꯭ꯔꯣ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯂꯤꯗ ꯃꯌꯥꯝ ꯑꯩ ꯀ꯭ꯂꯣꯖ ꯇꯧꯒꯦ ꯍꯥꯏ ꯕꯠ ꯔꯤꯁꯤꯔꯥꯖꯇ ꯑꯩꯅ ꯍꯪꯉꯦ ꯔꯤꯁꯤꯔꯥꯖꯇ ꯅꯪ ꯍꯪꯉꯦ ꯔꯤꯁꯤꯔꯥꯖ ꯅꯪꯒꯤ ꯂꯤꯗ ꯀꯌꯥ ꯖꯦꯅꯦꯔꯦꯠ ꯇꯧꯔꯛꯀꯦ ꯑꯩ ꯑꯝꯇ ꯂꯥꯛꯇꯦ ꯂꯤꯗ ꯍꯥꯏꯌꯦꯕ ꯃꯥꯏ ꯂꯤꯗꯁꯨ ꯑꯝꯇ ꯂꯩꯇꯦ ꯀꯩꯝ ꯂꯩꯇꯦꯕ ꯁꯤꯗ ꯑꯋꯥꯕ ꯇꯥꯗꯣꯏꯁꯦ ꯀꯅꯥ ꯅꯪꯅꯦꯕ ꯑꯋꯥꯕ ꯇꯥꯗꯣꯏꯁꯦ ꯁꯄꯣꯁ ꯗꯤꯅꯦꯁꯀꯤ ꯑꯗꯒꯤꯗꯤ ꯂꯟꯆꯦꯟꯕꯒꯤ ꯑꯣꯜꯔꯦꯗꯤ ꯃꯣꯏꯕꯥꯅꯤꯒꯤ ꯑꯦꯛꯖꯤꯁꯇꯤꯡ ꯂꯤꯗꯁ ꯃꯌꯥꯝ ꯂꯩ ꯃꯣꯏꯕꯥꯅꯤꯁꯦ ꯑꯦꯛꯖꯤꯁꯇꯤꯡ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟꯅꯦ ꯍꯥꯏꯔꯁꯦ ꯃꯣꯏꯕꯥꯅꯤꯒꯤ ꯂꯤꯗꯁꯦ ꯑꯗꯨꯝ ꯖꯦꯅꯦꯔꯦꯠ ꯇꯧꯔꯛꯑꯦ ꯌꯥꯝ ꯂꯥꯏꯔꯦꯕ ꯅꯪꯅ ꯍꯥꯏꯔꯦ ꯂꯟꯆꯦꯟꯕꯗ ꯂꯟꯆꯦꯟꯕ ꯗꯤꯅꯦꯁ ꯅꯣꯏꯕꯥꯅꯤꯒꯤ ꯂꯥꯛꯏꯕ ꯂꯤꯗꯁꯦ ꯑꯩ ꯍꯦꯟꯗꯜ ꯇꯧꯔꯒꯦ ꯑꯩ ꯀ꯭ꯂꯣꯖ ꯇꯧꯔꯒꯦ ꯑꯩꯉꯣꯟꯗ ꯀꯃꯤꯁꯟ ꯀꯌꯥ ꯄꯤꯅꯤ ꯑꯩꯉꯣꯟꯗ ꯁꯤ 5 to 10% 15% 20% ꯀꯌꯥ ꯄꯤꯅꯤ ꯍꯥꯏ ꯁꯤꯝꯄꯜꯅꯦꯕ ꯁꯤꯗ ꯁ꯭ꯃꯥꯔꯠ ꯒꯦꯝ ꯁꯥꯟꯅꯧꯕ ꯀꯅꯥꯝꯇ ꯀꯩꯝ ꯂꯩꯇ꯭ꯔꯤꯕ ꯃꯤ ꯑꯃꯒꯤ ꯂꯤꯗ ꯁꯨꯡ ꯂꯩꯇꯕ ꯃꯤꯗꯨ ꯅꯪꯅ ꯂꯤꯗ ꯉꯥꯏ ꯂꯩꯇꯥꯔꯗꯤ ꯑꯗꯨꯒꯤ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯇꯣꯏꯅꯦꯕ ꯑꯣꯜꯔꯦꯗꯤ ꯑꯦꯛꯖꯤꯁ ꯇꯧꯔꯕ ꯃꯤ ꯂꯤꯗ ꯖꯦꯅꯦꯔꯦꯠ ꯇꯧꯔꯕ ꯃꯤꯗꯨꯒꯤ ꯃꯅꯥꯛ ꯆꯪ ꯇꯥꯔꯗꯤ ꯅꯪꯒꯤ ꯊꯕꯛꯇꯣ ꯌꯥꯝ ꯂꯥꯏꯔꯦꯕ ꯃꯥꯏ ꯂꯤꯗꯇꯨ ꯅꯪꯅ ꯄꯥꯏꯔꯒ ꯅꯪ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯀꯣꯜ ꯑꯞ ꯇꯧꯈꯠꯂꯒ ꯑꯣꯔ ꯐꯣꯂꯣ ꯑꯞ ꯇꯧꯈꯠꯂꯒ ꯃꯥꯏ ꯂꯤꯗꯇꯣ ꯗꯤꯜ ꯀ꯭ꯂꯣꯖ ꯇꯧꯁꯟꯗꯣꯏꯅꯦ ꯅꯪꯒꯤ ꯁ꯭ꯀꯤꯜꯁꯦ ꯀꯩꯅꯣ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯁꯦꯜꯁ ꯀ꯭ꯂꯣꯖ ꯇꯧꯕꯒꯤ ꯁ꯭ꯀꯤꯜꯁꯇꯨꯅꯦꯕ ꯅꯪꯅ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯃꯥꯒꯤ ꯁꯔꯚꯤꯁꯇꯨꯒꯤ ꯃꯔꯝꯗ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯑꯗꯨ ꯈꯛꯇꯅꯦꯕ ꯅꯪꯉꯣꯟꯗ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯑꯗꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔ ꯑꯗꯨ ꯀ꯭ꯂꯣꯖ ꯇꯧꯕ ꯃꯇꯝꯗ ꯀꯝꯄꯜꯁꯔꯤ ꯀꯩꯅꯣ ꯀ꯭ꯂꯣꯖ ꯇꯧꯕꯒꯤ ꯆꯥꯟꯁꯦꯁ ꯌꯥꯝ ꯋꯥꯡꯉꯦ ꯀꯩꯒꯤꯅꯣ ꯂꯟꯆꯦꯟꯕꯁꯦ ꯃꯤꯅ ꯊꯥꯖꯅꯔꯕ ꯃꯤꯅꯦꯕ ꯗꯤꯅꯦꯁꯁꯦ ꯃꯤꯅ ꯊꯥꯖꯅ ꯃꯥꯒꯤꯗꯃꯛꯇ ꯄꯥꯝꯃꯒ ꯆꯪꯉꯛꯏꯕ ꯃꯤꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯗꯤꯜ ꯀ꯭ꯂꯣꯖ ꯇꯧꯕꯒꯤ ꯆꯥꯟꯁꯦꯁꯁꯦ ꯌꯥꯝꯅ ꯋꯥꯡꯉꯦ ꯍꯥꯏ ꯆꯥꯟꯁꯦꯁ ꯌꯥꯝ ꯋꯥꯡꯉꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯒꯤ ꯁꯦꯜꯁ ꯅꯪ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯆꯥꯟꯁꯦꯁ ꯌꯥꯝ ꯋꯥꯡꯉꯦ ꯁꯣ ꯅꯤꯜ ꯄꯇꯦꯜꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦꯕ ꯁꯤꯗꯩꯁꯤꯗ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯩꯅ ꯍꯥꯏꯖꯦ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯁꯥꯔ ꯑꯗꯨꯗꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯝꯄꯅꯤ ꯑꯃꯒꯤ ꯂꯤꯗ ꯄꯣꯔꯛꯄꯒꯤꯁꯨ ꯇꯣꯉꯥꯟꯅ ꯂꯩꯕ꯭ꯔꯥ ꯁꯤꯅꯤꯗ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦ ꯁꯥꯔ ꯂꯩꯅꯦ ꯂꯤꯗ ꯄꯨꯔꯛꯄꯁꯨ ꯇꯣꯉꯥꯟꯅ ꯂꯩꯌꯦꯕ ꯂꯤꯗ ꯄꯨꯔꯛꯄ ꯄꯣꯠꯁꯤꯗ ꯅꯪꯒꯤ ꯀꯝꯄꯅꯤꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯦꯕ ꯂꯤꯗ ꯄꯨꯔꯛꯄꯁꯦ ꯂꯤꯗ ꯄꯨꯔꯛꯄ ꯄꯣꯠꯁꯦ ꯁꯄꯣꯁ ꯀꯝꯄꯅꯤ ꯑꯃ ꯁꯄꯣꯁ ꯍꯥꯏꯔꯦꯕ ꯀꯝꯄꯅꯤꯁꯦ ꯃꯤꯅ ꯌꯥꯝꯅ ꯁꯤ ꯄꯣꯠꯁꯦ ꯌꯥꯝ ꯍꯥꯏꯔꯛꯑꯣꯏꯀꯣ ꯌꯥꯝ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯑꯣꯏꯕꯀꯣ ꯍꯥꯏꯕ ꯃꯤꯅ ꯈꯔ ꯑꯃ ꯍꯥꯏꯗꯣꯏꯁꯦ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯆꯂꯥꯏꯕ ꯁꯤ ꯃꯌꯥꯝ ꯃꯔꯛꯇ ꯌꯥꯝ ꯂꯥꯛꯀꯅꯤꯕ ꯌꯦꯁ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯁꯨ ꯆꯂꯥꯏꯕ ꯌꯥꯏ ꯅꯪꯅ ꯍꯩꯖꯔꯒꯗꯤ ꯇꯣꯉꯥꯟꯕ ꯋꯦꯗꯁꯨ ꯂꯩꯌꯦꯕꯀꯣ ꯂꯤꯗ ꯄꯨꯔꯛꯄ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯅꯪꯅ ꯂꯤꯗ ꯄꯨꯔꯛꯄ ꯍꯥꯏꯕꯁꯤꯗ ꯌꯥꯝꯅ ꯂꯨꯅ ꯂꯧꯕ ꯄꯣꯠ ꯑꯃꯁꯨ ꯂꯩꯔꯤꯕꯀꯣ ꯑꯩ ꯍꯥꯏꯒꯦꯕ ꯁꯤꯁꯦ ꯑꯩꯅ ꯅꯣꯡꯃ ꯀꯗꯥꯏꯗꯅꯣꯝꯁꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯈ꯭ꯔꯕꯅꯤ ꯁꯤ ꯄꯣꯠꯁꯦꯀꯣ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯂꯤꯗ ꯄꯨꯔꯛꯄꯁꯦ ꯁꯣꯐꯋꯦꯌꯔꯗ ꯗꯤꯄꯦꯟ ꯇꯧꯕ ꯌꯥꯗꯦꯕ ꯑꯗꯒꯤꯗꯤ ꯀꯩꯅꯣꯗ ꯍꯥꯏ ꯐꯥꯏ
thing ꯅꯠꯇꯦꯕ ꯁꯤ ꯄꯣꯠꯁꯦ ꯁꯤ ꯄꯣꯠꯁꯦ ꯌꯥꯝ ꯕꯦꯁꯤꯛ ꯑꯣꯏꯕ ꯄꯣꯠꯅꯦꯕ ꯁꯤ ꯄꯣꯠꯁꯦ ꯌꯥꯝ ꯕꯦꯁꯤꯛ ꯑꯣꯏꯕ ꯁꯄꯣꯁ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯍꯥꯏꯔꯦꯕ ꯑꯩ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯒꯦꯕ ꯑꯜꯄꯦꯁꯀꯤ ꯅꯪꯅ ꯂꯤꯗ ꯄꯨꯔꯛꯇꯣꯏꯅꯦꯕ ꯅꯪꯅ ꯍꯧꯖꯤꯛ ꯂꯤꯗ ꯄꯨꯔꯛꯀꯦ ꯍꯥꯏꯁꯦ ꯁꯄꯣꯁ ꯑꯜꯄꯦꯁꯁꯦ ꯂꯤꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯁꯦ ꯑꯗꯣ ꯃꯥꯒꯤ ꯁꯔꯚꯤꯁꯀꯤ ꯃꯔꯝꯗ ꯈꯪꯉꯦꯕ ꯅꯪꯅ ꯏ ꯀꯣꯃꯔꯁꯀꯤ ꯁꯔꯚꯤꯁꯅꯦꯕ ꯃꯥꯏ ꯀ꯭ꯂꯥꯏꯟ ꯑꯣꯏꯗꯣꯏꯁꯦ ꯀꯅꯥꯅꯣ ꯃꯥꯒꯤ ꯄꯣꯠ ꯂꯩꯅꯤꯡꯕ ꯀꯥꯡꯕꯨ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯅ ꯊꯤꯗꯣꯏꯁꯦ ꯀꯅꯥꯅꯣ ꯏ ꯀꯣꯃꯔꯁꯀꯤ ꯏꯟꯗꯁꯇ꯭ꯔꯤꯗ ꯏ ꯀꯣꯃꯔꯁꯀꯤ ꯅꯤꯁꯇ ꯂꯩꯕ ꯀꯥꯡꯕꯨ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯊꯤꯗꯣꯏꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏ ꯀꯣꯃꯔꯁꯀꯤ ꯅꯤꯁꯇꯣ ꯈꯥꯏꯗꯣꯛꯑꯦꯕ ꯈꯥꯏꯗꯣꯛꯑꯒ ꯃꯣꯏꯗ ꯅꯪꯅ ꯃꯦꯁꯦꯖ ꯊꯥꯕ ꯍꯧ ꯇꯥꯔꯗꯤ ꯍꯦ ꯕ꯭ꯔꯣ ꯅꯪꯒꯤ ꯑꯗꯨꯗꯤ ꯅꯪꯒꯤ ꯁ꯭ꯀꯤꯜꯁꯅꯦꯕ ꯑꯗꯨꯗꯤ ꯑꯜꯄꯦꯁꯀꯤ ꯅꯠꯇꯦꯕ ꯅꯪꯒꯤ ꯁ꯭ꯀꯤꯜꯁꯅꯦꯕ ꯅꯪꯅ ꯁ꯭ꯀꯤꯜ ꯁꯤꯖꯤꯟꯅꯔꯒ ꯅꯪꯒꯤ ꯍꯥꯏ ꯂꯦꯚꯦꯜ ꯑꯣꯐ ꯊꯤꯡꯀꯤꯡ ꯍꯥꯏ ꯂꯦꯚꯦꯜ ꯑꯣꯐ ꯀ꯭ರಿಯꯦꯇꯤꯚꯤꯇꯤꯗꯨ ꯁꯤꯖꯤꯟꯅꯔꯒ ꯃꯣꯏꯅ ꯃꯦꯁꯦꯖ ꯊꯥꯗꯣꯏꯅꯦꯕ ꯍꯦ ꯕ꯭ꯔꯣ ꯀꯣꯜ ꯑꯞ ꯇꯧꯕ ꯍꯦ ꯕ꯭ꯔꯣ ꯁꯤꯅꯤ ꯑꯥꯔ ꯌꯨ ꯏꯟꯇꯔꯦꯁꯇꯦꯠ ꯑꯗꯨꯗꯩ ꯂꯤꯗ ꯑꯗꯨꯁꯨ ꯂꯤꯗꯅꯦ ꯑꯗꯨꯗꯩ ꯂꯤꯗ ꯖꯦꯅꯦꯔꯦꯠ ꯇꯧꯔꯛꯇꯣꯏꯅꯤ ꯂꯤꯗ ꯖꯦꯅꯦꯔꯦꯠ ꯇꯧꯔꯛꯇꯣꯏꯅꯤ ꯑꯗꯨꯗꯒꯤ ꯀꯅꯥꯅꯣ ꯅꯪ ꯖꯦꯅꯦꯔꯦꯠ ꯇꯧꯔꯤꯁꯦ ꯄꯣꯇꯦꯟꯁꯤꯌꯦꯜ ꯑꯣꯏꯕ ꯂꯤꯗꯇꯨ ꯖꯦꯅꯦꯔꯦꯠ ꯇꯧꯔꯛꯏꯅꯦꯕ ꯁꯣ ꯂꯤꯗ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯝ ꯊꯤꯅ ꯍꯥꯔꯗ ꯑꯣꯏꯅ ꯂꯧꯔꯛꯀꯅꯨ ꯁꯤꯝꯄꯜꯅꯦ ꯂꯤꯗ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯅꯪꯒꯤ ꯄ꯭ꯔꯗꯛꯇꯣ ꯅꯪꯒꯤ ꯄ꯭ꯔꯗꯛꯅꯦ ꯈꯜꯂꯣ ꯑꯗꯨꯒ ꯅꯪꯒꯤ ꯀ꯭ꯂꯥꯏꯟꯗ ꯌꯣꯟꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯅꯪꯅ ꯃꯦꯁꯦꯖ ꯊꯥꯔ ꯀꯅꯦꯛꯁꯟ ꯁꯦꯝꯃ ꯅꯪꯅ ꯂꯤꯗ ꯄꯨꯔꯛꯏꯅꯦꯕ ꯑꯗꯨ ꯂꯤꯗꯇꯣ ꯄꯨꯔꯛꯑꯀꯥꯟꯗ ꯑꯗꯨ ꯂꯤꯗꯇꯣ ꯃꯉꯣꯟꯗ ꯄꯤꯗꯣꯏꯅꯦꯕ ꯁꯦꯝ ꯊꯤꯡ ꯅꯪꯅ ꯍꯥꯏ ꯅꯪꯅ ꯇꯧꯔꯀꯥꯟꯗ ꯈꯪꯒꯅꯦꯕ ꯁꯤ ꯑꯣꯏꯇꯥꯔꯗꯤ ꯁꯤ ꯃꯇꯥꯡꯁꯦ ꯀꯩꯅꯣ ꯗꯔꯀꯥꯔ ꯂꯩꯔꯦ ꯁꯤ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯍꯧꯖꯤꯛ ꯄꯦꯗ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯆꯂꯥꯏꯕ ꯗꯔꯀꯥꯔ ꯇꯥꯏ ꯃꯇꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯀꯗꯕꯅꯦꯕ ꯁꯣ ꯂꯤꯗ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯈ꯭ꯋꯥꯏ ꯐꯔꯁꯇꯗꯤ ꯀ꯭ꯂꯥꯏꯟꯗꯣ ꯄꯨꯔꯛꯑꯣ ꯍꯥꯏꯕꯅꯦ ꯀ꯭ꯂꯥꯏꯟꯗꯣ ꯀꯥꯏꯗ ꯄꯨꯔꯛꯇꯣꯏꯅꯣ ꯀ꯭ꯂꯥꯏꯟꯗꯣ ꯃꯐꯝ ꯊꯤꯔ ꯄꯨꯔꯛꯇꯣꯏꯅꯦꯕ ꯅꯪꯒꯤ ꯁ꯭ꯀꯤꯜꯁꯅꯦꯕ ꯑꯗꯨꯗꯤ ꯅꯪꯒꯤ ꯁ꯭ꯀꯤꯜꯁ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯕꯣ ꯑꯣꯏꯔꯦ ꯁꯥꯔ ꯑꯣꯏꯔꯦ ꯑꯗꯣ ꯁꯥꯔ ꯕꯣꯔꯤꯁ ꯋꯥꯔꯕꯣ ꯈꯇꯪ ꯋꯥꯔꯕꯣ ꯉꯁꯤꯁꯤꯕꯣ ꯑꯅꯤꯃꯛ ꯄꯨꯂꯞ ꯇꯧꯋꯦ ꯁꯥꯔ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯒꯅꯤ ꯋꯥꯗꯦꯗ ꯍꯥꯏꯕꯗꯤ ꯁꯥꯔ ꯄꯤꯔꯛꯄ ꯁꯦꯜ ꯑꯣꯟꯊꯣꯛꯄꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯋꯥꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯇꯦꯟꯁꯟ ꯂꯩꯅꯤ ꯅꯠꯇ꯭ꯔꯒꯅ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯦꯁꯀ ꯑꯣꯏꯒꯗ꯭ꯔꯕ ꯁꯤ ꯊꯕꯛꯁꯦ ꯗꯤꯄꯦꯟꯁ ꯑꯣꯟ ꯌꯨ ꯕ꯭ꯔꯗꯔ ꯗꯤꯄꯦꯟꯁ ꯑꯣꯟ ꯌꯨ ꯍꯥꯏꯔꯒꯗꯤ ꯁꯤꯗꯤ ꯌꯥꯝ ꯁ꯭ꯃꯥꯔꯠ ꯒꯦꯝ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯇꯥꯔꯦ ꯁ꯭ꯃꯥꯔꯠ ꯒꯦꯝꯁꯦ ꯈꯤꯇꯪꯀꯣ ꯑꯩ ꯁꯨꯝ ꯇꯧꯔꯕꯅꯦ ꯑꯩ ꯈꯪꯉꯦꯕꯀꯣ ꯑꯩꯁꯦ ꯁꯨꯝ ꯌꯦꯡꯉꯕꯅꯦ ꯑꯦꯕ꯭ꯔꯤꯗꯦ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕꯅꯦ ꯑꯩ ꯈꯪꯉꯦꯕꯀꯣ ꯁ꯭ꯃꯥꯔꯠ ꯒꯦꯝ ꯍꯥꯏꯇꯥꯔꯗꯤ ꯑꯦꯅꯔꯖꯤ ꯀꯥꯏ ꯊꯥꯗꯒꯦ ꯍꯥꯏꯕꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦꯕ ꯅꯪꯅ ꯍꯥꯏꯕꯗꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯅꯪꯅ ꯂꯤꯗꯁꯦ ꯄꯨꯔꯛꯀꯦ ꯍꯥꯏꯇꯥꯔꯗꯤ ꯄ꯭ꯔꯗꯛꯁꯤꯁꯨ ꯌꯥꯝ ꯗꯤꯄꯦꯟ ꯇꯧꯋꯦ ꯃꯥꯏ ꯄ꯭ꯔꯗꯛꯁꯦ ꯀꯥꯟꯅꯒꯗꯕ ꯄ꯭ꯔꯗꯛꯂ ꯑꯩꯅ ꯌꯣꯟꯕꯗ ꯀꯥꯟꯅꯒꯗꯕ ꯀꯥꯟꯅꯔꯣꯏꯗꯕ꯭ꯔꯥ ꯍꯥꯏ ꯄ꯭ꯔꯗꯛꯁꯨ ꯌꯥꯝ ꯗꯤꯄꯦꯟ ꯇꯧꯋꯦ ꯁꯔꯚꯤꯁꯁꯨ ꯌꯥꯝ ꯗꯤꯄꯦꯟ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯅꯪꯅ ꯀꯥꯟꯅꯔꯣꯏꯗꯕ ꯃꯤ ꯑꯃꯗ ꯍꯦꯛꯇ ꯁꯔꯚꯤꯁ ꯂꯧꯁꯜꯂꯒ ꯃꯤꯅ ꯄꯥꯝꯅꯗꯕ ꯄꯣꯠꯇꯣ ꯂꯧꯁꯜꯂꯒ ꯑꯗꯨꯝ ꯍꯦꯟꯅ ꯇꯧ ꯇꯥꯔꯗꯤ ꯅꯪꯁꯨ ꯐꯨꯂꯤꯁ ꯑꯣꯏꯕ ꯃꯤ ꯑꯃ ꯑꯣꯏꯗꯣꯏꯅꯦ ꯌꯥꯝ ꯗꯤꯃꯥꯟ ꯂꯩꯕ ꯁꯔꯚꯤꯁ ꯃꯤꯅ ꯄꯥꯝꯅꯒꯗꯕ ꯁꯔꯚꯤꯁꯇꯨ ꯄꯥꯏꯔꯒ ꯅꯪꯅ ꯑꯗꯨꯗ ꯑꯦꯅꯔꯖꯤ ꯊꯥꯗ ꯇꯥꯔꯗꯤ ꯆꯥꯟꯁꯦꯁ ꯌꯥꯝ ꯋꯥꯡꯉꯦ ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯂꯤꯗ ꯄꯨꯔꯛꯄꯩ ꯅꯉꯣꯟꯗ ꯏꯟꯇꯔꯦꯁꯇꯦꯠ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨ ꯃꯥꯅꯁꯨ ꯍꯥꯏ ꯄꯦ ꯅꯉꯣꯟꯗ ꯄꯩꯁꯥ ꯃꯤꯅ ꯄꯩꯁꯥ ꯆꯥꯎꯅ ꯄꯤꯔꯤꯉꯩ ꯅꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯛꯀꯅꯤ ꯁꯣ ꯑꯅꯤꯃꯛ ꯇꯧ ꯇꯥꯔꯗꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯄꯦꯁꯨ ꯊꯤ ꯆꯥꯎꯔꯛꯑꯅꯤꯅꯦ ꯁꯥꯔ ꯀꯣ ꯆꯥꯎꯔꯛꯑꯅꯤ ꯑꯃꯗꯅ ꯅꯪꯅ ꯀꯩꯅꯣ ꯂꯧꯗꯣꯏꯕ ꯑꯃꯁꯤꯅ ꯅꯪꯅ ꯀ꯭ꯂꯣꯖ ꯇꯧꯔꯒꯗꯤ ꯅꯪꯅ ꯂꯧꯕ ꯌꯥꯏꯁꯦ ꯃꯉꯣꯟꯗꯒꯤ 10% ꯂꯧꯕ ꯌꯥꯔꯦ 20% 5% ꯂꯧꯕ ꯌꯥꯔꯦ ꯁꯦꯜꯁ ꯇꯧꯕꯤꯕꯒꯤ ꯑꯗꯨꯒ ꯑꯃꯗꯒꯤꯅ ꯅꯪꯒꯤ ꯁꯔꯚꯤꯁ ꯅꯪꯅ ꯂꯤꯗꯇꯣ ꯃꯉꯣꯟꯗ ꯖꯦꯅꯦꯔꯦꯠ ꯇꯧꯕꯤꯕꯒꯤ ꯊꯥ ꯑꯃꯒꯤ ꯁꯤ ꯊꯤꯌꯨ ꯍꯥꯏꯕ ꯑꯃ ꯑꯗꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯒꯤ ꯆꯥꯔꯖ ꯇꯣꯉꯥꯟꯅ ꯄꯤꯌꯨ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯏꯟ ꯀꯦꯁ ꯗꯔꯀꯥꯔ ꯂꯩꯇꯥꯔꯗꯤ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯕꯅ ꯑꯣꯏꯔꯦ ꯁꯥꯔ ꯑꯣꯏꯔꯦ ꯁꯦꯡꯉꯦ ꯑꯣꯏꯔꯦ ꯁꯥꯔ ꯑꯣꯀꯦ ꯏ ꯀꯣꯃꯔꯁꯀ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡꯒ ꯀꯩ ꯗꯤꯐ꯭ꯔꯦꯟꯁ ꯑꯣꯏꯒꯦ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡꯁꯦ ꯏ ꯀꯣꯃꯔꯁꯇ ꯆꯜꯂꯦ ꯏ ꯀꯣꯃꯔꯁ ꯕꯤꯖꯤꯅꯦꯁ ꯉꯥꯛꯇꯅꯦ ꯏ ꯀꯣꯃꯔꯁꯁꯦ ꯀꯩꯅꯣ ꯏ ꯀꯣꯃꯔꯁꯁꯦ ꯀꯩꯅꯣ ꯑꯩ ꯍꯥꯏꯒꯦ ꯏ ꯀꯣꯃꯔꯁꯁꯦ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯕ ꯄꯣꯠꯅꯦ ꯏ ꯀꯣꯃꯔꯁꯁꯦ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯀꯃꯔꯁ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯑꯣꯟꯂꯥꯏꯟꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯦ ꯌꯣꯜꯂꯤ ꯄꯣꯠꯇꯣ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡꯁꯨ ꯑꯩꯈꯣꯏ ꯑꯣꯟꯂꯥꯏꯟꯗ ꯄ꯭ꯔꯗꯛ ꯌꯣꯜꯂꯤꯅꯦ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡꯁꯨ ꯏ ꯀꯣꯃꯔꯁ ꯀꯦꯇꯒꯔꯤ ꯆꯦꯜꯂꯤ ꯁꯤꯝꯄꯜ ꯌꯥꯔꯕꯣ ꯂꯣꯏ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯕꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯉꯁꯤꯒꯤ ꯀ꯭ꯂꯥꯁꯁꯦ ꯚꯦꯂꯨ ꯑꯣꯏꯕ꯭ꯔꯣ ꯑꯣꯏꯗꯕ꯭ꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯥꯔ ꯑꯣꯏ ꯁꯥꯔ ꯕꯣꯔꯤꯁ ꯑꯩ ꯃꯔꯛ ꯊꯠꯅ ꯉꯥꯏꯈꯣꯀꯣ ꯕꯣꯔꯤꯁ ꯊꯦꯡꯉꯕꯣ ꯊꯦꯡꯗꯦꯗ ꯁꯥꯔ ꯍꯥꯏꯔꯣ ꯑꯗꯨꯅ ꯍꯥꯏꯔꯣ ꯀ꯭ꯂꯥꯏꯟꯒꯨꯝꯕ ꯊꯤꯕꯒꯤ ꯃꯇꯥꯡꯅꯦꯕꯀꯣ ꯁꯥꯔ ꯑꯩꯅ ꯀ꯭ꯂꯥꯁ 11 ꯀꯥꯔꯛꯄꯗ ꯑꯩꯈꯣꯏ ꯃꯥꯟꯅꯕ ꯇ꯭ꯔꯦꯗꯤꯡ ꯇꯧꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯥꯁꯤꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯇ꯭ꯔꯦꯗꯤꯡ ꯇꯧꯔ ꯍꯥꯏꯔꯛꯄꯁꯤꯗ ꯑꯩꯁꯦ ꯇ꯭ꯔꯦꯗꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯑꯩꯅ ꯄꯠ ꯊꯤꯖꯤꯜꯂꯝꯃꯦꯕꯀꯣ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯑꯗꯨ ꯂꯣꯏꯕꯤꯅꯦꯕ ꯑꯩꯅ ꯊꯤꯖꯤꯜꯂꯝꯃꯤꯁꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯊꯤꯖꯤꯜꯂꯝꯃꯦ ꯑꯩꯅ ꯇ꯭ꯔꯦꯗꯤꯡꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯜꯂꯝꯃꯤꯁꯦ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯨꯝꯕ ꯑꯗꯩ ꯂꯨꯛ ꯕꯦꯔꯃꯥꯔꯒꯗꯣ ꯁꯥꯔ ꯂꯨꯛ ꯕꯦꯔꯃꯥꯗꯣ ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯛꯄꯤꯅꯦꯕ ꯍꯥꯏꯗꯤ ꯐꯣꯂꯣꯗ ꯍꯥꯏꯗꯤ ꯕ꯭ꯔꯣ ꯅꯪ ꯇ꯭ꯔꯦꯗꯤꯡꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯣꯠꯀꯦ ꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯃꯣꯏꯅ ꯑꯩꯅ ꯇ꯭ꯔꯦꯗꯤꯡ ꯊꯤꯔꯝꯃꯦꯁꯦ ꯑꯩ ꯚꯥꯞ ꯇꯥꯏ ꯑꯩꯅ ꯇ꯭ꯔꯦꯗꯤꯡ ꯊꯤꯔꯝꯃꯦꯁꯦ ꯑꯗꯨ ꯃꯣꯏ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯅꯥꯏꯁ ꯀꯣꯏꯁꯟ ꯑꯗꯨꯅ ꯑꯩ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯀ꯭ꯂꯤꯌꯔ ꯑꯣꯏꯀꯣ ꯁꯤꯁꯦ ꯕꯣꯔꯤꯁꯁꯤ ꯒ꯭ꯌꯥꯟ ꯇꯥꯍꯧꯔꯛꯄ ꯁꯤ ꯄꯣꯠꯁꯦ ꯒ꯭ꯌꯥꯟ ꯇꯥꯍꯧꯔꯛꯄ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯔꯛꯀꯦ ꯃꯥꯅ ꯍꯪꯉꯤ ꯀꯣꯏꯁꯟꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ
ꯃꯇꯝꯗ ꯅꯪ ꯇ꯭ꯔꯦꯗꯤꯡꯒꯤ ꯃꯔꯝꯗ ꯐꯖꯅ ꯊꯤꯒꯠꯂꯦꯕ ꯅꯠꯇ꯭ꯔꯥ ꯊꯤꯒꯠꯄꯁꯤꯗ ꯂꯨꯛ ꯕꯦꯜꯃꯥꯔꯅ ꯅꯪꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯖꯜꯂꯦ ꯃꯌꯥꯝ ꯃꯦꯁꯦꯖ ꯊꯥꯖꯜꯂꯦ ꯁꯤ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯍꯥꯏꯅ ꯃꯣꯏ ꯈꯪꯕ ꯅꯠꯇꯦꯕ ꯁꯤ ꯄꯣꯠꯁꯦ ꯑꯩ ꯍꯥꯏꯒꯦꯕ ꯁꯄꯣꯁ ꯅꯪ ꯏꯟꯗꯤꯌꯥ ꯃꯥꯔꯠꯇ ꯆꯪꯉꯣꯕ ꯏꯟꯗꯤꯌꯥ ꯃꯥꯔꯠꯇ ꯆꯪꯉ ꯏꯟꯗꯤꯌꯥ ꯃꯥꯔꯠꯇ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯦꯛꯁꯆꯦꯟꯖ ꯇꯧꯔ ꯃꯦꯁꯦꯖ ꯑꯃ ꯊꯥꯗꯣꯛꯎꯕ ꯅꯪꯒꯤ ꯐꯣꯂꯣ ꯑꯞꯁꯦ ꯒꯗ ꯒꯗ ꯍꯥꯏꯖꯤꯜꯂꯛꯀꯅꯤꯕ ꯍꯥꯏꯖꯤꯜꯂꯛꯀꯅꯤ ꯈꯪꯕ꯭ꯔꯥ ꯁꯤ ꯀꯩꯅꯣ ꯑꯩ ꯍꯥꯏꯒꯦꯕ ꯅꯪ ꯍꯧꯖꯤꯛ ꯃꯤꯟꯇ꯭ꯔꯗ ꯆꯪꯉ ꯃꯤꯟꯇ꯭ꯔꯗ ꯈꯣꯡꯎꯞ ꯑꯃ ꯌꯦꯡꯉꯣꯕꯀꯣ ꯑꯩ ꯅꯣꯛꯅꯤꯡꯉꯦ ꯅꯪ ꯀꯣꯏꯁꯟꯗꯣ ꯌꯥꯝ ꯊꯤꯅ ꯅꯥꯟꯕ ꯀꯣꯏꯁꯟꯅꯦ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯌꯥꯝ ꯊꯤꯅ ꯑꯩꯅ ꯍꯪꯖꯈꯤꯕ ꯀꯣꯏꯁꯟꯅꯦ ꯊꯥꯏꯅ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯒꯦꯕ ꯃꯤꯟꯇ꯭ꯔꯗ ꯅꯪ ꯍꯧꯖꯤꯛ ꯈꯣꯡꯎꯞ ꯑꯃ ꯌꯦꯡꯉꯨꯁꯣꯕ ꯑꯦꯕ꯭ꯔꯤꯋꯦꯗꯅꯤꯀꯣ ꯈꯣꯡꯎꯞꯁꯦ ꯅꯪꯉꯣꯟꯗ ꯇꯥꯟꯅꯔꯛꯀꯅꯤ ꯁꯨꯝ ꯌꯦꯡꯉꯣ ꯐꯦꯁꯕꯨꯛ ꯍꯥꯡꯗꯣꯛꯎꯔꯦ ꯑꯗꯒꯤꯗꯤ ꯅꯪꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯍꯥꯡꯗꯣꯛꯎꯔꯦ ꯁꯤꯒꯨꯝꯕ ꯈꯣꯡꯎꯞꯁꯦ ꯉꯥꯛ ꯆꯣꯡꯊꯣꯛꯁꯜꯂꯛꯀꯅꯤ ꯁꯤꯒꯨꯝꯕ ꯃꯥꯏ ꯈꯣꯡꯎꯞꯁꯦ ꯃꯥꯏ ꯀꯝꯄꯅꯤꯁꯦ ꯉꯥꯛ ꯆꯣꯡꯊꯣꯛꯁꯜꯂꯛꯀꯅꯤ ꯊꯦꯡꯅꯕ꯭ꯔꯥ ꯍꯥꯏꯔꯣ ꯌꯦꯡꯉꯣ ꯃꯤꯟꯇ꯭ꯔꯗ ꯄꯣꯠ ꯑꯃ ꯌꯦꯡꯉꯨꯁꯣꯕ ꯃꯤꯟꯇ꯭ꯔꯗ ꯄꯣꯠ ꯑꯃ ꯌꯦꯡꯕꯁꯦ ꯃꯤꯟꯇ꯭ꯔꯁꯦ ꯅꯪ ꯌꯦꯡꯉꯝꯃꯀꯥꯟꯗ ꯅꯪ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯁ꯭ꯀ꯭ꯔꯣꯜ ꯇꯧꯕ ꯁꯣꯏ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯒꯤ ꯔꯤꯂꯦꯇꯦꯗ ꯑꯣꯏꯕ ꯄꯣꯠ ꯑꯃꯁꯨ ꯊꯣꯛꯂꯛꯀꯅꯤ ꯑꯗꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯆꯪꯉꯣꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯆꯪꯀꯥꯟꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯅꯪꯅ ꯅꯨꯄꯤ ꯉꯥꯛꯇ ꯂꯥꯏꯛ ꯇꯧꯋꯦꯕ ꯗꯥꯟꯁꯔ ꯃꯌꯥꯝꯁꯤꯡ ꯂꯥꯏꯛ ꯇꯧꯋꯦꯕ ꯗꯥꯟꯁꯔ ꯉꯥꯛ ꯅꯪꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯔꯤꯜꯁꯦ ꯗꯥꯟꯁꯔ ꯉꯥꯛ ꯆꯣꯡꯊꯣꯔꯛꯀꯅꯤꯕ ꯑꯗꯨꯒ ꯃꯣꯇꯤꯚꯦꯁꯟꯒꯨꯝꯕ ꯂꯥꯏꯛ ꯇꯧꯋꯦ ꯃꯣꯇꯤꯚꯦꯁꯟ ꯉꯥꯛ ꯆꯣꯡꯊꯣꯔꯛꯀꯅꯤꯕ ꯏꯃꯥꯝ ꯒꯥꯖꯤ ꯌꯦꯡꯕ ꯃꯤ ꯏꯃꯥꯝ ꯒꯥꯖꯤ ꯉꯥꯛ ꯆꯣꯡꯊꯣꯔꯛꯀꯅꯤꯕ ꯑꯗꯒꯤꯗꯤ ꯑꯦꯟꯗ꯭ꯔꯨ ꯆꯦꯠ ꯌꯦꯡꯕ ꯉꯥꯛ ꯑꯣꯏꯔꯦ ꯑꯦꯟꯗ꯭ꯔꯨ ꯆꯦꯠ ꯉꯥꯛ ꯆꯣꯡꯊꯣꯔꯛꯀꯅꯤꯕ ꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯁꯤ ꯒꯦꯝꯅꯦꯕ ꯁꯤ ꯇꯥꯔꯒꯦꯇꯤꯡꯅꯦꯕ ꯁꯤ ꯃꯥꯔꯀꯦꯠꯁꯦ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯨꯛ ꯕꯦꯜꯃꯥꯔꯅ ꯅꯪ ꯈꯪꯕ ꯅꯠꯇꯦꯕ ꯂꯨꯛ ꯕꯦꯜꯃꯥꯔꯗ ꯂꯣꯏ ꯏꯟꯐꯣꯔꯃꯦꯁꯟ ꯂꯣꯏ ꯂꯥꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯤ ꯗꯥꯇꯥꯅ ꯀꯂꯦꯛ ꯇꯧꯋꯤꯅꯦꯕ ꯁꯤꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯁꯤꯅꯦꯕ ꯀꯅꯥꯅ ꯀꯔꯤ ꯄꯥꯝꯃꯤ ꯀꯅꯥꯅ ꯇ꯭ꯔꯦꯗꯤꯡꯒꯤ ꯀꯣꯔꯁ ꯌꯥꯝ ꯌꯦꯡꯉꯤ ꯍꯥꯏꯁꯦ ꯂꯨꯛ ꯕꯦꯜꯃꯥꯔꯅ ꯃꯣꯏꯒꯤ ꯂꯣꯏ ꯗꯥꯇꯥꯗ ꯂꯣꯏ ꯗꯤꯇꯦꯜꯁ ꯂꯣꯏ ꯆꯣꯡꯊꯣꯔꯛꯑꯦ ꯀꯅꯥꯅ ꯏ ꯀꯣꯃꯔꯁꯀꯤ ꯃꯇꯥꯡꯗ ꯌꯥꯝ ꯌꯦꯡꯉꯤ ꯅꯪ ꯌꯦꯡꯉꯣ ꯌꯨꯇ꯭ꯌꯨꯕꯇ ꯏ ꯀꯣꯃꯔꯁꯀꯤ ꯃꯇꯥꯡ ꯁꯨꯝ ꯊꯤꯌꯨ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯏ ꯀꯣꯃꯔꯁ ꯃꯇꯥꯡ ꯁꯨꯝ ꯊꯤꯌꯨ ꯏ ꯀꯣꯃꯔꯁ ꯉꯥꯛ ꯆꯣꯡꯊꯣꯔꯛꯀꯅꯤ ꯁꯨꯝ ꯌꯦꯡꯉꯣ ꯁꯤ ꯗꯥꯇꯥ ꯁꯤꯁꯤꯅꯦ ꯅꯪꯅꯁꯨ ꯍꯦꯡ ꯇꯧꯗꯣꯏꯅꯦꯕ ꯅꯪꯒꯤ ꯄ꯭ꯔꯗꯛꯁꯦ ꯁꯄꯣꯁ ꯑꯅꯣꯞꯅꯦ ꯍꯥꯏꯔꯗꯦꯕ ꯂꯦꯟꯁꯀꯥꯔꯠꯇꯦꯅ ꯑꯅꯣꯞ ꯊꯤꯔꯁꯨ ꯂꯦꯟꯁꯀꯥꯔꯠ ꯆꯣꯡꯊꯣꯔꯛꯀꯅꯤ ꯄꯥꯏꯊꯣꯔꯛꯀꯅꯤ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯁꯤ ꯇꯧꯗꯣꯏꯅꯦꯕ ꯁꯤꯁꯦ ꯅꯪ ꯀꯩꯝ ꯇꯧꯕꯩ ꯗꯔꯀꯥꯔ ꯇꯥꯗꯦꯕ ꯅꯪꯅ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯗ ꯈꯟꯗꯣꯛꯇꯣꯏꯁꯦ ꯅꯪꯒꯤ ꯑꯅꯧ ꯀꯝꯄꯅꯤꯅꯦꯕ ꯅꯪ ꯊꯤꯗꯣꯏꯁꯦ ꯁ꯭ꯄꯦꯛꯁ ꯂꯚꯔ ꯍꯥꯏꯔꯦꯕ ꯑꯗꯒꯤꯗꯤ ꯁ꯭ꯄꯦꯛꯁ ꯊꯤꯕ ꯀꯥꯡꯕꯨ ꯍꯥꯏꯅ ꯊꯝꯈꯤꯗꯣꯏꯅꯦ ꯅꯪ ꯊꯝꯈꯤꯗꯣꯏꯁꯦ ꯅꯪꯗꯤ ꯀꯩꯝ ꯈꯪꯄꯣꯠꯇꯦ ꯅꯪꯒꯤ ꯇꯨꯝꯃꯤꯅꯦ ꯅꯪꯗꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯆꯂꯥꯏꯅꯦ ꯅꯪꯗꯤ ꯀꯩꯝ ꯈꯪꯄꯣꯠꯇꯦ ꯐꯦꯁꯕꯨꯛꯀ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒ ꯇꯧꯏ ꯊꯕꯛꯁꯦ ꯀꯩꯅꯣ ꯒꯨꯒꯜꯅ ꯇꯧꯕꯤ ꯊꯕꯛꯁꯦ ꯀꯩꯅꯣ ꯁꯤꯒꯨꯝꯕ ꯌꯦꯡꯉꯤ ꯃꯤꯗ ꯁꯨꯝ ꯂꯪꯁꯤꯜꯂꯤꯅꯤ ꯁꯨꯝ ꯂꯪꯁꯤꯜꯂꯤꯅꯤ ꯁꯨꯝ ꯂꯪꯁꯤꯜꯂꯤꯅꯤ ꯀꯩꯒꯤꯅꯣ ꯃꯣꯏꯗꯁꯨ ꯍꯦꯟꯅ ꯔꯤꯖꯜꯠ ꯄꯤꯗꯕ ꯌꯥꯗꯦꯕ ꯅꯪꯉꯣꯟꯗ ꯁꯤꯅꯦꯕ ꯌꯦꯡꯉꯣ ꯊꯥꯖꯗ꯭ꯔꯒ ꯅꯣꯏ ꯍꯧꯖꯤꯛ ꯃꯤꯟꯇ꯭ꯔꯗ ꯍꯧꯖꯤꯛ ꯈꯣꯡꯎꯞ ꯑꯃ ꯌꯦꯡꯉꯨꯁꯨ ꯍꯧꯖꯤꯛ ꯈꯣꯡꯎꯞ ꯑꯃ ꯌꯦꯡꯉꯒ ꯈꯣꯡꯎꯞꯂ ꯈꯣꯡꯒ꯭ꯔꯥꯎꯔ ꯑꯃ ꯌꯦꯡꯉꯣꯕ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯣ ꯁꯨꯝ ꯉꯥꯏꯍꯥꯛ ꯂꯩꯒ ꯁ꯭ꯀ꯭ꯔꯣꯜ ꯇꯧꯕ ꯆꯣꯡꯊꯣꯔꯛꯄ꯭ꯔꯥ ꯆꯣꯡꯊꯣꯛꯇꯕ ꯌꯦꯡꯉꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇ꯭ꯔꯥꯏ ꯇꯧ ꯆꯣꯡꯊꯣꯔꯛꯄ꯭ꯔꯥ ꯆꯣꯡꯊꯣꯛꯇꯕ ꯌꯦꯡꯉꯨ ꯄꯥꯏꯁꯤꯜꯂꯛꯀꯅꯤ ꯌꯦꯡꯉꯣ ꯐꯦꯁꯕꯨꯛꯇ ꯍꯥꯡꯗꯣꯛꯑ ꯌꯦꯡꯉꯣ ꯄꯥꯏꯁꯤꯜꯂꯛꯀꯅꯤ ꯑꯗꯨꯝ ꯑꯗꯩ ꯐꯦꯁꯕꯨꯛꯇ ꯅꯪ ꯀꯣꯆꯀꯤ ꯕꯤꯖꯤꯅꯦꯁ ꯀꯣꯆꯀꯤ ꯈꯔ ꯌꯦꯡꯉꯨꯔꯣꯕ ꯍꯥꯡꯗꯣꯛꯑ ꯍꯥꯏ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯆꯣꯡꯊꯣꯔꯛꯑꯅꯤ ꯃꯌꯥꯝꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯁ꯭ꯄꯣꯟꯁꯔ ꯃꯌꯥꯝ ꯆꯣꯡꯊꯣꯔꯛꯀꯅꯤ ꯌꯦꯡꯉꯣ ꯁꯤ ꯃꯥꯅ ꯇꯧꯕ ꯅꯠꯇꯦꯕ ꯃꯣꯏꯅ ꯇꯧꯕ ꯅꯠꯇꯦ ꯁꯤ ꯐꯦꯁꯕꯨꯛꯅ ꯁꯤꯜꯂꯤꯅꯦꯕ ꯀꯩꯒꯤꯅꯣ ꯑꯩ ꯍꯥꯏꯒꯦꯕ ꯐꯦꯁꯕꯨꯛꯇ ꯆꯪꯕ ꯃꯇꯝꯗ ꯅꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯇꯦꯜꯁ ꯃꯌꯥꯝꯁꯤꯡ ꯂꯣꯏ ꯂꯧꯈꯠꯇ꯭ꯔꯣ ꯂꯣꯏ ꯂꯧꯈꯠꯄꯅꯦ ꯅꯣꯏ ꯈꯜꯂꯝꯒꯅꯤ ꯈꯪꯗꯕ ꯃꯤ ꯌꯥꯎꯔꯝꯒꯅꯤꯕ ꯀꯩꯒꯤꯅꯣ ꯐꯦꯁꯕꯨꯛꯅ ꯗꯤꯇꯦꯜꯁ ꯂꯧꯈꯠꯂꯤꯁꯦ ꯀꯅꯥꯝꯇ ꯀꯣꯏꯁꯟ ꯍꯪꯉꯝꯃꯣꯏꯕ ꯑꯩꯁꯨ ꯍꯪꯉꯝꯗꯦꯕ ꯂꯧꯈꯠꯂꯤꯁꯦ ꯌꯥꯝ ꯊꯤ ꯂꯥꯏꯒ꯭ꯔꯖꯥꯠꯅꯤ ꯃꯣꯏꯅ ꯀꯦꯇꯒꯔꯥꯏꯁ ꯇꯧꯔ ꯊꯝꯃꯤꯅꯦꯕ ꯀꯅꯥꯒꯨꯝꯕꯅ ꯆꯍꯤ 15ꯗꯩꯅ 18 ꯁꯨꯕ ꯐꯥꯎꯗ ꯈꯣꯡꯎꯞ ꯄꯥꯝꯕ ꯃꯤ ꯇꯥꯔꯒꯦꯠ ꯇꯧꯔꯛꯇ ꯑꯩ ꯀꯅꯥ ꯄꯤꯅꯤ ꯍꯥꯏꯁꯦ ꯃꯥꯅ ꯂꯣꯏ ꯇꯥꯔꯒꯦꯠ ꯇꯧꯊꯣꯛꯑ ꯃꯣꯏꯒꯤ ꯐꯤꯜꯇꯔ ꯇꯧꯔ ꯃꯣꯏ ꯃꯅꯨꯡꯗ ꯁꯤꯁꯇꯦꯝꯗ ꯂꯣꯏ ꯁꯦꯝꯃ ꯊꯝꯃꯤꯅꯦꯕ ꯆꯍꯤ ꯀꯌꯥꯅꯣ ꯅꯪ ꯀꯥꯏꯗꯩꯅꯣ ꯀꯩꯗꯩꯅꯣ ꯒꯨꯍꯥꯇꯤ ꯇꯥꯔꯒꯦꯠ ꯇꯧꯒꯦꯗꯤ ꯒꯨꯍꯥꯇꯤꯗ ꯂꯩꯕ ꯃꯤ ꯀꯅꯥ ꯀꯅꯥꯅꯣ ꯏꯝꯐꯥꯜ ꯂꯩꯕ ꯃꯤ ꯌꯦꯡꯉꯣ ꯃꯣꯏꯒꯤ ꯍꯌꯦꯡ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯥꯜꯂꯛꯀꯥꯟꯗ ꯎꯅꯤꯕ ꯏꯝꯐꯥꯜꯗ ꯃꯤ ꯀꯌꯥ ꯂꯩ ꯂꯣꯏ ꯆꯣꯡꯊꯣꯔꯛꯀꯅꯤꯕ ꯑꯗ ꯏꯝꯐꯥꯜ ꯇꯥꯔꯒꯦꯠ ꯇꯧ ꯏꯝꯐꯥꯜꯗ ꯁꯨ ꯂꯕꯔ ꯀꯅꯥꯅꯣ ꯀꯥꯏꯁꯦ ꯁꯨ ꯂꯕꯔ ꯇꯛ ꯅꯝꯕ ꯃꯇꯝꯗꯀꯣ ꯈꯣꯡꯎꯞ ꯂꯕꯔꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯈꯣꯡꯎꯞ ꯂꯕꯔꯁꯦ ꯅꯪꯅ ꯏꯝꯐꯥꯜꯗ ꯁꯄꯣꯁ ꯐꯦꯁꯕꯨꯛ ꯄꯥꯏꯕꯁꯦ 11 ꯂꯥꯛꯁ ꯍꯥꯏꯔꯁꯦꯕ 11 ꯂꯥꯛꯁꯤꯗ ꯅꯪ ꯇꯧꯗꯣꯏ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯍꯟꯗꯣꯏꯅꯦꯕ 11 ꯂꯥꯛꯁꯦ ꯑꯩꯅ ꯇꯥꯔꯒꯦꯠ ꯇꯧꯅꯤꯡꯉꯤꯁꯦ ꯁꯨꯁ ꯄꯥꯝꯕ ꯀꯥꯡꯕꯨꯅꯦ ꯍꯥꯏꯌꯦ ꯇꯛꯅ ꯁꯨꯁꯦ ꯅꯝꯕ ꯃꯇꯝꯗꯀꯣ 11 ꯂꯥꯛꯁꯇꯒꯤ 4 ꯂꯥꯛꯁ ꯑꯣꯏꯒꯅꯤꯕ ꯁꯨꯁ ꯄꯥꯝꯕ ꯀꯥꯡꯕꯨ ꯁꯨꯁꯇ ꯏꯟꯇꯔꯦꯁꯇꯦꯠ ꯂꯩꯕ ꯀꯥꯡꯕꯨꯅꯦꯕ ꯑꯗꯨ ꯂꯣꯏꯅꯃꯛ 100% ꯒꯦꯔꯦꯟꯇꯤ ꯑꯣꯏꯍꯟꯗꯦ ꯑꯗꯨꯕꯨ ꯁꯨꯁ ꯄꯥꯝꯕ ꯀꯥꯡꯕꯨꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯐꯦꯁꯕꯨꯛꯅ ꯇꯧꯔꯤꯁꯦ ꯅꯪꯒꯤ ꯄꯩꯁꯥ ꯀꯜꯂ ꯃꯇꯨꯡꯗ ꯁꯨꯁ ꯄꯥꯝꯕ ꯀꯥꯡꯕꯨꯗ ꯂꯣꯏ ꯆꯠꯂꯤꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯪꯅ ꯚꯤꯖꯤꯠ ꯇꯧꯔꯤꯕ ꯋꯦꯕꯁꯥꯏꯠꯁꯦ ꯅꯪꯅ ꯁꯤ ꯋꯦꯕꯁꯥꯏꯠꯁꯦ ꯅꯪ ꯀꯩꯝ ꯈꯜꯂꯨꯅꯨ ꯋꯦꯕꯁꯥꯏꯠꯁꯦ ꯅꯪꯅ ꯁꯤꯝꯄꯜ ꯑꯣꯏ ꯚꯤꯖꯤꯠ ꯇꯧꯕ ꯅꯠꯇꯦ ꯈꯟꯒꯅꯨ ꯋꯦꯕꯁꯥꯏꯠꯁꯤꯗ ꯗꯤꯇꯦꯜꯁ ꯂꯣꯏ ꯂꯩꯌꯦꯕ ꯁꯤꯁꯨ ꯑꯩ ꯇꯥꯛꯀꯦꯕ ꯅꯣꯡꯃ ꯗꯤꯇꯦꯜꯁ ꯂꯣꯏ ꯐꯪꯅꯤꯕ ꯀꯅꯥ ꯀꯅꯥ ꯂꯥꯛꯏ ꯀꯅꯥ ꯀꯅꯥ ꯑꯩꯒꯤ ꯋꯦꯕꯁꯥꯏꯠꯇ ꯀꯅꯥ ꯀꯅꯥ ꯂꯥꯛꯏ ꯑꯗꯨ ꯗꯤꯇꯦꯜꯁ ꯂꯣꯏ ꯐꯪꯅꯤꯕꯀꯣ ꯅꯪꯗꯤ ꯃꯁꯛ ꯈꯪꯕ ꯅꯠꯇꯦꯕ ꯑꯩꯗꯤ ꯅꯪ ꯃꯁꯛ ꯈꯪꯗꯦꯕ ꯀꯅꯥꯅꯣ ꯑꯥꯔꯖꯨꯅꯤꯔꯣꯡ ꯀꯅꯥꯅꯣ ꯈꯪꯗꯦꯕ ꯑꯩꯉꯣꯟꯗ ꯅꯝꯕꯔ ꯆꯣꯡꯊꯣꯛꯏꯁꯦ ꯁꯨꯃꯥꯏꯅ ꯃꯤ ꯒꯨꯍꯥꯇꯤꯗꯒꯤ ꯑꯗꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯏꯟꯗꯤꯌꯥꯗꯒꯤ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏ ꯗꯤꯇꯦꯜꯁ ꯆꯣꯡꯊꯣꯔꯛꯏꯅꯦꯕ ꯗꯤꯇꯦꯜꯁ ꯆꯣꯡꯊꯣꯛꯄ ꯃꯇꯨꯡꯗ ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯣꯇꯣꯃꯦꯁꯟ ꯊꯝꯃꯅꯤꯕ ꯂꯨꯛ ꯕꯦꯜꯃꯥꯔꯅ ꯅꯉꯣꯟꯗ ꯄꯔꯁꯅꯦꯜꯂꯤ ꯃꯦꯁꯦꯖ ꯊꯥꯕ ꯅꯠꯇꯦꯕ ꯑꯣꯇꯣꯃꯦꯁꯟ ꯊꯝꯃꯒ ꯁꯤꯒꯨꯝꯕ ꯏꯟꯇꯔꯦꯁꯇꯦꯠ ꯂꯩꯕ ꯀꯥꯡꯕꯨꯗ ꯃꯦꯁꯦꯖ ꯊꯥꯗꯧꯕ ꯍꯥꯏꯅ ꯖꯛ ꯑꯃ ꯄꯥꯏꯁꯜꯍꯜꯂꯤꯅꯦ ꯃꯦꯁꯦꯖꯁꯦ ꯗꯤꯁ ꯏꯁ ꯃꯥꯔꯀꯦꯇꯤꯡ ꯕ꯭ꯔꯗꯔ ꯗꯤꯁ ꯏꯁ ꯃꯥꯔꯀꯦꯇꯤꯡ ꯁꯤꯅꯤ ꯁꯤꯁꯇꯦꯝ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯗꯤꯁ ꯏꯁ ꯑ ꯁꯤꯁꯇꯦꯝ ꯁꯤ ꯁꯤꯁꯇꯦꯝꯁꯦ ꯍꯩꯇ ꯅꯪ ꯍꯧꯖꯤꯛ ꯍꯥꯏ ꯀꯣꯏꯁꯟꯗꯣ ꯑꯩ ꯀꯣꯏꯊꯤ ꯊꯤꯕꯅꯦ ꯇ꯭ꯔꯦꯗꯤꯡꯒꯤ ꯃꯔꯝꯗ ꯑꯗꯨꯕꯨ ꯂꯨꯛ ꯕꯦꯜꯃꯥꯔꯅꯒ ꯃꯦꯁꯦꯖ ꯄꯥꯏꯁꯜꯂꯦ ꯍꯥꯏꯁꯦ ꯁꯤꯁꯇꯦꯝꯅꯦꯕꯁꯦ ꯅꯪꯁꯨ ꯇꯧꯗꯣꯏꯅꯦꯕ ꯅꯪ ꯍꯌꯦꯡ ꯕꯤꯖꯤꯅꯦꯁꯇ ꯅꯪꯁꯨ ꯇꯧꯗꯣꯏꯅꯦꯕ ꯍꯌꯦꯡ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡꯒꯤ ꯅꯪꯅ ꯄ꯭ꯔꯗꯛ ꯑꯃ ꯅꯪ ꯈꯣꯡꯎꯞ ꯌꯦꯡꯕ ꯀꯥꯡꯕꯨꯗ ꯀꯅꯥ ꯀꯅꯥ ꯈꯣꯡꯎꯞ ꯌꯦꯡꯉꯤ ꯀꯥꯡꯕꯨꯁꯦ ꯅꯪ ꯂꯣꯏ ꯗꯤꯇꯦꯜꯁ ꯂꯣꯏ ꯐꯪꯉꯛꯀꯅꯤꯕ ꯏꯟꯗꯤꯌꯥ ꯃꯥꯔꯠ ꯑꯃ ꯆꯪꯉꯨꯁꯨ ꯅꯪꯒꯤ ꯉꯥꯛ ꯂꯩ ꯅꯪ ꯋꯥꯆꯦꯞꯇꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯋꯥꯆꯦꯞꯇꯣ ꯑꯝꯇ ꯁꯤ ꯉꯥꯛꯇꯅꯤ ꯁꯤ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯁꯤ ꯄꯣꯠꯁꯤꯡꯁꯦꯀꯣ ꯐꯥꯒꯤ ꯅꯠꯇꯦꯕꯁꯦ ꯌꯥꯝ ꯂꯩꯔꯤꯕ ꯁꯤ ꯁꯤꯁꯇꯦꯝꯁꯦ ꯌꯥꯝ ꯁꯥꯊꯤ ꯁꯥꯊꯤꯕ ꯁꯤꯁꯇꯦꯝꯅꯦꯕ
ꯅꯪ ꯀꯣꯏꯁꯟꯗꯣ ꯌꯥꯝ ꯅꯥꯜꯂꯦ ꯀꯅꯥꯝ ꯈꯪꯉꯝꯗꯕ ꯀꯣꯏꯁꯟꯅꯦꯕ ꯑꯩꯉꯣꯟꯗ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯈ꯭ꯔꯕ ꯄꯣꯠꯅꯦꯕꯀꯣ ꯁꯤ ꯄꯣꯠꯁꯦ ꯂꯩꯗ꯭ꯔꯤꯐꯥꯎ ꯇꯥꯟꯅꯍꯟꯗꯣꯏꯅꯤ ꯉꯁꯤꯗꯁꯨꯉꯁꯤꯗꯁꯨ ꯀꯃꯥꯏꯅ ꯇꯧꯒꯦꯗꯀꯣ ꯑꯩꯁꯦ ꯑꯦꯕ꯭ꯔꯤꯗꯦ ꯑꯩꯅ ꯍꯧꯖꯤꯛ ꯁꯔꯆ ꯇꯧꯔꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣꯒꯨꯝꯕ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯑꯩ ꯐ꯭ꯔꯦꯒ꯭ꯔꯦꯟꯁꯀꯨꯝꯕ ꯌꯥꯝ ꯊꯤ ꯂꯩꯕꯁꯦ ꯑꯩ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯦ ꯍꯥꯡꯗꯣꯛ ꯈꯨꯗꯤꯡꯗ ꯑꯁ ꯑꯔꯃꯥꯐꯀꯤ ꯑꯗꯒꯤꯗꯤ ꯗꯣꯜꯁꯤꯌꯦꯟ ꯒꯕꯥꯅꯥ ꯁꯨꯝ ꯆꯣꯡꯊꯣꯛ ꯂꯩꯕꯤꯅꯦꯕ ꯑꯩ ꯕ꯭ꯂꯣꯛ ꯇꯧꯁꯜꯂꯦ ꯀꯩꯅꯣ ꯁꯨꯝ ꯌꯦꯡ ꯌꯥꯗꯕꯅꯤꯅ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄ ꯄꯣꯠ ꯂꯥꯛꯄꯗꯣ ꯍꯥꯏꯗꯤ ꯑꯦꯗꯤꯛꯁꯟꯁꯦ ꯁꯨꯝ ꯋꯥꯡꯍꯜꯂꯛꯏꯅꯤ ꯃꯣꯏ ꯈꯪꯉꯦ ꯁꯤ ꯃꯤꯁꯦ ꯁꯤ ꯄꯥꯝꯕ ꯃꯤꯅꯤ ꯁꯤ ꯃꯤꯁꯦ ꯁꯤ ꯄꯥꯝꯕ ꯃꯤꯅꯤ ꯑꯗꯨꯗꯤ ꯅꯪ ꯍꯌꯦꯡ ꯄꯣꯠ ꯂꯩꯔꯀꯥꯟꯗ ꯅꯣꯏꯒꯤ ꯋꯦꯕꯁꯥꯏꯠꯇꯀꯣ ꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯕ ꯌꯥꯏꯑꯕ ꯋꯦꯕꯁꯥꯏꯠꯇ ꯃꯤꯅ ꯂꯩꯈ꯭ꯔꯦꯅ ꯅꯪ ꯈꯥꯏꯗꯣꯛꯄ ꯌꯥꯔꯦꯕ ꯁꯄꯣꯁ ꯕꯣꯔꯤꯁꯀꯤ ꯋꯦꯕꯁꯥꯏꯠꯇ ꯃꯤꯅ ꯂꯩꯈ꯭ꯔꯦꯕ ꯂꯩꯍꯧꯗꯕ ꯃꯤꯁꯨ ꯌꯥꯎꯔꯦꯕ ꯑꯦꯠ ꯇꯨ ꯀꯥꯔꯠꯇ ꯂꯥꯛꯑ ꯑꯃ ꯍꯟꯈꯤꯕꯁꯨ ꯌꯥꯎꯔꯦꯕ ꯁꯦꯞ ꯇꯧꯔꯝꯃ ꯋꯤꯁ ꯂꯤꯁꯇ ꯊꯝꯃ ꯆꯠꯈꯤꯕꯁꯨ ꯌꯥꯎꯔꯦꯕ ꯅꯪ ꯈꯜꯂꯝꯒꯅꯤꯕ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯑꯗꯨꯕꯨ ꯂꯣꯏ ꯗꯤꯇꯦꯜꯁ ꯂꯣꯏ ꯂꯩꯅꯤ ꯗꯇꯥꯒꯤ ꯔꯦꯀꯣꯔꯠ ꯂꯣꯏ ꯂꯩꯌꯦꯕ ꯑꯗꯨ ꯗꯤꯇꯦꯜꯁ ꯃꯌꯥꯝꯁꯨ ꯂꯣꯏ ꯂꯧꯍꯧꯗꯣꯏꯅꯦꯕ ꯂꯧꯍꯧꯔꯀꯥꯟꯗ ꯈꯥꯏꯗꯣꯛꯇꯣꯏꯅꯦꯕ ꯁꯤꯅ ꯑꯦꯠ ꯇꯨ ꯀꯥꯔꯠ ꯌꯧꯔꯛꯑꯝꯕ ꯀꯥꯡꯕꯨꯁꯤꯅ ꯋꯤꯁ ꯂꯤꯁ ꯌꯧꯔꯛꯑꯝꯕ ꯀꯥꯡꯕꯨꯁꯤꯅ ꯁꯨꯡꯂꯩ ꯂꯩꯗꯕ ꯀꯥꯡꯕꯨꯁꯤꯅ ꯐꯥꯔꯁ ꯄꯦꯖ ꯌꯧꯔꯒ ꯌꯦꯡꯕ ꯀꯥꯡꯕꯨꯅꯦ ꯍꯥꯏꯕꯗꯨ ꯂꯩꯔꯝꯃꯅꯤꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯅ ꯄꯩꯁꯥ ꯊꯥꯗꯕꯗ ꯌꯥꯝ ꯅꯥꯟ ꯊꯥꯗꯗꯣꯏꯅꯦꯕ ꯂꯩꯕ ꯀꯥꯡꯕꯨ ꯊꯥꯗꯒꯦꯅ ꯂꯩꯕ ꯀꯥꯡꯕꯨ ꯊꯥꯗꯗꯣꯏꯅꯦ ꯂꯩꯕ ꯀꯥꯡꯕꯨ ꯊꯥꯗ ꯇꯥꯔꯗꯤ ꯂꯩꯕꯒꯤ ꯆꯥꯟꯁꯦꯁ ꯋꯥꯡꯉꯦꯕ ꯃꯥꯔꯀꯦꯇꯤꯡꯗ ꯈꯥꯏꯗꯣꯔꯛꯑꯅꯤꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯦꯠ ꯇꯨ ꯀꯥꯔꯠ ꯌꯧꯕ ꯀꯥꯡꯕꯨꯗ ꯑꯩ ꯀꯃꯥꯏꯅ ꯇꯥꯔꯒꯦꯠ ꯇꯧꯅꯤ ꯍꯥꯏ ꯑꯦꯠ ꯇꯨ ꯀꯥꯔꯠ ꯌꯧꯕ ꯀꯥꯡꯕꯨ ꯊꯥꯗꯔꯅꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯅꯪ ꯀꯩꯅꯣ ꯇꯧꯕꯤꯌꯨꯅꯦ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯈꯤꯕ ꯑꯩ ꯄꯩꯁꯥ ꯇꯥꯟꯕ ꯂꯝꯕꯦꯜ ꯑꯃ ꯑꯩ ꯀꯅꯦꯛꯁꯟ ꯑꯃ ꯁꯦꯝꯒꯦꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯥꯏꯐꯇ ꯇꯥꯟ ꯌꯥꯕ ꯑꯃ ꯁꯦꯠꯂꯛꯀꯦꯕ ꯂꯥꯏꯐꯇ ꯇꯥꯟ ꯌꯥꯕ ꯍꯧꯖꯤꯛ ꯅꯠꯇꯦꯀꯣ ꯍꯌꯦꯡ ꯍꯪꯆꯤꯠ ꯇꯥꯟ ꯌꯥꯗꯕ ꯁꯤꯅ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯔꯒꯦꯕ ꯕꯣꯔꯤꯁꯇ ꯍꯥꯏꯔꯒꯦꯕ ꯑꯩ ꯕꯣꯔꯤꯁ ꯀꯩꯒꯨꯝꯕ ꯌꯥꯎꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯗꯒꯤ ꯑꯃꯅ ꯕꯣꯔꯤꯁꯀꯤ ꯏ ꯑꯦꯝ ꯑꯥꯏꯒꯤ ꯕꯤꯖꯤꯅꯦꯁꯇ ꯀ꯭ꯂꯥꯏꯟ ꯄꯨꯔꯛ ꯇꯥꯔꯗꯤ ꯄꯔꯁꯦꯟꯇꯦꯖ ꯀꯌꯥ ꯄꯤꯅꯤ ꯄꯔꯁꯦꯟꯇꯦꯖ ꯀꯌꯥ ꯄꯤꯅꯤ ꯑꯩꯈꯣꯏ ꯁꯥꯔ ꯑꯗꯨ ꯁꯥꯔ ꯈꯤꯇꯪ ꯁꯦꯀ꯭ꯔꯦꯁꯤ ꯑꯣꯏ ꯊꯝꯒꯦ ꯁꯤꯀ꯭ꯔꯦꯠ ꯑꯣꯏꯀꯣ ꯑꯗꯣ ꯕꯠ ꯁꯥꯔ ꯑꯩꯒꯤ ꯂꯩꯗꯤ ꯂꯩꯔꯦ ꯀꯩꯅꯣꯗꯗꯤ ꯂꯩꯗꯤ ꯂꯩꯔꯦꯕ ꯑꯩꯒꯤ ꯁꯥꯔ ꯑꯗꯨꯒ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯗꯦꯀꯣꯔ ꯁꯥꯔꯚꯤꯁꯁꯦ ꯁꯤꯒꯤ ꯀ꯭ꯂꯥꯏꯟꯠ ꯄꯨꯔꯛꯄꯗꯗꯤ ꯑꯩ 10% ꯐꯥꯎ ꯄꯤꯒꯦꯕ ꯂꯩꯔꯦꯀꯣ ꯅꯣꯏ ꯄꯩꯁꯥ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯩ ꯁꯤ ꯑꯩꯒꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯃꯗꯤ ꯈꯤꯇꯪ ꯀꯩꯅꯣ ꯀꯣꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯑꯣꯏꯅ ꯍꯥꯏꯗꯤ ꯐꯦꯁ ꯇꯨ ꯐꯦꯁꯇ ꯈꯤꯇꯪ ꯑꯗꯨꯃꯥꯏꯅ ꯉꯥꯡꯅꯒꯦꯅ ꯑꯣꯀꯦ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯑꯩ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯦ ꯕꯠ ꯅꯣꯏ ꯃꯌꯥꯝ ꯈꯪꯉꯣ ꯄꯩꯁꯥꯁꯤ ꯂꯩꯔꯦꯀꯣ ꯄꯩꯁꯥꯁꯤ ꯂꯩꯔꯦ ꯃꯅꯤ ꯏꯁ ꯗꯦꯌꯔ ꯅꯣꯏ ꯇꯧꯗꯣꯏꯁꯤ ꯀꯩꯅꯣ ꯁꯤꯗꯩꯁꯦ ꯅꯣꯏ ꯆꯪꯉꯣ ꯑꯃ ꯍꯩꯖꯕ ꯃꯤ ꯑꯃ ꯆꯪꯉꯣ ꯕꯣꯔꯤꯁꯇ ꯀꯅꯦꯛ ꯇꯧꯔꯣ ꯀꯅꯦꯛ ꯇꯧꯔ ꯃꯥꯒꯤ ꯁꯔꯚꯤꯁꯁꯦ ꯅꯪ ꯄꯨꯊꯣꯛꯑꯣ ꯁꯔꯚꯤꯁꯁꯦ ꯊꯥꯗꯕ ꯍꯧꯔꯣ ꯁꯔꯚꯤꯁ 10% ꯄꯤꯅꯤ ꯍꯥꯏꯒꯦ ꯗꯦꯀꯣꯔꯒꯤꯁꯨ ꯀꯣ ꯁꯤ ꯄꯨꯔꯛꯄ ꯍꯣꯠꯅ ꯇꯥꯟꯕ ꯍꯣꯠꯅꯗ꯭ꯔꯗꯤ ꯄꯩꯁꯥ ꯐꯪꯉꯣꯏ ꯍꯣꯠꯅꯗ꯭ꯔꯗꯤ ꯄꯩꯁꯥ ꯇꯥꯟꯕ ꯉꯝꯃꯣꯏ ꯑꯗꯨ ꯍꯣꯠꯅ 10% ꯅꯪꯒꯤ ꯅꯃꯥꯡꯗ ꯕꯣꯔꯤꯁꯅꯁꯨ ꯄꯤꯔꯅꯤ ꯕꯤꯖꯤꯅꯦꯁ ꯐꯖꯅ ꯗꯤꯜ ꯇꯧꯔꯣ ꯀ꯭ꯂꯥꯏꯟ ꯂꯩꯔꯦ ꯀꯅꯥꯅꯣ ꯀ꯭ꯂꯥꯏꯟ ꯄꯥꯝꯕ ꯃꯤ ꯀ꯭ꯂꯥꯏꯟ ꯂꯧꯔꯣ ꯌꯥꯔꯦ ꯁꯤꯗꯩꯁꯤꯗ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯄꯤꯁꯤ ꯁꯤ ꯔꯤꯌꯦꯜ ꯕꯤꯖꯤꯅꯦꯁ ꯁꯤ ꯔꯤꯌꯦꯜ ꯁ꯭ꯇꯦꯞꯅꯤ ꯁꯤꯗꯒꯤ ꯍꯦꯟꯕ ꯅꯣꯏ ꯀꯩꯅꯣ ꯅꯣꯏ ꯃꯪꯂꯥꯟꯗ ꯇꯧꯕ ꯀꯩꯅꯣꯒꯤ ꯇꯥꯏꯞꯇ ꯀꯩꯅꯣ ꯄꯨꯔꯛꯀꯦ ꯁꯤ ꯀ꯭ꯂꯥꯏꯟ ꯌꯨ ꯑꯦꯁꯇ ꯌꯨ ꯀꯦꯗ ꯄꯨꯔꯛꯀꯦ ꯑꯗꯨ ꯇꯧ ꯂꯩꯔꯗꯤ ꯌꯥꯔꯣꯏꯕ ꯔꯤꯌꯦꯜꯗ ꯍꯥꯟꯅ ꯈꯜꯂꯣ ꯃꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯟꯅ ꯁꯣꯜቭ ꯇꯧꯋꯦ ꯕꯣꯔꯤꯁꯅ ꯍꯧꯖꯤꯛ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯩꯒꯤ ꯗꯦꯀꯔꯒꯤ 10% ꯑꯩꯒꯤ ꯗꯦꯀꯔꯒꯤ ꯄꯣꯠꯁꯤꯗ ꯄꯨꯕꯤꯔꯛ ꯇꯥꯔꯗꯤ I'll give you 10%. ꯑꯗꯣ ꯁꯤ ꯀꯣꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯑꯣꯏꯕ꯭ꯔꯥ ꯗꯦꯀꯔꯒꯤ ꯁꯄꯣꯁ ꯋꯦꯗꯤꯡ ꯑꯃꯒꯤ ꯆꯥꯔꯖ ꯀꯌꯥ ꯂꯧꯏ ꯌꯦꯡꯉꯣꯏ ꯁꯥꯔꯁꯦ ꯆꯥꯎꯔꯥꯛꯄ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯑꯦꯄ꯭ꯔꯣꯛꯁ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯃꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯗꯗꯤ ꯍꯥꯏꯗꯤ ꯀꯩꯅꯥꯔꯣꯝꯒꯤꯗ ꯆꯠꯂꯒꯗꯤ 45 ꯁꯤꯗꯩ ꯍꯧꯔꯦ ꯁ꯭ꯇꯥꯔꯇꯤꯡꯁꯦ ꯑꯣꯀꯦ ꯑꯁꯤꯗꯩꯁꯨ ꯂꯣꯏ ꯌꯥꯎꯔꯦ ꯂꯥꯏꯠ ꯀꯩꯀꯩ ꯂꯣꯏ ꯌꯥꯎꯔꯅꯤ ꯑꯣꯀꯦ 45ꯇꯣ ꯌꯦꯡꯉꯣ ꯀ꯭ꯂꯥꯏꯟ ꯑꯍꯨꯝ ꯀ꯭ꯂꯣꯖ ꯇꯧ ꯇꯥꯔꯗꯤ 12K 12K ꯑꯃꯨꯛ ꯍꯥꯏꯔꯅꯤ ꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨꯗ ꯑꯃꯨꯛ ꯂꯩ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨꯗ ꯑꯃꯨꯛ ꯂꯩ ꯇꯥꯔꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯁꯥꯖꯤꯠ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯇꯥꯏ ꯁꯥꯔ ꯇꯨꯔꯖꯤꯠ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯇꯧ ꯂꯩ ꯇꯥꯔꯗꯤ ꯂꯣꯏꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯂꯩ ꯇꯥꯔꯗꯤ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯎꯪꯉ ꯂꯩꯔꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨ ꯐꯃꯨꯡꯗ ꯑꯗꯨꯝ ꯇꯨꯝꯃ ꯂꯩꯔꯣ ꯑꯗꯨꯝ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯐꯃꯨꯡꯗ ꯑꯗꯨꯝ ꯇꯨꯝꯃ ꯂꯩꯔꯣ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯝ ꯄꯩꯁꯥ ꯇꯥꯟꯕꯩ ꯃꯃꯥꯡꯗ ꯂꯩ ꯅꯣꯏ ꯃꯥꯡꯗ ꯆꯣꯡꯊꯣꯛꯑ ꯂꯩꯔꯦ ꯀ꯭ꯂꯥꯏꯟ ꯂꯩꯔꯦ ꯁꯤꯗꯩꯁꯤꯗ ꯀ꯭ꯂꯥꯏꯟ ꯂꯩꯔꯦ ꯁꯤꯗꯩꯁꯤꯗ ꯑꯗꯨ ꯅꯁꯥꯅ ꯈꯜꯂꯨ ꯌꯥꯔꯦ ꯅꯣꯏ ꯅꯁꯥꯗꯁꯨ ꯑꯩꯅ ꯄꯤꯔꯛꯈꯤꯅꯤ ꯆꯥꯅ ꯆꯥꯅ ꯃꯌꯥꯝ ꯄꯤꯔꯛꯀꯅꯤ ꯀ꯭ꯂꯥꯏꯟ ꯀꯣ ꯑꯩꯉꯣꯟꯗ ꯂꯥꯛꯄ ꯀ꯭ꯂꯥꯏꯟ ꯀꯌꯥ ꯑꯃ ꯂꯩ ꯑꯗꯣ ꯑꯩꯒꯤ ꯆꯥꯅ ꯆꯥꯅ ꯄꯣꯠꯇꯤ ꯀ꯭ꯂꯥꯏꯟ ꯊꯥꯗꯣꯛꯏ ꯑꯩꯈꯣꯏ ꯅꯤꯂꯀꯥꯟꯇꯒꯁꯦ ꯑꯩꯅ ꯀ꯭ꯂꯥꯏꯟ ꯄꯤꯊꯣꯛꯏꯅꯦ ꯑꯗꯩ ꯑꯜꯄꯦꯁꯀꯤꯁꯨ ꯏ ꯀꯣꯃꯔꯁ ꯑꯃ ꯂꯥꯛꯑꯕꯅꯦ ꯃꯥꯅ ꯀ꯭ꯔꯦꯛ ꯇꯧꯖꯍꯧꯗꯕꯅꯦ ꯑꯗꯨꯗꯤꯀꯣ ꯃꯥꯅ ꯀ꯭ꯔꯦꯛ ꯇꯧꯖꯍꯧꯗꯕꯅꯦ ꯑꯗꯨꯗꯤ ꯁꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯅꯤꯂꯀꯥꯟꯇꯁꯨ ꯄꯤꯔꯤ ꯃꯌꯥꯝ ꯑꯃ ꯀꯌꯥ ꯑꯃ ꯀ꯭ꯂꯥꯏꯟ ꯀꯌꯥ ꯑꯃ ꯂꯥꯛꯄꯁꯦ ꯁꯣ ꯁꯦꯝ ꯊꯤꯡ ꯑꯩꯉꯣꯟꯗ ꯂꯥꯛꯄ ꯄꯣꯠꯇꯣ ꯅꯣꯏ ꯆꯥꯅꯖꯕ ꯄꯣꯠꯇꯣ ꯑꯩ ꯀ꯭ꯂꯥꯏꯟ ꯊꯥꯗꯣꯔꯛꯀꯅꯤ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯀꯩꯝ ꯄꯥꯏꯁꯟꯕ ꯀꯩꯝ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯩꯉꯣꯟꯗ ꯇꯧꯕꯗꯕꯨ ꯅꯣꯏꯅ ꯁ꯭ꯀꯤꯜꯁꯇꯣ ꯍꯩꯇꯥꯕ ꯄꯩꯁꯥ ꯇꯥꯟꯕ ꯍꯩꯇꯥꯕ ꯍꯧꯖꯤꯛ ꯑꯩꯅ ꯂꯥꯏꯐꯇ ꯄꯤꯔꯦ ꯀꯩꯅꯣ ꯍꯧꯖꯤꯛ ꯒꯣ ꯑꯦꯟ ꯃꯦꯛ ꯃꯅꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯃꯁꯨ ꯑꯃꯨꯛ ꯁꯣ ꯑꯃ ꯇꯧꯔꯦ ꯑꯗꯨꯗꯁꯨ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯇꯥꯔꯗꯤ ꯑꯍꯥꯟꯕ ꯑꯃ ꯂꯧꯈꯤꯕꯅꯤ ꯀꯅꯥꯅꯣ ꯕꯣꯔꯤꯁꯁꯦ ꯑꯩꯒꯤ ꯀ꯭ꯂꯥꯏꯟ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯕ ꯀꯅꯥ ꯀꯅꯥ ꯌꯥꯎꯏ ꯁꯤꯗ ꯍꯥꯏꯔꯛꯑꯣ ꯑꯣꯀꯦ ꯑꯗꯨꯅꯤ ꯕ꯭ꯔꯗꯔ ꯕꯣꯔꯤꯁꯀꯤ ꯅꯝꯕꯔ ꯄꯥꯝꯃꯦ ꯕꯣꯔꯤꯁ ꯅꯝꯕꯔ ꯑꯝꯇ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕꯤꯌꯨ
ꯒ꯭ꯔꯣ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯁꯦ ꯁꯤꯅꯤ ꯒ꯭ꯔꯣ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯁꯦ ꯌꯥꯏꯀꯣ ꯑꯗꯒꯤꯗꯤ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯦ ꯑꯦꯅꯤ ꯋꯥꯟ ꯅꯣꯏ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯔꯦ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛ ꯁꯔꯚꯤꯁꯀꯤꯗꯤ ꯈꯤꯇꯪ ꯂꯨꯏ ꯁꯔꯚꯤꯁꯇꯣ ꯑꯩ ꯇꯥꯜꯂꯛꯀꯅꯤ ꯁꯔꯚꯤꯁꯀꯤꯗꯣ ꯅꯣꯏꯅ ꯍꯦꯛꯇ ꯉꯝꯃꯣꯏꯕ ꯁꯔꯚꯤꯁꯀꯤꯗꯤ ꯍꯦꯛꯇ ꯄꯥꯛꯅ ꯄꯥꯏꯁꯟꯕ ꯉꯝꯃꯣꯏꯕ ꯈꯤꯇꯪ ꯃꯉꯣꯟꯗ ꯈꯔ ꯁ꯭ꯇꯦꯞ ꯈꯔ ꯂꯩꯕꯀꯣ ꯕꯠ ꯑꯒꯦꯟ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯒꯤꯞ ꯃꯤ 3 months 3 to 4 months ꯒꯤꯞ ꯃꯤ 3 to 4 months 3 to 4 months ꯍꯣꯠꯅꯔꯣ 3 to 4 monthsꯇ ꯑꯩ ꯑꯗꯨꯝ ꯈꯪꯉꯦ ꯑꯃ ꯅꯠꯇ꯭ꯔ ꯑꯃꯗꯤ ꯑꯗꯨꯝ ꯑꯃ ꯅꯠꯇꯦ ꯑꯍꯨꯝ ꯃꯔꯤꯗꯤ ꯑꯗꯨꯝ ꯁꯦꯠꯈ꯭ꯔꯅꯤ ꯍꯥꯏꯕ ꯑꯗꯨꯝ ꯈꯪꯉꯦꯀꯣ ꯍꯥꯏꯕꯗꯤ ꯑꯉꯝ ꯑꯉꯝꯕ ꯇꯧꯔꯒ ꯑꯗꯨꯝ ꯁꯦꯠꯂꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯦꯕꯀꯣ ꯑꯗꯣ ꯇꯧꯕꯇꯕꯨ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦ ꯂꯦꯡꯒ꯭ꯋꯦꯖ ꯄꯤꯕꯥ ꯉꯝꯒꯗ꯭ꯔꯣ ꯉꯝꯃꯣꯏꯗ꯭ꯔꯣ ꯉꯝꯅꯤ ꯁꯥꯔ ꯄꯩꯁꯥ ꯇꯥꯅꯤꯡꯕ꯭ꯔꯣ ꯇꯥꯅꯤꯡꯗꯕ꯭ꯔꯣ ꯄꯩꯁꯥꯁꯦ ꯅꯣꯂꯦꯖ ꯍꯥꯟꯅ ꯄꯥꯔꯁꯣꯅꯦꯂꯤꯇꯤ ꯗꯤꯕꯂꯞꯃꯦꯟꯁꯦ ꯍꯥꯟꯅ ꯇꯧꯔꯒ ꯃꯇꯨꯡꯗ ꯑꯩꯒꯤ ꯁ꯭ꯀꯤꯜꯗꯣ ꯁꯤꯖꯤꯟꯅꯔꯒ ꯇꯥꯅꯤꯡꯉꯤ ꯄꯔꯁꯅꯦलिꯇꯤ ꯗꯦꯕꯂꯞꯃꯦꯟꯁꯨ ꯄꯤꯗꯣꯏꯅꯤ ꯕꯤꯖꯤꯅꯦꯁꯁꯨ ꯄꯤꯗꯣꯏ ꯄꯔꯁꯅꯦलिꯇꯤ ꯗꯦꯕꯂꯞꯃꯦꯟꯁꯦ ꯕꯤꯖꯤꯅꯦꯁ ꯄꯩꯁꯥ ꯂꯥꯛꯇꯕꯅꯤ ꯌꯥꯄꯣꯠꯇꯦ ꯄꯩꯁꯥꯁꯨ ꯂꯥꯛꯄ ꯗꯔꯀꯥꯔ ꯂꯩ ꯕꯠ ꯑꯦꯅꯤꯋꯦ ꯍꯣꯏ ꯌꯥꯔꯦ ꯆꯨꯝꯃꯦ ꯁꯥꯔ ꯅꯨꯡꯁꯤꯕ ꯀꯃꯥꯏꯅ ꯇꯧꯔꯤ ꯁꯥꯔ ꯁꯤꯗꯤ ꯌꯥꯝ ꯊꯤ ꯑꯦꯛꯁꯥꯏꯇꯦड ꯑꯣꯏꯗꯦ ꯁꯥꯔ ꯑꯩ ꯁꯥꯏꯀꯜ ꯁꯥꯟꯅ ꯂꯝꯕꯤ ꯎꯔꯦ ꯁꯥꯔ ꯑꯩ ꯇꯥꯟꯕ ꯂꯝꯕꯤ ꯉꯝꯃꯣꯏ ꯂꯝꯕꯤ ꯎꯕꯗ ꯆꯪꯁꯜꯂꯣ ꯑꯩꯅ ꯍꯥꯏꯁꯦꯀꯣ ꯆꯪꯁꯜꯂꯣ ꯑꯩꯅ ꯍꯥꯏꯁꯦ ꯇꯧꯔꯣ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯕꯤꯁꯣꯁꯤ ꯀ꯭ꯂꯤꯌꯥꯔ ꯄꯨꯔꯥ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ ꯅꯉꯣꯟꯗ ꯗꯥꯎꯠ ꯂꯩꯇ꯭ꯔꯕꯣ ꯂꯩꯇ꯭ꯔꯦ ꯁꯥꯔ ꯑꯩꯒꯤꯗꯤ ꯅꯪꯒꯤ 2 things ꯑꯩꯅ ꯄꯤꯗꯣꯏꯁꯦꯀꯣ ꯅꯪꯒꯤ ꯖꯔꯅꯤꯗ ꯑꯩꯅ 2 things ꯄꯤꯔꯅꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯅꯪꯒꯤ ꯄꯣꯗꯀꯥꯁꯁꯤꯃ ꯑꯩꯅ ꯐꯖꯅ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯉꯅꯤ ꯂꯦꯠꯁ ꯕꯤꯜ ꯏꯠ ꯀꯣ ꯆꯪꯉꯁꯤ ꯑꯩ ꯑꯉꯝꯕ ꯍꯦꯜꯞ ꯇꯧꯔꯒꯦ ꯇꯧꯔꯣꯏ ꯇꯧꯈꯥꯏꯔꯣ ꯌꯥꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯑꯦꯅꯤꯊꯤꯡ ꯂꯤꯗ ꯖꯦꯅꯦꯔꯦꯁꯟꯒꯤ ꯃꯇꯥꯡꯁꯦ ꯁꯤꯁꯨ ꯍꯧꯖꯤꯛꯀꯤ ꯕꯣꯔꯤꯁꯀꯤ ꯕꯤꯖꯤꯅꯦꯁ ꯑꯗꯨꯁꯨ ꯂꯤꯗ ꯖꯦꯅꯦꯔꯦꯁꯟ ꯑꯩ ꯈꯜꯂꯝꯃꯤꯅꯦ ꯁꯥꯔ ꯍꯥꯏꯕꯗꯤꯀꯣ ꯍꯧꯖꯤꯛꯀꯤꯁꯨ ꯂꯤꯗ ꯖꯦꯅꯦꯔꯦꯁꯟꯅꯦ ꯍꯧꯖꯤꯛꯀꯤꯁꯨ ꯀꯣ ꯑꯩ ꯈꯜꯂꯝꯃꯦꯕ ꯍꯥꯏꯕꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯒ ꯀꯩꯅꯣꯒꯨꯝꯕ ꯄꯦꯖꯀ ꯂꯩꯕ ꯑꯣꯏꯗꯤꯀꯣ ꯍꯧꯖꯤꯛꯀꯤ ꯏꯃꯣꯏꯅꯨ ꯀꯩꯅꯣꯝ ꯍꯥꯏꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯁꯤꯀꯣ ꯑꯗꯨ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯄꯦꯖꯀ ꯂꯩꯕ ꯑꯣꯏꯗꯤ ꯁꯨꯝ ꯂꯩꯗꯅ ꯃꯣꯏꯅ ꯀꯔꯤ ꯁꯥꯔꯚꯤꯁ ꯏꯃꯣꯏꯅꯨ ꯄꯤꯕ ꯗꯦꯀꯣꯔ ꯉꯝꯃꯤ ꯍꯥꯏꯕ ꯔꯤꯁ ꯑꯥꯎꯠ ꯇꯧꯕ ꯅꯨꯡꯉꯥꯏꯅꯦꯕ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯏꯟ ꯊꯤꯕꯗꯁꯨ ꯁꯤꯒꯤꯗꯤ ꯑꯇꯩ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯃꯅꯤꯄꯨꯔꯗ ꯃꯣꯏꯒꯤꯗꯤ ꯇꯣꯞ ꯇꯣꯞꯄ ꯁꯤꯒꯤ ꯃꯒꯨꯟ ꯑꯃ ꯄꯤ ꯈꯣꯠꯂꯦ ꯍꯥꯏꯔꯒꯗꯤ ꯃꯤꯁꯦ ꯑꯍꯦꯟꯕ ꯄꯥꯝꯕ ꯉꯥꯛꯇꯅꯤꯅ ꯁꯥꯔ ꯀꯣ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯍꯥꯏꯔꯒꯗꯤ ꯉꯥꯛꯆꯖꯅꯤ ꯏꯔꯥꯏ ꯉꯥꯛꯆꯖꯅꯤ ꯐꯪꯅꯤ ꯑꯗꯣ ꯕꯣꯔꯤꯁꯀꯤ ꯇꯥꯟꯅꯧꯕ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕ ꯕꯣꯔꯤꯁ ꯍꯧꯖꯤꯛ ꯑꯩ ꯍꯥꯏꯗꯣ ꯕꯣꯔꯤꯁꯀꯤꯁꯨ ꯀꯥꯟꯅꯕ ꯄꯤꯅꯤꯀꯣ ꯑꯩꯅ ꯄꯤꯁꯦ ꯃꯌꯥꯝꯒꯤꯗꯪ ꯅꯠꯇꯦ ꯕꯣꯔꯤꯁꯅꯁꯨ ꯃꯥꯅꯦ ꯅꯣꯏꯗ ꯃꯥꯅꯦ ꯀꯥꯟꯅꯕ ꯄꯤꯗꯣꯏꯅꯦꯕꯀꯣ ꯑꯩꯅꯗꯪ ꯅꯠꯇꯦꯕ ꯁꯤꯗꯤ ꯕꯣꯔꯤꯁꯅ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯇꯨꯁꯨ ꯅꯣꯏ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔ ꯃꯉꯣꯟꯗꯁꯨ ꯀꯥꯟꯅꯕ ꯄꯤꯔꯅꯤ ꯍꯦꯟꯅ ꯁꯦꯜꯁ ꯖꯦꯅꯔꯦꯠ ꯇꯧꯍꯟꯕꯤꯔꯅꯤ ꯑꯗꯨꯗ ꯅꯣꯏꯁꯨ ꯄꯩꯁꯥ ꯇꯥꯜꯂꯅꯤ ꯁꯤꯅꯦ ꯒ꯭ꯔꯣ ꯇꯧꯃꯤꯟꯅꯕ ꯍꯥꯏꯁꯦꯀꯣ ꯑꯗꯨꯗꯤ ꯅꯣꯏꯅ ꯈꯪꯉꯣ ꯕꯠ ꯂꯣꯏꯅꯃꯛ ꯇꯧ ꯍꯥꯏꯕꯗꯤ ꯅꯣꯏ ꯑꯃꯨꯛ ꯂꯣꯏꯅꯃꯛ ꯇꯥꯟꯅꯁꯜ ꯂꯩꯔꯝꯅꯦ ꯑꯃꯨꯛ ꯂꯣꯏꯅꯃꯛ ꯆꯪꯉꯦ ꯑꯗꯨ ꯇꯣꯛꯑꯦ ꯑꯗꯨ ꯄꯣꯠꯇꯨꯗꯀꯣ ꯈꯔ ꯉꯝꯒꯗꯕ ꯃꯤꯁꯤꯡꯗꯣ ꯆꯪꯉꯣ ꯑꯗꯨꯒ ꯅꯣꯏ ꯅꯣꯏꯒꯤ ꯆꯥꯅꯕ ꯄꯣꯠꯇꯣ ꯇꯧꯔꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨꯕꯨ ꯃꯅꯤꯡ ꯍꯟꯒꯅꯨ ꯁꯤꯅꯤ ꯃꯅꯤꯡ ꯍꯟꯒꯅꯨ ꯍꯥꯏ ꯗ꯭ꯔꯣꯞ ꯁꯤꯄꯤꯡ ꯄꯥꯝꯕꯗꯣ ꯉꯁꯥꯏꯒꯤ ꯗꯤꯅꯦꯁꯇ ꯗ꯭ꯔꯣꯞ ꯁꯤꯄꯤꯡ ꯄꯥꯝꯕꯗꯣ ꯗꯤꯅꯦꯁ ꯅꯪ ꯗ꯭ꯔꯣꯞ ꯁꯤꯄꯤꯡ ꯇꯧꯒꯦ ꯍꯥꯏꯔꯕ ꯇꯧꯒꯦ ꯑꯗꯣ ꯁꯤꯁꯦ ꯃꯅꯨꯡ ꯍꯟꯖꯟꯅ ꯌꯥꯝ ꯃꯨꯟꯅ ꯈꯪꯗꯕꯅꯤꯅ ꯃꯆꯥ ꯑꯃꯇꯪ ꯄꯥꯝꯕ ꯈꯔ ꯑꯩ ꯇꯥꯜꯂꯛꯀꯦ ꯀꯝꯄꯅꯤꯗꯣ ꯃꯊꯪꯗ ꯇꯥꯜꯂꯛꯀꯦ ꯗ꯭ꯔꯣꯞ ꯁꯤꯄꯤꯡꯒꯤ ꯑꯩ ꯇꯥꯜꯂꯛꯀꯦ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯩ ꯍꯧꯖꯤꯛ ꯅꯣꯏꯗ ꯑꯂꯤ ꯕꯕꯥꯒꯤꯗꯨ ꯇꯧ ꯑꯗꯥ ꯇꯧ ꯍꯥꯏꯕ ꯄꯣꯠꯁꯤ ꯇꯥꯛꯅꯤꯡꯗꯦꯕꯀꯣ ꯁꯤꯗꯤ ꯉꯥꯛꯇꯪꯒꯤ ꯄꯣꯠꯅꯦ ꯁꯤꯗꯤ ꯌꯥꯔꯣꯏꯕ ꯔꯤꯌꯦꯜ ꯕꯤꯖꯤꯅꯦꯁ ꯑꯣꯟꯅꯕ ꯇꯧꯁꯦꯕ ꯑꯩꯅ ꯅꯍꯥꯟ ꯅꯨꯄꯤ ꯌꯦꯡꯒꯦ ꯍꯥꯏꯕꯗꯣ ꯅꯨꯄꯤꯁꯦ ꯑꯃꯨꯛꯇꯪ ꯑꯩ ꯅꯉꯣꯟꯗ ꯋꯥꯔꯤ ꯂꯤꯔꯛꯀꯦꯕ ꯅꯪ ꯇꯥꯍꯧꯗꯕꯗꯣ ꯅꯨꯄꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯁꯦ ꯕ꯭ꯔꯣꯛ ꯆꯠꯂꯨꯔꯦ ꯕ꯭ꯔꯣꯛ ꯆꯠꯂꯀꯥꯟꯗ ꯃꯥꯅ ꯀꯩꯗꯧꯒꯦꯗ ꯃꯥꯅ ꯕꯦꯡꯒ꯭ꯂꯣꯔ ꯆꯠꯂꯒ ꯕꯦꯡꯒ꯭ꯂꯣꯔꯗ ꯗꯤꯂꯔ ꯃꯌꯥꯝꯁꯤꯡꯁꯦ ꯃꯥꯅ ꯀꯅꯦꯛ ꯇꯧꯔꯒ ꯃꯥꯅ ꯀꯩꯗꯧꯒꯦ ꯍꯣꯝ ꯗꯦꯀꯔꯁꯦ ꯀꯥꯔꯄꯦꯠ ꯅꯨꯡꯄꯦꯠꯁꯦ ꯃꯥꯅ ꯍꯥꯏꯌꯦꯕ ꯑꯩ ꯄꯩꯁꯥ ꯅꯪꯒꯤꯗꯃꯛꯇ ꯀꯁꯇꯃꯔ ꯄꯣꯔꯛꯀꯦ ꯍꯥꯏꯔ ꯃꯥꯅ ꯋꯦꯕꯁꯥꯏꯠ ꯁꯥꯗꯣꯔꯛꯑꯒ ꯋꯦꯕꯁꯥꯏꯠꯁꯤꯗ ꯃꯥꯅ ꯂꯣꯏ ꯍꯥꯞꯀꯠꯂꯒ ꯃꯥꯅ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧ ꯈꯣꯠ ꯇꯧꯔꯒ ꯃꯥꯅ ꯄꯩꯁꯥ ꯇꯥꯜꯍꯜꯂꯛꯏꯅꯦꯕ ꯃꯥꯗꯨꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯥ ꯀꯔꯣꯔꯄꯇꯤꯅꯤ ꯑꯣꯏꯔꯦ ꯇꯦꯠ ꯑꯦꯛꯁꯇꯒ ꯋꯥ ꯉꯥꯡꯉꯝꯅꯦꯕ ꯁꯣ ꯑꯦꯚ꯭ꯔꯤꯊꯤꯡ ꯏꯁ ꯄꯣꯁꯤꯕꯜ ꯋꯦꯕꯁꯥꯏꯠ ꯁꯥꯕ ꯑꯩꯁꯨ ꯍꯩꯇ꯭ꯔꯤꯅ ꯑꯩ ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯏꯕ ꯄꯣꯠꯅꯦꯃꯤ ꯀꯣꯟꯁꯦꯞꯇꯣ ꯀ꯭ꯂꯤꯌꯥꯔ ꯑꯣꯏ ꯋꯦꯕꯁꯥꯏꯠ ꯁꯥꯕꯁꯤꯗꯤ ꯀꯩꯅꯣ ꯏꯠ ꯏꯁ ꯒꯣꯏꯡ ꯇꯨ ꯇꯦꯛ ꯑꯔꯥꯎꯟ 2 hours ꯈꯛꯇꯅꯤ ꯇꯪꯗꯨꯗꯤ ꯑꯩ ꯇꯥꯛꯀꯦ ꯅꯣꯏꯗ ꯂꯣꯏꯔꯦ ꯕꯛ 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 ꯂꯣꯏꯈ꯭ꯔꯅꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯅꯣꯏꯗ ꯆꯪꯉꯕꯗ ꯀꯩꯅꯣ 1-2 hour ꯀꯦꯕ ꯇꯨꯝꯈ꯭ꯔꯕꯣ ꯀꯩꯅꯣ ꯇꯨꯝꯗꯦ ꯁꯥꯔ ꯇꯥꯔꯤꯌꯦ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯑꯣꯟ ꯚꯤꯗꯤꯑꯣ ꯇꯧꯔ ꯅꯪ ꯑꯣꯟ ꯅꯪ ꯇꯧ ꯄꯣꯗꯀꯥꯁ ꯅꯪ ꯄꯣꯗꯀꯥꯁꯀꯤ ꯄ꯭ꯔꯗꯛꯁꯤꯡ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯁꯥꯔ ꯑꯗꯣ ꯑꯩ ꯉꯁꯤꯁꯦ ꯁꯦꯝꯕ ꯍꯧꯔꯝꯃꯦ ꯈꯔ ꯍꯌꯦꯡ ꯑꯃꯨꯛ ꯑꯌꯨꯛ ꯈꯔ ꯉꯟꯅ ꯆꯠꯂꯒ ꯍꯧꯔꯨꯁꯤꯔꯥꯅ ꯈꯟꯕ ꯈꯔ ꯑꯣꯀꯦ ꯋꯥꯠꯍꯧꯔꯤꯕ ꯌꯥꯔꯦ ꯁꯣ ꯀꯦꯕ ꯍꯧꯖꯤꯛ ꯄꯣꯗꯀꯥꯁ ꯍꯧꯈꯤꯗꯣꯏꯅꯣ ꯃꯥꯁꯦ ꯐꯥꯏꯌꯔꯅ ꯍꯧꯖꯤꯛ ꯔꯨꯝ ꯅꯨꯡ ꯂꯣꯏ ꯁꯦꯠꯑꯞꯅꯦ ꯍꯧꯖꯤꯛ ꯄꯣꯗꯀꯥꯁ ꯀꯣ ꯁꯣ ꯃꯤꯒꯤ ꯁꯤꯗꯤ ꯀꯩꯅꯣꯅꯦꯕꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯗꯤꯅꯦꯁ ꯀꯩꯝ ꯋꯥꯎꯅꯨ ꯑꯩ ꯄꯤꯔꯛꯀꯦ ꯕ꯭ꯂꯨ ꯄ꯭ꯔꯤꯟꯗꯣ ꯄꯤꯔꯛꯀꯦ ꯅꯪ ꯇꯧꯕꯗꯣ ꯇꯧꯔꯣ ꯑꯗꯨꯕꯨ ꯇꯧꯔꯗꯤ ꯔꯤꯌꯦꯜ ꯕꯤꯖꯤꯅꯦꯁ ꯕꯤꯜ ꯇꯧꯁꯤ ꯔꯤꯌꯦꯜ ꯕꯤꯖꯤꯅꯦꯁ ꯍꯌꯦꯡꯐꯥꯎ ꯆꯠꯅꯒꯗꯕ ꯍꯌꯦꯡ ꯅꯪꯅ ꯕ꯭ꯔꯦꯟ ꯁꯦꯝꯗꯣꯛꯄꯗꯨꯁꯨ ꯅꯨꯡꯉꯥꯏꯒꯗꯕ ꯃꯌꯥꯝꯁꯤꯡꯗꯣ ꯇꯧꯔꯁꯤ ꯕꯤꯗ꯭ꯌꯥꯅ ꯀꯩ ꯈꯜꯂꯤꯅꯣ
ꯁꯥꯔꯗꯣ ꯃꯌꯥꯝ ꯍꯥꯏꯒ ꯇꯥꯏ ꯀꯩ ꯑꯅꯧꯕ ꯊꯤꯡꯀꯤꯡ ꯂꯥꯛꯀꯦꯕ ꯑꯅꯧꯕ ꯍꯥꯏꯗꯤ ꯁꯨꯝ ꯑꯥꯏꯗꯤꯌꯥ ꯑꯅꯧꯕ ꯑꯃꯗꯤ ꯂꯥꯛꯑꯦ ꯁꯥꯔ ꯑꯩꯈꯣꯏꯁꯨ ꯕꯕꯥꯁꯦ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯐꯔꯅꯤꯆꯔꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕꯅꯦꯕ ꯑꯗ ꯑꯩꯈꯣꯏꯒ ꯌꯥꯝ ꯆꯥꯟꯅꯕ ꯍꯥꯏꯗꯤ ꯁꯥꯔ ꯉꯁꯥꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯐꯤꯖꯪ ꯈꯟꯕꯗꯒꯤ ꯀꯩꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯏꯟꯁꯨ ꯑꯅꯝꯕꯅ ꯂꯨꯍꯣꯡꯕꯒꯤ ꯁꯦꯠ ꯑꯣꯏꯅ ꯂꯧꯋꯦꯕ ꯑꯗꯨꯃꯥꯏꯅ ꯂꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤ ꯐꯤꯖꯪ ꯈꯟꯕ ꯁꯨꯃꯥꯏꯅ ꯗꯦꯀꯣꯔꯦꯁꯟ ꯇꯧꯕ ꯁꯥꯔꯚꯤꯁ ꯄ꯭ꯔꯣꯚꯥꯏꯗꯔ ꯃꯌꯥꯝꯁꯤꯒ ꯁꯨꯝ ꯀꯣꯂꯥꯕꯔꯦꯠ ꯇꯧ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯁꯨ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯀꯃꯤꯁꯟ ꯈꯔ ꯐꯪꯕ ꯑꯗꯨ ꯃꯊꯛꯇ ꯀꯁꯇꯃꯔꯁꯤꯡꯗꯁꯨ ꯈꯔ ꯀꯣꯟꯚꯤꯅꯤꯌꯦꯟꯁꯇꯣ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯄꯥꯔꯠꯅꯔꯅꯤ ꯈꯣꯠꯅꯦꯅ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯁꯨ ꯁꯨꯝ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ ꯀꯥꯏꯅ ꯁꯨꯝ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯂꯥꯛꯑꯝꯕꯅꯦ ꯅꯠꯇꯦ ꯁꯥꯔ ꯅꯪꯗꯤ ꯑꯩꯅ ꯀꯩꯅꯣ ꯆꯠꯍꯟꯅꯤꯡꯉꯦ ꯁꯔꯚꯤꯁ ꯕꯤꯖꯤꯅꯦꯁꯇ ꯆꯠꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯅꯪꯒꯤ ꯂꯦꯡꯒ꯭ꯋꯦꯖꯁꯨ ꯂꯤꯡꯕꯅꯤꯅ ꯌꯨ ꯀꯦꯟ ꯃꯦꯛ ꯑ ꯂꯣꯠ ꯑꯣꯐ ꯃꯅꯤ ꯁꯔꯚꯤꯁꯁꯦ ꯆꯠꯁꯦ ꯑꯩ ꯅꯉꯣꯟꯗ ꯇꯥꯛꯀꯦ ꯁ꯭ꯀꯤꯜꯁ ꯑꯗꯨꯁꯨ ꯇꯧ ꯑꯗꯨꯒ ꯅꯪꯒꯤꯗꯃꯛꯇꯗꯤ ꯑꯩ ꯇꯣꯉꯥꯟꯅ ꯂꯝꯕꯦꯜ ꯑꯃ ꯄꯤꯒꯦ ꯍꯣꯏ ꯃꯌꯥꯝꯒꯤ ꯈꯜꯂꯝꯃꯦ ꯈꯦꯠꯅ ꯋꯥꯔꯤꯅꯦ ꯁꯥꯔ ꯇꯧꯁꯦ ꯑꯗꯨꯁꯨ ꯇꯧꯁꯦ ꯑꯗꯣ ꯇꯧꯁꯤ ꯁꯥꯔ ꯃꯌꯥꯝꯗ ꯈꯦꯠꯅꯕ ꯊꯝꯕꯩ ꯋꯥꯟꯗꯦꯀꯣ ꯍꯥꯏꯗꯤ ꯑꯩ ꯏꯁꯇ꯭ꯔꯣꯡ ꯄꯣꯏꯟ ꯌꯦꯡꯉꯛꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯏꯁꯇ꯭ꯔꯣꯡ ꯄꯣꯏꯟ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯇꯧꯕ ꯌꯥꯕ ꯌꯥꯝ ꯂꯩ ꯈꯟꯕꯗꯣ ꯈꯜꯂꯛꯏꯅꯦꯕ ꯁꯣ ꯔꯥꯍꯨꯜ ꯀꯩ ꯈꯜꯂꯕ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯟꯗꯦ ꯁꯥꯔ ꯉꯝꯅꯦꯅ ꯑꯗꯨꯝ ꯈꯜꯂꯦ ꯉꯝꯕꯗꯪ ꯅꯠꯇꯦ ꯍꯧꯖꯤꯛ ꯉꯝꯕꯗꯪ ꯇꯣꯛꯎꯁꯦ ꯍꯧꯖꯤꯛ ꯑꯩ 3 ꯀ꯭ꯂꯥꯁ ꯁꯨꯔꯛꯑꯕꯅꯤ 4 ꯀ꯭ꯂꯥꯁ ꯁꯨꯖꯜꯂꯛꯑꯕꯅꯤ ꯍꯧꯖꯤꯛꯀꯣ 4 ꯀ꯭ꯂꯥꯁ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯦ ꯑꯩ ꯑꯦꯄ꯭ꯔꯤꯜ ꯃꯦ ꯑꯩ ꯃꯦ ꯐꯥꯎꯗꯗꯤ ꯑꯃ ꯅꯠꯇ꯭ꯔ ꯑꯃꯗꯩ ꯔꯤꯖꯜ ꯄꯥꯝꯃꯦ ꯔꯤꯖꯜ ꯁꯦꯠ ꯑꯩꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕ ꯃꯤ ꯈꯔ ꯂꯩꯀꯣ ꯔꯤꯖꯜꯇꯣ ꯁꯦꯠꯂꯣ ꯂꯣꯏꯅꯃꯛ ꯑꯦꯛꯁꯄꯦꯛ ꯇꯧꯋꯦ ꯔꯤꯁꯤꯔꯥꯖ ꯑꯩ ꯅꯉꯣꯟꯗꯒꯤ ꯔꯤꯖꯜ ꯉꯥꯏꯅꯦ ꯅꯉꯣꯟꯗꯒꯤꯁꯨ ꯕꯤꯁ꯭ꯋꯖꯤꯠꯇꯒꯤꯁꯨ ꯔꯤꯖꯜ ꯉꯥꯏꯅꯦ ꯕꯝꯀꯤꯟꯗꯒꯤꯁꯨ ꯔꯤꯖꯜ ꯉꯥꯏꯅꯦ ꯂꯣꯏꯅꯃꯛꯇꯤ ꯔꯤꯖꯜ ꯉꯥꯏꯅꯦ ꯂꯟꯆꯦꯟꯕꯗꯩꯁꯨ ꯔꯤꯖꯜ ꯉꯥꯏ ꯂꯟꯆꯦꯟꯕ ꯒꯤꯞ ꯃꯤ ꯔꯤꯖꯜꯠꯁ ꯅꯨꯡꯁꯤꯕ ꯒꯤꯞ ꯃꯤ ꯔꯤꯖꯜꯠꯁ ꯔꯨꯖꯗꯥꯟ Yes, sir. I can give you results. ꯔꯨꯖꯗꯥꯟ ꯁꯥꯔ ꯇꯥꯏ ꯐꯥꯏꯌꯔꯅꯦ ꯔꯨꯖꯗꯥꯟꯁꯦ ꯇꯞꯅ ꯉꯥꯡꯖꯕ ꯋꯥꯅꯤ ꯔꯨꯖꯗꯥꯟꯁꯦ ꯐꯥꯏꯌꯔꯅꯦ ꯔꯨꯖꯗꯥꯟꯁꯦ ꯑꯩ ꯃꯥꯏ ꯀꯣꯟꯇꯦꯟ ꯌꯦꯡꯕ ꯃꯇꯝꯗ ꯑꯩ ꯈꯪꯉꯦ ꯃꯥꯏ ꯚꯣꯏꯁ ꯑꯦꯟ ꯑꯦꯚ꯭ꯔꯤꯊꯤꯡ ꯐꯥꯏꯌꯔꯅꯤ ꯄꯣꯇꯦꯟꯁꯤꯌꯦꯜꯗꯤ ꯃꯩꯅꯤ ꯑꯗꯨ ꯋꯦꯁ ꯇꯧꯔꯣꯏꯁꯤ ꯀꯩꯅꯣ ꯇꯧꯁꯦ ꯑꯗꯨꯅ ꯑꯔꯖꯨꯟ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯂꯨꯛ ꯕꯜꯃꯥꯅ ꯅꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯛꯏꯗꯣ ꯁꯤꯗꯒꯤ ꯅꯪꯅ ꯑꯣꯏꯅ ꯃꯤꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯕ ꯃꯇꯝ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯑꯣꯏꯅ ꯇꯧꯁꯦꯕ ꯅꯪ ꯉꯁꯥꯏ ꯍꯪꯉꯤ ꯀꯣꯏꯁꯟꯗꯣ ꯌꯥꯝ ꯊꯤꯅ ꯅꯥꯜꯂꯦ ꯑꯩ ꯀꯣꯏꯁꯟꯗꯣ ꯌꯥꯝ ꯊꯤꯅ ꯔꯤꯌꯦꯂꯤꯇꯤꯗ ꯊꯣꯛꯄ ꯀꯣꯏꯁꯟꯅꯦꯕ ꯑꯗꯨꯅ ꯑꯩꯁꯨ ꯚꯥꯞ ꯇꯥꯏ ꯅꯪꯅ ꯍꯥꯏ ꯀꯣꯏꯁꯟꯗꯣ ꯅꯪ ꯑꯗꯨꯝ ꯇꯥꯛꯄꯗꯤ ꯅꯪꯁꯦ ꯃꯅꯤ ꯃꯦꯀꯤꯡ ꯅꯤꯁꯇ ꯈꯔ ꯂꯩ ꯄꯩꯁꯥꯒꯤ ꯃꯔꯝꯗ ꯊꯤꯕ ꯅꯨꯄꯥꯅꯦ ꯅꯪꯁꯦ ꯑꯩ ꯚꯥꯞ ꯇꯥꯔꯦꯕ ꯌꯥꯏ ꯕꯝꯀꯤꯟ ꯀꯩ ꯈꯜꯂꯤꯕ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯥꯏꯗꯤꯌꯥ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯅꯠꯇꯦ ꯊꯣꯛꯑꯦ ꯁꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯤꯡ ꯁꯨꯃꯥꯏꯅ ꯃꯤꯠꯑꯞ ꯇꯧꯕꯁꯦ ꯍꯧꯈ꯭ꯔꯦꯕ ꯑꯥꯏꯗꯤꯌꯥꯁꯦ ꯑꯩ ꯄꯤꯊꯣꯛꯏꯅꯦ ꯑꯩ ꯑꯉꯝꯕ ꯄꯤꯊꯣꯛꯏ ꯑꯩꯒꯤꯁꯨ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯝꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨ ꯃꯌꯥꯝꯁꯤꯡ ꯅꯣꯏꯁꯦ ꯄꯤꯊꯣꯛꯏ ꯉꯁꯤ ꯑꯩꯅ ꯀꯩꯅꯣꯒ ꯏꯃꯦꯖꯀ ꯄꯤꯊꯣꯛꯏꯗꯣ ꯇꯧꯔꯣ ꯑꯗꯨꯁꯨ ꯑꯩ ꯒꯥꯏꯗ ꯇꯧꯕꯤꯌꯨ ꯇꯧꯕꯤꯒꯦ ꯑꯩ ꯅꯣꯏꯗ ꯁꯤꯀꯤ ꯑꯃ ꯄꯥꯝꯗꯦ ꯅꯣꯏ ꯆꯪꯖꯧ ꯇꯧꯖꯧ ꯑꯗꯨ ꯄꯣꯠꯇꯣ ꯇꯧꯈꯥꯏꯌꯣ ꯑꯗꯨ ꯄꯣꯠꯇꯣ ꯀꯩꯅꯣꯗ ꯗꯤꯃꯥꯟꯁꯦ ꯌꯦꯡꯉꯣ ꯍꯥꯏ ꯄ꯭ꯔꯥꯏꯁ ꯀꯥꯏꯗ ꯂꯩꯒꯦ ꯊꯤꯌꯨ ꯑꯩ ꯅꯣꯏꯗ ꯁꯔꯚꯤꯁ ꯄꯤꯔꯤꯁꯤꯗꯤ ꯀꯩꯒꯤꯅꯣ ꯁꯔꯚꯤꯁ ꯉꯁꯤ ꯁꯔꯚꯤꯁ ꯉꯥꯛ ꯇꯥꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯌꯦꯁ ꯄ꯭ꯔꯗꯛ ꯕꯤꯖꯤꯅꯦꯁꯁꯦ ꯄꯩꯁꯥ ꯂꯩ ꯕꯠ ꯅꯦꯠꯇ ꯅꯦꯝꯃꯦ ꯒ꯭ꯔꯣꯁꯇ ꯋꯥꯡꯉꯦ ꯁꯥꯔ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕ ꯁꯥꯔ ꯁꯥꯔ ꯉꯁꯥꯏ ꯍꯥꯏꯕ ꯑꯃ ꯑꯩ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯖꯨꯋꯦꯂꯔꯤꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯅ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯔꯤꯅꯦꯕꯀꯣ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯄꯦꯖ ꯑꯃꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯤꯅꯦꯕ ꯍꯥꯏꯗꯤ ꯌꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯅꯤꯡꯉꯤꯁꯦ ꯑꯩꯅ ꯑꯣꯏꯅ ꯑꯩ ꯏꯁꯥꯁꯦ ꯌꯥꯎꯔꯒ ꯑꯩꯅ ꯄꯣꯠꯁꯦ ꯎꯠꯄ ꯍꯥꯏꯇꯥꯔꯦ ꯄꯔꯐꯦꯛ ꯑꯗꯣ ꯑꯩ ꯈꯪꯉꯦ ꯑꯩ ꯐꯥꯎꯗꯤ ꯑꯗꯨꯝ ꯐꯥꯎꯔꯅꯤ ꯈꯪꯉꯦꯕꯀꯣ ꯍꯥꯏꯗꯤ ꯖꯨꯋꯦꯂꯔꯤꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯅꯨꯄꯤꯈꯩꯅ ꯌꯥꯝ ꯄꯥꯝꯅꯕ ꯄꯣꯠꯅꯦꯕ ꯑꯦꯛꯖꯦꯛꯠꯂꯤ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯑꯗꯨꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪꯅ ꯍꯥꯏꯗꯣ ꯆꯨꯝꯃꯦ ꯃꯅꯤꯄꯨꯔꯗ ꯖꯨꯋꯦꯂꯔꯤꯒꯤ ꯅꯤꯁꯇ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯤꯁꯨ ꯂꯩꯇ꯭ꯔꯤ ꯑꯗꯣ ꯑꯩꯁꯦ ꯈꯪꯉꯦꯕꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯐꯥꯎꯒꯠꯂꯛꯄ ꯍꯥꯏꯁꯦ ꯃꯌꯥꯝ ꯃꯤ ꯃꯌꯥꯝꯅ ꯆꯪꯉꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯤ ꯆꯪꯉꯛꯇꯣꯏꯅꯦ ꯍꯦꯟꯗꯜ ꯇꯧ ꯑꯗꯨꯅ ꯇꯥꯕꯅꯤꯅ ꯑꯗꯣ
ꯑꯗꯨꯅꯦ ꯂꯨꯕ ꯑꯃꯁꯨ ꯂꯩꯌꯦ ꯁꯥꯔ ꯅꯣ 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 ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯃꯤꯒꯤ ꯀꯥꯏꯅꯕ ꯇꯧꯗ꯭ꯔ ꯂꯣꯏꯔꯦ ꯃꯤꯒꯤ ꯀꯥꯏꯅꯕ ꯇꯧꯗ꯭ꯔ ꯂꯣꯏꯔꯦ ꯑꯗꯨꯗꯣ ꯑꯩ ꯇꯧꯒꯦꯅ ꯈꯜꯂꯦ ꯑꯗꯨ ꯁꯨꯝ ꯑꯗꯨ ꯃꯔꯛꯇꯣ ꯍꯥꯏꯗꯤ ꯇꯧꯔꯨꯔꯒ ꯑꯃꯨꯛ ꯍꯟꯗꯣꯛꯄꯁꯨ ꯇꯜꯂꯤ ꯇꯧꯁꯜꯂꯨꯔꯒ ꯑꯃꯨꯛ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯂꯥꯟ ꯇꯧꯔꯦꯅ ꯆꯥꯛꯆꯥꯗꯕꯗꯤ ꯌꯥꯗꯦ ꯃꯥꯅꯦ ꯏꯔꯨꯖꯗꯕ ꯌꯥꯗꯦ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤ ꯄꯣꯠꯁꯦ ꯑꯩ ꯉꯁꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪꯉꯣꯟꯗ ꯉꯁꯤ ꯃꯥꯏꯟ ꯈꯤꯇꯪ ꯀ꯭ꯂꯤꯌꯔ ꯑꯣꯏ ꯃꯈꯥ ꯇꯥꯗꯤ ꯅꯪ ꯈꯟꯖꯧꯕ ꯅꯪꯅ ꯇꯧꯗꯣꯏꯁꯦ ꯖꯒꯣꯏ ꯁꯥꯕ ꯅꯠꯇꯦꯕ ꯃꯤꯉꯣꯟꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯎꯠꯄ ꯅꯠꯇꯦ ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯃꯅꯤꯄꯨꯔꯒꯤ ꯏꯔꯝꯗꯝꯁꯤꯒꯤ ꯆꯥꯎꯈꯠꯅꯕ ꯅꯪꯒꯤꯁꯨ ꯅꯪꯅ ꯄꯩꯁꯥꯗꯣ ꯇꯥꯜꯂꯒ ꯕꯤꯖꯤꯅꯦꯁ ꯑꯃ ꯕꯤꯜ ꯇꯧꯔꯤꯅꯦꯕ ꯅꯪꯅ ꯃꯌꯥꯝꯗ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯚꯦꯂꯨꯗꯣ ꯁꯣꯜꯕ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤꯗꯤ ꯃꯦꯕꯤ ꯅꯪꯅ ꯂꯥꯟ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯄꯣꯠꯇꯣ ꯂꯥꯟꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯀꯣ ꯁꯤꯗꯤ ꯑꯗꯒꯤꯗꯤ ꯑꯋꯥ ꯑꯅꯥꯁꯤꯡꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯀꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯗꯨ ꯅꯁꯥꯒꯤ ꯅꯪ ꯈꯟꯕ ꯅꯠꯇꯕ ꯅꯪꯅ ꯇꯧꯗꯣꯏ ꯄꯣꯠꯁꯤꯗꯤ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇꯣ ꯒ꯭ꯔꯣ ꯇꯧꯔꯒ ꯁꯣꯁꯥꯏꯇꯤꯒꯤꯗꯃꯛꯇ ꯆꯦꯟꯖꯦꯁ ꯄꯨꯔꯛꯅꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯗ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯌꯦꯡꯉꯣ ꯄꯩꯁꯥ ꯂꯩꯇꯕ ꯅꯪꯅ ꯆꯥꯎꯈꯠꯄ ꯑꯣꯏꯔꯗꯤ ꯆꯥꯎꯈꯠꯄ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕ ꯁꯣ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯅꯪꯅ ꯇꯧꯔꯤ ꯄꯣꯠꯇꯣ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯃꯤ ꯊꯥꯒꯠꯂꯤꯗꯨꯗꯤ ꯐꯤꯔꯣꯟꯒꯤꯒ ꯊꯥꯒꯠꯂꯤ ꯃꯌꯥꯝꯗꯨꯗꯤ ꯅꯪꯒꯤ ꯌꯥꯝ ꯅꯥꯟꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯇꯧꯈꯥꯏꯔꯣ ꯌꯥꯔꯦ ꯒ꯭ꯔꯣ ꯌꯧꯈ꯭ꯔꯅꯤ ꯑꯗꯨ ꯒ꯭ꯔꯣ ꯇꯧꯔꯛꯄ ꯑꯗꯨꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯒꯅꯨ ꯍꯌꯦꯡ ꯅꯪ ꯇꯧꯔꯛꯑꯅꯤ ꯂꯥꯟꯁꯦ ꯁꯥꯔ ꯑꯩꯈꯣꯏ ꯂꯥꯟꯁꯦ ꯁꯨꯡꯂꯣꯏ ꯂꯣꯏꯗ꯭ꯔꯦ ꯍꯥꯏꯔꯁꯦꯕ ꯀꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯅꯪ ꯅꯪꯅ ꯊꯦꯡꯅꯩꯁꯨ ꯂꯥꯟꯅꯦꯕ ꯅꯪ ꯊꯦꯡꯅꯗꯣꯏꯁꯨ ꯂꯥꯟꯅꯦꯕ ꯅꯪ ꯊꯦꯡꯅꯗꯣꯏꯁꯤꯁꯨ ꯃꯥꯅꯦ ꯅꯪꯅ ꯊꯦꯡꯅꯩꯁꯦ ꯂꯥꯟꯅꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣই ꯄꯨꯝꯅꯃꯛ ꯁꯨꯃꯥꯏꯅ ꯊꯦꯡꯅꯃꯤꯟꯅꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯃꯅꯦ ꯑꯩꯈꯣꯏꯅ ꯇꯧꯖꯩꯁꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯉꯁꯤ ꯁꯄꯣꯁ ꯑꯩꯗꯤ ꯍꯥꯏꯕꯗꯤ ꯃꯤꯉꯣꯟꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯗꯣꯅꯦꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯎꯠꯊꯣꯛꯄꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦꯕ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯪꯅ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯄꯩꯁꯥ ꯇꯥꯜꯂꯒ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯁꯦ ꯗꯦꯠꯁ ꯏꯅꯐ ꯕꯠ ꯄꯩꯁꯥ ꯂꯩꯇꯅ ꯅꯪ ꯀꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯌꯦꯡꯉꯣ ꯋꯥꯔꯁꯦ ꯃꯈꯜ ꯃꯈꯜꯅꯦ ꯍꯌꯦꯡ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯅꯝꯊꯔ ꯂꯩꯕ ꯄꯣꯠꯁꯤꯗ ꯅꯪ ꯑꯃꯅ ꯕꯣꯔꯤꯁꯅ ꯕꯤꯗ꯭ꯌꯥꯅꯟꯗꯅ ꯅꯨꯡꯁꯤꯕꯅ ꯁꯨꯃꯥꯏꯅ ꯕꯤꯖꯤꯅꯦꯁꯀꯤ ꯃꯥꯏꯟ ꯆꯠꯂꯛꯄꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯍꯌꯦꯡ ꯏꯀꯣꯅꯣꯃꯤꯀꯂꯤ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤꯁꯨ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯩꯗꯣꯏꯅꯦ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯅ ꯇꯥꯡꯈꯠꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯅ ꯍꯌꯦꯡ ꯂꯥꯏꯔꯕ ꯃꯇꯝꯗ ꯂꯣꯏꯅꯃꯛ ꯂꯥꯏꯔꯃꯤꯟꯅ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯃꯤꯟꯅꯗꯣꯏꯅꯣ ꯑꯗꯨꯅ ꯕꯤꯖꯤꯅꯦꯁ ꯂꯣꯝꯗꯁꯨ ꯂꯩꯕ ꯑꯗꯒꯤꯗꯤ ꯁꯣꯝꯗꯁꯨ ꯂꯩꯕ ꯑꯦꯕ꯭ꯔꯤ ꯁꯥꯏꯠꯇ ꯂꯣꯏ ꯂꯩꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤ ꯅꯣ ꯖꯥꯇꯤ ꯖꯥꯠ ꯁꯥꯖꯤꯠꯅꯁꯨ ꯃꯇꯦꯡ ꯄꯥꯡꯉꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯆꯥꯎꯈꯠꯂꯛꯀꯗꯣꯏ ꯅꯠꯇ꯭ꯔꯥ ꯁꯤꯗꯤ ꯖꯥꯇꯤ ꯖꯥꯠ ꯍꯥꯏꯕꯒ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯃꯩꯇꯩ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯄꯨꯂꯞ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕ ꯃꯅꯤꯄꯨꯔꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏ ꯇꯧꯃꯤꯟꯅꯔꯀꯥꯟꯗ ꯁꯣꯁꯥꯏꯇꯤꯁꯤꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯉꯀꯥꯟꯗ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄꯗꯨ ꯑꯣꯏꯗꯣꯏꯅꯦꯕ ꯁꯣ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯅꯉꯣꯟꯗ ꯀꯩꯝꯇ ꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯪꯉꯣꯟꯗ ꯗꯥꯎꯠ ꯂꯩꯔꯤ ꯄꯣꯠꯇꯣ ꯌꯦꯁ ꯅꯪ ꯏꯔꯥꯡꯁꯤꯗ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ ꯈꯟꯕꯗꯣ ꯑꯩ ꯈꯟꯐꯝ ꯊꯣꯛꯑꯦ ꯑꯗꯨ ꯑꯩꯅ ꯔꯦꯁꯄꯦꯛ ꯇꯧꯋꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯗꯣꯀꯣ ꯃꯌꯥꯝꯅꯁꯨ ꯂꯣꯏ ꯔꯦꯁꯄꯦꯛ ꯇꯧꯅꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯗꯣ ꯕꯠ ꯑꯒꯦꯟ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯅꯪ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣ ꯁꯤꯅꯤꯗ ꯑꯩꯅ ꯍꯥꯏꯁꯦ ꯐꯠꯇꯕ ꯊꯕꯛ ꯅꯠꯇꯦ ꯅꯪ ꯇꯧꯗꯣꯏꯗꯣ ꯃꯤ ꯁ꯭ꯀꯦꯝ ꯇꯧꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯃꯤꯉꯣꯟꯗ ꯀꯩꯅꯣꯝ ꯍꯨꯔꯥꯜꯂꯨꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯚꯦꯂꯨꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯞꯄꯣꯔꯠ ꯌꯥꯎꯋꯦ ꯑꯣꯀꯦ ꯁꯥꯔ ꯇꯧꯔꯛꯑꯒꯦ Do it. ꯁꯥꯔ ꯑꯗꯣ ꯀꯩꯅꯣꯁꯦ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯑꯩꯁꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤꯅ ꯑꯌꯥꯝꯕ ꯇꯧꯋꯦꯕꯀꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯇꯧ ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯏꯗꯤ ꯂꯣꯡ ꯍꯥꯏꯁꯦ 5 minutes ꯀꯨꯝꯕ ꯑꯗꯨꯝ ꯊꯥꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯁꯤꯅꯤ ꯌꯥꯏ ꯁꯤ ꯅꯪꯒꯤ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟ ꯑꯣꯏꯔꯛꯇꯣꯏ ꯁꯤꯗꯁꯨ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟ ꯑꯃ ꯆꯪꯉꯛꯏꯅꯤ ꯀꯩꯝ ꯑꯗꯣ ꯀꯥꯏꯗꯦ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯐꯣꯀꯁ ꯑꯗꯨꯝ ꯄꯤꯕꯁꯦ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦꯅꯁꯨ ꯈꯜꯂꯦꯕꯀꯣ ꯅꯪꯅ ꯍꯥꯏꯁꯦ ꯀꯩꯅꯣꯗ ꯂꯥꯛꯑꯦ ꯅꯪꯒꯤꯁꯦ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯑꯦ ꯅꯪꯒꯤꯁꯦ ꯈꯤꯇꯪꯁꯨ ꯕ꯭ꯂꯣꯒꯤꯡꯒꯤ ꯇꯥꯏꯞꯇꯁꯨ ꯈꯤꯇꯪꯁꯨ ꯂꯥꯛꯑꯦꯕ ꯅꯪꯒꯤꯁꯦ ꯍꯥꯏꯕꯗꯤ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯅꯪꯒꯤ ꯖꯨꯋꯦꯂꯔꯤꯒꯤꯁꯤꯗ ꯅꯪꯅ ꯉꯁꯥꯏꯒꯤ ꯗꯥꯏꯔꯦꯛꯂꯤ ꯑꯦꯖꯨꯀꯦꯁꯟꯃꯛꯀꯤ ꯆꯠꯄ ꯌꯥꯔꯣꯏ ꯅꯪ ꯖꯨꯋꯦꯂꯔꯤꯗꯗꯤ ꯅꯠꯇ꯭ꯔꯥ ꯆꯠꯂꯣꯏ ꯈꯤꯇꯪꯈꯛ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯍꯥꯏꯞ ꯑꯃ ꯕꯤꯜ ꯑꯞ ꯇꯧꯔꯛꯄ ꯄꯣꯠꯇꯨꯒꯤ ꯍꯥꯏꯞ ꯑꯃ ꯕꯤꯜ ꯑꯞ ꯇꯧꯔꯛꯄ ꯄꯣꯠꯇꯨꯒꯤ ꯂꯥꯛꯀꯗꯣꯏꯅꯦꯕ ꯇꯧꯔꯣ ꯑꯩꯒꯤ ꯃꯣꯠꯇ ꯇꯧꯈꯥꯏꯔꯣ ꯍꯧꯖꯤꯛ ꯇꯧꯈꯥꯏꯔꯣ ꯂꯥꯛꯀꯅꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯥꯛꯀꯅꯤ ꯒ꯭ꯔꯣꯠ ꯌꯥꯝ ꯊꯤ ꯂꯥꯛꯀꯅꯤ ꯇꯧꯔꯛꯑꯒꯦ ꯁꯥꯔ ꯉꯁꯤ ꯀꯌꯥꯅꯣ 18 ꯐꯦꯕ꯭ꯔꯨꯋꯥꯔꯤꯅꯤ ꯑꯩ ꯉꯁꯤ 18 ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯅꯪ ꯅꯤꯡꯁꯤꯡꯉꯣ ꯌꯥꯔꯦ ꯔꯤꯖꯜ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯁꯤ ꯃꯥꯔꯀꯦꯇꯤꯡꯅꯤ ꯀꯩꯅꯣ ꯃꯥꯅꯦ ꯃꯥꯔꯀꯦꯇꯤꯡ ꯇꯧꯗꯅ ꯅꯪ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨ ꯄꯣꯠꯇꯨꯗꯤ ꯑꯗꯣ ꯑꯀꯥꯏꯕꯗ ꯍꯥꯏꯔꯨꯔꯅꯨ ꯑꯗꯒꯤꯗꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯃ ꯇꯧꯔꯨꯔꯅꯨ ꯑꯐꯕ ꯊꯕꯛ ꯇꯧꯔꯣ ꯑꯐꯕ ꯀꯥꯟꯅꯕ ꯇꯧꯔꯣ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯗ ꯅꯪꯒꯤꯗꯤ ꯏꯁꯣꯔꯅꯁꯨ ꯅꯪꯒꯤ ꯑꯐꯕ ꯊꯕꯛ ꯇꯧꯔꯗꯤ ꯑꯐꯕ ꯑꯗꯨꯝ ꯇꯥꯜꯂꯛꯇꯥꯕꯅꯤ ꯁꯥꯔ ꯑꯩ ꯀꯣꯏꯁꯟ ꯑꯝꯇꯪꯒ ꯍꯪꯖꯍꯧꯒꯦꯕ ꯍꯦ ꯍꯪꯉꯨ ꯑꯩꯒꯤ ꯕ꯭ꯔꯥꯟꯁꯦ ꯑꯃ ꯂꯩꯔꯦꯕꯀꯣ ꯑꯩ ꯕ꯭ꯔꯥꯟ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯤꯒꯤ ꯕ꯭ꯔꯥꯟꯁꯤꯒꯤ ꯃꯈꯥꯗ ꯖꯨꯋꯦꯂꯔꯤꯁꯦ ꯑꯩꯅ ꯄꯥꯏꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯗ ꯑꯩ ꯅꯍꯥꯟ ꯍꯥꯏꯗꯨꯗꯤ ꯅꯠꯇꯦ ꯑꯩ ꯈꯤꯇꯪ ꯀ꯭ꯂꯦꯔꯤꯇꯤ ꯑꯃ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ
ꯍꯥꯏꯔꯣ ꯑꯩ ꯍꯥꯏ ꯑꯩꯒꯤ ꯕ꯭ꯔꯥꯟ ꯑꯃ ꯂꯩꯔꯦ ꯕ꯭ꯔꯥꯟꯁꯤ ꯑꯩ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯁꯦꯜꯁ ꯑꯦꯖꯦꯟꯁꯤꯒꯨꯝꯕ ꯑꯃ ꯑꯣꯏꯔꯦꯅ ꯈꯜꯂꯁꯦꯕ ꯁꯥꯔ ꯑꯗ ꯑꯩꯒꯤ ꯕ꯭ꯔꯥꯟꯁꯤꯒꯤ ꯃꯈꯥꯗ ꯖꯨꯋꯦꯂꯔꯤꯁꯦ ꯑꯩꯅ ꯌꯣꯟꯅꯤꯡꯉꯦꯕ ꯑꯗꯨ ꯖꯨꯋꯦꯂꯔꯤ ꯄ꯭ꯔꯗꯛꯁꯤꯗꯤ ꯃꯤꯒꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯃꯤꯡ ꯊꯣꯟꯕꯒꯤ ꯃꯑꯣꯡꯁꯦ ꯌꯥꯝ ꯀꯥꯏꯗꯦ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯃꯤꯒꯤ ꯄ꯭ꯔꯗꯛꯁꯦ ꯅꯪꯅ ꯅꯪꯒꯤ ꯕ꯭ꯔꯦꯟꯗ ꯌꯣꯟꯗꯣꯏꯔꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯕ꯭ꯔꯥꯟ ꯑꯃ ꯁꯦꯝꯖꯔꯦ ꯑꯩ ꯚꯥꯞꯇ ꯅꯪꯒꯤ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟ ꯂꯩꯖꯔꯦꯕ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯁꯦ ꯅꯪꯅ ꯍꯧꯖꯤꯛꯀꯤ ꯁꯅꯥꯁꯦ ꯃꯤꯒꯤ ꯁꯅꯥꯁꯦ ꯅꯪꯅ ꯅꯪꯒꯤ ꯁꯅꯥꯁꯤꯁꯨ ꯅꯁꯥꯒꯤ ꯕ꯭ꯔꯦꯟ ꯑꯃ ꯁꯦꯝꯖꯔ ꯌꯣꯟꯒꯦ ꯍꯥꯏꯔꯕ ꯅꯪ ꯍꯥꯏꯁꯦ ꯅꯠꯇꯦ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟꯗꯤ ꯂꯩꯖꯔꯦꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯄꯣꯠꯇꯣ ꯑꯩꯅ ꯌꯣꯟꯕꯒꯤ ꯁꯥꯔꯚꯤꯁꯇꯣ ꯂꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯏ ꯅꯪ ꯃꯣꯏꯒ ꯗꯤꯜ ꯇꯧꯅꯔꯣ ꯌꯥꯝ ꯂꯥꯏꯔ ꯄꯣꯠꯅꯦ ꯑꯗꯨꯗꯤ ꯅꯪꯅ ꯇꯧꯗꯣꯏ ꯊꯕꯛꯁꯤ ꯁꯦ ꯁꯤ ꯂꯩꯔꯦ ꯍꯥꯏꯒꯦ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟ ꯁꯦꯝꯃꯦꯀꯣ ꯁꯦꯝꯃꯀꯥꯟꯗ ꯅꯪ ꯇꯧꯗꯣꯏꯁꯦ ꯅꯪꯅ ꯌꯨꯇ꯭ꯌꯨꯕꯇ ꯁꯦꯝꯃꯦ ꯑꯗꯒꯤꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨ ꯁꯦꯝꯃꯦ ꯍꯥꯏꯔꯁꯦꯕ ꯅꯦꯛꯁ ꯊꯤꯡ ꯅꯪ ꯇꯧꯗꯣꯏꯁꯦ ꯅꯪꯒꯤꯁꯤꯁꯨ ꯁꯤ ꯀꯩ ꯀꯧꯒꯦ ꯍꯥꯏꯗꯅ ꯁꯤꯁꯨ ꯀꯩ ꯀꯧꯒꯦ ꯍꯥꯏꯗꯅ ꯁꯤꯁꯤꯅ ꯑꯃꯨꯛ ꯀꯥꯏꯟ ꯑꯣꯐ ꯀꯩꯅꯣꯗ ꯂꯥꯛꯑꯦ ꯑꯃꯨꯛ ꯑꯐꯤꯂꯦꯠ ꯃꯥꯔꯀꯦꯇꯤꯡꯅꯦ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯑꯗꯒꯤꯗꯤ ꯗ꯭ꯔꯣꯞ shippingꯅꯦ ꯍꯥꯏꯔꯁꯨ ꯍꯥꯏꯐꯦꯠ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛ ꯌꯥꯔꯦꯀꯣ ꯑꯅꯤꯁꯤ ꯃꯅꯨꯡꯗ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯂꯥꯛꯑꯦꯕ ꯅꯪ ꯇꯧꯗꯣꯏꯁꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪ ꯑꯣꯜꯔꯦꯗꯤ ꯑꯗꯨꯗ ꯋꯔꯛ ꯇꯧꯏꯅꯤ ꯃꯣꯏꯒꯤ ꯁꯦꯜꯁ ꯍꯦꯟꯒꯠꯍꯟꯗꯣꯏꯅꯦꯕ ꯀꯃꯥꯏꯅ ꯁꯦꯜꯁ ꯍꯦꯟꯒꯠꯍꯟꯗꯣꯏꯅꯣ ꯅꯪ ꯇꯧꯗꯣꯏꯁꯤ ꯄꯣꯠꯁꯦ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯒꯦꯕ ꯃꯣꯏꯒꯤ ꯋꯦꯕꯁꯥꯏꯠ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯕꯤꯌꯨ ꯋꯦꯕꯁꯥꯏꯠꯁꯦ ꯅꯪꯅ ꯀ꯭ꯔꯤꯌꯦꯠ ꯇꯧꯊꯣꯛꯑꯣ ꯌꯥꯏ ꯅꯪ ꯅꯁꯥꯒꯤ ꯑꯣꯏꯅ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯌꯥꯏ ꯅꯪꯅꯀꯣ ꯁꯣꯄꯤꯐꯥꯏꯗ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯁꯣꯄꯤꯐꯥꯏꯗ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯒ ꯁꯣꯄꯤꯐꯥꯏ ꯃꯅꯨꯡꯁꯤꯗ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯖꯨꯋꯦꯂꯔꯤ ꯃꯌꯥꯝꯁꯤꯡ ꯅꯪꯅ ꯐꯣꯇꯣ ꯂꯣꯏ ꯅꯝꯈꯠꯂ ꯂꯣꯏ ꯊꯥꯒꯠꯄꯤꯔꯣ ꯅꯪꯒꯤ ꯋꯦꯕꯁꯥꯏꯠꯁꯦ ꯍꯥꯡꯗꯣꯛꯑꯣꯀꯣ ꯖꯨꯋꯦꯂꯔꯤ ꯁ꯭ꯇꯥꯏꯜ ꯃꯌꯥꯝꯁꯦ ꯀꯦꯇꯒꯔꯥꯏꯁ ꯂꯣꯏ ꯇꯧ ꯋꯦꯕꯁꯥꯏꯠ ꯑꯃ ꯄꯨꯔꯥ ꯁꯥꯗꯣꯛꯑ ꯊꯝꯕ ꯃꯇꯝꯗ ꯅꯪꯅ ꯀꯩꯗꯧꯔꯅꯤ ꯍꯥꯏ ꯃꯇꯝꯗ ꯅꯪꯅ ꯉꯝꯖꯔ ꯅꯪꯒꯤ ꯌꯨꯇ꯭ꯌꯨꯕꯁꯤꯅ ꯍꯌꯦꯡ 1000 ꯁꯕꯁꯀ꯭ꯔꯥꯏꯕꯔꯒ ꯌꯧꯈ꯭ꯔ ꯃꯇꯝꯗꯗꯤ ꯅꯪꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯈꯥꯗ ꯁꯣꯄꯤꯐꯥꯏꯒ ꯀꯅꯦꯛ ꯇꯧꯔꯒ ꯃꯈꯥꯗ ꯔꯤꯀꯃꯦꯟꯗꯦꯗ ꯂꯣꯏ ꯆꯦꯜꯍꯟ ꯌꯥꯔꯦꯕ ꯅꯪꯒꯤ ꯖꯨꯋꯦꯂꯔꯤꯒꯁꯦ ꯅꯪ ꯎꯔꯦꯀꯣ ꯑꯗꯨꯗꯤ ꯑꯗꯨ ꯄꯣꯠꯇꯣ ꯅꯪꯒꯤ ꯒ꯭ꯔꯣ ꯇꯧꯔꯛꯏꯉꯩ ꯅꯪꯒꯤ ꯍꯌꯦꯡ ꯂꯤꯡ ꯇ꯭ꯔꯤ ꯍꯥꯞꯄꯒ ꯅꯪꯒꯤ ꯖꯨꯋꯦꯂꯔꯤ ꯁ꯭ꯇꯣꯔꯁꯨ ꯂꯩ ꯍꯥꯏꯕ ꯄꯣꯠꯁꯤꯗꯒꯤ ꯄꯨꯈ꯭ꯔ ꯃꯇꯝꯗ ꯅꯪꯒꯤ ꯖꯨꯋꯦꯂꯔꯤ ꯁ꯭ꯇꯣꯔ ꯆꯠꯈꯤꯕ ꯄꯣꯠꯇꯣ ꯃꯤ ꯂꯩꯔꯅꯤ ꯅꯪꯒꯤ ꯕꯤꯖꯅꯦꯁꯅꯦ ꯑꯗꯣ ꯁꯤꯗ ꯀꯩꯝ ꯈꯟꯅꯤꯡꯉꯥꯏ ꯂꯩꯇꯦ ꯂꯣꯏ ꯀꯅꯦꯛꯇꯦꯠ ꯉꯥꯛꯇꯅꯦ ꯅꯪꯁꯦ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟ ꯑꯃꯅꯤ ꯅꯪꯅ ꯇꯧꯔꯤꯁꯦ ꯁꯤꯅꯤ ꯕꯠ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯑꯩꯒꯤ ꯕꯤꯖꯅꯦꯁꯇ ꯀꯩ ꯂꯩ ꯍꯥꯏꯕ ꯃꯇꯝꯗ ꯖꯨꯋꯦꯂꯔꯤꯒꯤ ꯕꯤꯖꯅꯦꯁ ꯂꯩꯔꯦ ꯑꯩꯒꯤ ꯁꯤ ꯕꯤꯖꯅꯦꯁ ꯂꯩ ꯑꯗꯨ ꯂꯩ ꯍꯥꯏꯕꯗꯣ ꯈꯥꯏꯗꯣꯛꯆꯔꯛꯄ ꯀꯃꯥꯏꯅ ꯃꯤ ꯑꯃꯕꯨ ꯀꯃꯥꯏꯅ ꯂꯩꯇꯦ ꯕꯤꯖꯅꯦꯁꯃꯦꯟ ꯍꯥꯏꯁꯦ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯑꯃ ꯑꯣꯏꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯩ ꯁ꯭ꯀꯨꯜ ꯂꯩ ꯗꯨꯀꯥꯟ ꯂꯩ ꯑꯗꯨ ꯃꯔꯛꯇꯨꯗ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟꯁꯤꯅ ꯑꯩꯒꯤ ꯕꯤꯖꯅꯦꯁ ꯅꯣꯂꯦꯖ ꯑꯩꯒꯤ ꯃꯥꯏꯟ ꯅꯣꯂꯦꯖ ꯑꯦꯚ꯭ꯔꯤꯊꯤꯡ ꯃꯌꯥꯝꯁꯤꯡꯗꯣ ꯄꯤꯔꯛꯏꯅꯤ ꯀꯩꯅꯣ ꯃꯜꯇꯤꯄꯜ ꯑꯣꯏꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯁꯥꯔ ꯀꯩꯝ ꯀꯥꯏꯗꯦ ꯅꯪ 5 ꯕꯤꯖꯅꯦꯁ ꯔꯟ ꯇꯧꯕ ꯌꯥꯏ 10 ꯕꯤꯖꯅꯦꯁ ꯔꯟ ꯇꯧꯕ ꯌꯥꯏ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟ ꯑꯗꯨꯅꯤ ꯀꯩꯅꯣ ꯄꯋꯥꯔ ꯍꯥꯏꯁꯦ ꯀꯩꯅꯣ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟꯒꯤ ꯄꯋꯥꯔꯁꯦ ꯑꯗꯨꯅꯤ ꯏꯂꯟ ꯃꯁꯀꯤ ꯕꯤꯖꯅꯦꯁ ꯀꯌꯥ ꯂꯩꯒꯦ ꯁ꯭ꯄꯦꯁ ꯑꯦꯛꯁ ꯇꯦꯁꯂꯥ ꯑꯦꯛꯁ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯌꯥꯝ ꯄꯩꯒꯩ ꯂꯩꯔꯤꯁꯤ ꯀꯩꯅꯣ ꯑꯗꯩ ꯒꯦꯔꯤ ꯕꯦꯅꯔꯆꯛꯀꯤ ꯀꯝꯄꯅꯤ ꯀꯌꯥ ꯂꯩꯒꯦ 8 9 ꯀꯝꯄꯅꯤ ꯂꯩꯕꯅꯤ ꯃꯥꯒꯤ ꯑꯣꯀꯦ ꯁꯥꯔ ꯑꯩꯁꯦ ꯅꯪꯒꯤ ꯑꯦꯖꯦꯟꯁꯤꯁꯨ ꯍꯥꯞꯆꯤꯟ ꯌꯥꯔꯦ ꯅꯪꯒꯤ ꯁꯦꯜꯁ ꯑꯦꯖꯦꯟꯁꯤ ꯁꯦꯜꯁ ꯃꯥꯔꯀꯦꯇꯤꯡꯁꯨ ꯍꯥꯞ ꯌꯥꯔꯦ ꯅꯪ ꯍꯩꯔꯛꯄ ꯄꯣꯠꯇꯣ ꯅꯪꯒꯤ ꯊꯝꯈ꯭ꯔ ꯂꯣꯏꯔꯦ ꯅꯪꯗꯤ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯅꯤ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯍꯥꯏꯕꯁꯤꯗꯤ ꯀꯩꯅꯣ ꯅꯪꯗꯤ ꯑꯣꯟꯂꯤ ꯂꯤꯗꯔ ꯑꯣꯏꯅ ꯂꯩꯗꯣꯏꯅꯦ ꯃꯈꯥ ꯇꯥꯕꯗꯤ ꯃꯤꯅ ꯊꯕꯛ ꯇꯧꯗꯣꯏꯅꯦ ꯅꯪ ꯂꯣꯏ ꯆꯂꯥꯏꯔ ꯅꯪꯅ ꯃꯥꯏꯟ ꯒꯦꯝ ꯇꯧꯔ ꯇꯧꯗꯣꯏꯅꯤ That's ꯊꯦꯡꯛ it ꯌꯨ ꯁꯥꯔ man That's it ꯑꯗꯨ ꯈꯪꯉꯗꯤ ꯌꯥꯔꯦ ꯒꯦꯝ ꯄꯨꯝꯅꯃꯛ ꯁꯣꯜꯕ ꯇꯧꯔꯦ ꯀꯩꯕ ꯉꯁꯥꯏ ꯑꯃ ꯍꯪꯉꯛꯈꯤꯗꯣ ꯑꯩ ꯉꯁꯤ ꯑꯟꯁꯔ ꯄꯤꯒꯦꯀꯣ ꯃꯌꯥꯝꯒꯤ ꯑꯟꯁꯔ ꯄꯤꯒꯦ ꯅꯣꯏ ꯊꯦꯡꯉꯁꯨ ꯅꯣꯏ ꯊꯦꯡꯉꯕꯣ ꯇꯨꯝꯅꯤꯡꯉꯕꯣ ꯇꯨꯝꯅꯤꯡꯕ ꯃꯤ ꯌꯥꯎꯔꯕꯣ ꯀꯦꯃꯦꯔꯥ ꯑꯣꯐ ꯇꯧꯈ꯭ꯔꯦ ꯇꯨꯝꯅꯤꯡꯉꯕꯣ ꯁꯥꯖꯤꯠ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯔꯥꯍꯨꯜ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯣꯀꯦ ꯀꯅꯥ ꯀꯩꯀꯩ ꯀꯣꯏꯁꯟ ꯍꯪꯅꯤꯡꯉꯤ ꯍꯥꯏꯔꯣ ꯀꯣꯏꯁꯟ ꯁꯥꯔ ꯑꯩ ꯑꯅꯟꯕ ꯑꯝꯇ ꯍꯪꯉꯣ ꯍꯪꯖꯒꯦ ꯁꯥꯔ ꯑꯩꯈꯣꯏ ꯁꯥꯔꯚꯤꯁ ꯕꯤꯖꯤꯅꯦꯁ ꯇꯧꯔꯛꯄꯁꯦ ꯁꯤꯗ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯃꯤ ꯅꯁꯛ ꯎꯠꯂꯣ ꯑꯝꯇ ꯅꯁꯛꯇꯣ ꯑꯝꯇ ꯎꯠꯂꯣ ꯀꯩꯅꯣ ꯂꯣꯠꯂꯒ ꯂꯩꯗꯣ ꯀꯩꯅꯣ ꯁꯥꯔ ꯑꯩꯁꯦ ꯈꯤꯇꯪ ꯃꯄꯥꯟꯗ ꯂꯩꯕ ꯑꯗꯨꯒꯤ ꯍꯥꯏꯔꯣ ꯁꯔꯚꯤꯁ ꯕꯤꯖꯤꯅꯦꯁꯀꯨꯝꯕ ꯇꯧꯔꯛꯄꯁꯦ ꯁꯤꯗ ꯇꯤꯝꯒꯨꯝꯕ ꯕꯤꯜ ꯑꯞ ꯇꯧꯔꯒ ꯋꯥꯛ ꯇꯧꯃꯤꯟꯅꯕꯁꯦ ꯁꯤꯗ ꯀꯩ ꯍꯥꯏꯅꯤ ꯍꯧꯔꯛꯄꯁꯤꯗ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯁꯥꯔꯚꯤꯁꯁꯦ ꯏꯇꯣꯝꯇꯅ ꯍꯧꯕꯁꯦ ꯁꯤꯐꯥꯎꯗꯒꯤ ꯇꯤꯝ ꯑꯃ ꯁꯦꯝꯃꯒ ꯁꯤꯒ ꯑꯅꯤꯁꯦ ꯀꯔꯝꯕꯅ ꯏꯐꯦꯛꯇꯤꯞ ꯑꯣꯏꯕꯁꯦ ꯍꯦꯟꯒꯦꯕ ꯁꯥꯔ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯋꯥꯛ ꯇꯧꯕ ꯍꯧꯔꯛꯄꯗ ꯔꯟ ꯇꯧꯕꯁꯦ ꯀ꯭ꯂꯥꯏꯟ ꯑꯅꯤꯈꯛ ꯑꯣꯏꯇꯥꯔꯗꯤ ꯃꯤ ꯊꯝꯃꯨꯅꯨ ꯄꯩꯁꯥꯒꯤ ꯍꯌꯦꯡ ꯃꯊꯥ ꯁꯥꯕ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯀ꯭ꯂꯥꯏꯟ ꯌꯥꯝꯃꯦ ꯍꯥꯏꯔꯒꯗꯤ ꯀ꯭ꯂꯥꯏꯟ 5 6 ꯁꯨꯔꯦ ꯍꯥꯏꯇꯥꯔꯗꯤ ꯃꯤ ꯊꯝꯃꯣ ꯃꯤ ꯅꯊꯟꯇ ꯉꯝꯃꯣꯏ ꯑꯗꯣ ꯌꯦꯡꯉꯣ ꯌꯥꯔꯤꯉꯩꯗꯤ ꯑꯍꯥꯟꯕꯗꯗꯤ ꯌꯥꯔꯤꯉꯩ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯇꯅꯕ ꯍꯣꯠꯅꯧ ꯑꯗꯣ ꯍꯌꯦꯡ ꯀ꯭ꯂꯥꯏꯟ 2 ꯐꯪꯉꯦ ꯍꯥꯏꯔꯒ ꯌꯥꯝ ꯊꯤꯅ ꯄꯩꯁꯥ ꯄꯥꯏꯕꯩ ꯇꯥꯏꯞꯇ ꯃꯤꯒ ꯂꯣꯏ ꯂꯧꯁꯜꯂꯒ ꯍꯦꯛꯇ
ऑफिस का थमजल्लगा मणिपुर याम तौविने मणिपुर दी पैसा खरे के तौरब एक केनो ऑफिस का लोकसल हांगदोपी खोटोपी याम तौबजे सी तौरनो बैंक्रप्ट ओयरने मुको अदु सरपुदी अदुम लाइरा बता अदुम लय ब्रोक चट बता अदुम लय अदुम को अदु लयरगा अदुम युमद अदुम हांगा तौगेरा अहांबा हौरा खोला तौ अदु अदुम खर लय पैसा लयरगा अदुम हांगदोरकनी नतबिदे एकता कोई पैसा थादना केनो लयदुदी सिदे अखोइने लेकांदा हेलो माया खंगमने मा डील तौबदा मागी infrastructure ne helam me haiba kya ama duga thabakti amta yawramdre haiba kya am su yawbane ko ma khangbane sidi ko aduna sigum post tawro aina haidu je mi ngairo nang heng keno tawra kanda matam gi matung ina darka lai kanda mi do build up tawro aduga mi build up tawbu su paisa loi thada be mathau hekta ta de suppose example da hire je ki ba kaino camera on tawne tadro ke ba network se nuai ta service bill tau matamda client ken mi leite haida su si lei mem se loi tanai ai tanar kanda work to minaba kasu te collaborate resi di paisa de share to naraga loina percentage sa pinaraga loi tau yaba ngata ni hekta salary de ka thamni have leite take du su take ko na loi mak lake team adu su talake loi mak tak mang maroi ngasi no madap lap yan tarbo loi clear orbo sir drop shipping ge jik lead ba asina taba siga manaba no boten kai thokyo ai leiden drop kem shipping lead eh kenu zu lead sidi service business zu lead sidi okay adum train ji dum lead ga dum train ji dum chali ba dum ट्रेन है बेटी आई हाइजु से दिनेश आई ट्रेंडिंग हो बिजनेस ताकते ओके ट्रेंडिंग है पोसे तो गोनो ट्रेंडिंग है पोसे दी टिकटॉक ते जगोई साबा चप माने ट्रेंडिंग है पोसे तो दम फाई को ट्रेंडिंग है पोसे टॉक सी ट्रेंडिंग सिदी ngak ने आइने ताई सिदी लॉन्ग टर्म बिजनेस ने asi nang khangna akoi ni da yana bam lei ta ba ain ta is di long term da kamain tau si ge aina ngasi pi ba noi da ngasi ai gi knowledge lei jabi pi myam sing noi YouTube ta fana yenguro noi chungam phangwa YouTube ta ai chawso ai guarantee bi ai fadana research toroga fadana study toro la ko mi ne panga tak man te khangaga la ye ta tai ne noi myam tai je ne ko aduna trending hai po sima tawranu aduga ai di mi su yamna follow tawde singna ai khangada ba ai mi yam follow tawde habdi yes I learn tawde aduga ai na learn tawba mi ai yamna akakna learn tawde ai na learn tawbu se samna am da akoi gi samna gary bi de ga learn tawde je am tongan learn tawde ko tongan ba specific oiba po se learn tawde common oiba po se learn tawde ba aduna ai no da haik to drop shipping haibasidi maming da moina drop shipping trending ohen ba ne ba akoi pok thingai de lera ba business ne akoi pok thingai de lera sigi business concept se akoi pok thingai de lera ba yewune nang am ta hayo ai nangi nangwon da gi pot am loge pot sai high price te yon ge deliver de ke nang to bigo high pot si je thain de dun to la ba business ne si pot only difference drop shipping thon laga internet ta blast ho hen gi ba ne internet ki sathi be jang de internet ta thon internet ta blast ho hen gi ba ne aseng badi si concept akoi ipai puna si pot se thain de gi loi khang gani adu de si drop shipping si mi gi pot lor yon bi bane ha kan drop shipping na te ha kan ni si moi kai noi drop shipping khang de moi da hang ko ma kan na trending have a pot kem like ti nangi skills ne moving drop hang drop shipping do on to ga keno thon ga di trend shipping in thon ga trend shipping in thon gi da trending over shipping na si trend shipping oi to ge nang la oi do ta de so si di to keno gi pot ne ba do na si di am khalu no ba sung loi lo product si di nu jai pu thoroi ni ai gi product yon bi ga da yon biro kai do kai do bai lo du ga yon biro give you lo re kai nu si dai am kai na khan ga no lo re do na am kai na sukan khan ga nu to ro ya nang to ge khali to ro nang to ni si kai nang drop servicing to drop shipping to ge ha re drop shipping sima to ge khale atai di kya lai ti to ge drop shipping to ba je pot se yon ba je product khan ma je si ba jo hai tri ba aduni sai dai hai ai no mata lake product khan ma je demand product si yengo mi no demand product si yengo adi hayu me hai si di ai ngi sai ge ai tak pa khatana enough for de smart smart man oyu ko doroge smart oi tar di nangi point of view se loi tongala kan yengi mem sing loi yengala si da pham na dum tongan bo wakhan unga mak tu ne dum sai ai khan arjun je smart oi hai tare ai khan ai ngai ai mai hang question da nan gre bo ai ngon da
ꯆꯨꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯂꯨꯛ ꯕꯦꯟꯃꯥꯔꯗꯩ ꯃꯦꯁꯦꯖ ꯂꯥꯛꯑꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨ ꯑꯩꯅ ꯈꯪꯉꯦ ꯃꯥꯁꯦ ꯌꯥꯝ ꯔꯤꯁꯔꯁ ꯇꯧꯕ ꯃꯤꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯦꯕꯀꯣ ꯃꯥ ꯑꯗꯨ ꯁꯥꯔ ꯈꯪꯉꯝꯕꯗꯁꯨ ꯀꯩꯅꯣꯁꯨꯅꯦ ꯂꯥꯛꯏꯁꯦ ꯃꯣꯏ ꯑꯦꯝꯕꯤꯁꯇ꯭ꯔꯦꯠꯀꯤ ꯃꯣꯏ ꯔꯤꯌꯦꯜ ꯋꯥꯔꯜꯗ ꯂꯩꯅ ꯍꯣꯏ ꯃꯣꯏ ꯀꯥꯡꯕꯨ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯈꯜꯂꯤꯁꯦ ꯃꯣꯏꯗꯣ ꯐꯦꯛꯂ ꯀꯩꯅꯣ ꯃꯣꯏ ꯐꯣꯂꯣꯋꯔ ꯌꯥꯝ ꯃꯌꯥꯝꯁꯨ ꯂꯥꯛꯑꯦꯕꯀꯣ ꯑꯩ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯕ ꯑꯩꯁꯨ ꯑꯗꯨ ꯃꯣꯏ ꯇꯧꯋꯤ ꯅꯪꯉꯣꯟꯗ ꯃꯥꯔꯀꯦꯇꯤꯡꯅꯦꯕ ꯅꯪ ꯂꯧꯅꯤ ꯈꯪꯕ ꯏꯟꯇꯔꯦꯁꯇꯦꯠ ꯑꯣꯏꯕ ꯂꯤꯗꯁ ꯃꯌꯥꯝ ꯅꯦꯃꯦ ꯁꯤꯅꯦꯕ ꯍꯣꯠ ꯂꯤꯗ ꯑꯩꯁꯦ ꯁꯤꯅꯦꯃꯦ ꯇꯧꯔꯛꯀꯅꯤ ꯑꯗꯨꯅ ꯈꯪꯉꯣ ꯁꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯅꯪꯒꯤꯗꯣ ꯅꯪ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡꯒꯤ ꯄꯣꯠ ꯊꯤꯕꯩ ꯍꯥꯏꯗꯣ ꯑꯗꯨꯗꯣ ꯇꯥꯟꯅꯁꯦ ꯑꯩ ꯁꯦꯝꯃꯛꯀꯦ ꯑꯗꯣ ꯑꯩꯅ ꯁꯦꯝꯕ ꯈꯛꯇꯪꯅꯗꯤ ꯑꯣꯏꯔꯣই ꯅꯪ ꯅꯁꯥꯅ ꯁ꯭ꯃꯥꯔꯠ ꯑꯣꯏꯇꯥꯕ ꯁ꯭ꯃꯥꯔꯠ ꯃꯨꯚ ꯗꯔꯀꯥꯔ ꯂꯩ ꯀꯩꯅꯣꯝꯗ ꯑꯩꯅ ꯍꯥꯏꯁꯤꯁꯤ ꯑꯩꯈꯣꯏ ꯌꯥꯎꯃꯤꯟꯅꯔꯤ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯀꯩꯅꯣ ꯑꯣꯏꯔꯣ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯒꯤ ꯋꯥꯈꯜ ꯆꯦꯜꯂꯣ ꯃꯥꯏꯟꯁꯦ ꯐꯖꯅ ꯗꯦꯕꯂꯞ ꯇꯧꯔꯣ ꯅꯁꯥꯅ ꯂꯤꯗꯔ ꯑꯣꯏꯔꯣ ꯌꯥꯔꯦ ꯑꯗꯨꯅꯤ ꯑꯩ ꯇꯥꯛꯀꯦ ꯂꯣꯏꯅꯃꯛ ꯇꯥꯛꯀꯦ ꯉꯁꯤ ꯂꯣꯏꯅꯃꯛ ꯂꯣꯏꯕ ꯌꯥꯔꯔꯣꯏ ꯕꯠ ꯑꯦꯅꯤꯋꯦ ꯀꯣꯏꯁꯟ ꯑꯝꯇꯒ ꯍꯪꯖꯧꯒꯦ ꯍꯪꯉꯨ ꯍꯪꯉꯨ ꯑꯩꯈꯣꯏꯅ ꯁꯥꯔꯚꯤꯁ ꯕꯤꯖꯤꯅꯦꯁꯁꯦ ꯍꯧꯔꯛꯄꯁꯦ ꯁꯤꯗ ꯀꯩ ꯍꯥꯏꯅꯤ ꯁꯥꯔꯚꯤꯁ ꯕꯤꯖꯤꯅꯦꯁꯁꯦ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯀꯦꯁꯦ ꯁꯤꯒꯤ ꯑꯍꯥꯟꯕ ꯁ꯭ꯇꯦꯞꯁꯦ ꯀꯩ ꯑꯣꯏꯒꯗꯒꯦ ꯁꯥꯔ ꯀ꯭ꯂꯥꯏꯟ ꯌꯥꯝꯕ ꯄꯩꯁꯥ ꯌꯥꯝ ꯆꯥꯎꯅ ꯊꯤꯔꯛꯄ ꯀ꯭ꯂꯥꯏꯟ ꯂꯩꯔꯛꯄ ꯑꯗꯨ ꯂꯩꯔꯛꯑꯀꯥꯟꯗꯗꯤ ꯆꯥꯎꯊꯣꯛꯄ ꯌꯥꯏ ꯄꯩꯁꯥꯗꯣ ꯂꯩꯔꯛꯑꯗꯤ ꯄꯩꯁꯥꯗꯨꯅ ꯄꯥꯏꯁꯤꯜꯂꯛ ꯇꯥꯔꯗꯤ ꯁꯔꯚꯤꯁ ꯄꯦꯀꯦꯖꯁꯨ ꯆꯥꯎꯈꯠꯂꯛ ꯌꯥꯔꯦ ꯁꯔꯚꯤꯁ ꯄꯦꯀꯦꯖ ꯆꯥꯎꯈꯠꯂꯛꯄꯗꯩꯗꯤ ꯅ꯭ꯌꯨ ꯁꯤꯁꯇꯦꯝ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯛ ꯌꯥꯔꯦ ꯄꯩꯁꯥ ꯂꯩꯇꯅ ꯑꯩꯈꯣꯏ ꯑꯝꯇ ꯑꯞꯒ꯭ꯔꯦꯗ ꯇꯧꯕ ꯌꯥꯗꯦ ꯑꯗꯨꯒ ꯀ꯭ꯂꯥꯏꯟꯁꯦ ꯔꯦꯀꯔꯤꯡꯗ ꯂꯩꯒꯗꯕ ꯋꯥꯟ ꯇꯥꯏꯝ ꯂꯩꯕ ꯌꯥꯗꯦ ꯔꯦꯀꯔꯤꯡ ꯑꯅꯤ ꯈꯪꯕ꯭ꯔꯥ ꯔꯦꯀꯔꯤꯡ ꯀꯅꯥ ꯀꯅꯥ ꯈꯪꯉꯤ ꯀꯅꯥ ꯀꯅꯥ ꯈꯪꯗꯦ ꯔꯦꯀꯔꯤꯡ ꯍꯥꯏꯗꯤ ꯅꯉꯣꯟꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯀꯟꯁꯤꯁꯇꯦꯟꯂꯤ ꯏꯟꯀꯝ ꯖꯦꯅꯦꯔꯦꯠ ꯇꯧꯔꯤꯕ ꯊꯤꯔꯤꯕ ꯁꯔꯚꯤꯁꯇꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯔꯦꯀꯔꯤꯡ ꯀꯧꯋꯦ ꯑꯩꯈꯣꯏꯅ ꯔꯦꯀꯔꯤꯡꯗ ꯑꯃꯨꯛꯇꯪ ꯋꯥꯟ ꯇꯥꯏꯝ ꯂꯥꯛꯑꯗꯤ ꯊꯥ ꯑꯝꯗ ꯂꯨꯄꯥ ꯆꯍꯤ ꯑꯃꯒꯤ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯨꯟꯊ꯭ꯔꯥ ꯊꯤꯔ ꯂꯣꯏꯁꯤꯟꯒꯗꯤ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯊꯥꯒꯤ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯨꯟꯊ꯭ꯔꯥ ꯂꯥꯛꯇꯥꯔꯗꯤ ꯑꯗꯨꯗꯨꯅ ꯍꯦꯟꯅ ꯔꯤꯀꯔꯤꯡ ꯑꯣꯏꯔꯣꯏꯗ꯭ꯔꯣ ꯌꯥꯔꯦꯀꯣ ꯌꯥꯔꯕꯣ ꯑꯧ ꯌꯥꯔꯦ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯂꯣꯏ ꯌꯥꯔꯕꯣ ꯀꯣꯏꯁꯟ ꯂꯣꯏ ꯌꯥꯔꯕꯣ ꯂꯣꯏ ꯌꯥꯔꯦ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯔꯕꯣ ꯑꯣꯀꯦ ꯑꯗꯨꯏꯇꯥꯔꯗꯤ ꯐꯔꯦ ꯁꯃꯥꯞ ꯇꯧꯔꯁꯤ ꯇꯥꯛꯀꯗꯕꯗꯤ ꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯑꯩ ꯈꯪꯉꯦ ꯋꯥꯕ ꯃꯤꯁꯨ ꯌꯥꯎꯔꯦ ꯕꯣꯔꯤꯁ ꯋꯥꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ ꯕꯠ ꯑꯦꯅꯤꯋꯦ ꯈꯥꯡꯃꯤꯟꯅꯁꯤꯀꯣ ꯈꯥꯡꯃꯤꯟꯅꯁꯤ ꯑꯩꯅ ꯍꯦꯟꯅ ꯋꯥꯏꯅꯤ ꯈꯅꯥꯎ ꯈꯔ ꯀꯪꯕꯖꯥꯠꯅꯤ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤꯁꯦ ꯇꯥꯛꯏꯁꯦꯀꯣ ꯑꯗꯣ ꯁꯃꯥꯞ ꯇꯧꯁꯤ ꯊꯦꯡꯛ ꯌꯨ ꯒꯥꯏꯁ ꯍꯧꯕꯗ ꯂꯣꯏꯕ ꯐꯖꯅ ꯑꯦꯇꯦꯟ ꯇꯧꯕ ꯑꯉꯣ ꯇꯨꯝꯈ꯭ꯔꯕ ꯑꯉꯣꯁꯦ ꯑꯉꯣ ꯑꯉꯣ ꯇꯥꯗ꯭ꯔꯣ ꯑꯥꯏꯐꯣꯟ ꯑꯦꯅꯤꯋꯦ ꯇꯥꯗ꯭ꯔꯦ ꯊꯦꯡꯉꯦ ꯁꯣ ꯑꯩꯅ ꯄꯤꯔꯤꯕ ꯑꯟꯁꯔ ꯃꯌꯥꯝꯁꯦ ꯈꯔꯗꯤ ꯑꯗꯨꯝ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯝꯃꯅꯤꯅ ꯈꯜꯂꯤꯀꯣ ꯅꯣꯏ ꯃꯌꯥꯝꯗ ꯂꯣꯏꯅꯃꯛ ꯀ꯭ꯂꯤꯌꯔ ꯑꯣꯏꯗ ꯇꯥꯔꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯆꯠꯊꯔꯁꯦ ꯑꯗꯨꯒ ꯑꯩꯅ ꯂꯣꯏꯔꯛꯄꯗ ꯑꯩꯅ ꯍꯥꯏꯔꯝꯗꯣꯏꯁꯦ ꯑꯦꯛꯇꯤꯞ ꯑꯣꯏꯗꯕ ꯃꯤ ꯈꯔ ꯌꯥꯎꯔꯤꯀꯣ ꯑꯩ ꯃꯃꯤꯡ ꯄꯜꯂꯔꯣꯏꯒꯦ ꯅꯁꯥꯅ ꯈꯪꯉꯣ ꯌꯥꯔꯦ ꯑꯦꯛꯇꯤꯞ ꯑꯣꯏꯁꯤ ꯑꯦꯛꯇꯤꯞ ꯑꯣꯏꯕꯗ ꯁꯥꯔ ꯅꯣꯏꯒꯤ ꯀꯝꯇ ꯍꯪꯍꯧꯒꯦꯅꯦ ꯑꯩ ꯁꯥꯔ ꯅꯪ ꯚꯤꯗꯤꯑꯣ ꯑꯣꯟ ꯇꯧꯔꯛꯑꯣ ꯅꯪ ꯚꯤꯗꯤꯑꯣ ꯑꯣꯟ ꯇꯧꯔꯛꯑꯣ ꯑꯩ ꯚꯤꯗꯤꯑꯣ ꯍꯣꯏ ꯌꯥꯏ ꯌꯥꯏ ꯍꯥꯏꯔꯣ ꯁꯥꯔ ꯑꯩ ꯚꯤꯗꯤꯑꯣꯗꯤ ꯑꯣꯟ ꯇꯧꯔꯒ ꯐꯔꯛ ꯇꯥꯕ ꯌꯥꯎꯔꯤ ꯌꯥꯔꯦ ꯑꯩ ꯍꯥꯏꯔꯛꯑꯣ ꯐꯣꯟꯁꯦ ꯁꯥꯔ ꯑꯩꯁꯦ ꯑꯩꯅ ꯍꯥꯟꯅ ꯈꯜꯂꯝꯃꯤꯕ ꯕꯤꯖꯤꯅꯦꯁ ꯑꯩ ꯉꯁꯥꯏ ꯇꯨꯝꯕ ꯅꯠꯇꯦꯕ ꯑꯩ ꯉꯁꯥꯏ ꯍꯧꯕꯗꯩ ꯂꯣꯏꯐꯥꯎ ꯇꯥꯏꯌꯦꯕ ꯑꯩ ꯆꯥꯛ ꯆꯥꯔꯝꯕꯅꯦꯕꯀꯣ ꯑꯩꯅ ꯇꯧꯅꯤꯡꯕ ꯃꯤꯁꯦ ꯏꯟꯗꯤꯌꯥꯟ ꯃꯥꯔꯛꯇꯣ ꯑꯩ ꯇꯧꯁꯨ ꯇꯧꯔꯝꯃꯦꯕꯀꯣ ꯑꯗ ꯑꯩ ꯄꯣꯠꯁꯦ ꯂꯧꯊꯔꯒ ꯑꯩꯅ ꯐꯖꯅ ꯐꯣꯇꯣ ꯀꯩꯀꯥ ꯁꯣꯞ ꯇꯧꯔꯒ ꯊꯥꯒꯠꯂꯦꯗꯅ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯗ ꯌꯣꯟꯊꯒꯦ ꯈꯜꯂꯝꯕꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯅ ꯀꯣꯛꯇ ꯂꯥꯛꯏꯁꯦ ꯐꯣꯇꯣ ꯐ꯭ꯔꯦꯝꯁꯦ ꯂꯧꯊꯔꯦꯗꯅ ꯏꯃꯥꯟꯅꯕ ꯐꯣꯇꯣ ꯆꯥꯝꯕ ꯂꯩꯕ ꯐ꯭ꯔꯦꯝ ꯁꯦꯝꯕ ꯈꯣꯠꯄ ꯍꯩꯕ ꯂꯩꯌꯦꯕꯀꯣ ꯑꯗ ꯑꯩꯅ ꯑꯩꯁꯨ ꯐꯣꯇꯣ ꯁꯣꯞ ꯀꯌꯥ ꯁꯦꯝꯕꯁꯦ ꯍꯩꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐ꯭ꯔꯦꯝ ꯀꯩꯀꯥ ꯁꯦꯝꯃꯒ ꯋꯥꯔꯜꯗ ꯊꯦꯠꯅꯕ ꯈꯣꯠꯅꯕ ꯇꯧꯁꯤꯔꯥ ꯁꯤꯅꯦ ꯑꯩꯅ ꯈꯜꯂꯛꯏꯁꯦ ꯑꯗ ꯑꯩ ꯉꯁꯥꯏ ꯈꯜꯂꯤꯅꯦ ꯁꯥꯔꯒ ꯐꯣꯟ ꯅꯝꯕꯔ ꯂꯧꯅꯔꯒ ꯁꯥꯔꯒ ꯑꯝꯇꯪ ꯋꯥꯔꯤ ꯁꯥꯒꯤꯁꯦ ꯑꯩ ꯉꯁꯥꯏ ꯍꯧꯕꯗꯩ ꯈꯟꯈ꯭ꯔꯕꯅꯦꯕ ꯉꯁꯥꯏ ꯁꯥꯔꯅ ꯐꯣꯇꯣ ꯑꯗꯨꯗ ꯄꯜꯂꯛꯄ ꯄꯣꯁꯇꯔ ꯄꯜꯂꯛꯄ ꯗꯨꯀꯥꯟꯗꯀꯣ ꯑꯩ ꯅꯪꯕꯨ ꯊꯥꯒꯠꯂꯛꯑꯒꯦ ꯍꯥꯏꯔꯣ ꯑꯩꯅ ꯈꯜꯂꯝꯗꯕꯀꯣ ꯑꯩꯅꯗꯤ ꯆꯪꯁꯤꯜꯂ ꯂꯩꯔꯝꯕꯀꯣ ꯇꯧꯕ ꯌꯥꯕ ꯄꯣꯠꯁꯦ ꯃꯌꯥꯝ ꯆꯣꯡꯊꯣꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯩꯅ ꯉꯁꯥꯏ ꯌꯦꯡꯉꯅꯦꯕ ꯇꯥꯔꯤꯅꯦꯕ ꯑꯩ ꯍꯣꯏ ꯇꯨꯃꯤꯟꯅꯕꯗꯤ ꯂꯩ ꯑꯩ ꯇꯥꯏꯌꯦꯕ ꯁꯦꯡꯅ ꯑꯩ ꯇꯥꯏꯌꯦꯕ
ꯑꯩꯈꯣꯏ ꯗꯥꯅꯕꯨ ꯆꯩꯔꯝꯃꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯅꯁꯥꯗꯩ ꯁꯣꯛꯑꯅꯤ ꯆꯥ ꯑꯝꯇ ꯆꯥꯊꯣꯛꯅ ꯆꯥꯔꯨꯕꯅꯦꯕ ꯑꯗꯨꯅꯦꯕ ꯑꯩ ꯑꯣꯟ ꯇꯧ ꯈꯠꯅꯍꯧꯗ꯭ꯔꯤꯗꯣ ꯀꯩꯝ ꯑꯗ ꯀꯥꯏꯗꯦ ꯀꯩꯝ ꯀꯥꯏꯗꯦ ꯑꯁ ꯑꯩꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯆꯪꯁꯤꯜꯂꯨꯕ ꯄꯣꯠꯇꯣ ꯏꯁꯥꯅ ꯈꯪꯉꯝꯗꯕꯗꯣ ꯇꯧꯔꯒꯗꯤ ꯂꯩꯔꯝꯃꯦꯕ ꯏꯁꯥꯅꯀꯣ ꯑꯩ ꯐꯣꯇꯣ ꯀꯦꯟꯕ ꯄꯥꯏꯕ ꯈꯣꯠꯄ ꯐꯖꯅ ꯑꯗꯨꯝ ꯉꯝꯃꯦꯕ ꯑꯗꯩ ꯑꯩꯅ ꯈꯜꯂꯤꯁꯦ ꯃꯦꯁꯦꯖ ꯄꯤꯕ ꯌꯥꯕ ꯋꯥꯍꯩꯁꯦ ꯒꯨꯒꯜꯗ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯐꯪꯉꯦꯗꯅ ꯑꯗꯨꯗꯣ ꯇꯧꯔꯒ ꯐꯣꯇꯣꯁꯣꯞ ꯇꯧꯔꯒ ꯐꯖꯅ ꯑꯗꯨꯝ ꯁꯤ ꯋꯥꯜꯗ ꯊꯦꯠꯅꯕ ꯈꯣꯠꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯔ ꯈꯟꯕꯅꯦꯕ ꯌꯥꯔꯦ ꯌꯥꯝ ꯊꯤ ꯑꯩ ꯌꯥꯔꯦ ꯌꯨꯇꯨꯕ ꯆꯦꯅꯦꯜꯗ ꯂꯩꯔꯤꯁꯤꯗ ꯌꯣꯟꯊꯒꯦ ꯈꯣꯠꯀꯦ ꯀꯥꯏꯅꯀꯣ ꯏꯁꯥꯒꯤ ꯋꯦꯕꯁꯥꯏꯠ ꯑꯃ ꯁꯦꯝꯃꯒ ꯈꯣꯠꯂꯒ ꯁꯥꯔ ꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯇꯥꯛꯀꯦ ꯀꯩꯅꯣ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏ ꯑꯩ ꯂꯩ ꯇꯥꯛꯀꯦ ꯀꯩꯗꯧꯔꯒꯦ ꯇꯧꯔꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯌꯥꯔꯦ ꯑꯩ ꯃꯇꯦꯡ ꯄꯥꯡꯉꯒꯦ ꯑꯩ ꯅꯪꯒꯤ ꯑꯉꯝꯕ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯩꯅ ꯍꯥꯏꯗꯨꯗꯤ ꯅꯉꯣꯟꯗ ꯍꯥꯟꯅꯁꯨ ꯍꯥꯏꯗꯨꯗꯤ ꯅꯪꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯃꯌꯥꯝ ꯂꯣꯏꯅꯃꯛꯅꯦ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯒꯤꯗꯣ ꯑꯩꯅ ꯄ꯭ꯔꯣꯃꯤꯁ ꯄꯤꯈꯤꯗꯨꯅ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯣꯔꯕꯅꯤꯀꯣ ꯑꯗꯨ ꯀꯩꯝ ꯈꯜꯂꯨꯔꯅꯨ ꯇꯧꯔꯣ ꯌꯥꯔꯦ ꯅꯪ ꯑꯩꯅ ꯊꯥꯒꯠꯂꯦ ꯅꯪꯅ ꯐꯣꯇꯣꯁꯣꯞ ꯍꯩ ꯀꯦꯟꯚꯥ ꯍꯩ ꯀꯥꯏꯁꯦꯀꯣ ꯀꯩꯗꯧꯔꯤ ꯃꯌꯥꯝ ꯀꯩꯗꯧꯔꯤ ꯃꯌꯥꯝ ꯀꯩꯗꯧꯔꯤ ꯈꯔ ꯇꯝꯃꯨ ꯀꯣ ꯈꯔ ꯇꯝꯃꯨ ꯁ꯭ꯂꯣ ꯆꯠꯂꯤ ꯃꯌꯥꯝꯁꯤꯡꯗꯨ ꯀꯃꯥꯏꯅ ꯑꯉꯣꯁꯦ ꯀꯌꯥꯝꯅ ꯑꯞꯒ꯭ꯔꯦꯗ ꯑꯣꯏꯔꯦ ꯑꯩ ꯑꯉꯣ ꯌꯥꯔꯦ ꯇꯧꯔꯣ ꯌꯥꯔꯦ ꯑꯩꯅ ꯐꯨꯜ ꯁꯞꯄꯣꯔꯠꯅꯦ ꯑꯗꯨꯒꯤꯗꯤ ꯅꯪꯅ ꯍꯩꯇꯕꯁꯤꯡꯗꯣ ꯑꯩ ꯂꯣꯏ ꯇꯥꯛꯀꯦ ꯌꯥꯔꯦ ꯇꯧꯈꯥꯏꯔꯣ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯇꯧꯔꯁꯤ ꯅꯪ ꯃꯥꯏ ꯑꯗꯨꯒ ꯄꯥꯛꯄ ꯁꯥꯔ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯅꯨꯡꯇꯤꯖꯅ ꯑꯗꯨꯝ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕ ꯈꯣꯠꯄ ꯐꯖꯅ ꯑꯗꯨꯝ ꯁꯦꯝꯕ ꯉꯝꯃꯦꯕꯀꯣ ꯍꯣꯏ ꯑꯩ ꯐꯣꯟꯗꯕꯨꯗꯤ ꯁꯦꯝꯃꯦꯕ ꯐꯣꯟꯗ ꯁꯦꯝꯃꯒꯁꯨ ꯀꯝꯄ꯭ꯌꯨꯇꯔꯗꯧꯅꯗꯤ ꯑꯩ ꯁꯦꯝꯕ ꯉꯝꯅꯤꯕ ꯆꯞ ꯃꯥꯟꯅꯅ ꯀ꯭ꯋꯥꯂꯤꯇꯤ ꯆꯞ ꯃꯥꯟꯅꯅ ꯈꯔ ꯃꯩꯅꯤ ꯈꯦꯠꯅ ꯇꯥꯔꯁꯨ ꯀꯝꯄ꯭ꯌꯨꯇꯔꯗ ꯃꯩꯅꯤ ꯄꯥꯏꯕꯁꯨ ꯉꯝꯅꯤ ꯑꯩ ꯐꯣꯟꯗ ꯄꯥꯏꯕꯁꯨ ꯉꯝꯅꯤꯕ ꯀꯩꯝ ꯋꯥꯔꯨꯅꯨ ꯐꯣꯇꯣꯁꯣꯞ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯗꯤ ꯑꯗꯨꯝ ꯉꯝꯃꯦꯕ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦꯁꯦ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯔꯣ ꯅꯪꯅ ꯎꯝ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯑꯩ ꯄꯤꯔꯒꯦ ꯇꯧꯔꯣ ꯍꯣꯠꯅꯖꯔꯣ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯉꯒꯦ ꯅꯪꯅ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯍꯩꯔꯦ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯒꯤ ꯀ꯭ꯂꯥꯏꯟꯁꯨ ꯑꯩꯅ ꯍꯌꯦꯡ ꯐꯪꯉꯀꯥꯟ ꯄꯤꯔꯛꯑꯅꯤ ꯀꯩꯝ ꯋꯥꯔꯨꯅꯨ ꯇꯧꯕꯇꯕꯨ ꯅꯪꯅ ꯍꯣꯠꯅꯔꯣ ꯑꯩꯉꯣꯟꯗ ꯎꯠꯂꯣ ꯊꯕꯛ ꯃꯌꯥꯝꯁꯤꯡꯗꯣ ꯇꯧꯔꯁꯤ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯅꯪꯁꯦ ꯁꯦꯜꯂꯨꯠꯅꯦ ꯅꯪꯉꯣꯟꯗ ꯁꯦꯜꯂꯨꯠ ꯇꯧꯔꯤꯁꯤꯅꯦ ꯁꯦꯜꯌꯨꯠꯅꯤ ꯑꯩ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯒꯦꯀꯣ ꯅꯪ ꯀꯅꯥꯝꯇ ꯂꯥꯟꯅ ꯈꯟꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯃꯔꯛꯇ ꯌꯥꯎꯔꯤꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯍꯥꯏꯐꯦꯠ ꯁꯦꯌꯔ ꯇꯧꯔꯣ ꯅꯪ ꯏꯀꯥꯏꯕ꯭ꯔꯥ ꯏꯀꯥꯏꯗꯕ꯭ꯔꯥ ꯑꯩꯁꯨ ꯀꯥꯏꯗꯦ ꯁꯥꯔ ꯑꯗꯨꯝ ꯏꯁꯨ ꯍꯥꯏꯔꯣ ꯀꯥꯏꯗꯦ ꯍꯥꯏꯔꯣ ꯑꯩꯁꯦ ꯈꯣꯡ ꯈꯨꯠꯁꯦ ꯀꯔꯤꯝ ꯂꯦꯡꯉꯝꯗꯦꯕ ꯂꯦꯡꯉꯝꯗꯦ ꯍꯥꯏꯁꯦ ꯐꯣꯟꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯕ ꯑꯩ ꯄꯥꯏ ꯉꯝꯗꯦꯕ ꯑꯗꯨꯏꯅꯦꯕ ꯑꯩꯅ ꯉꯥꯏꯍꯥꯛ ꯀꯧꯔꯕ ꯑꯃꯨꯛ ꯍꯥꯡꯕ ꯌꯥꯗ꯭ꯔꯤꯗꯣ ꯑꯩꯈꯣꯏ ꯕꯥ ꯀꯧꯔꯤꯅꯦ ꯑꯩꯈꯣꯏ ꯕꯥꯅ ꯐꯣꯟꯁꯦ ꯑꯩ ꯈꯨꯠꯇ ꯄꯥꯏꯍꯜꯂꯛꯏꯅꯦꯕ ꯈꯣꯡ ꯈꯨꯠ ꯂꯦꯡꯕ ꯉꯝꯗꯦ ꯑꯗꯨ ꯑꯣꯏ ꯇꯥꯔꯁꯨ ꯄꯩꯁꯥ ꯇꯥꯅꯤꯡꯕꯒꯤ ꯀꯣꯛꯁꯦꯀꯣ ꯑꯩꯉꯣꯟꯗ ꯑꯥꯏꯗꯤꯌꯥꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯗꯨꯅ ꯁꯥꯔꯗ ꯄꯥꯎ ꯐꯥꯎꯔꯛꯏꯅꯦ ꯀꯩꯅꯣ ꯇꯧꯔꯛꯏꯅꯦꯕ ꯁꯤꯗ ꯌꯥꯎꯔꯛꯏꯅꯦꯕꯀꯣ ꯌꯦꯁ ꯑꯗ ꯌꯨꯇ꯭ꯌꯨꯕꯁꯤꯁꯨ ꯑꯩꯁꯦ ꯍꯥꯟꯅ ꯌꯨꯇ꯭ꯌꯨꯕꯁꯦ ꯍꯥꯡꯕꯁꯦ ꯀꯨꯏꯔꯦꯕ ꯈꯜꯂꯛꯏꯁꯦ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯕꯁꯦ ꯆꯍꯤ 3 ꯐꯥꯎꯗꯤ ꯁꯨꯔꯦꯕ ꯆꯍꯤ 3ꯁꯤꯗ ꯑꯩ ꯑꯁꯦꯡꯕ ꯏꯁꯥꯒꯤ ꯍꯩꯖꯕꯁꯦ ꯂꯩꯇꯦꯕ ꯀꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯣꯏꯅꯣꯁꯦ ꯈꯪꯖꯗꯦꯕ ꯈꯪꯖꯗ ꯇꯥꯔꯁꯨ ꯑꯩꯅ ꯏꯁꯥꯒꯤ ꯀꯣꯏꯕ ꯆꯠꯄ ꯈꯣꯠꯄ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯑꯗꯨꯝ ꯀꯕꯛ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯄ꯭ꯔꯃꯣꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯑꯗꯨꯝ ꯂꯥꯛꯄꯗ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇꯕꯨ ꯃꯥꯏ ꯄꯥꯛꯑꯗꯤ ꯑꯗꯨꯝ ꯄꯩꯁꯥꯅ ꯇꯥꯟꯅꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗꯕꯨ ꯁꯨꯃꯥꯏꯅ ꯇꯧꯔꯦꯕ ꯌꯨꯇ꯭ꯌꯨꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ 70K ꯁꯨꯃꯥꯏꯅ ꯂꯩꯕ ꯑꯩꯉꯣꯟꯗꯕꯨ ꯄꯩꯁꯥꯅ ꯇꯥꯟꯅꯩꯌꯦꯕꯀꯣ ꯐꯖꯅꯕꯨ ꯍꯣꯠꯅ ꯇꯥꯔꯗꯤ ꯊꯥ ꯑꯝꯗ 20-30 ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ ꯂꯥꯛꯑꯦ ꯑꯩ ꯅꯪꯒꯤ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯑꯗꯨꯒ ꯑꯗꯨꯒ ꯑꯩꯅ ꯈꯜꯂꯤꯁꯦ ꯁꯥꯟꯅ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯑꯃꯒ ꯍꯧꯔꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯌꯥꯝ ꯇꯣꯏꯅ ꯊꯥꯒꯠꯇ꯭ꯔꯒꯁꯨ ꯄꯣꯠꯇꯨ ꯌꯥꯔꯦ ꯌꯣꯜꯂꯒ ꯌꯥꯔꯦ ꯅꯪ ꯀꯩꯝ ꯑꯗꯨꯃꯥꯏꯅ ꯋꯥꯔꯨꯅꯨ ꯇꯧꯒꯦ ꯌꯥꯔꯦ ꯈꯟꯕ ꯅꯪ ꯀꯩꯝ ꯋꯥꯔꯨꯅꯨ ꯁꯤꯗ ꯌꯥꯎꯔꯤ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯕ꯭ꯔꯗꯔ ꯉꯥꯛꯇꯅꯤ ꯌꯥꯏ ꯅꯪꯒꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯑꯗꯣ ꯅꯪꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯂꯤꯡꯛꯇꯨ ꯊꯥꯖꯤꯜꯂꯛꯑꯣ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯅꯪꯁꯨ ꯃꯌꯥꯝꯗ ꯂꯣꯏ ꯐꯣꯂꯣ ꯕꯦꯛ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝ ꯂꯣꯏ ꯐꯣꯂꯣ ꯇꯧ ꯇꯆ ꯂꯩꯔꯣ ꯑꯦꯁ ꯅꯪꯒꯤ ꯕ꯭ꯔꯗꯔ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯂꯩꯕ ꯐꯖꯅ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯔꯣ ꯅꯪꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯂꯤꯡꯛꯇꯨ ꯁꯤ ꯊꯥꯗꯔꯛꯑꯣ ꯑꯝꯇ ꯐꯣꯂꯣ ꯇꯧꯁꯜꯂꯣ ꯑꯗꯨꯒ ꯐꯣꯂꯣ ꯕꯦꯛ ꯅꯪꯁꯨ ꯑꯝꯇ ꯐꯣꯂꯣ ꯕꯦꯛ ꯇꯧꯔꯛꯑꯣ ꯃꯌꯥꯝꯗ ꯐꯣꯂꯣ ꯕꯦꯛ ꯇꯧꯕꯤꯈꯣ ꯁꯤꯗ ꯑꯗꯨꯝ ꯃꯦꯁꯦꯖ ꯑꯗꯨꯝ ꯊꯥꯖꯔꯛꯑꯣ ꯍꯥꯏꯔꯣ ꯅꯠꯇꯦ ꯁꯤ ꯊꯥꯖꯜꯂꯣ ꯁꯤ ꯑꯗꯨꯝ ꯊꯥꯗꯔꯛꯑꯣ ꯁꯤ ꯃꯦꯁꯦꯖ ꯊꯥꯗꯔꯛꯑꯣ ꯌꯥꯔꯦ ꯃꯌꯥꯝ ꯂꯣꯏ ꯌꯦꯡꯖꯔꯖꯅꯤ ꯁꯞꯄꯣꯔꯠ ꯇꯧꯅꯔꯒ ꯅꯪꯒꯤ ꯑꯦꯕ꯭ꯔꯤꯊꯤꯡ ꯁꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤꯅꯦ ꯃꯌꯥꯝꯗꯀꯣ ꯃꯨꯟꯅ ꯇꯥꯔꯣ ꯑꯉꯣꯅ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯍꯩꯔꯦ ꯑꯦꯕ꯭ꯔꯤꯊꯤꯡ ꯏꯚꯟ ꯏꯐ ꯃꯥ ꯋꯥꯛ ꯇꯧꯕ ꯆꯠꯄ ꯉꯝꯗ ꯇꯥꯔꯁꯨ ꯀꯣ ꯑꯗꯣ ꯃꯥꯒꯤꯁꯨ ꯏꯁꯣꯔꯅ ꯕ꯭ꯂꯦꯁꯤꯡ ꯑꯃ ꯄꯤꯔꯛꯏꯅꯤ ꯃꯥꯅ ꯁꯤ ꯂꯥꯛꯏꯁꯦ ꯃꯥꯒꯤ ꯕ꯭ꯂꯦꯁꯤꯡ ꯑꯆꯧꯕ ꯑꯃ ꯄꯤꯔꯒ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯣꯛꯂꯛꯏꯅꯤꯀꯣ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦꯕ ꯁꯤꯗꯩꯁꯦ ꯀꯩꯝ ꯑꯍꯦꯟꯕ ꯀꯩꯝ ꯂꯩꯇꯦꯕ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯆꯠꯄ ꯉꯝꯕ ꯈꯨꯠ ꯄꯥꯟꯕ ꯀꯥꯡꯕꯨꯅꯦ ꯑꯩꯈꯣꯏꯁꯦ ꯆꯠꯄ ꯉꯝꯃꯤꯕ ꯂꯣꯏ ꯇꯧꯕ ꯉꯝꯃꯤꯕ ꯀꯥꯡꯕꯨꯅꯦꯕ ꯁꯤꯗꯩꯁꯤꯗ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯍꯩꯒ ꯍꯩꯇꯦꯒ ꯇꯧ ꯂꯩꯕ
ꯑꯗꯒꯤꯗꯤ ꯀꯦꯟꯚꯥ ꯄꯥꯏꯕ ꯍꯩꯇꯕ ꯃꯌꯥꯝꯁꯤꯡꯁꯦ ꯀꯅꯥꯅꯣ ꯁꯤ ꯁꯣꯏꯁꯦ ꯀꯅꯥꯅꯣ ꯁꯣꯏꯁꯦ ꯀꯅꯥꯅꯣ ꯅꯣꯏ ꯁ꯭ꯂꯣ ꯆꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯍꯥꯏꯁꯦ ꯂꯔꯟ ꯁꯝꯊꯤꯡ ꯏꯟꯁꯄꯥꯌꯔ ꯑꯣꯏꯔꯣ ꯑꯩꯈꯣꯏꯅ ꯁꯣꯏꯔꯤꯁꯤꯁꯨ ꯌꯦꯁ ꯏꯟꯁꯄꯥꯌꯔ ꯑꯣꯏꯔꯣ ꯏꯟꯁꯄꯥꯌꯔ ꯑꯣꯏꯔ ꯃꯇꯨꯡꯗ ꯇꯝꯃꯣ ꯕ꯭ꯔꯗꯔꯗꯒꯤ ꯇꯝꯃꯣ ꯑꯗꯨꯒ ꯇꯧ ꯇꯥꯕꯅꯤ ꯑꯗꯣ ꯑꯃꯨꯛ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯑꯝꯇ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯊꯥꯗꯔꯣ ꯂꯤꯡꯛꯇꯣ ꯊꯥꯗꯔꯣ ꯑꯝꯇ ꯐꯣꯂꯣ ꯇꯧꯅꯒꯣ ꯃꯌꯥꯝꯗꯣ ꯂꯣꯏ ꯐꯣꯂꯣ ꯇꯧꯁꯜꯂꯣ ꯑꯝꯇ ꯇꯁ ꯂꯩꯌꯣ ꯍꯣꯏ ꯑꯩ ꯂꯤꯡ ꯑꯝꯇ ꯀꯣꯄꯤ ꯇꯧꯈꯤꯀꯣ ꯍꯣꯏ ꯑꯩ ꯐꯠꯖꯔꯛꯁꯦ ꯏꯆ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯃꯁꯦꯟ ꯁꯞꯄꯣꯔꯠ ꯇꯧꯅꯒꯗꯕꯅꯤ ꯑꯗꯨꯒ ꯆꯠꯃꯤꯟꯅꯒꯗꯕꯅꯤ ꯌꯥꯔꯦ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯂꯣꯏ ꯄꯥꯡꯒꯅꯤ ꯀꯩꯝ ꯋꯥꯔꯨꯅꯨ ꯌꯥꯔꯦ ꯑꯩ ꯊꯣꯛꯂꯛꯑꯀꯥꯟꯗ ꯅꯣꯏꯔꯣꯝꯗꯁꯨ ꯑꯩ ꯀꯣꯏꯔꯛꯀꯦ ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ ꯑꯉꯣ ꯇꯥꯕ꯭ꯔꯥ ꯑꯉꯣ ꯇꯥꯏ ꯇꯥꯏ ꯁꯥꯔ ꯅꯪꯉꯣꯟꯗ ꯑꯩ ꯀꯩꯅꯣ ꯇꯧꯕꯩ ꯋꯥꯟꯇꯦꯀꯣ ꯅꯪꯅꯦ ꯀꯩꯅꯣꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯦ ꯅꯪ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯪ ꯁꯦꯃꯤꯅꯥꯔꯒꯨꯝꯕꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯅꯪꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯦ ꯐꯔꯛꯇꯤ ꯈꯔ ꯇꯥꯏ ꯑꯗꯣ ꯌꯥꯗꯤ ꯑꯗꯨꯝ ꯌꯥꯅꯤ ꯌꯥꯅꯤꯀꯣ ꯅꯪ ꯂꯥꯛꯄ ꯄ꯭ꯔꯖꯦꯟ ꯑꯩ ꯅꯪ ꯄ꯭ꯔꯖꯦꯟ ꯑꯣꯏꯍꯟꯅꯤꯡꯉꯦ ꯑꯗꯨꯒꯤꯅꯤ ꯌꯥꯅꯤ ꯑꯩꯅ ꯑꯩ ꯁꯤꯜꯂꯨꯔꯥ ꯕꯕꯥꯒ ꯂꯥꯛꯄ ꯀꯃꯥꯏꯅ ꯌꯥꯕ ꯇꯧꯒꯦ ꯍꯥꯏꯕ ꯑꯗꯨꯗꯣ ꯍꯥꯏꯔꯛꯑꯣꯕ ꯂꯥꯛꯄꯩꯁꯦ ꯑꯩ ꯕꯕꯥꯒ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯅꯤꯌꯦ ꯌꯥꯏ 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 ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯌꯥꯏ ꯕꯕꯥꯒ ꯂꯥꯛꯃꯤꯟꯅꯔꯣ ꯑꯗꯨꯒ ꯑꯦꯇꯦꯟ ꯇꯧꯔꯣ ꯑꯩ ꯅꯪꯒꯁꯨ ꯈꯪꯅꯅꯤꯡꯉꯤ ꯅꯣꯏꯗꯁꯨ ꯑꯩ ꯂꯥꯛꯀꯦ ꯀꯣꯏꯔꯛꯀꯦ ꯍꯣꯏ ꯂꯤꯡ ꯁꯥꯔ ꯊꯥꯖꯤꯟꯈ꯭ꯔꯣ ꯂꯤꯡ ꯊꯥꯔꯛꯑꯣ ꯌꯥꯔꯦ ꯍꯣꯏ ꯃꯥꯏ ꯂꯤꯡꯛꯇ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯣ ꯁꯞꯄꯣꯔꯠ ꯇꯧꯔꯣ ꯐꯣꯂꯣ ꯂꯣꯏ ꯇꯧꯀꯣ ꯑꯗꯨ ꯅꯪꯁꯨ ꯐꯣꯂꯣ ꯕꯦꯛ ꯇꯧꯕꯤꯈꯣ ꯃꯌꯥꯝꯗ ꯂꯣꯏꯅꯃꯛ ꯍꯣꯏ ꯁꯥꯔ ꯑꯩ ꯂꯤꯡꯛ ꯊꯥꯖꯔꯛꯑꯒꯦ ꯍꯣꯏ ꯌꯥꯔꯦ ꯑꯗꯨ ꯌꯥꯔꯕꯣ ꯀꯩꯀꯩ ꯀꯣꯏꯁꯟ ꯂꯩꯒꯦ ꯂꯣꯏꯔꯕꯣ ꯁꯥꯔ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯥꯔꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯍꯥꯟꯅ ꯑꯩꯗꯣ ꯐꯣꯂꯣ ꯇꯧꯈꯤꯒꯦ ꯁꯥꯔ ꯑꯗꯨꯗꯨꯒ ꯑꯩ ꯈꯪꯗꯕꯗꯣ ꯁꯥꯔꯗ ꯑꯃꯨꯛ ꯍꯪꯖꯔꯛꯀꯦ ꯇꯧꯔꯣ 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 ꯑꯩꯒꯤꯗꯤ ꯐꯨꯜ ꯁꯞꯄꯣꯔꯠꯅꯤ 100% ꯁꯞꯄꯣꯔꯠꯅꯤ ꯑꯦꯅꯤ ꯇꯥꯏꯝ ꯌꯥꯔꯦ ꯂꯣꯏ ꯐꯣꯂꯣ ꯇꯧꯅꯔꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯦꯀꯣ ꯀꯣꯏꯁꯟ ꯂꯩꯅꯗ꯭ꯔꯦ ꯅꯆꯦꯟꯕ ꯀꯩꯅꯣ ꯇꯨꯝꯅꯤꯡꯉꯕ ꯍꯥꯒꯠꯆꯕ ꯈꯣꯠꯂꯤꯗꯨꯕꯨ ꯀꯩꯅꯣ ꯁꯥꯔ ꯑꯩ ꯀꯩꯅꯣꯗ ꯑꯣꯏꯅ ꯀꯝꯃꯨꯅꯤꯇꯤꯗ ꯊꯥꯗꯔꯛꯑꯒꯅ ꯀꯩꯅꯣꯗ ꯗꯤꯁꯀꯣꯔꯠꯇ ꯌꯥꯏ ꯑꯣꯏꯅ ꯌꯥꯏ ꯑꯗꯨꯁꯨ ꯌꯥꯏ ꯑꯗꯨꯁꯨ ꯌꯥꯏ ꯑꯗꯣ ꯐꯣꯂꯣ ꯇꯧꯕ ꯌꯥꯝ ꯌꯥꯎꯅꯈ꯭ꯔ ꯃꯥꯜꯂꯦ ꯑꯣꯜꯔꯦꯗꯤ ꯀꯩꯅꯣ ꯇꯧꯕꯤꯈ꯭ꯔꯦ ꯅꯪꯉꯣꯟꯗ ꯁꯤꯗ ꯀꯣꯄꯤ ꯊꯥꯗꯔꯛꯑꯦ ꯑꯗꯨ ꯅꯪ ꯇꯧꯕꯤꯈ꯭ꯔꯣ ꯌꯥꯔꯦ 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 ꯑꯣꯀꯦ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯤꯗ ꯑꯩꯈꯣꯏ ꯁꯃꯥꯞ ꯇꯧꯔꯁꯨ ꯌꯥꯔꯦꯀꯣ ꯉꯥꯏꯕꯗ ꯋꯥꯕ ꯃꯤ ꯍꯣꯏ ꯁꯥꯔ ꯌꯥꯎꯅꯔꯦ ꯍꯣꯏ ꯁꯃꯥꯞ ꯇꯧꯕ ꯁꯃꯥꯞꯁꯦ ꯀꯔꯝ ꯀꯥꯟ ꯇꯧꯗꯣꯏꯅꯣ ꯉꯥꯏꯕ ꯃꯤꯁꯨ ꯌꯥꯎꯅꯔꯦ ꯂꯣꯏꯅꯃꯛ ꯌꯥꯏ ꯀꯩꯅꯣ ꯕꯤꯁꯣꯔꯁꯤ ꯀꯥꯏ ꯂꯩꯔꯨꯔꯒꯦ ꯑꯩꯒꯤ ꯑꯩꯈꯣꯏ ꯃꯥ ꯂꯩꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣ ꯑꯣꯟ ꯑꯩ ꯋꯥ ꯍꯪꯒꯦ ꯑꯔꯣꯏꯕꯗ ꯑꯩꯒꯤ ꯂꯥꯏꯐ ꯀ꯭ꯂꯥꯁꯁꯦ ꯕꯣꯔꯤꯡ ꯆꯨꯕ꯭ꯔꯣ ꯀꯩꯗꯧꯒꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣꯅꯦ ꯎꯗꯦ ꯁꯥꯔ ꯅꯨꯡꯉꯥꯏ ꯆꯨꯗꯦ ꯁꯥꯔ ꯆꯨꯗꯦꯗ ꯁꯥꯔ ꯌꯥꯝ ꯆꯥꯛ ꯂꯣꯏꯅꯕꯨꯗꯤ ꯆꯠꯁꯤꯜꯂꯦ ꯂꯥꯝꯃꯛꯇ꯭ꯔꯗꯤ ꯁꯥꯔ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯖꯒꯥ ꯌꯥꯎꯔꯒꯗꯤ ꯑꯃꯨꯛ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯌꯦ ꯄꯨꯡ ꯆꯠꯄ ꯈꯪꯍꯧꯗꯦꯕ ꯑꯣꯀꯦ ꯌꯥꯔꯦ ꯑꯗꯣ ꯄꯨꯡ ꯆꯠꯄ ꯈꯪꯍꯧꯗꯕ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯑꯩꯈꯣꯏꯒꯤ ꯇꯥꯛꯁꯇꯣ ꯄꯔꯐꯣꯔꯝ ꯂꯣꯏ ꯇꯧꯔꯛꯑꯣꯀꯣ ꯁꯤ ꯂꯣꯏꯔꯒ ꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯐꯤꯗꯕꯦꯛ ꯇꯥꯛꯁꯇꯣ ꯊꯥꯗꯔꯛꯑꯣꯀꯣ ꯑꯜꯄꯦꯁ ꯅꯝꯕꯔ 1 ꯇꯥꯕ ꯑꯜꯄꯦꯁ ꯍꯥꯟꯅ ꯊꯥꯗꯔꯛꯑꯣ ꯑꯦꯛꯇꯤꯞ ꯅꯝꯕꯔ 1 ꯑꯜꯄꯦꯁ ꯍꯥꯟꯅ ꯊꯥꯗꯔꯛꯑꯣ ꯑꯩꯁꯦ ꯃꯃꯥꯡꯗ ꯊꯥꯗꯈꯤꯗ꯭ꯔꯦ ꯁꯥꯔ ꯌꯥꯒꯗ꯭ꯔꯥ ꯈꯟꯗ ꯚꯤꯗꯤꯑꯣ ꯅꯝꯁꯨ ꯐꯔꯛ ꯈꯤꯇꯪ ꯇꯥꯈꯤꯕꯀꯣ ꯑꯗꯩꯁꯤ ꯑꯩꯗꯤ ꯑꯗꯨꯝ ꯀꯥꯏꯗꯦ ꯑꯦꯛꯇꯤꯚ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯑꯒꯦ ꯀꯩꯝ ꯅꯪ ꯚꯣꯀꯦꯜ ꯑꯣꯏ ꯇꯧꯔꯁꯨ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯣ ꯁꯤ ꯑꯩꯅ ꯄꯤꯔꯤꯁꯦ ꯀꯣꯟꯐꯤꯗꯦꯟꯁ ꯇꯦꯁ ꯇꯧꯔꯤꯅꯦ ꯅꯣꯏ ꯃꯌꯥꯝꯁꯤꯡꯗ ꯂꯣꯏ ꯇꯧꯔꯛꯑꯣ ꯁꯤꯗꯤ ꯄꯔꯐꯣꯔꯝ ꯇꯧ ꯌꯥꯔꯦ ꯑꯩ ꯍꯥꯏꯅꯤꯡꯕ ꯌꯥꯝ ꯂꯩ ꯇꯥꯛꯅꯤꯡꯕ ꯌꯥꯝ ꯂꯩ ꯑꯗꯣ ꯍꯌꯦꯡ ꯍꯪꯆꯤꯠꯀꯤ ꯈꯔ ꯑꯃꯨꯛ ꯊꯝꯃꯁꯦ ꯌꯥꯝ ꯋꯥꯠꯂꯤ ꯇꯥꯛꯇꯧꯕ ꯔꯤꯁꯤꯔꯥꯖ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯇꯥꯔꯦ ꯁꯥꯔ ꯔꯤꯁꯤꯔꯥꯖ ꯐꯥꯏꯌꯔꯅꯦ ꯔꯤꯁꯤꯔꯥꯖ ꯑꯣꯄꯦꯟꯗ꯭ꯔꯖꯤꯠ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯁꯥꯔꯒꯤ ꯅꯝꯕꯔꯁꯦ ꯅꯤꯂꯀꯥꯟꯇꯗꯤ ꯑꯗꯨꯝ ꯂꯧ ꯌꯥꯅꯤꯀꯣ ꯃꯥꯅ ꯄꯤꯔꯛꯑꯅꯤ ꯌꯥꯔꯦ ꯍꯣꯏ ꯌꯥꯔꯦꯀꯣ ꯑꯣꯀꯦ ꯊꯦꯡꯛ ꯇꯥꯔꯦ ꯌꯨ ꯁꯥꯔ ꯒꯥꯏꯁ ꯃꯤꯗꯥꯟꯗ ꯕꯥꯏ ꯕꯥꯏ ꯕꯣꯔꯤꯁ ꯕꯥꯏ ꯕꯥꯏ एवरीवन अर्जुन बाय बाय दिनेश बाय बाय